Hello guys, camera on loin tawbirone. Hello guys, camera on loin tawbirone. Your business is bound to fail if you do not stop doing these three things. First, Hello guys, camera on loin tawbirone. your business is bound to fail if you do not stop doing these three things. First, Me canta. Yes sir. Yes sir. Live hold. Are we live now? Yes. Link thadukibꯤ ꯌꯥꯔꯦꯀꯣ ꯑꯗꯨꯗꯤ. Yare sir. Okay. Yes. Live hold. Are we live now? Yes. 이거 토이드 그이노. Me canta. Yes sir. ꯂꯣꯏ ꯌꯥꯔꯦꯀꯣ. Everything okay ꯑꯣꯏꯔꯦꯀꯣ. ꯑꯗꯒꯤꯗꯤ member ꯂꯣꯏ ꯁꯨꯔꯕꯣ? Member se changak tawbo wale khara. Kiba Alpesh. Lói sulamda. Wale sir. Okay. Happy birthday. Ahí sale, ahorita no
ꯂꯣꯏ ꯁꯨꯔꯕꯅꯦ ꯀꯥꯟꯗ ꯍꯧ ꯌꯥꯔꯕꯣ Shall we start ꯃꯤꯁꯦ ꯑꯅꯤ ꯐꯥꯔꯁ ꯐꯦꯁꯀꯤ ꯃꯣꯏ ꯑꯍꯨꯝꯃꯨꯛ ꯃꯥꯜꯂꯦ ꯁꯥꯔ ꯈꯪꯖꯔꯖꯅꯤ ꯑꯇꯣꯞꯄ ꯂꯣꯏꯅ ꯀꯦꯃꯦꯔꯥ ꯂꯣꯏ ꯑꯣꯟ ꯇꯧꯔꯛꯑꯣ ꯌꯥꯔꯦ ꯃꯤꯅꯤꯠ 5 ꯉꯥꯏꯒꯤꯁꯦ 5 minutes ꯋꯥꯠꯂꯤꯕ ꯌꯥ ꯁꯥꯔ ꯍꯥꯏꯕꯤꯌꯨ 5 minutes ꯉꯥꯛꯇꯪ ꯉꯥꯏꯈ꯭ꯔꯣ ꯌꯥꯔꯦ ꯑꯣꯀꯦ ꯅꯤꯂꯀꯥꯟꯇ ꯃꯦꯝꯕꯔꯁꯤꯡꯁꯦ ꯃꯃꯤꯡ ꯑꯝꯇ ꯂꯣꯏ ꯀꯩꯅꯣ ꯑꯩꯉꯣꯟꯗ ꯂꯣꯏ ꯑꯝꯇ ꯎꯍꯟꯕꯤꯔꯛꯑꯣ ꯑꯣꯀꯦ ꯁꯥꯔ ꯑꯣꯀꯦ ꯂꯣꯏꯅ ꯀꯦꯃꯦꯔꯥ ꯂꯣꯏ ꯑꯣꯟ ꯇꯧꯕꯤꯔꯛꯑꯣ ꯑꯣꯀꯦ ꯃꯤꯁꯇꯔ ꯑꯜꯄꯦꯁ ꯃꯤꯁꯇꯔ ꯀꯦꯕ ꯌꯥꯔꯦ
Rahul Huidrom. Okay. Rishiraj, Vidyananda, Arjun, Rusdan, Robert की game udre. Tabra Robert ay haja. Nalaganda Robert tumta. Sir, maise front camera do yade na hai. Okay. Yeah. Kano live chakrabo. Live ta lay. Okay. Yeah. Aina haidu ji ko quite first. Sir, I camera. Hairo. Network se kitang nuai halu ko network to kitang nuai sadan payo. Sajid. Be patient. Ain torok kani de torok ni ko khang ba katang ngai ba kalu. Loi shema kani mathang ai loi shema kani. So ngai tam ni matam kitang ngai tam macha ma suna te si po se sem da matam gyam changi ni ko duna habi noi da kamai phangan ga da kamai to guda ge have se no moda loi ga da po na te adu do yam fai nangi khang kalu yam fai ko do nangi habi nangi eagerness to fai ba adu khang ma kitang kallo. Okay. Aina mayam to ji khai du se everyone da kiba camera do on to kaino. Okay. Aina ji hai du se ngasi aina pi duriba quite first da High Achievers University ki maram da kamaina work tawni kamaina kai dawni ha ja I loina noi mayam da loi hairake sei je fazana munna tawro nelaga record taw ko. Okay, sir. Sei je munna loi tawro ai ngasi hai du mayam sing je kamai tawduino kamai process tawduino kai dawbai da mukta High Achievers University se kai dawbagi da mukta maru oino kai dawbai da mukta si je different oino mayam dagi adagi di High Achievers University yawbuda kai gi kanari no haibase ai ngasi mayam da loi share torke fazana yengo ko aduga si je khango High Achievers University je just Manipur gi khatang na te tawdu je High Achievers University gi dream je am chaw si gi pot se all over Northeast entire Northeast cover torok tu ni so aduna munna taro quite first da aina haidu je nakanta presentation do no the link le de kenon to share toro quite first ki presentation do. So why High Achievers University? Muna tau ko. High Achievers University je kai damu ta ina hodora ino have quite first ai harake. Quite first da aina si changpa matam da ekoi gi aina business changpa matam da dagi anything ain torpa matam da ekoi gi North East always maning hanba kya ama thengnare adagi di isa gi iramdam Manipur su maning hanba kya amne thengnari ma'am sing je ko. So CGG problem is somewhat solved on a High Achievers University how do in it. So High Achievers University is a kind of way the Sigi University how do in a come can Nahana who do pay up or how do is a gay in Hamatamda. Quite first preparation amachangi. At the same time, Ichino Kiama, a photo the coaching program, a photo on the Bakam lay. Adugi the Matane Queen High Achievers University built away. Ishana learn Torga, Ishana grow to Nava Ishana, Stegi Lambel, Sema, Ishana Tolak Nava in a Sigi High Achievers University is a loan story in it. So next, and the slide to change on the. So, quite first, me be am na high ko. Me kram na high. Mindset have the importance with the high. Kram na high ko. Mindset have motivation have adu ada have pose discipline have pose important with the unit only skills have. Ay nga si ira pigeba. No me marak to ko. Skills to fana loy tamuro skills no tamning ba skills loy tamuro. Mindset yaw da bida motivation yaw da bida discipline yaw da bida amtang tho. Tha hung paisa ta ni ba. Tha hung gi matung na ko no give up to gi ngasi video se sijina punamaki proof ne ai ngasi hairami je noi mindset right mindset laitana motivation yaudana adagi discipline yaudana thaba amta tawba noi result kharam urangane du long term the result fangba sungam ngamoy yarba noi marakta yarba smain tawba anyone right mindset laitab dagi thabakti hawjaluba
ꯃꯤꯅ ꯇꯧꯅꯩ ꯍꯥꯏꯗꯅ ꯑꯗꯨꯕꯨ ꯔꯥꯏꯠ ꯃꯥꯏꯟꯁꯦꯠ ꯂꯩꯇꯕ ꯑꯗꯨ ꯂꯩꯇꯅ ꯀꯣꯃꯦꯟꯇ ꯊꯥꯗꯔꯛꯑꯣ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯔꯥꯏꯠ ꯃꯥꯏꯟꯁꯦꯠ ꯂꯩꯇꯗꯅꯗꯒꯤ ꯃꯣꯇꯤꯚꯦꯁꯟ ꯋꯥꯠꯄꯗꯒꯤ ꯗꯤꯁꯤꯄ꯭ꯂꯤꯟ ꯂꯩꯍꯧꯗꯕꯗꯒꯤ ꯈꯣꯡꯊꯥꯡꯗꯤ ꯊꯥꯡꯖꯜꯂꯨꯔꯕ ꯑꯗꯨꯗꯒꯤ ꯒꯤꯞ ꯑꯞ ꯇꯧꯔꯛꯄ ꯀꯅꯥ ꯀꯅꯥ ꯌꯥꯎꯏ ꯏꯐ ꯑꯦꯅꯤ ꯋꯥꯟ ꯀꯣꯃꯦꯟꯇ ꯊꯥꯔꯛꯑꯣ ꯌꯦꯁ ꯍꯥꯏꯅ ꯀꯣꯃꯦꯟ ꯊꯥꯔꯛꯑꯣ ꯌꯥꯎ ꯇꯥꯔꯗꯤ ꯅꯣ ꯍꯥꯏꯕ ꯀꯥꯡꯕꯨꯗ ꯅꯣ ꯍꯥꯏꯔꯣ एक्टिव ओके 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 थैंक यू एवरीवन मुन्ना तारो अदुना अखोगी माइंड से हाना पूरा सेंगदोकपम दरकार तायबको माइंड से हाना अखोइना माइंड से क्लैरिटी वांगनब अदगिदे अखोइन तौदोइ थबक से कई नो हाय पोसे सिजे मसक मुन्ना खंगबा चत्तोरि मफम से काइदनो डेस्टिनेशन से काइदनो विजन से कइनो एवरीथिंग सिजे हाना फाजना क्लियर ओइबम दरकार तायबको आइङोंदा वर्क तौ तारदी अइङोंदा नहान कइनोमना हंगे मी अमना अइङोंदा हंगेबा ममिंग दे पल्लरोइगे माना अइङोंदा हंगे माइंडसेट का कइनोगा से बिलीविंग इन योरसेल्फ से सिजिना इनफ ओइब्रा हंगे माइंडसेट का बिलीविंग इन योरसेल्फ से इनफ ओइब्रा हंगे अदो अइना हारकदुइसे माइंडसेट से बिलीविंग इन योरसेल्फ से सिजिना कनागुमगी वर्क तौद्रे हाबजे सिजु अइ हारके 100% आइगी दमक्ता सिजे इनफ ओइ माइंडसेट बिलीविंग इन योरसेल्फ प्लस एक्शन अहुमजे पुल्ला चतकदब राइट माइंडसेट हान लेगदब नन हजि थबक तौदोरी पोस्ट क्वाइ फर्स्ट राइट माइंडसेट प्रोपर माइंडसेट अइन चतोरीजे कइनो अप्स एंड डाउन मैम सिंजे कई कइनो थेंगनदोइसे फेलियर सिंजे कई कइनो हाबजे मसक उन्ना फजना हाना लोइमा खंग ताजु खरा हाना खंगबम दरकार ताइ सो अदुना ngasiजे अइन मैम दा हाइजे नोइ मैम दा हाइजे माइंडसेट से सिजे लेरा कांदा इसाना इसा थाजबम दरकार ताइ नंग नसाना सा थाजद्रबा कनांतरा नंगोंदा थाजररोय सिमा खंजनबियो नसाना हान थाजगदा मी हाबजि पुनम हायकनि नंगोंदा नंग ngasi हायकैबा ए नंदी मणिपुर द पोकपनि नंग कमायना ऑनलाइन बिजनेस तौदुनो कमायना नंग बिजनेस सेटअप तौदुनो कमायना नंगना एंटरप्रेन्योर अम ओइरतुनो कमायना नंग करोड़पति ओइदुनो कमायना लाखपति ओइदुनो कमायना नंग मिलियनेयर ओइदुनो सिदि अमेरिका द पोकप मीना तौगदबनी हाइब वाहि सिंगे हायकनि सी मतमजिदा नंगी माइंड द स्लाइटली नंग यइनी बक यइनी नंगी माइंड द कइनो मा हाइजे कोई सदी गवर्नमेंट जॉब खतने इंजीनियर खतने डॉक्टर खतने प्राइवेट जॉब खतने सी खतने कोई हिंगबे याय हेते नंगोंदा हायकनि बसीजे अइ हायकदुइसे सी मसागी मोइना खंजब मोइगी रिफ्लेक्शन एम नंगोंदा हायकदुइसे अदु मतमदा नंगना अदुदने माइंडसेट आइजे अदुदा नंगोंदा येहेल्लकांदा अस अइ तौदुइसे ओइदुइ मानदेदा हाइबा पोचे सी कनागी असोइबन नंगना सागी असोइबने सिदु ओइदुइसे ज्ञान ताब्रा अइना हाइ पोचे ज्ञान तादी यस हाइरो कमेंट यस और नो ज्ञान तादमिना नो हाइरो को हाइजलकनो अइंगोंदा नो दी नो यस दी यस ओके थैंक यू अदुना नंगी मीना फना हायक ताजु स्टोर्म क्याम लाक्ता ngasi जो अइंगोंदा हाइब ngasi जो अइंगोंदा मियोय क्याम हाइ ngasi जो हाइबदी ngasi मक नते को हजिकी जनरेशन दजु अइना सुमाइन ला मतमदा सुमाइन इसागे लंबेल सेमा मतम थाउदा मियोय क्याम थेंगनैब मियोय सिंगना हाइब ए थबक अमा तहरगदी हेना फई हाइब सो आई रिस्पांस पीदे मोय कइदो बोय रिस्पांस पीदोनो कइगिनो हाइ मतमदा मागी माइंड दुने माना इंगोंदा एक्सप्लेन तौरइसे मागी माना खंजब मागी इनसिक्योर ओइबा मा मसागी पिक्चर बो वखंदा इंगोंदा शेयर तौरइने बट आइगी माइंड दि तोंगाले अइना चतकदोरिबा विजन जे तोंगाले अदुना सिगी माइंड से नोइदसु सिगी वीक माइंड नतब स्ट्रोंग माइंड से हाना चेनबम दरकार ताइबा बिजनेस हाइबसे अनप्रेडिक्टेबल ने हयेंग कई ओइनी हंचित कई ओइनी हौजिक कई ओइनी मिनिट मंगाई मतुंदा कई ओइनी हजन केम खंग मरते अदुना सी मैम से थेंगनागे हाइतारदी ख्वाइ फस नोइने देजु उरमगनीबा ए मानादी थाम मा 50,000 तानग्रे 1 लाख तानग्रे 2 लाख तानग्रे नोइना माइगोंदगी येंग मतमदा ngatangi इंस्पायर ओइरमगनीबा व्हिच इज गुड अदुगी इंस्पिरेशन दो याम कुइना खांग ओइब कइगुंबा नंगोंदा माइंडसेट से राइट ओइदा तारे अदुगी कइनोजे नंगना खतंग चंगजल आकांदा ए मान तालीजे कमाइना नु हाइ पोजे चंगा पैसादा नंगना पैसादा खल्ला चतलानि नंगे दुम अल्टीमेटली एट द एंड ऑफ द डे यू विल गिव अप नंगा हाइदुजे अदुना सिगी दमक्तने हाई अचीवर्स यूनिवर्सिटी दा तौदोइ मैम सिंगे नंगी माइंडसेट से फेस बाय फेस एवरीथिंग नोइगी माइंड सिंगे लोइमक से चंगहलकनी फाइ फर्स्ट फेस बाय फेस हाइदी माइंड से कमाई तौर क्लियर तौरकनी माइंड अइना वर्क तौहलकपा अइ सामक्ता अप्लाई तौबा पोतसिंग रेने पिरकदुसे माइंड से कमाइना कोइ वर्क तौहलकनी कमाइना हाई अचीवर्स की माइंड से चलकनी हाई अचीवर्स हाइबसे नंगना अचीव तौदोरि पोतसे क्वाइ फर्स्ट नंगी माइंड हाना अचीव तौबम दरकार ताइ ज्ञान ताब्रा सजेत अइना हाइजे क्वाइ फर्स्ट नंगी माइंड से सिदैजे हाना अचीव तौहनगदबने अइना होटलिबा पोतसे अइगी विजन से चत्तोरि पोतसे सिजे माइंड सम व्हाट नंगी माइंड खर लेतबा सुंया यादे तौदोरि पोतसे अदुगा मतम नाइबा हाइबदी नंगना हेंग अइ था मंगादा पामे था मंगादा ओइदबे याइ दैट्स ओके था मंगादा नंगना पामा पोतसे ओइदबे याइ दैट्स ओके
kem kai bale sei nang na frustration wang bai darka ta de stress wang bai darka ta de depression chalan bai darka ta de it's normal adubu nangi thought se sina powerful bai chang de ke do ga matam da nang na pamjari ba time frame du do oidra maksu nang na hotna ba lep ta di consistency je lai ta di ko tha manga da pam ba pot se tha tare to work pasu hai or tha manga mamang do work pasu hai or chahi ma gi matung do work pasu hai but give up to guitar di tha manga da phang de na give up to guitar di mangja du nang khatane mangja du gyan dai ko arjun ai haije so aduna khwai first ta aina mayam da haidu je mindset strong mindset nufa moina pok tar di nupi moina pok tar su mindset se pura right mindset ta lehen yari ngai mindset se pura positivity ne sarang to honga da aduga always positive ogi have you de ko have the negative black tar su it's okay aduga accept to gotam aduga mind se yari ngai positive ohen have the healthy health wang khadan ba dagi di sagi you know vision je tonga lakpa vision je tonga na set up torok pa dagi di mind je different oina honar pa adu kan ne koi society in chokol ka dui same thing da koi na same pot sum yeng lai tar chokot ka dro koi chokot ka dro chumi ko so aduna mind se sigi phase alignment phase se yam important oi ba aduna koi alignment phase se hana focus to bom darka ta yeba ko so nelagan da slide am tang change to so aina high achievers university je kaigi damak to no high pa da ai ha ke north east ki damak ta to je kaigi no hai matam da ai ha ke ai khoi gi north east se hojik aina nahan thi ba ina ko north east ta financial podcast se kana kana lai ge na north east da ina search to web financial podcast se north east ta laibra ina ko ti thi matam da ama faw da fajana to bam da chong thok te financial podcast ai tage na ai khoi gi north east ki hindi da or manipuri da oi tar so ai tage na ai chang matam da ingon da amata thingna de si thingna dri se kai gi no hai matam da ai khoi gi knowledge yam wat li ba khoi se maning de yam ne ma ga lai ri ba khoi se mi na khoi na tari se mapan dai khoi na mapan dai consume to ba mapan gi mi sing na ngang ba mapan gi mi sing na share to ba pot se ne khoi na ji low ri myam sing se but adu isa gi iram dam da thoi ba reality oi ba pot se kamaina si da gi transform to ni hai ba pot se de khoi amata yeng dri khoi amata yeng dri ba si gi pot sing ji aduna aina hairka doise sije hojik se everyone nang manipur da pokera adagidi nang tripura da pokera adagidi arunachal da pokera assam da pokera adagidi sikkim da pokera it doesn't even matter hojik mindset se khoi gi mindset se sije evolve when bam darka tai mind se evolve wera ka nang ngasi hojik khalam be bo khanda mayam na paisa ta naraga aina paisa tan bangam dri se kai gino nasana sada hang ba yaw gra ba si question se hang ba yaw ta di yes or comment yes or no comment hang ba yaw gra ba si question je okay answer pi ngam bra yes or no yes okay no adune adune ina har ka dui adu kai gino ai har ke answer pi bangam dri su kai gino adagidi answer pi bangam ba kangbu gi su yam fai adu ko pisa tan bangam dri se tai kem gi nakte Why first study nangi knowledge se si hana upgrade to bam darka tai knowledge se upgrade to the tardi nang kem ta ubanga moy nang same thing manipur to riba dagi north east to riba thabam to mutam da e si grocery store je hang do no disrespect adagi di ai si thabak se to roge gari karba to roge si to roge si gi cycle dum le kani no disrespect kana da disrespect to de ko si gi pocha dubu si gi cycle sum repeat to le ni but dubu nangi mind je hang do ra akanda new way of thinking je pora akanda kamai to na paisa tan be kamai to na igi business se hodok pe samna hai matam da noi mar ka teacher ma yaw re hai je koi manipur da si teacher ma yaw re hai je teacher je ma je physics te am hai re hai je ma physics se tuition to raga ma pham de ma pham chat laga ma tha da pa lising ahum lising manga lising tara talam gani but aina hai du je sigi lising tara je lak ama olam na matam changoi tha da lak ama olam na matam changoi lak tara olam la ko matam changoi kai gi matam changoi du je hai matam da opportunity cha duki matik ngai mana language sai raba mama sagi communication skills se wang aba adagi di mana online da mana putho panga ma ba de online gi students ke am tak panga mak tar di mana hana 10000 ta am po to 1 lakh convert to ko se am line convert to kani different places ta gi student ke am join to kani adubu si to dri se kai gi no hai matam da knowledge what pagine
ꯅꯣꯂꯦꯖ ꯋꯥꯠꯂꯤꯁꯦ ꯀꯩꯒꯤꯅꯣ ꯀꯤꯁꯨ ꯀꯤꯕ ꯃꯁꯥꯗ ꯍꯥꯏꯕꯗꯤ ꯁꯤꯕꯨ ꯑꯩꯅ ꯇꯧꯔꯒ ꯁꯣꯏꯒꯗ꯭ꯔꯥꯅꯦ ꯁꯨꯃꯥꯏꯅ ꯇꯧꯒꯗ꯭ꯔꯥꯅꯦ ꯈꯤꯇꯪ ꯁꯣꯏ ꯇꯥꯕꯅꯦ ꯑꯗꯨꯕꯨ ꯃꯥꯏꯟꯁꯦ ꯑꯞꯒ꯭ꯔꯦꯗ ꯇꯧꯔꯛ ꯇꯥꯔꯗꯤ each and every one of us can make money ꯍꯥꯏꯕꯁꯤꯅꯦ ꯑꯩꯅ ꯍꯥꯏꯔꯛꯀꯗꯣꯏꯁꯦ ꯑꯗꯨꯅ everyone ꯅꯣꯏ ꯉꯁꯤ ꯌꯥꯎꯔꯤꯕ batch 1ꯒꯤ ꯀꯥꯡꯕꯨꯁꯤꯡꯗ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯗꯣꯏꯁꯦ everything ꯑꯩꯅ ꯄꯤꯔꯛꯀꯗꯣꯔꯤꯕ course weekly meetup seminar excuse ꯑꯝꯇ ꯄꯤꯕ ꯌꯥꯔꯣꯏ no excuses ꯌꯥꯔꯕ ꯌꯥꯗꯕ꯭ꯔꯥ no excuses yes or no excuses where is Rahul Rahul taiko Rahul Hidrom taiko no excuses off can I noise off you no excuses excuse have a pot se sungi pi ba sunga yadre hojik so aduna ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯗꯣꯔꯤ ꯃꯌꯥꯝꯁꯤꯡꯁꯦ ꯁꯝꯅ ꯍꯥꯏꯕ ꯃꯇꯝꯗ ꯀꯦꯕꯅ ꯑꯗꯒꯤꯗꯤ ꯔꯣꯕꯔꯠꯅ ꯑꯗꯒꯤꯗꯤ ꯅꯤꯂꯀꯥꯟꯇꯅ ꯇꯧꯕꯤꯕ ꯑꯗꯒꯤꯗꯤ ꯔꯥꯍꯨꯜꯅ ꯇꯧꯔꯛꯀꯗꯣꯔꯤꯕ ꯔꯤꯁꯤꯔꯥꯖꯅ ꯇꯧꯔꯛꯀꯗꯣꯔꯤꯕ ꯑꯗꯒꯤꯗꯤ ꯕꯤꯗ꯭ꯌꯥꯅꯟꯗꯅ ꯇꯧꯔꯛꯀꯗꯣꯔꯤꯕ ꯑꯗꯒꯤꯗꯤ ꯑꯔꯖꯨꯟꯅ ꯇꯧꯔꯛꯀꯗꯣꯔꯤꯕ ꯑꯗꯒꯤ ꯑꯜꯄꯦꯁ ꯔꯤꯗꯝ ꯔꯨꯖꯗꯥꯟꯅ ꯇꯧꯔꯛꯀꯗꯣꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯁꯥꯖꯤꯠ ꯈꯥꯟꯅ ꯇꯧꯔꯛꯀꯗꯣꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯁꯤꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯗ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯠ ꯑꯣꯏꯔꯛꯀꯗꯣꯏꯅꯦꯕ contribution ꯑꯣꯏꯔꯛꯑꯀꯥꯟꯗ ꯑꯩꯈꯣꯏ ꯁꯣꯁꯥꯏꯇꯤꯗ ꯉꯁꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯒꯤ ꯑꯋꯥꯕ ꯊꯦꯡꯅꯔꯤꯕ ꯑꯗꯒꯤꯗꯤ ꯃꯅꯤꯡ ꯍꯜꯂ ꯂꯩꯔꯤ ꯃꯌꯥꯝꯁꯤꯡꯅ ꯁꯝ ꯋꯥꯠ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯁꯣꯜꯕ ꯇꯧꯕ ꯉꯝꯃꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯅꯅꯦ ꯍꯥꯏ ꯑꯆꯤꯚꯔꯁ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯗꯨ ꯃꯇꯝꯗ ꯃꯅꯤꯄꯨꯔꯗ ꯁꯥꯏꯟ ꯇꯧꯔꯛꯑꯀꯥꯟꯗ ꯍꯌꯦꯡ ꯃꯅꯤꯄꯨꯔꯗ ꯁꯥꯏꯟ ꯇꯧꯕ ꯉꯝꯃꯛꯑꯀꯥꯟda ꯏꯁꯥꯒꯤ ꯏꯔꯝꯗꯝꯗ ꯁꯥꯏꯟ ꯇꯧꯕ ꯉꯝꯃꯛꯑꯀꯥꯟda ꯏꯁꯥꯅ ꯏꯁꯥꯕꯨ ꯁꯦꯝꯕ ꯉꯝꯃꯛꯑꯀꯥꯟda ꯄꯩꯁꯥ ꯊꯣꯛꯂꯛꯑꯀꯥꯟda then ꯃꯤꯁꯤꯡꯗ ꯊꯕꯛ ꯄꯤꯕ ꯉꯝꯃꯅꯤ ꯊꯕꯛ ꯄꯤꯕ ꯉꯝꯃꯛꯄ ꯍꯥꯏꯕꯁꯦ ꯁꯝ ꯋꯥꯠ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯁꯣꯜꯕ ꯇꯧꯔꯛꯀꯗꯣꯏꯅꯦꯕ that's the mission of high achievers university so it's time for Manipur to shine it's time for Northeast to shine yan taiko yes or no yan tai tade yes or no Ridam gyan tabra Nilakanta slide please change ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯈ꯭ꯔꯦ change ꯍꯥꯏꯕꯁꯤꯗꯤ ꯃꯊꯧ ꯌꯥꯝ ꯇꯥꯏ ꯅꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯦ ꯑꯃꯨꯛꯇꯪ ꯍꯥꯏꯔꯣ change ꯇꯨꯝꯇꯪ ꯍꯥꯏꯒꯠꯂꯣ change ꯇꯨꯝꯇꯪ ꯑꯩ ꯍꯥꯏꯔꯛꯀꯦꯀꯣ ꯑꯔꯖꯨꯟ ꯀꯩꯒꯨꯝꯕ ꯄꯩꯁꯥ ꯇꯥꯟꯕ ꯉꯝꯗ꯭ꯔꯕ ꯁꯖꯤꯠ ꯀꯩꯒꯨꯝꯕ ꯄꯩꯁꯥ ꯇꯥꯟꯕ ꯉꯝꯗ꯭ꯔꯕ ꯕꯤꯗ꯭ꯌꯥꯅꯟꯗ ꯀꯩꯒꯨꯝꯕ ꯒ꯭ꯔꯣ ꯇꯧꯕ ꯉꯝꯗ꯭ꯔꯕ ꯔꯤꯗꯝ ꯔꯨꯖꯗꯥꯟ ꯑꯜꯄꯦꯁ ꯑꯗꯒꯤꯗꯤ ꯀꯦꯕ everyone Rahul grow ꯇꯧꯕ ꯉꯝꯗ꯭ꯔꯕ what do you need change ꯀꯔꯝꯕ ꯃꯈꯜꯒꯤ change ꯅꯣ right way ꯗ best way ꯗ ꯅꯪꯅ ꯀꯃꯥꯏꯅ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄꯣꯖꯤꯁꯟꯁꯤꯗ ꯁꯦꯝ ꯁꯔꯀꯜꯗ ꯁꯨꯝ ꯐꯝꯃꯒ ꯁꯣꯐꯥꯗ ꯐꯝꯃꯒ ꯁꯤ ꯃꯐꯝꯁꯤ ꯂꯩꯔꯒ ꯑꯩ ꯅꯣꯡꯃ ꯄꯩꯁꯥ ꯇꯥꯜꯂꯛꯀꯅꯤ ꯍꯥꯏꯕꯗꯨ ꯁꯨꯡꯌꯥ ꯌꯥꯕ ꯅꯠꯇꯦꯕ ꯑꯩ ꯅꯣꯡꯃ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯃ ꯑꯣꯏꯅꯤ ꯑꯩ ꯅꯣꯡꯃ ꯑꯣꯟꯇꯔꯄ꯭ꯔꯤꯅꯔ ꯑꯃ ꯑꯣꯏꯅꯤ ꯍꯥꯏꯕꯗꯨꯗꯤ ꯚꯥꯞꯅ ꯗꯣꯂꯥꯟ ꯁꯥꯕꯒ ꯆꯞ ꯃꯥꯟꯅꯩꯌꯦꯕꯀꯣ ꯑꯩꯅ ꯍꯥꯏꯔꯛꯇꯣꯏꯁꯦ ꯑꯗꯨꯅ ꯌꯥꯝ ꯗꯔꯀꯥꯔ ꯂꯩꯁꯦ ꯑꯦꯛꯁꯟ ꯗꯔꯀꯥꯔ ꯂꯩꯌꯦꯕ ꯔꯤꯁꯛꯁꯨ ꯈꯔ ꯂꯧ ꯇꯥꯕꯅꯤ ꯑꯦꯛꯁꯟꯁꯨ ꯂꯧ ꯇꯥꯕꯅꯤ ꯐꯦꯜꯁꯨ ꯈꯔ ꯑꯣꯏ ꯇꯥꯕꯅꯤ ꯑꯗꯒꯤꯗꯤ ꯂꯩꯇ꯭ꯔꯁꯨ ꯑꯋꯥꯕ ꯈꯔ ꯈꯥꯡ ꯇꯥꯕꯅꯤ ꯀꯝꯐꯣꯔꯠ ꯖꯣꯟꯗꯩ ꯊꯣꯛꯂꯛ ꯇꯥꯕꯅꯦꯕ ꯅꯠꯇ ꯇꯥꯔꯗꯤ ꯆꯦꯟꯖ ꯁꯨꯡꯇꯧ ꯇꯧꯗ ꯇꯥꯔꯗꯤ ꯄꯩꯁꯥ ꯁꯨꯡꯂꯥꯛ ꯂꯥꯛꯑꯣꯏ ꯄꯩꯁꯥ ꯁꯨꯡꯂꯥꯛ ꯂꯥꯛꯑꯣꯏ ꯒ꯭ꯔꯣ ꯇꯧꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯍꯩꯅꯗ ꯇꯥꯔꯁꯨ ꯑꯗꯒꯤꯗꯤ ꯑꯣꯄꯦꯟꯗ꯭ꯔꯖꯤꯠ ꯇꯥꯏꯀꯣ ꯑꯩꯅ ꯍꯥꯏꯖꯦ ꯍꯩꯅꯗ꯭ꯔꯁꯨ ꯍꯩꯅꯗ ꯇꯥꯔꯁꯨ ꯆꯦꯟꯖ ꯇꯧꯅꯕ ꯍꯣꯠꯅꯒꯗꯕꯅꯦ ꯃꯥꯏꯟꯁꯦ ꯍꯥꯏ ꯑꯆꯤꯚꯔ ꯁꯤꯒꯤꯗꯃꯛꯇꯅꯦ ꯍꯥꯏ ꯑꯆꯤꯚꯔꯁꯦ everyone ꯉꯁꯤ ꯑꯩꯅ ꯍꯥꯏꯖꯤꯅꯤꯀꯣ each and every one of you ngasi tawrakpa action pangthorakpa thabak khalakpa wakhan adagi change tawrakpa step loba singje high achievers amoina tawrakadaba yabra yadabra adu singdo akoi marakta yanabam purakna se yanabra yanadabra hairo yes or no okay. Every challenges community manungda pigadoriba ngasi high achievers university ki community manungda pigadoriba challenges adagidi tawgodoriba thabak थारक्कदोरिबा कोर्स मैम सिंगजे हाइजन मनतब येंगदंग येंगा अदुम फमुंग तुम लेबिदो नतब अदुम आइसु पाम पामद्रे येंगदंग येंगा फमुंग तुम लेतारदी अदुम खांकनी अदुम खांकनी कनाना एक्शन लवी कनाना तवी तौदे कनाना येंगी येंगदे अदुम लाइन खांकनी को रिवार्ड खरा फंगनबई दमकता आई कंप्लीट ओइरे तौग तौरकोन अदुम सुंया यारोय अदुम आई अदुम फारकनी हेंग चेक तौरकन अदु फा तारदी यू विल बी टर्मिनेटेड फ्रॉम HA forever अदुदा बैन तौगरनी अदुम फजन खांग अदुना चेंज से मथौ ताई अफबगीदमक चेंज तौसी अखोई अफबगीदमक थबक तौरग अफब चौखटनब पुरकनब होनसी अदुकान अखोई मैम नोई अखोई मैम सिंजे तौमिनदना कनामतना अखोई ग्रो तौमंगदमते अखोई लेबाक्स और नॉर्थ ईस्ट सो नेक्स्ट नेलकांदा दिस स्लाइड्स अदुना अर्जुन उपेंद्रजीत कैमरा ऑन तो राहुल काय लेगरगे मी यामंद्रिजे आई लोई येंगेको अदुगिनि मी यामंद्रिजे लोई येंगनमने मी यामंद्रिजे अदुना अर्जुन उपेंद्रजीत
Rusdan ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯅꯣꯏ ꯈꯪꯉꯦ ꯑꯩ ꯈꯪꯉꯦ ꯑꯩ ꯐꯤꯜ ꯇꯧꯕ ꯉꯝꯃꯦ as a brother ꯃꯩꯇꯩ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯑꯩ ꯉꯁꯤ ꯍꯥꯏꯗꯣꯏꯁꯦ ꯅꯣꯏꯒꯤ ꯂꯥꯏꯐꯇ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯂꯩꯔꯝꯒꯅꯤ ꯊꯦꯡꯅꯔꯤꯕ ꯍꯧꯖꯤꯛ ꯄ꯭ꯔꯦꯁꯔ ꯀꯌꯥ ꯑꯃ ꯂꯩꯔꯝꯒꯅꯤ ꯂꯥꯟꯒꯤꯕꯨ ꯑꯣꯏꯒꯗ꯭ꯔꯥ ꯑꯗꯒꯤꯗꯤ ꯋꯥꯈꯜꯕꯨꯗꯤ ꯂꯧꯁꯤꯡ ꯊꯣꯛꯇꯕꯒꯤꯕꯨ ꯑꯣꯏꯒꯗ꯭ꯔꯥ ꯑꯗꯒꯤꯗꯤ ꯀꯩꯅꯣ ꯅꯦꯛꯁ ꯁ꯭ꯇꯦꯞ ꯂꯧꯗꯣꯏꯁꯦ ꯈꯟꯕ ꯑꯃ ꯂꯩꯔꯝꯒꯗ꯭ꯔꯥ ꯆꯔꯥꯡꯅꯕ ꯀꯌꯥ ꯑꯃ ꯂꯩꯔꯝꯒꯅꯤ ꯑꯗ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯅꯪ ꯁ꯭ꯇꯦꯟꯗ ꯅꯪ ꯅꯁꯥꯒꯤ ꯅꯪꯒꯤ ꯁ꯭ꯇꯦꯟꯗꯣ ꯂꯧꯗꯕꯗꯤ ꯁꯨꯡꯌꯥ ꯌꯥꯔꯔꯣꯏ ꯅꯁꯥꯒꯤ ꯁ꯭ꯇꯦꯟꯗꯣ ꯂꯧꯗꯕꯗꯤ ꯁꯨꯡꯌꯥ ꯌꯥꯔꯔꯣꯏ ꯁꯥꯖꯤꯠ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯁꯥꯒꯤ ꯁ꯭ꯇꯦꯟꯗꯣ wherever you are ꯑꯋꯥꯕ ꯃꯩ ꯆꯥꯛꯄ ꯃꯐꯝꯗ ꯑꯣꯏꯁꯅꯨ ꯑꯗꯒꯤꯗꯤ ꯐꯃꯨꯡ ꯇꯦꯛꯄ ꯃꯐꯝꯗ ꯑꯣꯏꯁꯅꯨ ꯑꯗꯒꯤꯗꯤ ꯀꯣꯝꯗ ꯇꯥꯕ ꯑꯣꯏꯁꯅꯨ ꯅꯪ ꯑꯗꯨꯗꯒꯤ ꯂꯦꯞꯈꯠꯄ ꯍꯥꯏꯕꯁꯦ ꯅꯪ ꯅꯁꯥꯅ ꯍꯥꯟꯅ ꯁ꯭ꯇꯦꯟ ꯂꯧꯒꯗꯕ ꯑꯩꯅ ꯂꯧꯒꯗꯕ ꯅꯠꯇꯦ ꯑꯩꯁꯨ ꯑꯩꯒꯤ ꯄꯨꯟꯁꯤꯅꯦ ꯑꯩꯅ ꯍꯤꯡꯉꯤꯁꯦ ꯑꯩꯁꯨ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯑꯩꯁꯨ ꯍꯥꯟꯅ ꯆꯤꯡꯈꯠꯆꯩꯅꯦ ꯑꯗꯨ ꯀꯥꯟꯗ ꯅꯣꯏ ꯃꯌꯥꯝꯗ ꯑꯃꯨꯛ ꯑꯩꯅ ꯁꯦꯌꯔ ꯇꯧꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯅꯪꯅꯁꯨ ꯃꯤ ꯆꯤꯡꯈꯠꯀꯦ ꯍꯥꯏ ꯇꯥꯔꯗꯤ ꯅꯪꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗꯩ ꯍꯧꯒꯠꯄ ꯍꯥꯟꯅ ꯇꯝ ꯇꯥꯕ ꯌꯥꯕ꯭ꯔꯥ ꯌꯥꯗꯕ꯭ꯔꯥ ꯁꯖꯤꯠ ꯌꯥꯅꯕ ꯏꯕꯥꯅꯤ ꯃꯔꯛꯇ ꯌꯥꯅꯁꯦ ꯑꯩꯈꯣꯏ ꯃꯔꯛꯇ ꯌꯥꯅꯁꯦ ꯌꯥꯕ꯭ꯔꯥ ꯌꯥꯗꯕ꯭ꯔꯥ ꯁꯖꯤꯠ ꯍꯥꯏꯕ ꯑꯩꯉꯣꯟꯗ ꯌꯥꯏ ꯁꯥꯔ ꯌꯥꯏꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯗꯨꯗ ꯂꯦꯞꯈꯠꯄꯁꯦ ꯍꯥꯟꯅ ꯇꯝ ꯇꯥꯕ ꯅꯣꯏꯅ ꯂꯦꯞꯈꯠꯂꯛꯑꯀꯥꯟꯗ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯗꯣꯏꯅꯤ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯗ ꯇꯥꯔꯗꯤ ꯀꯩꯝ ꯀꯥꯟꯅꯕ ꯂꯩꯔꯣꯏꯀꯣ ꯅꯁꯥ ꯈꯤꯇꯪ ꯈꯜꯂ ꯄꯩꯁꯥ ꯇꯥꯜꯂꯒꯦ ꯑꯩ ꯄꯩꯁꯥ ꯈꯤꯇꯪ ꯏꯁꯥ ꯏꯊꯟ ꯇꯥꯜꯂꯒ ꯏꯁꯥ ꯏꯊꯟ ꯍꯤꯡꯒꯦ ꯍꯥꯏꯕꯗꯨ ꯁꯨꯡꯆꯥꯎ ꯆꯥꯎꯈꯠꯂꯣꯏ ꯃꯇꯝ ꯈꯔ ꯄꯩꯁꯥ ꯇꯥꯜꯂꯝꯅꯤ ꯃꯇꯝ ꯈꯔ ꯍꯧꯒꯠꯂꯝꯅꯤ ꯑꯗꯨꯕꯨ ꯔꯤꯌꯦꯜ ꯕꯤꯖꯤꯅꯦꯁ ꯑꯃ ꯑꯗꯒꯤꯗꯤ ꯔꯤꯌꯦꯜ ꯄ꯭ꯔꯣꯐꯦꯁꯟ ꯑꯃꯗ ꯕꯤꯜ ꯇꯧꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯑꯜꯄꯦꯁ ꯑꯩꯅ ꯍꯥꯏꯁꯦ ꯑꯗꯨꯅ each one of us must learn to stand up and contribute. That's very important. Society ꯆꯥꯎꯈꯠꯄ ꯄꯣꯔꯛꯁꯤ ꯃꯥꯏ ꯄꯥꯛꯄ ꯂꯝꯗꯝ ꯑꯃ ꯑꯣꯏꯍꯟꯁꯤ 10 yearsꯇ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯏꯁꯨ ꯃꯌꯥꯝꯁꯤꯡꯗ ꯑꯩꯈꯣꯏꯅ ꯋꯥꯔꯤꯕ ꯁꯨꯃꯥꯏꯅ ꯋꯥꯍꯜꯂꯣꯏꯁꯦ ꯍꯥꯏ ꯇꯥꯔꯗꯤ ꯃꯌꯥꯝ ꯂꯣꯏ ꯅꯨꯄꯥ ꯊꯣꯛꯃꯤꯟꯅꯕ ꯑꯗꯨꯒ ꯍꯧꯒꯠꯃꯤꯟꯅꯕ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯅꯣꯏꯅ ꯅꯣꯏꯒꯤ ꯕꯤꯖꯤꯅꯦꯁ ꯕꯤꯜ ꯇꯧꯕ ꯑꯩꯅ ꯑꯩꯒꯤ ꯕꯤꯖꯤꯅꯦꯁ ꯕꯤꯜ ꯇꯧꯕ ꯑꯗꯨꯒ ꯅꯣꯏꯅ ꯑꯦꯝꯄ꯭ꯂꯣꯌꯤ ꯃꯤꯉꯣꯟꯗ ꯊꯕꯛ ꯄꯤꯕꯤꯕ ꯑꯩꯅꯁꯨ ꯃꯤ ꯑꯇꯣꯞꯄꯗ ꯊꯕꯛ ꯄꯤꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏ ꯁꯣꯁꯥꯏꯇꯤ ꯇꯞ ꯇꯞꯅ ꯑꯟꯑꯦꯝꯄ꯭ꯂꯣꯏꯃꯦꯟ ꯔꯦꯠ ꯍꯟꯊꯔꯛꯑꯅꯤ ꯆꯥꯎꯈꯠꯄ ꯍꯦꯟꯒꯠꯂꯛꯑꯅꯤ ꯌꯥꯕ꯭ꯔꯥ ꯕꯤꯗ꯭ꯌꯥꯅꯟꯗ ꯑꯩꯅ ꯍꯥꯏꯁꯦ ꯌꯥꯏ ꯁꯥꯔ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯥꯏꯟꯗ ꯁꯤ ꯍꯥꯞꯆꯜꯂꯨ ꯑꯦꯚ꯭ꯔꯤꯊꯤꯡ ꯑꯩꯅ ꯍꯥꯏꯔꯤ ꯃꯌꯥꯝꯁꯤꯡꯁꯦ ꯃꯥꯏꯟꯗ ꯂꯣꯏ ꯍꯥꯞꯆꯜꯂꯨ ꯅꯦꯂꯀꯥꯟꯇ ꯁ꯭ꯂꯥꯏꯠ the youth we are the youth the youth ꯔꯣꯕꯔꯠ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯑꯩꯈꯣꯏꯁꯦ ꯌꯨꯠꯅꯦ ꯍꯧꯖꯤꯛ ꯇꯧꯗꯅ ꯀꯔꯝ ꯀꯥꯟꯗ ꯇꯧꯁꯦ ꯍꯥꯏꯅꯣ ꯍꯧꯖꯤꯛ ꯁꯦꯝꯒꯠꯇꯅ ꯀꯔꯝ ꯀꯥꯟꯗ ꯁꯦꯝꯒꯠꯁꯦ ꯍꯥꯏꯅꯣ ꯍꯧꯖꯤꯛ ꯔꯤꯛꯁ ꯂꯧꯗꯅ ꯍꯌꯦꯡ ꯍꯟꯅꯨꯔꯀꯥꯟꯗ 60 years ꯁꯨꯔꯀꯥꯟꯗ ꯔꯤꯛꯁ ꯂꯧꯒꯦ ꯍꯥꯏꯔꯣ ꯍꯌꯦꯡ ꯆꯍꯤ 50 ꯁꯨꯔꯀꯥꯟꯗ ꯐꯃꯨꯡꯗ ꯇꯨꯝ ꯂꯩꯔꯀꯥꯟꯗ ꯀꯩꯝ ꯉꯝꯗ꯭ꯔꯀꯥꯟꯗ ꯑꯗꯨ ꯃꯇꯝꯗ ꯀꯤꯗꯅ ꯊꯣꯛꯂꯛꯀꯦ ꯍꯥꯏꯔꯣ ꯍꯥ ꯍꯧꯖꯤꯛ ꯍꯥꯟꯅ ꯔꯤꯛꯁ ꯂꯧ ꯇꯥꯕꯅꯦ ꯍꯧꯖꯤꯛ ꯍꯥꯟꯅ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤ ꯄꯣꯠꯇꯣ ꯇꯧꯕ ꯉꯝꯒꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯄꯣꯠꯇ ꯍꯧꯖꯤꯛꯀꯤ ꯋꯥꯈꯜ ꯑꯩꯈꯣꯏꯅ ꯇꯧꯕ ꯉꯝꯗꯕ ꯀꯩꯝ ꯂꯩꯇꯦ ꯑꯩꯈꯣꯏꯗ ꯖꯁ ꯑꯦꯛꯁꯟ ꯂꯧꯒꯗꯕ ꯖꯁ ꯏꯁꯥꯅ ꯏꯁꯥꯕꯨ ꯊꯥꯖꯒꯗꯕ ꯃꯥꯏꯟ ꯁꯦꯠ ꯂꯩꯒꯗꯕ ꯑꯗꯨ ꯃꯇꯝꯗ ꯇꯧꯕ ꯉꯝꯗꯅꯤꯡꯉꯥꯏ ꯀꯩꯝ ꯂꯩꯇꯦ ꯃꯇꯝ ꯆꯪꯅꯤ ꯃꯇꯝ ꯆꯪꯕꯗꯣ ꯆꯪꯖꯅꯨ ꯑꯗꯨꯕꯨ ꯁꯨꯡꯍꯧ ꯍꯧꯗꯣꯛꯇꯕꯤꯗ ꯐꯝꯃ ꯂꯩꯔꯒ ꯃꯇꯝ ꯆꯪꯖꯅꯨ ꯑꯩ ꯍꯌꯦꯡ ꯍꯦꯛꯇ ꯑꯣꯏꯅꯤ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯄꯣꯠꯇꯦ ꯍꯣꯠꯅꯔꯀꯥꯟꯗ ꯆꯍꯤ 5 ꯆꯍꯤ 6 ꯆꯍꯤ 7 ꯆꯍꯤ 9 ꯍꯣꯠꯅꯔꯛꯑꯀꯥꯟꯗ ꯅꯪꯒꯤ ꯔꯤꯖꯜ ꯑꯃ ꯅꯪ ꯑꯗꯨ ꯃꯐꯝꯗ ꯂꯥꯛꯄ ꯉꯝꯒꯗꯕꯅꯤ ꯍꯥꯏꯕꯗꯤ ꯍꯦꯛꯇ ꯅꯪꯅ ꯍꯦꯛꯇ ꯇꯨꯝ ꯍꯧꯒꯠꯂ ꯍꯦꯛꯇ ꯑꯩ ꯀꯔꯕꯥꯔ ꯇꯧ ꯍꯧꯔꯦ ꯍꯥꯏꯔꯒ ꯍꯦꯛꯇ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯆꯦꯟꯖꯦꯁ ꯂꯥꯛꯀꯗꯕ ꯅꯠꯇꯦ ꯆꯍꯤ ꯀꯌꯥ ꯑꯃ ꯆꯪꯅꯤ ꯐꯦꯂꯤꯌꯔ ꯀꯌా ꯑꯃ ꯊꯦꯡꯅꯒꯅꯤ ꯐꯦꯜ ꯀꯌꯥ ꯑꯃ ꯑꯣꯏꯅꯤ ꯗꯦꯟ ꯅꯪ ꯃꯥꯏ ꯄꯥꯛꯄ ꯉꯝꯃꯛꯀꯗꯕꯅꯤ ꯑꯗꯨꯕꯨ ꯁꯨꯝ ꯈꯜꯂꯦꯕ ꯋꯥꯈꯜꯁꯦ ꯁꯨꯝ ꯄꯤꯛꯁꯜ ꯂꯩꯇꯥꯔꯗꯤ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯍꯤꯡꯗꯣꯏꯅꯣ ꯑꯗꯨꯅ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯗꯣꯏꯁꯦ ꯋꯤ ꯑꯥꯔ ꯗ ꯌꯨꯊ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯄ꯭ꯔꯦꯖꯦꯟꯅꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯄ꯭ꯔꯦꯖꯦꯟ ꯑꯩꯈꯣꯏꯅ ꯁꯦꯝꯃꯝꯗ ꯇꯥꯔꯗꯤ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯏꯁꯨꯒꯤ ꯄꯣꯖꯤꯁꯟꯁꯦ ꯀꯅꯥꯅ ꯍꯌꯦꯡ ꯃꯣꯏꯅ ꯍꯧꯔꯛꯄ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯦꯡꯉꯣ ꯑꯟꯑꯦꯝꯄ꯭ꯂꯣꯏꯃꯦꯟ ꯔꯦꯠ ꯀꯌꯥꯝ ꯋꯥꯡꯉꯦ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯐꯪꯗꯕꯅ ꯀꯣꯡꯒꯥꯏ ꯑꯃꯅꯤ ꯄꯩꯁꯥ ꯊꯣꯛꯇꯕꯅ ꯀꯣꯡꯒꯥꯏ ꯑꯃꯅꯤ ꯁꯤ ꯄꯣꯠ ꯃꯌꯥꯝꯁꯤꯡꯁꯦ 10 years ꯃꯇꯨꯡꯗ 20 years ꯃꯇꯨꯡꯗ 30 years ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯏꯁꯨꯅ ꯆꯥꯎꯔꯛꯑ ꯃꯇꯝꯗ ꯃꯣꯏ ꯀꯥꯏꯗꯅꯣ ꯃꯣꯏꯅ ꯍꯤꯡꯗꯣꯏꯁꯦ ꯀꯃꯥꯏꯅꯅꯣ ꯃꯣꯏꯅ ꯂꯩꯗꯣꯏꯁꯦ ꯀꯃꯥꯏꯅꯅꯣ ꯃꯣꯏꯅ ꯁꯔꯚꯥꯏꯚ ꯇꯧꯗꯣꯏꯁꯦ ꯀꯃꯥꯏꯅ ꯅꯪ ꯑꯩꯗꯤ ꯁꯔꯚꯥꯏꯚ ꯇꯧꯔꯦ ꯐꯔꯦ ꯉꯥꯛꯀꯤ ꯍꯧꯖꯤꯛꯀꯤ ꯆꯥꯗꯅ ꯈꯣꯠꯇꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯍꯤꯡꯈ꯭ꯔꯅꯤꯕ 30 yearsꯁꯦ ꯂꯥꯜꯂꯅꯤꯕ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯁ꯭ꯂꯦꯞꯀꯤ ꯇꯥꯏꯞꯇ ꯍꯤꯡꯉꯒ ꯃꯤꯅꯥꯏꯒꯤ ꯇꯥꯏꯞꯇ ꯍꯤꯡꯉꯒ ꯑꯗꯨꯝ ꯂꯥꯟꯈ꯭ꯔꯁꯦꯕ ꯑꯩꯈꯣꯏ ꯑꯗꯨꯕꯨ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯏꯁꯨꯅ ꯍꯤꯡꯍꯧꯒꯗꯕ ꯄꯨꯟꯁꯤꯗꯨ ꯅꯣꯏ ꯏꯃꯦꯖꯤꯟ ꯇꯧ ꯉꯝꯕ꯭ꯔꯕ ꯀꯦꯟ ꯌꯨ ꯏꯃꯦꯖꯤꯟ ꯌꯦꯁ ꯑꯣꯔ ꯅꯣ Yes or no? Yes, sir. ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯈꯜꯂꯣ ꯅꯪꯅ ꯉꯁꯤ ꯇꯧꯗꯣꯏꯁꯦ ꯅꯪꯒꯤ ꯐ꯭ꯌꯨꯆꯔ ꯖꯦꯅꯦꯔꯦꯁꯟꯒꯤꯅꯤ ꯅꯪ ꯅꯁꯥꯒꯤ ꯅꯪ ꯈꯟꯒꯅꯣ ꯕꯤꯖꯤꯅꯦꯁ ꯍꯥꯏꯕ ꯃꯇꯝꯗꯀꯣ ꯁꯤꯁꯦ ꯑꯩ ꯉꯁꯤ ꯀ꯭ꯂꯤꯌꯔ ꯑꯣꯏꯍꯟꯒꯦ ꯕꯤꯖꯤꯅꯦꯁꯁꯦ ꯏꯠꯁ ꯅꯣꯠ ꯑꯕꯥꯎꯠ ꯌꯨ ꯅꯪꯒꯤ ꯅꯠꯇꯦ ꯕꯤꯖꯤꯅꯦꯁꯁꯦ ꯏꯠꯁ ꯅꯣꯠ ꯑꯕꯥꯎꯠ ꯌꯨ ꯏꯠꯁ ꯑꯕꯥꯎꯠ ꯌꯣꯔ ꯁꯣꯁꯥꯏꯇꯤ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯒꯤ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯐ꯭ꯌꯨꯆꯔ ꯖꯦꯅꯦꯔꯦꯁꯟꯒꯤꯅꯤ ꯑꯩꯈꯣꯏꯅ ꯇꯧꯗꯣꯏ ꯃꯌꯥꯝꯁꯤꯡꯁꯦ ꯅꯁꯥꯒꯤꯗꯪ ꯈꯜꯂꯒ ꯄꯩꯁꯥ ꯈꯔ ꯇꯥꯟꯒꯦ ꯑꯗꯨꯗꯤ ꯕꯤꯖꯤꯅꯦꯁ ꯅꯠꯇꯦ ꯑꯗꯨꯗꯤ ꯇꯣꯉꯥꯟꯅ ꯄꯣꯠ ꯑꯝꯗ ꯆꯠꯈ꯭ꯔꯦ ꯕꯤꯖꯤꯅꯦꯁ ꯍꯥꯏꯕꯁꯤꯗꯤ ꯁꯣꯁꯥꯏꯇꯤꯒꯤ ꯕꯦꯅꯤꯐꯤꯠ ꯑꯣꯏꯅꯕ ꯃꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯁꯣꯜꯕ ꯇꯧꯅꯕ ꯗꯦꯠꯁ ꯕꯤꯖꯤꯅꯦꯁ ꯔꯤꯗꯝ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯑꯩꯅ ꯍꯥꯏꯁꯦ ꯗꯦꯠꯁ ꯕꯤꯖꯤꯅꯦꯁ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯅꯪꯅ ꯇꯧꯗꯣꯔꯤ ꯃꯌꯥꯝꯁꯤꯡꯁꯦ
ꯅꯁꯥ ꯀꯌꯥꯅ ꯈꯟꯒꯅꯣ ꯑꯩ ꯀꯩ ꯀꯥꯟꯅꯗꯣꯏꯅꯣ ꯍꯥꯏꯕꯁꯦ ꯍꯥꯟꯅ ꯈꯟꯒꯅꯣ ꯑꯩ ꯁꯤꯗꯩ ꯂꯨꯄꯥ ꯀꯌꯥ ꯐꯪꯗꯣꯏꯅꯣ ꯍꯥꯏꯕꯁꯦ ꯍꯥꯟꯅ ꯈꯜꯂꯛꯀꯅꯣ ꯑꯗꯨ ꯈ꯭ꯋꯥꯏ ꯁꯣꯏꯕ ꯃꯥꯏꯟꯁꯦꯠꯅꯦ ꯑꯩ ꯁꯤꯗꯩ ꯂꯨꯄꯥ ꯀꯌꯥ ꯐꯪꯗꯣꯏꯅꯣ ꯍꯥꯏꯕꯁꯦ ꯁꯤꯗꯩꯁꯤꯗ ꯅꯪꯅ ꯈꯜꯂꯤꯁꯦ ꯄꯩꯁꯥ ꯈꯛꯇꯅꯦ ꯅꯪꯅ ꯎꯔꯤꯁꯦ ꯑꯩꯅ ꯁꯤꯗ ꯁꯣꯜꯕ ꯇꯧꯗꯣꯏ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯀꯅꯥ ꯀꯌꯥꯝ ꯆꯥꯎꯒꯦ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯀꯅꯥꯒꯤꯅꯣ ꯑꯩꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯁꯣꯜꯕ ꯇꯧꯗꯣꯏꯁꯦ ꯍꯥꯏꯕꯁꯦ ꯁꯤ ꯍꯥꯟꯅ ꯈꯜꯂꯣ this is the first thing this is the first thing ꯀꯅꯥꯒꯤꯅꯣ ꯑꯩꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯁꯣꯜꯕ ꯇꯧꯗꯣꯏꯁꯦ ꯑꯝꯇꯪ ꯊꯤꯒꯠꯂꯨ ꯍꯥꯏꯗꯤ ꯁꯄꯣꯁ ꯑꯩꯅ ꯍꯥꯏꯔꯦ ꯁꯄꯣꯁ ꯔꯥꯍꯨꯜꯅ ꯑꯩꯉꯣꯟꯗ ꯅꯣꯡꯃ ꯍꯪꯈꯤ I still remember what is affiliate marketing right let me answer you forget about affiliate marketing affiliate marketing ꯇꯧꯕ ꯃꯇꯝꯗ ꯑꯩ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎꯀꯣ ꯌꯥꯝ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯋꯥ ꯑꯃ ꯍꯥꯏꯒꯦ affiliate marketing ꯍꯥꯏꯌꯦꯅ ꯄꯪꯇꯧꯗ ꯍꯥꯏꯗꯤ ꯂꯤꯡꯛ ꯑꯃ ꯄꯥꯏꯁꯜꯂꯒ ꯇꯧꯕ ꯊꯕꯛꯇꯨꯗꯤ don't do it that's a scam ꯑꯗꯨꯗ ꯀꯩ ꯀꯧꯏ scam ꯀꯧꯋꯦꯕ ꯑꯗꯨ ꯄꯣꯠꯇꯣ scamꯅꯦꯕ ꯑꯗꯨ ꯄꯣꯠꯇꯣ ꯅꯪꯅꯗꯤ ꯈꯪꯕ ꯅꯠꯇꯦꯕ ꯅꯪꯗꯤ ꯈꯪꯖꯕ ꯅꯠꯇꯦꯕ you are doing it you are following it ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯑꯁꯦꯡꯕ affiliate marketing ꯍꯥꯏꯁꯦ affiliate marketingꯗꯁꯨ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯍꯥꯏꯕꯗ ꯅꯪꯅ ꯄꯤꯗꯣꯔꯤꯕ ꯂꯤꯡꯛꯁꯦ somewhat ꯃꯤ ꯑꯃꯒꯤ ꯄꯣꯠ ꯑꯃ ꯅꯪꯅ ꯄ꯭ꯔꯗꯛꯁꯦ ꯃꯤꯉꯣꯟꯗ ꯎꯠꯀꯗꯣꯏꯅꯦꯕ ꯑꯗꯨꯏ ꯄꯣꯠꯇꯨꯅ ꯃꯤꯒꯤ ꯂꯥꯏꯐꯇ ꯀꯩ ꯀꯥꯟꯅꯒꯗꯒꯦ ꯀꯩ ꯕꯦꯅꯤꯐꯤꯠ ꯑꯣꯏꯒꯗꯒꯦ ꯍꯥꯏꯕꯁꯦ ꯍꯥꯟꯅ ꯈꯪꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏꯌꯦꯕ ꯉꯁꯤ ꯃꯤ ꯑꯃꯗ ꯌꯣꯟꯁꯤꯟꯈꯤꯕ ꯌꯥꯏ ꯕ꯭ꯂꯥꯏꯟ ꯂꯩꯈꯔꯦꯕ ꯍꯌꯦꯡ ꯄꯣꯠꯇꯣ ꯁꯤꯖꯤꯟꯅꯕ ꯌꯥꯗ꯭ರೆ ꯃꯉꯣꯟꯗ ꯁ꯭ꯀꯦꯝ ꯇꯧꯕꯤꯒꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯥꯅ ꯅꯉꯣꯟꯗ ꯀꯃꯥꯏꯅ ꯊꯥꯖꯔꯛꯇꯣꯏꯅꯣ ꯅꯦꯛꯁ ꯇꯥꯏꯝ ꯊꯥꯖꯔꯛꯀꯗꯣ ꯊꯥꯖꯔꯣꯏꯗ꯭ꯔꯣ ꯔꯥꯍꯨꯜ ꯑꯩꯅ ꯍꯥꯏꯁꯦ ꯑꯗꯨꯅ ꯁ꯭ꯀꯦꯝ ꯍꯥꯏꯕ ꯑꯗꯨꯅ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ affiliate marketing ꯇꯧ ꯇꯥꯔꯁꯨ ꯃꯤꯉꯣꯟꯗ ꯁ꯭ꯀꯦꯝꯒꯤ ꯊꯕꯛꯁꯤ ꯇꯧꯒꯅꯨ ꯁ꯭ꯀꯦꯝ ꯍꯥꯏꯕ ꯄꯣꯠꯁꯦ ꯁꯤ ꯂꯥꯞꯊꯣꯛꯄ ꯑꯗꯨꯅ ꯅꯪꯅ ꯄꯤꯗꯣꯔꯤꯕ ꯄ꯭ꯔꯗꯛꯁꯤꯅ ꯃꯤꯉꯣꯟꯗ ꯀꯔꯤ ꯕꯦꯅꯤꯐꯤꯠ ꯑꯣꯏꯒꯗꯒꯦ ꯍꯥꯏꯕꯁꯦ that's the first thing you should think about ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯑꯔꯖꯨꯟ ꯑꯩꯅ ꯍꯥꯏꯁꯦ that's the first thing ꯑꯗꯨꯀꯥꯟꯗ ꯆꯥꯎꯈꯠꯄ ꯑꯣꯏꯒꯗꯕꯅꯦ ꯃꯤꯉꯣꯟꯗ ꯍꯨꯔꯥꯜꯂꯒ ꯄꯩꯁꯥ ꯈꯔ ꯇꯥꯟꯒꯦ ꯍꯥꯏꯕꯗꯨꯗꯤ ꯑꯗꯨ ꯅꯣꯟꯁꯦꯟꯁ ꯀꯧꯋꯦ ꯑꯗꯨꯗꯤ ꯕꯨꯜꯁꯤꯠꯅꯦ ꯑꯗꯨꯗꯤ ꯑꯗꯨꯒꯨꯝꯕ ꯊꯕꯛꯁꯨ ꯁꯨꯡ ꯇꯧꯒꯅꯤ ꯅꯪ ꯂꯥꯏꯅꯁꯨ ꯅꯉꯣꯟ ꯆꯥꯎꯈꯠꯍꯜꯂꯣꯏ ꯑꯗꯨꯒ ꯕꯤꯖꯤꯅꯦꯁꯁꯨ ꯆꯥꯎꯈꯠꯄ ꯁꯨꯡ ꯄꯨꯔꯣꯏ ꯅꯪ ꯑꯗꯨꯝ ꯂꯥꯏꯔꯒ ꯑꯗꯨꯝ ꯂꯩꯅꯤ ꯑꯗꯨꯝ ꯐꯦꯜ ꯑꯣꯏꯔꯒ ꯍꯌꯦꯡ ꯉꯁꯤ ꯄꯩꯁꯥ ꯇꯥꯟꯗꯕꯁꯨ ꯍꯌꯦꯡ ꯃꯥꯡ ꯇꯥꯛꯈꯤꯅꯤꯕ ꯑꯗꯨꯒꯤ ꯊꯕꯛꯇꯨꯃ ꯑꯩꯈꯣꯏ ꯍꯥꯏ ꯔꯤꯁꯤꯚꯔꯁ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯌꯥꯗ꯭ꯔꯦ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯑꯗꯨꯝ ꯁ꯭ꯀꯦꯝ ꯇꯧꯅꯤꯡꯕ ꯃꯤ ꯌꯥꯎ ꯇꯥꯔꯗꯤ ꯄꯩꯁꯥ ꯍꯟꯗꯣꯔꯛꯀꯦ ꯊꯣꯛꯈ꯭ꯔꯣ ꯌꯥꯔꯦ ꯑꯩ ꯁ꯭ꯀꯦꯝ ꯇꯧꯒꯦ ꯍꯥꯏꯕ ꯀꯥꯡꯕꯨꯗ ꯂꯣꯏ ꯊꯣꯛꯈ꯭ꯔꯣ ꯌꯥꯔꯦ ꯑꯩ ꯍꯌꯦꯡ ꯍꯦꯛꯇ ꯌꯨꯅꯤꯚꯔꯁꯤꯇꯤ ꯊꯥꯗꯣꯛꯑ ꯆꯠꯈꯤ ꯌꯥꯅꯤ anyone scam ꯇꯧꯅꯤꯡꯕ ꯃꯤ ꯌꯥꯎꯕ꯭ꯔꯣ yes or no ꯀꯅꯥꯅꯣ ꯑꯩ scam ꯇꯧꯅꯤꯡꯉꯦ ꯍꯥꯏꯕꯗꯣ yes ꯍꯥꯏꯔꯣ scam ꯇꯧꯔꯣꯏ ꯍꯥꯏꯕ ꯀꯥꯡꯕꯨꯗ no ꯍꯥꯏꯔꯣ scam ꯇꯧꯕꯩ ꯊꯕꯛꯁꯤꯃ ꯍꯟꯊꯍꯟꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥꯁꯦ ꯌꯥꯝꯗꯤ ꯁꯤꯡꯕ ꯃꯥꯜꯂꯦꯕ ꯁꯤꯡꯕ ꯃꯥꯟ ꯇꯥꯔꯁꯨ ꯃꯤꯅ ꯍꯦꯛꯇ scam ꯇꯧꯔ ꯆꯠꯈꯤꯕ ꯌꯥꯝ ꯊꯤꯅ scam ꯇꯧꯔ ꯆꯠꯈꯤꯕ ꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ quick money ꯌꯥꯝ ꯄꯥꯝꯕ ꯄꯩꯁꯥꯁꯦ ꯍꯦꯛꯇ ꯊꯨꯅ ꯍꯦꯛꯇ ꯄꯩꯁꯥ ꯄꯥꯏꯅꯤꯡꯕ ꯊꯨꯅ ꯍꯦꯛꯇ ꯄꯩꯁꯥꯁꯦ ꯄꯥꯏꯔꯗꯤ ꯃꯤꯅ ꯁꯤꯗꯩꯁꯦ ꯃꯔꯁꯤꯗꯤꯁꯀ ꯎꯁꯜꯂꯛꯑꯗꯤ ꯑꯗꯒꯤ ꯃꯤꯅ ꯂꯦꯝꯕꯔꯒꯤꯅꯤ ꯑꯃꯒ ꯊꯧꯖꯜꯂꯒ ꯎꯁꯜꯂꯛ ꯇꯥꯔꯗꯤ ꯐꯣꯇꯣ ꯊꯥꯒꯠꯂꯛ ꯇꯥꯔꯗꯤ ꯗꯨꯕꯥꯏ ꯆꯠꯂ ꯂꯦꯝꯕꯔꯒꯤꯅꯤ ꯑꯃ ꯊꯥꯖꯜꯂꯛ ꯇꯥꯔꯗꯤ ꯄꯩꯁꯥ ꯂꯣꯏ ꯈꯣꯑ ꯆꯠꯈ꯭ꯔꯅꯤ ꯃꯤꯅ ꯑꯗꯨ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯉꯁꯥꯏꯒꯤ ꯁꯥꯏꯅꯤ ꯑꯣꯕꯖꯦꯛꯇ ꯉꯥꯎꯕꯩ ꯑꯔꯪ ꯑꯔꯥꯛꯁꯦ ꯌꯥꯝ ꯉꯥꯎꯕꯩꯅꯦꯕꯀꯣ ꯑꯔꯪ ꯑꯔꯥꯛꯇ ꯉꯥꯎꯕꯩ ꯃꯍꯨꯠꯇ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯉꯥꯎꯕ ꯑꯔꯪ ꯑꯔꯥꯛꯇꯣ ꯑꯩꯁꯨ ꯄꯥꯝꯃꯦꯕ ꯑꯩꯁꯨ ꯀꯥꯔꯗ ꯌꯥꯝ ꯉꯥꯎꯕ ꯃꯤ ꯑꯃꯅꯦꯕ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯃꯥꯅ ꯂꯦꯝꯕꯔꯒꯤꯅꯤ ꯊꯧꯔꯤꯁꯦ ꯀꯃꯥꯏꯅ ꯊꯧꯔꯤꯅꯣ ꯍꯥꯏꯕꯁꯦ that's the first thing you should ask ꯃꯥꯅ ꯄꯤꯔꯛꯀꯗꯧꯔꯤꯕ ꯄ꯭ꯔꯗꯛꯁꯤꯒꯤ ꯃꯥꯅ ꯄꯤꯔꯛꯀꯗꯧꯔꯤꯕ ꯄꯣꯠꯁꯤꯒꯤ ꯀꯔꯤ ꯚꯦꯂꯨꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯁꯤ ꯍꯥꯟꯅ ꯈꯪꯉꯣꯕ ꯃꯥꯅ ꯍꯥꯏꯖꯤꯜꯂꯅꯤ 30 days ꯃꯅꯨꯡꯗ you can make crores of money ꯀꯩꯗꯧꯔꯅꯤ ꯕ꯭ꯔꯣ ꯑꯩ ꯇꯧꯔꯒꯦ ꯑꯩꯁꯨ ꯇꯧꯔꯒꯦ ꯆꯪꯁꯜꯂꯨꯔꯅꯤ ꯄꯩꯁꯥ ꯂꯨꯄꯥ ꯂꯤꯁꯤꯡ 10 10 20 30 40 50 ꯊꯤꯖꯜꯂꯨꯔꯅꯤ ꯍꯤꯡꯒꯣꯜ ꯕꯟꯗꯣꯛ ꯊꯝ ꯇꯥꯔꯁꯨ ꯆꯪꯁꯜꯂꯨꯔꯅꯤ ꯑꯗꯩꯗꯤ ꯀꯩꯗꯧꯔꯦ ꯕ꯭ꯔꯣ ꯑꯩ ꯂꯨꯠ ꯇꯧꯔ ꯆꯠꯈ꯭ꯔꯦ ꯁꯥꯖꯤꯠ ꯈꯥꯟ ꯆꯨꯝꯕ꯭ꯔꯥ ꯂꯥꯟꯕ꯭ꯔꯥ ꯑꯩꯅ ꯍꯥꯏꯁꯦ ꯆꯨꯝꯃꯦ ꯁꯔ ꯃꯁꯛ ꯃꯨꯟꯅ ꯆꯨꯝꯃꯦ ꯈꯪꯖꯥꯅꯤ ꯑꯩ ꯂꯣꯏ ꯅꯣꯇꯤꯁ ꯇꯧꯖꯥꯅꯤ ꯅꯣꯏꯅ ꯍꯥꯏꯈꯤꯕ ꯋꯥ ꯂꯣꯏ ꯅꯤꯡꯁꯤꯡꯉꯛꯑꯦ ꯑꯗꯨꯅ ꯑꯗꯨ ꯀꯩꯒꯤꯅꯣ ꯅꯪꯉꯣꯟꯗ ꯇꯧꯈ꯭ꯔꯤꯗꯣ ꯍꯥꯏ ꯃꯇꯝꯗ ꯅꯣꯂꯦꯖ ꯂꯩꯇꯕ ꯉꯥꯛꯇꯪꯒꯤ ꯀ꯭ꯋꯤꯛ ꯃꯅꯤꯗ ꯉꯥꯎꯕ ꯑꯗꯨ ꯊꯕꯛꯁꯤꯃ ꯇꯣꯛꯑꯁꯦ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯃ ꯑꯣꯏꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯑꯗꯨꯒꯤ ꯀ꯭ꯋꯤꯛ ꯃꯅꯤꯗ ꯉꯥꯎꯔꯅꯨ ꯅꯪ ꯈꯟꯗꯣꯏꯁꯦ ꯂꯣꯡ ꯇꯔꯝꯗ ꯁꯣꯁꯥꯏꯇꯤꯗ ꯀꯩ ꯀꯥꯟꯅꯒꯅꯤ ꯑꯩꯅ ꯁꯤꯁꯤꯅ ꯀꯩ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯁꯣꯜꯕ ꯇꯧꯒꯅꯤ ꯑꯗꯨꯒ ꯂꯣꯡ ꯇꯔꯝꯗ ꯀꯔꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯦ that's the first thing you should focus on ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯀ꯭ꯂꯤꯌꯔ ꯑꯣꯏꯔꯦꯀꯣ ꯀꯦꯕ ꯀ꯭ꯂꯤꯌꯔ ꯑꯣꯏꯀꯣ ꯍꯣꯏ ꯁꯔ ꯑꯗꯨꯅ ꯁꯤ ꯃꯌꯥꯝꯁꯤꯡꯁꯦ ꯈꯪꯉꯣ ꯗ ꯌꯨꯠ ꯋꯤ ꯑꯥꯔ ꯗ ꯌꯨꯠ ꯋꯤ ꯑꯥꯔ ꯗ ꯂꯤꯗꯔ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯤꯗꯔ ꯑꯣꯏꯗꯣꯏꯅꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯤꯗꯒꯤ ꯁ꯭ꯇꯦꯞ ꯂꯧꯗꯣꯏꯅꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯥꯏ ꯑꯆꯤꯚꯔꯁ ꯌꯨꯅꯤꯚꯔꯁꯤꯇꯤꯁꯦ ꯁꯤꯗꯒꯤ ꯔꯤꯖꯜꯠ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯔꯤꯖꯜꯠꯅꯤꯀꯣ ꯋꯥꯊꯤ ꯋꯥꯔꯦꯝ ꯄꯥꯝꯗꯦ ꯑꯩ ꯀꯩꯝ ꯄꯥꯝꯗꯦ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯔꯤꯖꯜꯠ ꯕ꯭ꯔꯣ ꯁꯔ ꯑꯩ ꯁꯤ ꯔꯤꯖꯜꯠ ꯐꯪꯉꯦ ꯍꯥꯏꯕꯗꯨꯅ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯔꯤꯋꯥꯔꯗ ꯃꯊꯪ ꯄꯤꯕ ꯑꯗꯨꯅ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯑꯣꯀꯦ ꯁꯣ ꯅꯦꯛꯁ ꯁ꯭ꯇꯦꯞꯇ ꯅꯤꯂꯀꯥꯟꯇ ꯑꯩ ꯍꯧꯖꯤꯛ ꯔꯣꯗ ꯃꯦꯞ ꯄꯤꯒꯦ ꯅꯣꯏ ꯃꯌꯥꯝꯗ ꯁꯤ ꯑꯩꯒꯤ ꯔꯣꯗ ꯃꯦꯞꯅꯦꯁꯦ ꯑꯩꯗꯤ ꯔꯣꯗ ꯃꯦꯞꯇ ꯑꯩ ꯅꯣꯏꯗ ꯍꯥꯏꯗꯣꯏꯁꯦꯀꯣ ꯃꯨꯟꯅ ꯇꯧꯀꯣ ꯔꯣꯗ ꯃꯦꯞꯁꯦ ꯌꯥꯔꯤꯉꯩ ꯁꯤꯝꯄꯜ ꯑꯣꯏꯍꯜꯂꯨ ꯀꯤꯞ ꯏꯠ ꯚꯦꯔꯤ ꯁꯤꯝꯄꯜ
ꯑꯁꯦꯡꯕꯗꯗꯤ ꯅꯪꯒꯤ ꯂꯥꯏꯐꯇꯗꯤ ꯔꯣꯗ ꯃꯦꯞꯁꯦ ꯌꯥꯝꯅ ꯁꯣꯝꯗ ꯑꯃꯨꯛ ꯆꯠ ꯁꯣꯝꯗ ꯑꯃꯨꯛ ꯆꯠ ꯁꯣꯝꯗ ꯑꯃꯨꯛ ꯆꯠ ꯄꯨꯔꯥ ꯇꯤꯡꯈꯪꯅꯤ ꯑꯣꯏꯗꯣꯏꯁꯦ ꯑꯁꯦꯡꯕꯗꯗꯤ ꯊꯣꯛꯄ ꯃꯇꯝꯗꯗꯤ ꯕꯠ ꯑꯗꯨꯕꯨ ꯅꯪꯒꯤ ꯃꯥꯏꯟꯗꯗꯤ ꯔꯣꯗ ꯃꯦꯞꯁꯦ ꯌꯥꯔꯤꯉꯩ ꯂꯥꯏꯍꯜꯂꯣ ꯂꯥꯏꯍꯜꯂꯣꯗꯤ ꯌꯥꯔꯤꯉꯩ ꯀ꯭ꯂꯤꯟ ꯑꯣꯏꯍꯜꯂꯣꯕ ꯅꯪꯒꯤ ꯃꯥꯏꯟꯗ ꯆꯠꯇꯣꯔꯤ ꯃꯐꯝꯁꯦ ꯁꯄꯣꯁ ꯅꯪ ꯑꯦꯛꯖꯥꯝꯄꯜꯗ ꯍꯥꯏꯔꯁꯦꯕ ꯁꯄꯣꯁ ꯕꯤꯗ꯭ꯌꯥꯅꯟꯗꯅ ꯍꯥꯏꯔꯦꯕ ꯑꯥꯏ ꯋꯣꯟꯠ ꯇꯨ ꯃꯦꯛ ꯊꯥ ꯑꯃꯗ ꯑꯩ ꯍꯟꯗꯛꯀꯤ ꯊꯥꯗ ꯃꯥꯏ ꯇꯥꯔꯒꯦꯠꯏꯁ ꯇꯨ ꯃꯦꯛ 1.5 L ꯍꯥꯏꯔꯁꯦ 1.5 ꯂꯥꯛꯁꯦ ꯇꯥꯟꯕ ꯃꯇꯝꯗ ꯕꯤꯗ꯭ꯌꯥꯅꯟꯗꯗ ꯍꯧꯖꯤꯛ ꯆꯃꯝꯅꯕ ꯀꯌꯥ ꯑꯃ ꯂꯩꯔꯦꯕ ꯑꯩ ꯍꯧꯖꯤꯛ 1.5 Lꯁꯦ ꯇꯥꯟꯕ ꯃꯇꯝꯗ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯗꯣꯏꯁꯦ ꯁꯤ ꯇꯧꯒꯗ꯭ꯔꯥ ꯁꯤ ꯇꯧꯒꯗ꯭ꯔꯥ ꯁꯨꯃꯥꯏꯅ ꯇꯧꯒꯗ꯭ꯔꯥ ꯁꯤ ꯇꯧꯒꯗ꯭ꯔꯥ ꯍꯥꯏꯕ ꯄꯣꯠꯁꯦ ꯆꯔꯥꯡꯅꯕ ꯃꯌꯥꯝ ꯃꯥꯏꯟꯁꯤꯗ ꯄꯨꯟꯁꯤꯜꯂ ꯂꯩꯗꯣꯏꯅꯦꯕ ꯑꯗꯨꯕꯨ ꯁꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯀꯃꯥꯏꯅ ꯁꯣꯜꯕ ꯇꯧꯒꯅꯤ ꯍꯥꯏꯕꯗ ꯑꯩ ꯍꯥꯏꯒꯦ ꯑꯩꯅ ꯇꯧꯕ ꯄꯣꯠꯇꯨꯅꯤꯀꯣ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯩ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯁꯄꯣꯁ ꯑꯩꯅ ꯍꯥꯏꯔꯦ ꯃꯃꯥꯡꯒꯤ ꯊꯥꯗ ꯑꯩꯅ ꯑꯦꯛꯖꯥꯝꯄꯜꯅꯦ ꯑꯩ 30K ꯍꯤꯠ ꯇꯧꯔꯦꯕ ꯁꯣ ꯅꯦꯛꯁ ꯑꯩꯒꯤ ꯒꯣꯜꯁꯦ ꯍꯧꯖꯤꯛ 30Kꯗꯒꯤ 50K ꯍꯤꯠ ꯇꯧꯗꯣꯏꯅꯦꯕ 20K ꯍꯦꯟꯒꯠꯍꯟꯗꯣꯏꯅꯦꯕ ꯔꯤꯌꯦꯂꯤꯇꯤꯗ ꯂꯥꯛꯁꯤꯀꯣ ꯔꯤꯌꯦꯂꯤꯇꯤꯗ ꯀꯔꯣꯔꯄꯇꯤ ꯑꯣꯏꯕꯒꯤ ꯋꯥꯈꯜꯗꯣ ꯍꯥꯟꯅ ꯄꯨꯁꯜꯂꯛꯈꯤꯅꯕꯀꯣ ꯔꯤꯌꯦꯂꯤꯇꯤꯗ ꯂꯥꯛꯁꯦꯕ ꯑꯩꯅ ꯍꯧꯖꯤक 30K ꯂꯩ ꯄꯣꯠꯁꯤꯗꯒꯤ 20Kꯗ ꯍꯤꯠ ꯇꯧꯁꯤꯒꯦ ꯀꯃꯥꯏꯅ ꯍꯤꯠ ꯇꯧꯁꯤ ꯍꯥꯏ ꯇꯥꯔꯗꯤ what is the next step ꯑꯩ ꯍꯧꯖꯤक 30Kꯗ ꯑꯩ ꯍꯧꯖꯤक 3 clientsꯀ work ꯇꯧꯕ ꯃꯇꯝꯗ 10K ꯊꯤꯔꯛꯑꯦ ꯍꯥꯏꯔꯦ 10K ꯊꯤꯔꯛ ꯇꯥꯔꯗꯤ 30K ꯂꯩꯔꯤ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯅ ꯍꯧꯖꯤक ꯗꯔꯀꯥꯔ ꯂꯩꯁꯦ ꯀꯩꯅꯣ 1 clientꯗ ꯑꯩ 20K ꯆꯥꯔꯖ ꯇꯧꯕ ꯑꯃ ꯅꯠꯇ꯭ꯔꯒꯅ 2 client ꯂꯧꯁꯟꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯍꯧꯖꯤक 5 ꯑꯩ ꯍꯧꯖꯤक 50Kꯁꯦ ꯌꯧꯔꯛꯀꯗꯣꯏꯅꯦ ꯍꯥꯏꯅꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩ ꯍꯧꯖꯤꯛꯀꯤ client ꯑꯅꯤꯁꯦ ꯀꯃꯥꯏꯅ ꯇꯧꯕ ꯐꯪꯒꯗꯒꯦ ꯑꯣꯔ ꯅꯠꯇ꯭ꯔꯒꯅ client ꯑꯃꯁꯦ high paying client 20K ꯊꯥ ꯑꯃꯗ ꯊꯤꯗꯣꯏ clientꯁꯦ ꯑꯩ ꯀꯃꯥꯏꯅ ꯐꯪꯒꯗꯒꯦ ꯀꯃꯥꯏꯅ ꯁꯤꯗ ꯆꯪꯒꯗꯒꯦ ꯀꯃꯥꯏꯅ ꯃꯉꯣꯟꯗ ꯑꯩ clientꯁꯦ ꯀꯃꯥꯏꯅ ꯊꯤꯔꯛꯀꯗꯒꯦ ꯀꯃꯥꯏꯅ ꯄꯩꯁꯥ ꯇꯥꯟꯒꯗꯒꯦ ꯍꯥꯏꯕ ꯋꯥꯈꯜꯁꯦ ꯁꯤ ꯊꯥꯗꯔꯛꯎ ꯅꯠꯇꯕꯤꯗ ꯄꯩꯁꯥꯗꯨ ꯎꯔꯒ 1.5ꯁꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯁꯤ ꯄꯨꯔꯥ ꯆꯔꯥꯡꯅꯍꯜ ꯂꯩꯅꯤ ꯌꯥꯔꯤꯉꯩ ꯅꯪꯒꯤ ꯃꯥꯏꯟꯁꯦ ꯄꯨꯔꯥ ꯂꯥꯏꯊꯍꯜꯂꯣ ꯑꯩꯅ ꯗꯔꯀꯥꯔ ꯂꯩꯁꯦ client ꯀꯌꯥꯅꯣ ꯑꯩ ꯍꯧꯖꯤक 1 lakh ꯍꯤꯠ ꯇꯧꯕ ꯃꯇꯝꯗ ꯁꯄꯣꯁ ꯑꯩ 1 lakh ꯍꯤꯠ ꯇꯧꯗꯣꯏꯅꯦ ꯕꯤꯗ꯭ꯌꯥꯅꯟꯗ ꯅꯪꯒꯤ ꯍꯥꯏꯕꯗꯣ 1 lakh ꯍꯤꯠ ꯇꯧꯒꯦ ꯍꯥꯏꯔꯦ 1 lakh ꯍꯤꯠ ꯇꯧ ꯇꯥꯔꯗꯤ ꯑꯩꯒꯤ ꯁ꯭ꯀꯤꯜꯁꯦ ꯁꯄꯣꯁ ꯑꯦꯛꯖꯥꯝꯄꯜꯗ ꯑꯩꯒꯤ ꯁ꯭ꯀꯤꯜꯁꯦ ꯚꯤꯗꯤꯑꯣ ꯏꯗꯤꯇꯤꯡ ꯁ꯭ꯀꯤꯜꯁꯅꯦ ꯍꯥꯏꯔꯁꯦ ꯑꯦꯛꯖꯥꯝꯄꯜꯅꯤ ꯑꯩꯈꯣꯏꯅ ꯄꯤꯔꯤꯁꯦ ꯚꯤꯗꯤꯑꯣ ꯏꯗꯤꯇꯤꯡ ꯁ꯭ꯀꯤꯜꯁ ꯑꯣꯏꯕꯁꯤꯗ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩ ꯏꯊꯟꯗꯅꯤ ꯊꯕꯛ ꯇꯧꯗꯣꯏꯁꯦ ꯑꯩ ꯏꯊꯟꯗꯅ ꯍꯧꯖꯤक ꯃꯤ ꯑꯃꯃꯝꯗ ꯂꯤꯁꯤꯡ 10 ꯆꯥꯔꯖ ꯇꯧꯔꯒ लाख अमा तानब होना तारदे आई यामदबदा क्लाइंट 10गा वर्क तौदबा यारोय क्लाइंट 10गा आई वीडियो एडिटिंग वर्क तौबा हाइबजे आई पूरा स्ट्रेस वांगनी अदे फ्रस्ट्रेशन हेंगलनी मतम पीबा ngamaroy आई फेल होइबा क्याम लेनी रिजल्ट फदना डिलीवर तौब ngamaroy हाइबा पोट अम लानी अदु इतारदी नंग हौजिक खनदुइसे फरे आइने वर्क तौब ngamba क्लाइंट से क्यान 3 to 4 clients 5 clients is the maximum हाइ इथनन वर्क तौबने अदु इतारदी 5 clients होइतारदी 20,000 rupees से क्लाइंट अमम दे चार्ज तौदबा यादे हाइ हौजिक क्लियर होइरेबा नंग हौजिक तौदे 20,000 rupees ती each client दगी चार्ज तौदुइने हाइने अदु इतारदी नंग तौदुइसे कइनो हाइ मतमदा ओके 20,000 थीबा ngamba client से काइदा लेगी कमाइना इन रिप्रेजेंट तौगदगे कमाइना इ थीगदगे कमाइना इ सिगी प्रोग्रेस से कमाइन तौगदगे हाइबा पोचे वेदर कंटेंट होरे वेदर इन रीच आउट तौब होरे वेदर रेफरल गे थ्रू होरे कमाइन तानगदगे हाइबा पोचे नंग खलो नंग मैप आउट तौरनी 20,000 से कमाइना सेल तौगदगे सिदम वाकन फदर अनी अदु इतारदी नंगी रोड से सुम पिक्सल लाइने सुम पिक्सल लाइने सुम पिक्सल आकान नंग ओके सी इतारदी क्लाइंट ग सुमाइन वारी सातारदी सुमाइन अपॉइंटमेंट लौ तारदी सुमाइन तौ तारदी रिजल्ट फंगबा याबे चांस वांगे हाइनी अदु मा हाकेको अदुदा रिजल्ट फंगदबजु याइको नो हाइको से रिजेक्शन पिरकपसु याइबा बट इट्स ओके इट्स ओके बिजनेस है सेल्स तब मतलब रिजेक्शन से लाकनी बट इट्स ओके नंग 10 ट्राई तब मतलब निपाना रिजेक्ट तौरपे अनीद योगी है इनफ होरबने अनीदुना नंगोन 20K थिरक तारदी 40K थिरक तोरबने क्या ताइको विद्यानंद हाइजे अदुना रोड से यारिङै लाइहलकदब यारिङै लाइथालो सुम पिक्थालो हाना नंगी हुजिकी राहुल नंगी हुजिकी करोड़पति की माइंड गतंग हंथालोबको हौजिकी 1 crore तानबे वखंद जर पिक्थाला कांदा आई ख्वाइ फर्स्ट 30K थादा 30K कमाइन तानगदगे बीइंग अ बिजनेस ओनर बीइंग अ सोलोप्रेन्योर आई थामदा 30K 15K 20K से कमाइन तानगदगे दैट्स द फर्स्ट थिंग यू शुड फोकस ऑन अदु हाना पांगथोकदब मंगा हान तालो 5K हान तालो 5K हान तालो 2,000 हान तालो 3,000 हान तालो 10,000 अदु कान अपग्रेड तरो नंगी कईनो खंगी एक्सपीरियंस लेराबने एक्सपीरियंस है पोजे पैसा लेबे याद पोत गातने मी नंगोंद एक्सपीरियंस लेराबा नंगी माइंड आ यौर लेवल अम यौरक्तरोबे नंगी माइंड अदु लेवल यौरप मतमजे साथी मी मोरेजे पैसा जे नंग तान मंग नंग खंगकनिबा सुमाइन तोड़े पैसा तानबे सुमाइन तोड़े पैसा तानबे नंग लंबे लोई खंगकनिबा अदुना ख्वाइ फर्स्ट नंगी एक्सपीरियंस दरकार ताई अदुगा अइना नंगोंद हाइदुसे मयामदा नंगोंद ते मयामदा अइना हाइदुसे करोड़ की वखन से लोई पिक्थरो करोड़ की वखन से लोई थुगाइगरो करोड़ है पोचे कीप इट असाइड कोना की वारी ने ख्वाइ फर्स्ट दी let me make 15 to 20,000 consistently yan taiko aduda hana hotkadab adu hana hotlakanda result lakadabani nattabi dekta ma lak am tangre ma sumai xyz company ma yorga ma lak tangre in company maming am ta palloi xyz company ma yorga ma lak am tangre hai okay fine but
nang adu mana lak ama tankri potu gi procedure do kaino adu nang thigat pe kamaina kari procedure no kamaina magi experience kaino magi failure kaino ma kai do wi hadi nang thigat labo never torom karam torom moy maram di kaino paisa han usalak pa mang da paisa gi gandhi ju smai to lang thorok matam da di sidi ai ju pam ai ju ngai re di masan tam adu bu adu kai ko ge blind ko adu poto hadi ni ai ne yamna pamjaba idol am lei ai hauji lei gidre ma je nipsi hasal lai je nipsi hasal na man haibam lei ko blind can lead the blind have blind mitangbam na mitangbam kai dong de lead to bunga moi have man hairam bo wai ne si achum bane ko aduna nang na khwai first nang gi mit chana pangtho mit se pang mina scam to ge to tar so mina thabam usalak tar so nang hana khango what is the business sigi maram da study to kai no matam kitang lau juno rush to don't rush adu matam da kitang khak nangunda road to nangunda lairak ka dabane natabida shiny object ngoro si to langjalaga ai su to ge have adu to gon calm down kitang relax hoy yan dai ko rahul yan dai ko sajid aduna si road map chiong anh sai cái đó mindset belief vision noi me amrakta noi na sagi vision loi le ba lai haijala kanu ko chin thira kanu heng ai loi khang ni seminar da ai loi phani ko seminar da webinar da ai loi phara kan vision lai tabi haijala ina hangura kan da heng kem khangam da tar de adu gi shan tram thabak tor ko no noi gi vision uraba udri ba yes or no comment khara ure khara ure ra okay okay khara u bu je khara u bu je u ba kang bu du na very good u da ba kang bu du na u han doi ne je aduga khara u ba kang bu ji na je seng na u han doi ne that's very important vision udana vision laitana thabak to ya phote destination laitana Denzel Washington noi Denzel Washington khangbra who knows Denzel Washington equalizer film du yeng am natro yengdri noi kalam yengdri ai Denzel Washington ai gi favorite actor ne magi mamana mong da haibam lay nang na training mo from the round nang training mo from the chain by destination sung lai tabida adubu nang yo mo from the sung nai nai ro hai nang mo from the sung yo yo ro hai destination laitana chain tardi koi chain chela ko war ga las nang potha mong khang lai gi ni hai siana khang aduna vision laita tardi ke dawni ai harage rishiraj mun taw vision laita tardi ke dawni hai ke vision laita ba wa baje open open rajit fan taw rusdan fan taw rhythm fan taw arjun fan taw alpes taw vision laita ba wa baje kai no ham tam de ko mi ma heng lai oi ju oi roi da ma hai chum chu chum mi ma heng lai robert hai robert kari oi ju oi da thabak taw no hai ma hai chum de male to ge la to ki ba ma adagi di akhoi thangna bai nakan gi nufa do ma do ngarang kaino ma thogre ma do kaino ma kai herier am thogre ma ngarang leigre ne kamai thoi jano adu dong jump tor ne ma kamai pisa ta le dung jump tor ne adai ma do ngarang dubai chalaga dubai da lamborghini thogdo re adai de sidi ai ju mai toi de kamai toi jana khala ani adu kai gino nasagi vision le jadab nasana pami poche kaino khangdab nasana uri je only man toi je kaino man toi man pisa ta le je kaino si de nang khal leiba si khwai de aswan ba pot ne aingonda hojik fana langning balang oba aingonda hojik mina kai dori mina paisa kamai ta li ma hojik herier thogre ma hojik lamborghini thogre ma hojik ferrari thogre I don't even care kai no ha ke care log dis kaino ai gi vision jai ma sa khange aina 5 years ta aina sema ka dori pot se hoi mana build to ring am do I build to ngam da bi ai ko adubu it's okay I'm happy with myself aina build to dori pot sin ai haro le bai ngon aina build to ko 5 years ta 10 years aina build to ko dori pot se sijina everything ai gi dam ta si punamak ne aduna aina mana paisa khara tan gre na mana si thogre ai chong bai ma thog sung ta dip adu kai kawi adu weak mindset kawi weak mindset kawi adu ngak ta adu da ne mayam na ke liba business am to matam da sum yengu manipur da successful taseng na successful oiba entrepreneur moigi atopa lam gi le kaw thokro taseng na successful oiba akhoi de gi chahi kya am han bani khoi am young oiri ko 40 plus 50 plus ki entrepreneur am gi life story je phakto yengu moi moi ta la ipoto moi no ma da chahi im da phangbari yung thengna ra chahi im da phangba mi thengna bari yung
any entrepreneur am phakto asengba entrepreneur asengba haibni ko asengba build tawri ba entrepreneur je moina build tawba matam da moi chahi in da build tawba sunga moi chahi tara moina chahi kunde hogi poto chahi ni fu da chahi ni fu ma da chahi ni yankai da build moi ngasi yori infam da yora amgani yes or no yes or no tumbai thabak se toksi ko tumbai thabak se toksi aduna haibdi kaino real business am build tawge hai tardi first mind hapsalo ngasi dagi hongna whether agency oishanu adagidi anything oishanu nangi dream project bo oishanu adagidi nangi dream showroom ambo oishanu anything owning bo oishanu it takes time 5 years 10 years adagi mind si hapchala chalo failure kya am lakani hai jesi sima fazana clear da hapchala chalo ups and down lakani nangi team marta nuaina da lakani frustration lakani soning ba lakani tokning ba lakani fazana mind da hapchalo fazana hapchalo adugi poto adugi da mutai ngasi mindset belief vision hai si ahum je yaudraba noi lasting oiba sungam ngamoi ai ngasi fazana iraga aina thamamge ngasi mindset belief vision sungyaw yaudna noi gi punsi da noi na mai pakpa sungam ngamo yan tare ko arjun gen tabra next continuous learning ego wang jalaba ego su ta wang ba ai loi khange hai sum taw leraba loiraban hojik lai mafam du dum lehoro yar hojik lai mafam du dum thamma ga dum lehoro dum ego wang ga ai kem learn toroi ai loi khange ai khange si je mari toroga adum argue toroga leiba mi oiba nangi thong gi sunga hangdraba welcome tawdraba mafam du dum lehoro yar chokot pa sunga moroi kai gi no ham tamda ai ju ngai re hojik ain chatu lambel jam sange si sange lambel je ai ju kakhat line hojik yam wali bisa tuise adu kakhat tuise ai na hojik sidai ai thong dala thamme ba ai loi khange ai di ai ni khangdaba leite en leitar ai du mafam si mafam dum lehau tam puthau tam ne dum adu aina chaturi po ai learn toro toro ga fail oire kakhat ki dar mi ngone tamma tamma mi loina chatari adu mafam du yor ka duine gyan tabar ruzdan ai haije focus kai de leina ruzdan where is your focus pi da brase aina haijing sadi ya tabar ruzdan Tai tai focus pi da brase haije pan tai ko okay aduna continuous learning have say yam important aduna je togdu je hojik course aina pirak ka dori ba everything manung da pirak ka dori ba course mayam sing je si je mun learn to ba ha loi follow tawwe na haga ai di follow tawre haga khoi gi school da homework pira nuala ga ai tawba loi haga dang submit tawra sign tawra back ta hapta chakki duna te ko ina pami ina pami da dugi apply tawba action loba that's adu simple and that's it ina pam adu taw tari no result phang dura ba yan dai ko so next action and contribution mindset later belief later vision later yare ai learn tawri action is slow da nang life to move forward oigadra oiroidra ta hairo action is log the mindset later vision later adagidi belief later nongam de taw like pa later like chamane nong da pathai je dai like tara tara pathare de kana gi like pu inu kana gi Gary V gi like po adagidi atomic habits po adagidi 10x po adagidi kai kai le ke bam ta hairo like mami ngam ta haidaro se blue ocean mo ta haidaro me am loi pare adu men sing to pare sajit ka adu men loi pare adu phamu atung gai leire adu dagi kai no lak to jam ta hairo adu matung da kai lak ka da jam ta hairo bidan ta hairo bidan ta hairo kem loi na tra adu tadi action is more important action du ne log du shi we are different action du ne point dog du shi action is more important rishras gan tai ko nya haija gan ta ha ga ngasi je hayeng baw tang inspire ga hayeng baw tang motivated wang ga nongal noni le ga amuk same mind frame da mulak tare adu madi sunga ya ro adu madi alpes gan tai ko alpes mang no alpes gan tai ko nya haija tai tai adu ma gan to adu action high achievers है कहीं what is high rhythm high achievers है कहीं action लोगों कांगबू ने high achievers है कोई army high achievers army से कहीं action लोग दुने को जिस you and me नंग का थबक तोमुnya दुने दी नंग result pork pa नंग result pork pa है बसे आई की mind अतई नंग result pork pa है बसे society की problem solve तो दुई
ꯑꯗꯨ ꯈꯛꯇꯅꯦ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯑꯇꯣꯞꯄ ꯑꯩ ꯀꯩꯝ ꯄꯥꯝꯗꯦ ꯅꯣꯏ ꯄꯨꯟꯁꯤ ꯅꯨꯡꯉꯥꯏꯖꯕ ꯑꯩꯒꯤ ꯄꯨꯟꯁꯤ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯁꯣꯁꯥꯏꯇꯤ ꯃꯥꯏ ꯄꯥꯍꯟꯕ ꯑꯗꯨ ꯈꯛꯇ ꯂꯣꯏꯔꯦ ꯁꯤꯝꯄꯜ ꯑꯣꯏꯔꯦ ꯑꯗꯨ ꯈꯛꯇꯅꯦ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯌꯥꯕ꯭ꯔꯥ ꯑꯣꯄꯦꯟꯗ꯭ꯔꯁꯤ ꯑꯗꯨ ꯌꯥꯅꯕ꯭ꯔꯥ ꯑꯩ ꯅꯪꯒꯩ ꯑꯗꯨ ꯌꯥꯅꯁꯦ ꯌꯥꯅꯕ꯭ꯔꯥ ꯌꯥꯅꯗꯕ꯭ꯔꯥ ꯌꯥꯏ ꯁꯥꯔ ꯃꯈꯣꯟ ꯇꯥꯗꯦ ꯁꯤ ꯍꯥꯏ ꯑꯆꯤꯚꯔꯁꯀꯤ ꯚꯣꯀꯦꯜ ꯅꯠꯇꯦ ꯍꯥꯏꯕ ꯍꯥꯏ ꯑꯆꯤꯚꯔꯁ ꯍꯥꯏꯗꯨꯗꯤ ꯌꯥꯏ ꯌꯥꯗꯦ ꯍꯥꯏꯕ ꯗꯛ ꯗꯛ ꯍꯥꯏꯒꯗꯕ ꯁꯤꯕꯨ ꯌꯥꯏ ꯍꯥꯏꯕ ꯑꯗꯨ ꯚꯣꯀꯦꯜꯗꯣ ꯂꯩꯍꯧ ꯇꯥꯔꯗꯤ ꯍꯥꯏ ꯑꯆꯤꯚꯔꯁ ꯀꯃꯥꯏꯅ ꯑꯣꯏꯗꯣꯏꯅꯣ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯁꯨꯡꯌꯥ ꯌꯥꯏ ꯌꯥꯔꯣꯏ ꯁꯥꯔ ꯑꯦꯅꯔꯖꯤꯗꯣ ꯍꯥꯟꯅ ꯂꯤꯐ ꯇꯧꯔꯛꯑꯣ ꯍꯥꯟꯅ ꯌꯥꯏ ꯁꯥꯔ ꯁꯣ ꯑꯦꯛꯁꯟ ꯑꯦꯟ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯅꯦꯛꯁꯇ ꯈ꯭ꯋꯥꯏ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯅꯣꯏ ꯁꯤꯒꯤ ꯑꯥꯏꯗꯤꯌꯥꯁꯦ ꯀꯅꯥ ꯁꯤꯒꯤ ꯃꯔꯝꯗ ꯈꯪꯉꯦ ꯂꯦꯒꯦꯁꯤ ꯕꯤꯜꯗꯤꯡ ꯍꯥꯏꯕꯁꯦ ꯑꯦꯛꯁꯟ ꯑꯦꯟ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯇꯥꯔꯝꯃꯅꯤ ꯑꯗꯨꯝ ꯀꯟꯇꯤꯅ꯭ꯌꯨꯁ ꯂꯔꯅꯤꯡ ꯇꯥꯔꯝꯃꯅꯤ ꯃꯥꯏꯟꯁꯦꯠ ꯕꯤꯂꯤꯐ ꯚꯤꯖꯟ ꯇꯥꯔꯝꯃꯅꯤ ꯋꯥꯠ ꯑꯕꯥꯎꯠ ꯂꯦꯒꯦꯁꯤ ꯕꯤꯜꯗꯤꯡ ꯂꯦꯒꯦꯁꯤ ꯕꯤꯜꯗꯤꯡ ꯍꯥꯏꯁꯤ ꯀꯩꯅꯣ ꯑꯦꯅꯤ ꯋꯥꯟ ꯅꯣꯁ ꯂꯦꯒꯦꯁꯤ ꯕꯤꯜꯗꯤꯡꯒꯤ ꯃꯔꯝꯗ ꯈꯪꯕ ꯌꯦꯁ ꯑꯣꯔ ꯅꯣ ꯍꯥꯏꯔꯣ ꯑꯩꯉꯣꯟꯗ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯁꯃꯥꯖꯀꯤ ꯄꯤꯊꯣꯛꯑꯝꯕ ꯅꯠꯇ꯭ꯔꯒ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯔꯝꯕꯗꯣ ꯑꯩ ꯑꯣꯀꯦ ꯉꯝꯖꯕ ꯀꯅꯥꯅꯣ ꯍꯧꯖꯤꯛ ꯍꯥꯏꯗꯣ ꯁꯖꯤꯠ ꯈꯥꯟ ꯁꯕꯖꯦꯛ ꯅꯪ ꯍꯥꯏꯗꯣ ꯆꯨꯝꯃꯦ ꯑꯗꯨꯕꯨ ꯂꯦꯒꯦꯁꯤ ꯍꯥꯏꯕꯁꯦ ꯀꯩꯅꯣꯝ ꯍꯥꯏꯔꯛꯀꯦ ꯅꯪ ꯍꯥꯏꯗꯣ ꯌꯥꯏꯀꯣ ꯁꯃꯥꯖꯀꯤꯗꯃꯛꯇ ꯄꯤꯊꯣꯛꯑꯝꯕ ꯍꯥꯏꯕꯁꯦ ꯁꯃꯥꯖꯅ ꯔꯤꯄꯤꯠꯇ ꯂꯩꯍꯧꯗꯣꯏꯅꯦꯕ ꯂꯦꯒꯦꯁꯤꯒꯤ ꯑꯦꯚ꯭ꯔꯤꯊꯤꯡ ꯂꯦꯒꯦꯁꯤꯒꯤ ꯀꯥꯟꯅꯕꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯍꯥꯏꯔꯛꯀꯦ ꯂꯦꯒꯦꯁꯤ ꯁꯦꯝꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯅꯪꯉꯣꯟꯗꯒꯤ ꯖꯦꯂꯁ ꯍꯥꯏꯕ ꯄꯣꯠꯁꯦ ꯍꯟꯊꯔꯛꯑꯅꯤ ꯃꯤꯅ ꯀꯩꯅꯣꯝ ꯇꯧꯕ ꯃꯇꯝꯗ ꯀꯂꯛ ꯃꯤꯍꯧ ꯆꯥꯎꯕ ꯄꯣꯠꯁꯤꯃ ꯍꯟꯊꯔꯛꯑꯅꯤ ꯂꯦꯒꯦꯁꯤ ꯕꯤꯜꯗꯤꯡ ꯃꯥꯏꯟꯁꯦꯠ ꯂꯥꯛꯄ ꯃꯇꯝꯗ ꯑꯗꯒꯤꯗꯤ ꯋꯥꯈꯜ ꯄꯤꯛꯁꯜꯂꯛꯄꯁꯤꯃ ꯍꯟꯊꯔꯛꯑꯅꯤ ꯑꯗꯒꯤꯗꯤ ꯃꯤꯅ ꯍꯥꯏꯔꯁꯨ ꯅꯪꯒꯤ ꯃꯥꯏꯟꯁꯦ ꯊꯨꯒꯥꯏꯕ ꯉꯝꯃꯔꯣꯏ ꯂꯦꯒꯦꯁꯤ ꯕꯤꯜꯗꯤꯡ ꯃꯥꯏꯟꯁꯦꯠꯁꯦ ꯍꯧꯖꯤꯛꯇꯤ ꯌꯧꯈꯤꯔꯣꯏ ꯂꯦꯒꯦꯁꯤ ꯕꯤꯜꯗꯤꯡꯁꯦ ꯇꯝ ꯇꯝ ꯌꯧꯔꯛꯀꯅꯤ ꯑꯩ ꯄꯤꯔꯛꯀꯦ ꯂꯦꯒꯦꯁꯤ ꯕꯤꯜꯗꯤꯡ ꯃꯥꯏꯟꯁꯦꯠꯁꯦ ꯀꯩꯅꯣ ꯑꯩꯒꯤꯗꯤ ꯍꯧꯖꯤꯛ ꯐꯣꯀꯁꯁꯦ ꯄꯨꯔꯥ ꯂꯦꯒꯦꯁꯤꯅꯦꯕ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯑꯩꯅ ꯍꯌꯦꯡ ꯂꯩꯈꯤꯗ꯭ꯔ ꯐꯥꯎꯗꯀꯣ ꯁꯄꯣꯁ ꯑꯩꯁꯦ 20 ꯌꯔꯁꯀꯤ ꯃꯇꯨꯡꯗ 30 ꯌꯔꯁꯀꯤ ꯃꯇꯨꯡꯗ ꯂꯩꯈꯤꯗ꯭ꯔ ꯐꯥꯎꯗ ꯑꯩꯒꯤ ꯏꯆꯥ ꯏꯁꯨꯅ ꯕꯤꯖꯤꯅꯦꯁꯇ ꯆꯂꯥꯏꯍꯧꯕ ꯑꯗꯒꯤ ꯑꯩꯒꯤ ꯏꯆꯥ ꯏꯁꯨꯗꯣ ꯑꯗꯒꯤꯗꯤ ꯃꯣꯏꯒꯤ ꯃꯆꯥꯒꯤ ꯃꯆꯥꯁꯤꯡꯗꯣ ꯑꯗꯨꯅ ꯐꯥꯎꯗ 4th ꯖꯦꯅꯦꯔꯦꯁꯟ ꯐꯥꯎꯗ ꯔꯤꯃꯦꯝꯕꯔ ꯑꯣꯏꯍꯧꯕ ꯄꯣꯠꯁꯦ ꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯇꯧꯕꯁꯦ ꯁꯤꯁꯦ ꯂꯦꯒꯦꯁꯤ ꯕꯤꯜꯗꯤꯡ ꯃꯥꯏꯟꯁꯦꯠꯅꯦꯕ ꯁꯤꯒꯤ ꯄꯣꯠꯁꯦ ꯊꯕꯛ ꯇꯧꯔꯤꯅꯦꯅ ꯁꯣꯁꯥꯏꯇꯤꯁꯦ ꯅꯪ ꯂꯥꯛꯏꯁꯦ ꯄꯔꯄꯁ ꯑꯃꯒꯤꯗꯃꯛꯇ ꯂꯥꯛꯏꯅꯦꯕ ꯑꯗꯣ ꯑꯥꯔꯖꯨꯟꯗꯣ ꯍꯌꯦꯡ ꯑꯁꯤꯗ ꯑꯥꯔꯖꯨꯟꯅ ꯍꯤꯡꯉꯝꯕꯅꯦ ꯑꯗꯣ ꯀꯩ ꯇꯧꯔꯝꯒꯦ ꯈꯪꯗꯦ ꯍꯥꯏꯕ ꯄꯣꯠꯁꯤꯗꯤ ꯐ꯭ꯌꯨꯅꯤꯀꯣ ꯂꯣꯏꯅꯃꯛ ꯇꯧꯕ ꯉꯝꯃꯣꯏꯕ ꯑꯗꯨꯕꯨ ꯃꯤꯅ ꯁꯨꯃꯥꯏꯅ ꯍꯥꯏꯅ ꯇꯥꯔꯗꯤ ꯏꯔꯣꯝꯒꯤ ꯃꯣꯏꯒꯤ ꯑꯥꯔꯖꯨꯟꯗꯣ ꯃꯥꯅ ꯇꯧꯔꯝꯃꯤ ꯊꯕꯛꯁꯤꯡꯗꯨ ꯌꯥꯝ ꯐꯩ ꯌꯥꯝ ꯊꯤ ꯄ꯭ꯔꯥꯎꯗ ꯑꯣꯏ ꯍꯥꯏꯕꯁꯦ ꯅꯪꯅ ꯍꯌꯦꯡ ꯁꯤ ꯂꯩꯈꯤꯗ꯭ꯔ ꯃꯇꯨꯡ ꯐꯥꯎꯗ ꯅꯪꯒꯤ ꯁꯣꯜꯅ ꯍꯌꯦꯡ ꯁꯦꯇꯤꯁꯐꯥꯏ ꯑꯣꯏꯒꯗ꯭ꯔꯣ ꯑꯣꯏꯔꯣꯏꯗ꯭ꯔꯣ ꯑꯥꯔꯖꯨꯟ ꯑꯣꯏꯅꯤ ꯁꯥꯔ ꯑꯣꯏꯅꯤꯀꯣ ꯗꯦꯠꯁ ꯏꯠ ꯑꯗꯨꯅꯦ ꯂꯦꯒꯦꯁꯤ ꯑꯗꯨ ꯃꯇꯝꯗ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯅꯪꯁꯦ ꯀꯩꯅꯣ ꯂꯦꯒꯦꯁꯤ ꯕꯤꯜꯗꯤꯡꯁꯦ ꯌꯥꯝ ꯆꯥꯎꯋꯤꯀꯣ ꯆꯤꯟꯗ ꯍꯥꯏꯔꯒ ꯍꯦꯛꯇ ꯂꯦꯒꯦꯁꯤ ꯕꯤꯜ ꯇꯧ ꯉꯝꯅꯤ ꯍꯥꯏꯕ ꯂꯩ ꯅꯠꯇꯦ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯁꯤꯒꯤ ꯃꯥꯏꯟꯁꯦ ꯍꯥꯡꯗꯣꯛꯄ ꯗꯔꯀꯥꯔ ꯂꯩ ꯃꯥꯏꯟꯁꯦ ꯍꯥꯡꯗꯣꯛꯑꯀꯥꯟꯗ ꯃꯥꯏꯟꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯄꯣꯖꯤꯇꯤቭ ꯋꯦꯗ ꯄꯨꯔꯛꯄ ꯗꯔꯀꯥꯔ ꯂꯩ ꯖꯦꯂꯁ ꯍꯥꯏꯕ ꯄꯣꯠꯁꯦ ꯍꯟꯊꯍꯟꯕ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯁꯄꯣꯔꯠ ꯇꯧꯕ ꯑꯃꯅ ꯑꯃꯕꯨ ꯒ꯭ꯔꯣ ꯇꯧꯃꯤꯟꯅꯕ ꯑꯗꯨꯀꯥꯟꯗ ꯕ꯭ꯔꯣꯗ ꯃꯥꯏꯟꯗꯦꯗ ꯑꯣꯏꯔꯀꯥꯟꯗ ꯂꯦꯒꯦꯁꯤ ꯃꯥꯏꯟꯁꯦ ꯆꯦꯜꯂꯛꯀꯗꯣꯏꯅꯤ ꯂꯦꯒꯦꯁꯤ ꯕꯤꯜꯗꯤꯡ ꯍꯥꯏꯁꯦ ꯕꯤꯖꯤꯅꯦꯁ ꯍꯥꯏꯕ ꯃꯇꯝꯗ ꯄꯩꯁꯥꯒꯤꯗꯪ ꯇꯧꯗꯕ ꯁꯣꯁꯥꯏꯇꯤꯒꯤ ꯀꯥꯟꯅꯅꯕ ꯃꯤꯒꯤ ꯀꯥꯟꯅꯅꯕ ꯍꯌꯦꯡ ꯋꯥꯏꯐꯥꯎ ꯖꯦꯅꯦꯔꯦꯁꯟ ꯀꯌꯥ ꯑꯃꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯁꯣꯜꯕ ꯇꯧꯔꯝꯅꯕ ꯁꯤꯒꯤ ꯄꯣꯠꯁꯦ ꯂꯦꯒꯦꯁꯤ ꯕꯤꯜꯗꯤꯡ ꯀꯧꯋꯤ ꯁꯣ ꯑꯩꯅ ꯍꯧꯖꯤꯛ ꯍꯪꯗꯣꯏꯁꯦ how many of you really want to build a legacy and how many of you do not want to build a legacy kana kana noi legacy ꯁꯦꯝꯅꯤꯡꯉꯤꯁꯦ kana kana legacy ꯁꯦꯝꯅꯤꯡꯗ꯭ꯔꯤꯁꯦ ꯅꯣꯏ ꯃꯈꯥꯗ ꯍꯥꯏꯗꯣ yes I am ꯍꯥꯏꯕ ꯄꯣꯠꯇꯣ ꯑꯗꯒꯤ no I am ꯍꯥꯏꯕ ꯄꯣꯠꯁꯦ ꯊꯥꯗꯔꯛꯑꯣ yes I am ꯂꯣꯏꯅꯃꯛ yesꯅꯦ so that means everybody wants to build a legacy so aduna legacy build the website live na tinda hojik panga haga ai legacy build tawni han te ko sigi damda process na changdoi se adugi matungda nangi destination no chawla nangi destination do yorokadoi sigi road se sumain chala matungda ꯑꯩꯁꯨ ꯑꯩꯒꯤ ꯗꯦꯁꯇꯤꯅꯦꯁꯟ ꯌꯧꯗ꯭ꯔꯤ ꯅꯣꯏꯁꯨ ꯅꯣꯏꯒꯤ ꯗꯦꯁꯇꯤꯅꯦꯁꯟ ꯌꯧꯗ꯭ꯔꯤ ꯑꯗꯨꯕꯨ ꯈꯔ ꯑꯃꯗꯤ ꯃꯥꯏ ꯗꯦꯁꯇꯤꯅꯦꯁꯟ ꯀꯩꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗ꯭ꯔꯤꯅꯦ ꯁꯨꯛꯈꯪ ꯈꯪꯗ꯭ꯔꯤꯅꯦ ꯈꯔ ꯑꯃꯗꯤ ꯑꯩꯒꯤ ꯗꯦꯁꯇꯤꯅꯦꯁꯟꯁꯦ ꯀꯩꯅꯣ ꯑꯩꯅ ꯄꯣꯛꯂꯛꯏꯁꯦ ꯀꯩꯒꯤꯅꯣ ꯑꯗꯩ ꯑꯩꯅ ꯇꯧꯗꯣꯏ ꯊꯕꯛꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯁꯨꯛꯈꯪ ꯈꯪꯗꯕ ꯃꯤꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤꯅꯦ ꯐꯃꯨꯡꯗ ꯐꯝꯃ ꯑꯗꯨꯝ ꯈꯜꯂꯦ ꯋꯥꯈꯜꯁꯦ ꯀꯩꯅꯣ ꯑꯩꯅ ꯇꯧꯗꯣꯏꯁꯤ ꯀꯃꯥꯏꯅ ꯁꯤ ꯇꯧꯗꯣꯏ ꯄꯩꯁꯥꯁꯦ ꯀꯃꯥꯏꯅ ꯍꯤꯡꯗꯣꯏꯅꯣ ꯁꯤꯗꯪ ꯈꯟꯕ ꯃꯤꯁꯨ ꯌꯥꯎꯔꯤꯅꯦ ꯑꯗꯨꯕꯨ ꯅꯪꯒꯤ ꯃꯥꯏꯟꯁꯦ ꯍꯌꯦꯡ ꯑꯩꯒꯤ ꯒꯣꯜꯁꯦ ꯁꯤꯁꯤꯅꯦ ꯍꯥꯏꯕ ꯈꯜꯂꯛꯄ ꯃꯤꯀꯨꯞꯇꯣ ꯅꯪꯒꯤ ꯃꯥꯏꯟꯁꯦ ꯆꯦꯟꯖ ꯇꯧꯔꯕꯅꯤ ꯅꯪꯒꯤ ꯇ꯭ꯔꯥꯟꯖꯤꯁꯟ ꯑꯣꯏꯔꯛꯑꯕ ꯅꯪ ꯑꯗꯨ ꯃꯇꯝꯗ ꯅꯪꯅ ꯇꯧꯔꯛꯀꯗꯕ ꯑꯦꯛꯁꯟ ꯅꯪꯅ ꯂꯧꯔꯛꯀꯗꯕ ꯁ꯭ꯇꯦꯞ ꯃꯌꯥꯝꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯗꯤꯐ꯭ꯔꯦꯟ ꯑꯣꯏꯔꯛꯇꯧꯔꯕꯅꯤ ꯖꯁ ꯂꯥꯏꯛ ꯃꯤ ꯖꯁ ꯂꯥꯏꯛ ꯑꯗꯔ ꯄꯤꯄꯜ ꯄꯩꯁꯥꯒꯤꯗꯪ ꯈꯜꯂꯛꯇꯕ ꯁꯝꯊꯤꯡ ꯀꯩꯅꯣ ꯑꯩꯅ ꯇꯧꯗꯣꯏ ꯁꯝꯊꯤꯡ ꯑꯩꯅ ꯇꯧꯗꯣꯏꯁꯤꯅ ꯀꯩ ꯕꯦꯅꯤꯐꯤꯠ ꯑꯣꯏꯒꯅꯦꯁꯦ ꯈꯜꯂꯛꯄ ꯃꯇꯝꯗ ꯅꯪꯒꯤ ꯒꯣꯜꯁꯦ ꯂꯣꯏ ꯆꯦꯟꯖ ꯇꯧꯔꯛꯀꯅꯤ ꯁꯣ ꯌꯥꯅꯤꯡꯕ ꯌꯥꯅꯤꯡꯗꯕ ꯔꯣꯗ ꯃꯦꯞꯁꯦ ꯏꯖ ꯏꯠ ꯍꯦꯜꯞꯐꯨꯜ ꯑꯣꯔ ꯅꯣꯠ ꯁꯤꯒꯤ ꯔꯣꯗ ꯃꯦꯞ ꯑꯩꯅ ꯄꯤꯔꯤꯕ ꯔꯣꯗ ꯃꯦꯞꯁꯦ ꯅꯣꯏꯗꯤ ꯍꯦꯜꯞꯐꯨꯜ ꯑꯣꯏꯕ꯭ꯔꯥ ꯑꯣꯏꯗꯕ꯭ꯔꯥ ꯑꯝꯇ ꯍꯥꯏꯔꯣ ꯌꯦꯁ ꯑꯣꯔ ꯅꯣ Why, sir? ꯄꯪꯍꯥꯏ ꯍꯥꯏꯖꯤꯜꯂꯛꯀꯅꯨ ꯄꯪꯍꯥꯏ ꯍꯥꯏꯖꯤꯜꯂꯛꯀꯅꯨ ꯌꯦꯁ ꯑꯣꯏꯗ꯭ꯔꯗꯤ ꯑꯣꯏꯗꯦ ꯍꯥꯏꯒꯗꯕꯅꯤ
ꯑꯗꯨꯅ ꯔꯣꯗ ꯃꯦꯞ ꯍꯥꯏꯕꯁꯤ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏ ꯔꯣꯗ ꯃꯦꯞꯁꯦ ꯁꯤꯗꯒꯤ ꯍꯦꯟꯕ ꯔꯣꯗ ꯃꯦꯞ ꯑꯩꯅ ꯄꯤꯔꯛꯈꯤꯅꯤ ꯃꯅꯨꯡꯗ ꯀꯣꯔꯁ ꯃꯅꯨꯡꯗꯀꯣ ꯑꯗꯨ ꯅꯣꯏ ꯅꯁꯥꯅ ꯌꯦꯡꯒꯗꯕꯅꯦ ꯑꯗꯨꯒ ꯍꯌꯦꯡ ꯆꯦꯂꯦꯟꯖꯦꯁ ꯍꯧꯔ ꯃꯤꯀꯨꯞꯇ ꯁꯥꯖꯤꯠ ꯆꯦꯂꯦꯟꯖꯦꯁ ꯍꯧꯔꯀꯥꯟꯗ ꯕ꯭ꯔꯣ ꯁꯔ ꯑꯩ ꯁꯤ ꯇꯧꯍꯧꯗ꯭ꯔꯦ ꯍꯥꯏꯕ ꯄꯣꯠꯁꯦ ꯁꯤꯁꯤꯃ ꯁꯨꯡꯄꯤ ꯄꯤꯔꯛꯑꯅꯨ ꯁꯤꯒꯤ ꯑꯦꯛꯁꯀ꯭ꯌꯨꯖꯦꯁꯁꯤꯃ ꯁꯨꯡꯊꯣꯛ ꯊꯣꯝꯃꯛꯑꯅꯨ ꯃꯔꯛꯇꯀꯣ ꯁꯤꯁꯤꯃ ꯑꯩ ꯁꯨꯡꯄꯥ ꯄꯥꯝꯖꯗ꯭ꯔꯦ ꯁꯤꯃ ꯅꯪꯅ ꯍꯥꯏꯗꯣꯏꯁꯦ ꯍꯣꯏ ꯀꯩꯅꯣꯝ ꯑꯃ ꯊꯣꯛꯑꯦ ꯍꯥꯏꯇꯥꯔꯦ ꯅꯪꯉꯣꯟꯗꯪ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯃꯌꯥꯝꯗꯅꯦ ꯑꯩ ꯍꯥꯏꯁꯦ ꯑꯦꯛꯁꯀ꯭ꯌꯨꯖꯦꯁ ꯍꯥꯏꯕ ꯄꯣꯠꯁꯦ ꯄꯤꯔꯛꯀꯅꯨ ꯌꯥꯔꯤꯉꯩ ꯅꯪꯅ ꯉꯝꯅꯕ ꯆꯦꯂꯦꯟꯖꯦꯁꯁꯦ ꯄꯔꯐꯣꯔꯝ ꯇꯧ ꯀꯩꯅꯣꯝꯇ ꯑꯩꯈꯣꯏꯅ ꯁꯦꯝꯃꯛꯏꯕ ꯂꯥꯏꯛ ꯃꯥꯏꯟꯗꯦꯠꯁꯦ ꯁꯤꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯦ ꯀꯩꯅꯣ ꯑꯝꯇ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯍꯥꯏ ꯀꯥꯟꯅꯕꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯅꯪ ꯍꯧꯖꯤꯛ ꯅꯊꯟꯗ ꯂꯩꯔ ꯐꯃꯨꯡꯗ ꯇꯨꯝ ꯂꯩꯇꯥꯔꯗꯤ ꯗꯤꯄ꯭ꯔꯦꯁꯟ ꯑꯦꯟꯖꯥꯏꯇꯤ ꯋꯥꯡꯈꯠꯂꯛꯇꯥꯕꯅꯦꯕ ꯇꯧꯒꯗꯕ ꯋꯥꯈꯜꯁꯨ ꯄꯤꯛꯁꯜꯂꯛꯇꯥꯕꯅꯦ ꯑꯗꯨꯕꯨ ꯂꯥꯏꯛ ꯃꯥꯏꯟꯗꯦꯠ ꯃꯌꯥꯝꯁꯤꯡ ꯍꯧꯖꯤꯛ ꯅꯣꯏ 11-12 ꯄꯤꯄꯜ ꯑꯗꯒꯤ ꯑꯇꯣꯞꯄ ꯃꯌꯥꯝꯁꯤꯡꯗꯣ ꯂꯣꯏ ꯄꯨꯜꯂꯒ ꯂꯩꯔꯛ ꯇꯥꯔꯗꯤ ꯑꯦꯚ꯭ꯔꯤꯗꯦ ꯑꯃꯅ ꯑꯜꯄꯦꯁꯅ ꯉꯁꯤ ꯁꯄꯣꯁ ꯑꯦꯛꯖꯥꯝꯄꯜꯗ ꯑꯜꯄꯦꯁꯅ ꯉꯁꯤ ꯃꯥꯒꯤ ꯄꯩꯁꯥ ꯑꯃ ꯇꯥꯔꯦ ꯃꯥꯒꯤ ꯕꯤꯖꯤꯅꯦꯁꯀꯤ ꯀ꯭ꯂꯥꯏꯟ ꯑꯃ ꯐꯪꯉꯦꯅ ꯉꯁꯤ ꯚꯤꯗꯤꯑꯣ ꯑꯃ ꯇꯛꯅ ꯑꯃ ꯊꯥꯗꯔꯛꯄ ꯃꯇꯝꯗ ꯀꯦꯕꯅ ꯃꯥꯏ ꯀꯩꯒꯨꯝꯕ ꯄꯣꯗꯀꯥꯁ ꯑꯃ ꯊꯥꯗꯔꯛꯄ ꯃꯇꯝꯗ ꯑꯗꯒꯤꯗꯤ ꯑꯔꯖꯨꯟꯅ ꯃꯥꯏ ꯀꯩꯅꯣꯝ ꯇꯧꯔꯦꯅ ꯊꯥꯗꯔꯛꯄ ꯃꯇꯝꯗ ꯁꯖꯤꯠ ꯈꯥꯟꯗ ꯐꯖꯅ ꯇꯨꯝꯃ ꯂꯩꯔꯝꯕ ꯄꯣꯠꯇꯣ ꯔꯣꯕꯔꯠꯁꯨ ꯐꯖꯅ ꯇꯨꯝꯃ ꯂꯩꯔꯝꯕ ꯄꯣꯠꯇꯣ ꯍꯧꯒꯠꯂꯒ ꯑꯩꯁ ꯃꯣꯏ ꯑꯅꯤ ꯇꯧꯈ꯭ꯔꯦ ꯃꯣꯏ ꯑꯍꯨꯝ ꯇꯧꯈ꯭ꯔꯦꯅ ꯃꯣꯏꯁꯨ ꯍꯧꯒꯠꯂꯒ ꯑꯃꯨꯛ ꯇꯧꯅꯤꯡꯕ ꯄꯣꯠꯂꯛꯀꯗꯣꯏꯅꯦꯕ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯑꯩꯅ ꯍꯥꯏꯁꯦ ꯁꯤꯒꯤꯗꯃꯛꯇꯅꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯂꯥꯏꯛ ꯃꯥꯏꯟꯗꯦꯠ ꯍꯥꯏꯁꯦ ꯑꯃꯅ ꯑꯃ ꯅꯣꯏ ꯃꯁꯦꯟ ꯀꯝꯄꯤꯇꯤꯁꯟ ꯇꯧꯅꯧ ꯍꯥꯏꯕ ꯅꯣꯏ ꯃꯁꯦꯟ ꯍꯦꯛꯇ ꯌꯦꯡꯊꯤꯅꯧ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯅꯣꯏ ꯃꯁꯦꯟꯗ ꯑꯗꯨꯒꯤ ꯑꯦꯅꯔꯖꯤꯗꯨ ꯂꯥꯛꯑꯣꯕꯀꯣ ꯍꯥꯏꯕꯗꯤ ꯑꯦꯅꯔꯖꯤꯗꯣ ꯑꯩꯁꯨ ꯏꯁꯥꯒꯤꯗꯃꯛꯇ ꯅꯁꯥꯒ ꯅꯁꯥꯅ ꯀꯝꯄꯤꯇꯤꯁꯟ ꯇꯧꯖꯧ ꯑꯗꯨꯒ ꯑꯩꯁꯨ ꯍꯦꯟꯗꯕ ꯌꯥꯗꯦ ꯑꯩꯁꯨ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯄꯣꯠꯇꯣ ꯂꯥꯛꯅꯕꯒꯤꯗꯃꯛꯇꯅꯤ ꯁꯤꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯄꯨꯔꯛꯏꯁꯦ ꯀ꯭ꯂꯤꯌꯔ ꯑꯣꯏꯔꯕ ꯑꯦꯝ ꯑꯥꯏ ꯀ꯭ꯂꯤꯌꯔ ꯑꯦꯝ ꯑꯥꯏ ꯀ꯭ꯂꯤꯌꯔ ꯑꯣꯏꯔꯦ ꯁꯥꯔ ꯑꯣꯀꯦ ꯑꯗꯨꯅ ꯃꯣꯔꯅꯤꯡ ꯑꯦꯆꯤꯚꯔꯁ ꯍꯥꯏꯅ ꯑꯩꯒꯤ ꯄꯥꯔꯠ ꯑꯃ ꯌꯥꯎꯕꯅꯦꯀꯣ ꯃꯣꯔꯅꯤꯡ ꯑꯦꯆꯤꯚꯔꯁ ꯁꯤ ꯄꯥꯔꯠꯁꯤꯗꯅꯦ ꯍꯧꯖꯤꯛ ꯇꯨꯝꯕ ꯀꯅꯥ ꯀꯅꯥ ꯌꯥꯍꯧ ꯊꯦꯡꯕ ꯀꯅꯥ ꯀꯅꯥ ꯌꯥꯎꯏ ꯁꯤꯗ ꯌꯥꯍꯧ ꯈ꯭ꯋꯥꯏ ꯊꯦꯡꯕ ꯀꯅꯥ ꯀꯅꯥꯅꯣ ꯁꯤꯗ ꯌꯥꯍꯧ ꯊꯦꯡꯕ ꯀꯅꯥ ꯀꯅꯥꯅꯣ ꯁꯤ ꯌꯥꯎꯔꯤꯁꯦ ꯄꯨꯡ 9ꯗ ꯍꯧꯒꯠꯄ 8ꯗ ꯍꯧꯒꯠꯄ 10ꯗ ꯍꯧꯒꯠꯄ ꯀꯅꯥ ꯀꯅꯥ ꯌꯥꯎꯏ ꯁꯤꯗ ꯀꯅꯥꯝ ꯌꯥꯎꯗꯦ ꯀꯅꯥ ꯀꯅꯥ ꯌꯥꯎꯏ ꯂꯣꯏ ꯉꯟꯅ ꯍꯧꯒꯠꯄ꯭ꯔꯣ ꯍꯥꯏꯁꯦ ꯑꯣꯀꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯣꯔꯅꯤꯡ ꯑꯦꯆꯤꯚꯔꯁ ꯑꯃ ꯂꯥꯛꯀꯅꯤꯕ ꯃꯣꯔꯅꯤꯡ ꯑꯦꯆꯤꯚꯔꯁꯤꯗ ꯁꯝꯇꯥꯏꯝꯁ ꯅꯣꯠ ꯃꯣꯁ ꯑꯣꯐ ꯗ ꯇꯥꯏꯝ ꯑꯗꯨꯕꯨ ꯑꯌꯨꯛꯇ ꯑꯩꯅ ꯃꯥꯏꯟꯁꯦ ꯀ꯭ꯂꯤꯌꯔ ꯑꯣꯏꯅꯕ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯀꯌꯥ ꯑꯃ ꯊꯥꯗꯔꯛꯀꯅꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯃꯅꯨꯡꯗ ꯑꯗꯒꯤꯗꯤ ꯑꯩ ꯏꯁꯥꯃꯛꯁꯨ ꯂꯥꯛꯑꯒ ꯂꯥꯏꯚ ꯁꯦꯁꯟ ꯀꯌꯥ ꯑꯃ ꯂꯧꯔꯛꯀꯅꯤꯀꯣ ꯑꯗꯨ ꯃꯇꯝꯗꯨꯗ 6 ꯀꯩꯅꯣꯗꯒꯤ 6 AM ꯗꯒꯤ 6 AM ꯗꯩ ꯍꯧ ꯇꯥꯔꯁꯨ ꯑꯗꯒꯤꯗꯤ 7 AM ꯗꯩ ꯍꯧ ꯇꯥꯔꯁꯨ ꯑꯗꯨ ꯍꯧꯔꯕ ꯃꯇꯨꯡꯗ ꯑꯗꯨꯗ ꯄꯨꯡ ꯑꯃ ꯑꯦꯇꯦꯟ ꯇꯧꯕ ꯑꯗꯨꯒꯤ ꯄꯨꯡ ꯑꯃ ꯑꯦꯇꯦꯟ ꯇꯧꯕ ꯍꯥꯏꯕꯁꯦ ꯅꯣꯏ ꯈꯜꯂꯝꯕ ꯌꯥꯏꯕ ꯑꯁ ꯑꯩ ꯇꯨꯝ ꯍꯧꯒꯠꯇꯣꯏꯁꯦ ꯇꯜꯂꯤꯗ ꯍꯥꯏꯕ ꯄꯣꯠ ꯈꯟꯕ ꯃꯤꯁꯨ ꯌꯥꯎꯔꯝꯒꯅꯤꯀꯣ ꯑꯗꯣ ꯑꯩ ꯍꯥꯏꯔꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯒꯤ 6ꯇꯒꯤꯅ 6:30 ꯐꯥꯎ ꯑꯦꯇꯦꯟ ꯇꯧꯈꯤꯕ ꯃꯤꯁꯦ ꯑꯗꯨꯒꯤ ꯃꯥꯏꯟꯗꯣ ꯅꯣꯏꯗ ꯑꯩꯅ ꯑꯦꯖꯨꯀꯦꯠ ꯇꯧꯈꯤꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯅꯨꯃꯤꯠꯁꯤꯁꯨ ꯄꯨꯔꯥ ꯃꯩ ꯍꯧꯗꯣꯔꯕꯅꯦ ꯅꯣꯏꯒꯤꯁꯨ ꯃꯥꯏꯟꯗꯣ ꯅꯨꯃꯤꯠꯇꯨ ꯄꯨꯔꯥ ꯃꯩ ꯍꯧꯗꯣꯔꯕꯅꯦ ꯈ꯭ꯋꯥꯏ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕꯁꯦ ꯑꯩꯒꯤ ꯈ꯭ꯋꯥꯏ ꯍꯥꯏꯔꯛꯀꯦꯕ ꯃꯣꯔꯅꯤꯡꯁꯦ ꯀꯩꯒꯨꯝꯕ ꯅꯣꯏꯅ ꯃꯣꯔꯅꯤꯡꯁꯦ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯍꯧꯔꯕ ꯅꯪꯒꯤ ꯗꯦꯁꯦ ꯐꯖꯗꯣꯔꯕꯅꯦ ꯑꯗꯨꯒ ꯃꯣꯔꯅꯤꯡꯁꯦ ꯇꯨꯝ ꯍꯧꯒꯠꯄ ꯊꯦꯡꯉꯒ ꯑꯗꯒꯤꯗꯤ ꯐ꯭ꯔꯁꯇ꯭ꯔꯦꯁꯟ ꯑꯦꯟ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗꯩ ꯍꯧꯔꯛ ꯇꯥꯔꯗꯤ ꯅꯣꯏꯒꯤ ꯃꯥꯏꯟꯁꯤꯗ ꯅꯦꯒꯦꯇꯤቭ ꯋꯦꯗ ꯑꯗꯨꯝ ꯆꯠ ꯂꯩꯗꯣꯔꯕꯅꯦ ꯑꯗꯨꯅ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯃꯣꯔꯅꯤꯡ ꯑꯦꯆꯤꯚꯔꯁ ꯍꯥꯏꯁꯦ ꯀꯩꯅꯣ ꯃꯅꯨꯡꯗ ꯃꯤꯅ ꯇꯧꯅꯩꯅ ꯄꯪꯇꯧ ꯇꯧꯕ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯄꯩꯁꯥ ꯂꯩꯇꯕꯤꯗ ꯍꯦꯛꯇ ꯌꯨ ꯑꯦꯁꯀꯤ ꯑꯩꯈꯣꯏꯒꯤ ꯖꯤꯝꯗꯒ ꯆꯠꯂꯒ ꯃꯤꯒꯤ ꯍꯥꯏ ꯀ꯭ꯂꯥꯁ ꯖꯤꯝꯗ ꯆꯠꯂꯒ $1,000 ꯊꯤꯕ ꯖꯤꯝꯗꯨꯗ ꯆꯠꯂꯨꯁꯨ ꯍꯥꯏꯕ ꯅꯠꯇꯦ ꯑꯗꯨꯅ ꯕ꯭ꯔꯣꯛ ꯆꯠꯀꯅꯤ ꯍꯤꯡꯒꯣꯜ ꯌꯣꯟꯅ ꯂꯣꯏ ꯂꯣꯏꯅꯤꯕ ꯑꯗꯨꯗꯤꯀꯣ ꯑꯗꯨꯒꯤ ꯊꯕꯛꯇꯨꯝ ꯇꯧꯅꯕꯀꯣ ꯅꯪ ꯄꯩꯁా ꯂꯩꯇ꯭ꯔꯦ ꯍꯥꯏꯇꯥꯔꯁꯨ ꯁꯄꯣꯁ ꯑꯩ ꯄꯩꯁꯥ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯦꯕ ꯑꯩꯉꯣꯟꯗ ꯔꯥꯍꯨꯜꯅ ꯍꯥꯏꯔꯦꯕ ꯕ꯭ꯔꯣ ꯑꯩ ꯇꯧꯅꯤꯡꯕ ꯀꯌꯥ ꯑꯃ ꯂꯩ ꯕꯠ ꯑꯩꯉꯣꯟꯗ ꯄꯩꯁꯥ ꯈꯔ ꯂꯩꯇꯦ ꯍꯥꯏꯌꯦꯕ who doesn't have a money problem ꯑꯩꯅ ꯍꯥꯏꯁꯦ ꯀꯅꯥꯅꯣ ꯃꯅꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇ꯭ꯔꯤꯁꯦ ꯑꯦꯚ꯭ꯔꯤ ꯂꯦꯚꯦꯜꯗ ꯁꯄꯣꯁ ꯅꯪ ꯉꯁꯤ 500ꯒꯤ ꯏꯁꯨ ꯂꯩꯕ ꯌꯥꯏꯌꯦꯕ ꯄꯩꯁꯥ ꯈꯔ ꯄꯥꯏꯈꯠꯂꯀꯥꯟꯗ 1,000ꯒꯤ ꯏꯁꯨ ꯂꯩꯔꯛꯀꯅꯦꯕ ꯈꯔ ꯂꯩꯔꯒ ꯑꯃꯨꯛ 10,000ꯒꯤ ꯏꯁꯨ ꯂꯩꯔꯛꯀꯅꯤ ꯈꯔ ꯂꯩꯔꯒ ꯑꯃꯨꯛ 5,000ꯒꯤ ꯏꯁꯨ ꯂꯩꯔꯛꯀꯅꯤ ꯅꯪꯒꯤ ꯂꯦꯚꯦꯜꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯁꯨ ꯑꯗꯨꯝ ꯂꯥꯛꯀꯅꯦꯕ ꯁꯤꯗꯤ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯅꯪ ꯍꯧꯖꯤꯛ ꯖꯤꯝ ꯆꯠꯄ ꯄꯩꯁꯥ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯦꯕ ꯏꯠꯁ ꯑꯣꯀꯦ ꯐꯃꯨꯡꯗꯩ ꯀꯨꯝꯊꯔꯛꯑꯒ ꯅꯪꯒꯤ ꯃꯥꯡꯒꯣꯜꯗꯨꯗ ꯄꯨꯁꯑꯞ 10 ꯏꯟꯕ ꯃꯇꯝꯗ ꯄꯨꯁꯑꯞ 10 ꯏꯟꯕ ꯃꯇꯝꯗ ꯑꯗꯨ ꯄꯩꯁꯥ ꯆꯪꯕ꯭ꯔꯕ ꯆꯪꯗꯦꯀꯣ ꯀꯩꯒꯤꯅꯣ ꯍꯥꯏꯒꯅꯤ ꯀꯩꯅꯣ ꯄꯨꯁꯑꯞꯁꯤꯅ ꯀꯩ ꯀꯥꯟꯅ ꯐꯪꯗꯣꯏꯅꯣ ꯍꯥꯏꯔꯛꯀꯅꯤꯕ ꯑꯗꯒꯤ ꯑꯦꯛꯁꯔꯁꯥꯏꯁ ꯀꯩꯅꯣꯁꯤꯅ ꯀꯃꯥꯏꯅ ꯄꯨꯁꯑꯞ ꯇꯧꯗꯕꯤꯗ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯗꯕꯤꯗ ꯕꯣꯗꯤꯗꯨ ꯁꯨꯃꯥꯏꯅ ꯁꯨꯝ ꯐꯝꯃꯒ ꯁꯨꯝ ꯂꯩ ꯇꯥꯔꯗꯤ ꯅꯪꯒꯤ ꯃꯥꯏꯟꯗꯣ ꯖꯪ ꯑꯣꯏꯁꯜꯂꯛ ꯇꯥꯔꯅꯤ ꯖꯪ ꯑꯣꯏꯕꯗꯨꯅ ꯉꯁꯥꯏꯒꯤ ꯖꯪ ꯑꯣꯏꯁꯜꯂꯛ ꯇꯥꯔꯗꯤ ꯇꯧꯅꯤꯡꯉꯤꯕ ꯄꯣꯠ ꯃꯌꯥꯝꯁꯤꯡꯗꯨꯒꯤ ꯑꯦꯛꯇꯤꯞ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯑꯦꯟꯇꯦꯅꯥꯗꯣ ꯀꯅꯦꯛ ꯇꯧꯕ ꯉꯝꯗ ꯇꯥꯔꯗꯤ ꯀꯃꯥꯏꯅ ꯊꯕꯛ ꯇꯧꯗꯣꯏꯅꯣ ꯆꯨꯝꯕ꯭ꯔ ꯂꯥꯟꯕ꯭ꯔꯥ ꯑꯩ ꯍꯥꯏꯁꯦ ꯆꯨꯝꯕ꯭ꯔ ꯂꯥꯟꯕ꯭ꯔꯥ ꯑꯩ ꯍꯥꯏꯁꯦ ꯆꯨꯝꯃꯦ ꯁꯥꯔ ꯆꯨꯝꯃꯤ ꯁꯔ ꯆꯨꯝꯃꯦ ꯑꯗꯨꯅ ꯆꯨꯝꯃꯤ ꯁꯔ ꯑꯦꯟꯇꯦꯅꯥꯁꯦ ꯀꯅꯦꯛ ꯇꯧꯗꯣꯏꯅꯦꯕ ꯑꯦꯟꯇꯦꯅꯥꯁꯦ ꯀꯅꯦꯛ ꯑꯦꯛꯇꯤꯞ ꯋꯦꯗ ꯑꯩꯈꯣꯏ ꯑꯦꯟꯇꯦꯅꯥꯁꯦ ꯀꯅꯦꯛ ꯇꯧꯍꯟꯗꯣꯏꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯈ꯭ꯋꯥꯏ ꯐꯔꯁꯦ ꯀꯩꯅꯣ ꯅꯁꯥꯒꯤ ꯗꯦꯕꯂꯞꯃꯦꯟꯁꯦ ꯐꯖꯅ ꯄꯣꯔꯛꯀꯗꯕ ꯅꯁꯥꯒꯤ ꯗꯦꯕꯂꯞꯃꯦꯟ ꯃꯌꯥꯝꯁꯤꯡꯁꯦ ꯃꯣꯇꯤꯚꯦꯁꯟ ꯈꯛꯇꯪꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯗꯦ ꯗꯤꯁꯤꯄ꯭ꯂꯤꯟ ꯕꯤꯜ ꯇꯧꯒꯗꯕ ꯍꯥꯏꯕꯗꯤ ꯉꯁꯤꯁꯦ ꯁꯄꯣꯁ 50 ꯄꯨꯁꯑꯞ ꯇꯧꯔꯦꯕ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯦ ꯑꯗꯩ ꯉꯁꯤ ꯕꯥꯏꯁꯦꯞ ꯈꯔ ꯊꯥꯡꯒꯠꯂꯨꯔꯦꯕ ꯈꯨꯠꯁꯦ ꯂꯣꯏ ꯊꯤꯟꯗꯣꯛꯑꯅꯤꯕ ꯍꯌꯦꯡ ꯊꯤꯟꯗꯣꯛꯑꯀꯥꯟꯗ ꯅꯣꯡꯉꯥꯜꯂꯀꯥꯟꯗ ꯀꯣꯟꯅ ꯇꯧꯔꯒꯦꯗ ꯍꯌꯦꯡ ꯍꯪꯆꯤꯠꯇꯩ ꯍꯧꯔꯒꯦꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯅꯤꯕ ꯑꯗꯨ ꯀꯩꯅꯣ ꯗꯤꯁꯤꯄ꯭ꯂꯤꯟ ꯊꯨꯒꯥꯏꯈ꯭ꯔꯕꯅꯦ ꯅꯪ ꯗꯤꯁꯤꯄ꯭ꯂꯤन ꯊꯨꯒꯥꯏꯈꯤꯕ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯀꯥꯏ ꯂꯩꯗꯣꯏꯅꯣ ꯑꯗꯨꯝ ꯀꯥꯏ ꯂꯩꯗꯣꯔꯕꯅꯦ ꯑꯗꯨꯅ ꯈ꯭ꯋꯥꯏ ꯐꯔꯁꯇ ꯅꯁꯥꯒꯤ ꯗꯤꯁꯤꯄ꯭ꯂꯤꯟ ꯍꯥꯟꯅ ꯁꯦꯝꯃꯨ ꯅꯁꯥꯅ ꯏꯚꯣꯜꯕ ꯇꯧꯔꯨ ꯇꯞꯅ ꯏꯚꯣꯜꯕ ꯇꯧꯔꯒ ꯑꯦꯟꯇꯦꯅꯥꯁꯦ ꯀꯅꯦꯛ ꯇꯧꯔꯀꯥꯟꯗ ꯅꯪ ꯊꯥꯖꯧ ꯅꯪ ꯉꯁꯤ ꯍꯥꯏꯔꯛꯄ ꯌꯥꯏꯌꯦꯕ ꯃꯥꯏꯅ ꯀꯩꯗꯧꯗꯣꯏꯅꯣ
technical skills khanga lore paisa ta lore khang be 30 days mind jam tang pura mind sa thaje mind pura exercise te kai dagi every day am sa thaje ko step by step sa thaje 30 days manung da no hairo bro Denil sir Denil kamaina gi mind je evolve to ri haiba pakhum ja ipa me matam 30 days complete 30 days no excuse achat se fire o hen je ko challenge to se every day kamain lakem kamaina matam da nang gi thinking je kamain change lakem thinking change la kan go to bis ya da rusdan are you Yes, ready sir. nang fazana perform to bungam na bai dong nang ready with bro oije okay aduna destination sigi mafam je khango si je no yar de screenshot option ge lokso si road map se screenshot option lo noi okay look at the slide things high city without mindset belief and vision you can start but you will not be able to survive mindset belief laitana vision laitana hodok padi ay adubu no survive to usung ngamaroi siji ma fadana munna khangjo aduna mindset belief vision next slide never stop learning sidi loi khanga madan learn to busle pasunga de ngasi to ije siju learn ne ngasi learn to ini ko never stop learning learn ego su to wang chalaga loi khange na lei tarding sa haigre mafam sung leng wena never stop learning next ne laganda action and contribution tawrasi next legacy building tawrasi next okay quite important it's time to end all the scammers hojik manipur da scammers kyam lakini hojik scam to we lakpa dagi di mayam lakini ko scam je kamai end to du no ya ha ke sigi mateng bang je mayam ko ngasi sajit arjun sajit nangona thoke hai tar ju amada thokre hai tar ju ngasi hai ju se now nang di hojik nangi mind je develop to rabane adu tari nang to du je kaino hai matam da nangi society da sumain to mi thingna ra kana gumba am da sumaina scam to winaba seran turan ba way da paisa tan bir chat ke da mi thingna tar di aina hai ju je ichino mayam sing da nangi voice to raise to matam da hayo ko si tawgano ay ngona thengnarabani sigi pot se scam je tawgano nang pesa mangani haba pot se sigi pot se okay okay le kan da mention to ju sigi pot se habdi mina laaga noida sumaina nongmada sumaina pesa ta lu sumaina okay 30 I think that 30 36 rupees lakh pa delhi I think that ko ngon ta de ko ngon da dum hangte ba ko ado ina haidu ju noida noisida noi highest university gi member ne aduna mi gi su mating pang ko ngasi de hona pasa leite ko te haibo kan khala kanu noi mi gi su mating pang noi gi society da kai gumba sumaina scam to gudami thok tari nupa thok na thoga go si to bi gano sumain to gono khot kanu haiba pot to fazana noi hana analyze to adu khangde na ingon da reach out to noi na sumaina mi kan je mi kan ba ja ma thok tai kham na ta tar di ko society je sumai sum nenter le kan aduna quite first step se ngasi da gi ko khoina scammers me am jeng loi lok thok any mapanda lakpa mayam sing any example ai company maming amta palloi kai gina namda moi gi business ne moi ma thau ne ado khoi gi duty di kaino anything sing ba laktar di moi da mit pangan biba kan biba moi rahul ya bra da bra nang ga mi kan je ba ya bra da bra khra energy khra wang kalo yai share hem to energy yai sir okay ai pandi pal loi ko Biswajit kai le ga inside Biswajit mum panding sa Biswajit am ta on to am ta kai nu camera on to inside Biswajit udi Biswajit tabro mapanda le ya ai hai ge ai wa mai ge ai maming di palore man hojik hai gi ba company to ko ai har ke bu ko sida kana kana yaw re har seng na hai ngon pra aseng admit to ro seng kana yaw re har sigi mafam dida man hojik hai gi ba message to pa hang do yong ado myself ko nangi myself to ino ji hang du je nang kai kana ba phang bra phang da bra ngon answer pilo yes or no seng shi kana phang e phang de haro no sir
ꯑꯩꯉꯣꯟꯗ ꯐꯣꯟ ꯂꯥꯛꯑꯦ ꯃꯇꯝꯗꯨꯗꯀꯣ ꯑꯗꯨ ꯃꯇꯝꯗꯨꯗ ꯑꯩꯅ ꯍꯥꯏꯕ ꯃꯇꯝꯗ ꯇꯥꯗꯦꯕ ꯃꯌꯥꯝꯁꯤꯡꯁꯦ ꯇꯥꯗꯦ ꯍꯥꯏꯕꯗꯤ ꯉꯥꯏꯍꯥꯛꯇꯪꯒꯤ ꯄꯩꯁꯥꯗꯣ ꯎꯁꯜꯂꯛꯄ ꯃꯇꯝꯗꯗꯤ ꯂꯣꯏ ꯆꯠꯅꯤꯡꯕ ꯇꯧꯈꯤꯕꯀꯣ ꯑꯗꯨꯕꯨ ꯑꯩꯅ ꯈꯪꯉꯦ ꯑꯩꯗꯤ ꯈꯪꯉꯦꯕ ꯌꯥꯝ ꯆꯥꯎꯊꯣꯛꯅ ꯑꯩꯅꯁꯨ ꯅꯣꯡꯃ ꯏꯈꯤꯕꯅꯦ ꯅꯣꯡꯃꯀꯣ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯐꯤꯂꯤꯌꯦꯠ ꯃꯥꯔꯀꯦꯇꯤꯡ ꯁꯨꯡꯅꯠ ꯅꯠꯇꯦ ꯍꯥꯏꯕꯁꯦ ꯑꯩꯅ ꯍꯥꯏꯒꯦ ꯁꯤꯒꯤ ꯄꯣꯠꯁꯦ ꯃꯜꯇꯥꯏ ꯂꯦꯚꯦꯜ ꯅꯦꯠꯋꯔꯛ ꯃꯥꯔꯀꯦꯇꯤꯡꯅꯦ ꯁꯤꯒꯤ ꯄꯣꯠꯁꯦ ꯅꯦꯠꯋꯔꯛ ꯃꯥꯔꯀꯦꯇꯤꯡ ꯇꯧꯕ ꯊꯕꯛꯇꯨꯅꯦ ꯅꯦꯠꯋꯔꯛ ꯃꯥꯔꯀꯦꯇꯤꯡ ꯊꯥꯏꯅ ꯇꯧꯗꯣ ꯄꯩꯁꯥ ꯄꯣꯠ ꯑꯃ ꯄꯨꯊꯣꯔꯛꯑꯀꯥꯟꯗ ꯃꯤ ꯑꯃ ꯈꯣꯝꯃꯀꯥꯟꯗ ꯄ꯭ꯔꯗꯛꯇꯣ ꯂꯩꯍꯜꯂꯀꯥꯟꯗ ꯇꯧꯕ ꯊꯕꯛꯁꯦ ꯁꯤ ꯅꯦꯠꯋꯔꯛ ꯃꯥꯔꯀꯦꯇꯤꯡꯒꯤ ꯀꯥꯏꯟ ꯑꯣꯐ ꯅꯦꯠꯋꯔꯛ ꯃꯥꯔꯀꯦꯇꯤꯡꯅꯦꯕ ꯑꯗꯣ ꯑꯐꯤꯂꯤꯌꯦꯠ ꯃꯥꯔꯀꯦꯇꯤꯡ ꯍꯥꯏꯕꯁꯦ ꯁꯄꯣꯁ ꯑꯩ ꯑꯦꯛꯖꯥꯝꯄꯜ ꯄꯤꯔꯒꯦ ꯌꯥꯝ ꯁꯤꯝꯄꯜ ꯑꯣꯏꯅ ꯑꯐꯤꯂꯤꯌꯦꯠ ꯃꯥꯔꯀꯦꯇꯤꯡꯒꯤ ꯉꯁꯤ ꯑꯦꯛꯖꯥꯝꯄꯜ ꯑꯃ ꯄꯤꯔꯛꯀꯦꯕ ꯋꯥꯠ ꯏꯁ ꯑꯐꯤꯂꯤꯌꯦꯠ ꯃꯥꯔꯀꯦꯇꯤꯡ ꯑꯩ ꯍꯥꯏꯔꯛꯀꯦꯕ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯂꯩ ꯁꯄꯣꯁ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯁꯤꯗ ꯑꯩꯉꯣꯟꯗ ꯁꯄꯣꯁ ꯑꯩ ꯏꯁꯥꯃꯛꯅ ꯌꯨꯁ ꯇꯧꯕ ꯁꯄꯣꯁ ꯑꯩꯅ ꯍꯥꯏ ꯑꯩ ꯄ꯭ꯔꯤꯃꯤꯌꯔ ꯄ꯭ꯔꯣ ꯁꯤꯖꯤꯟꯅꯩ ꯍꯥꯏꯔꯁꯦ ꯑꯩ ꯄ꯭ꯔꯤꯃꯤꯌꯔ ꯄ꯭ꯔꯣ ꯁꯤꯖꯤꯟꯅꯕ ꯃꯇꯝꯁꯤꯗ ꯑꯩꯅ ꯄ꯭ꯔꯤꯃꯤꯌꯔ ꯄ꯭ꯔꯣꯒ ꯑꯩꯒ ꯄꯥꯔꯠꯅꯔꯁꯤꯞ ꯑꯣꯏꯔꯦꯕ ꯁꯣ ꯑꯩꯅ ꯍꯥꯏꯔꯦ ꯄ꯭ꯔꯤꯃꯤꯌꯔ ꯄ꯭ꯔꯣꯗ ꯑꯩꯒꯤ ꯁ꯭ꯇꯨꯗꯦꯟ ꯃꯌꯥꯝꯁꯤꯡ ꯑꯩꯉꯣꯟꯗ ꯐꯣꯂꯣ ꯇꯧꯖꯔꯤ ꯃꯌꯥꯝꯁꯤꯡꯁꯦ ꯄ꯭ꯔꯤꯃꯤꯌꯔ ꯄ꯭ꯔꯣ ꯇꯝꯕ ꯂꯥꯛꯄ ꯀꯥꯡꯕꯨꯅꯦ ꯍꯥꯏꯔꯦ ꯁꯣ ꯑꯩꯅ ꯍꯥꯏꯔꯦ ꯃꯣꯏꯗ ꯑꯣꯀꯦ ꯑꯩꯕꯨ ꯁꯄꯣꯁ ꯄ꯭ꯔꯤꯃꯤꯌꯔ ꯄ꯭ꯔꯣ ꯌꯦꯡꯉꯤ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯅ ꯍꯥꯏꯔꯦ ꯅꯣꯏꯅ ꯑꯩꯒꯤ ꯃꯤꯡ ꯁꯤꯖꯤꯟꯅꯔꯒ ꯅꯣꯏꯅ ꯁꯤꯗꯩꯁꯤꯗ ꯄ꯭ꯔꯤꯃꯤꯌꯔ ꯄ꯭ꯔꯣꯗ ꯆꯪ ꯇꯥꯔꯗꯤ ꯅꯣꯏꯒꯤ 10 to 15% 20% ꯅꯣꯏꯒꯤ ꯑꯣꯐ ꯂꯩꯒꯅꯤ ꯍꯥꯏꯕ ꯄꯣꯠꯁꯦ ꯁꯤ ꯂꯥꯛꯀ ꯁꯨꯃꯥꯏꯅ ꯂꯥꯛꯑꯒ ꯄꯣꯔꯛꯏꯕ ꯂꯤꯡꯛ ꯑꯃꯗ ꯑꯩꯒꯤ ꯃꯤꯡꯗꯒꯤ ꯆꯪꯉꯨ ꯑꯣꯐ ꯂꯩꯇ ꯇꯥꯔꯁꯨ ꯑꯩꯒꯤ ꯃꯤꯡꯗꯒꯤ ꯆꯪꯉꯨ ꯅꯣꯏꯗ ꯑꯣꯐꯔ ꯈꯔ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯄꯣꯠ ꯂꯥꯛꯏꯁꯦ ꯃꯉꯣꯟꯗ ꯀꯃꯤꯁꯟ ꯆꯪꯉꯤꯅꯦ ꯁꯤꯁꯦ ꯑꯦꯛꯖꯥꯝꯄꯜ ꯑꯣꯐ ꯑꯐꯤꯂꯤꯌꯦꯠ ꯃꯥꯔꯀꯦꯇꯤꯡꯅꯦꯕ ꯑꯐꯤꯂꯤꯌꯦꯠ ꯃꯥꯔꯀꯦꯇꯤꯡ ꯇꯧꯕ ꯃꯇꯝꯁꯤꯗ ꯀꯩꯅꯣ ꯈ꯭ꯋꯥꯏ ꯐꯔꯁ ꯍꯥꯏꯁꯦ ꯅꯪꯅ ꯗꯔꯀꯥꯔ ꯂꯩꯕ ꯄꯣꯠꯇꯣ ꯂꯧꯔ ꯃꯇꯨꯡꯗ ꯗꯔꯀꯥꯔ ꯁꯨꯡꯂꯩ ꯂꯩꯇꯕ ꯄꯣꯠꯇꯨꯗ ꯅꯪꯅ ꯍꯧꯖꯤꯛꯀꯤ ꯁꯤꯒꯤ ꯄꯣꯠꯁꯦ ꯂꯧꯁꯜꯂꯣ ꯑꯗꯨꯒ ꯗꯤꯖꯤꯇꯦꯜ ꯃꯥꯔꯀꯦꯇꯤꯡ ꯇꯝꯃꯣ ꯁꯤꯒꯤ ꯄꯣꯠꯁꯦ ꯔꯤꯄꯤꯠꯇ ꯆꯠꯂꯣ ꯍꯥꯏꯕ ꯄꯣꯠꯇꯨꯗꯤ ꯂꯣꯡ ꯇꯝꯅ ꯀꯩꯝ ꯀꯥꯟꯅ ꯐꯪꯉꯣꯏ ꯑꯗꯨ ꯄ꯭ꯔꯤꯃꯤꯌꯔ ꯄ꯭ꯔꯣ ꯂꯧꯕ ꯍꯥꯏꯁꯦ ꯑꯦꯛꯖꯥꯝꯄꯜꯅꯦ ꯄ꯭ꯔꯤꯃꯤꯌꯔ ꯄ꯭ꯔꯣ ꯍꯥꯏꯁꯦ ꯑꯩꯅ ꯁꯤꯖꯤꯟꯅꯔꯤꯁꯦ ꯄ꯭ꯔꯤꯃꯤꯌꯔ ꯄ꯭ꯔꯣꯁꯦ ꯌꯥꯝ ꯐꯔꯦ ꯍꯥꯏꯔꯁꯦꯕ ꯄ꯭ꯔꯤꯃꯤꯌꯔ ꯄ꯭ꯔꯣꯁꯦ ꯑꯦꯚ꯭री ꯚꯤꯗꯤꯑꯣ ꯔꯤꯇꯔꯟ ꯂꯣꯏ ꯁꯤꯖꯤꯟꯅꯔꯤꯉꯩꯗ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯗꯨꯗ ꯄꯩꯁꯥ ꯊꯥꯗꯈꯤꯕꯁꯦ ꯃꯥꯡꯕ ꯅꯠꯇꯦꯕ ꯏꯟꯚꯦꯁꯃꯦꯟꯗꯁꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯨ ꯀꯥꯏꯗ ꯏꯟꯚꯦꯁ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕꯁꯦ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯨ ꯅꯪꯒꯤ ꯔꯤꯀ꯭ꯋꯥꯏꯔꯃꯦꯟ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯕꯨ ꯗꯤꯖꯤꯇꯦꯜ ꯃꯥꯔꯀꯦꯇꯤꯡ ꯇꯧꯗꯣꯏꯅꯦ ꯁꯨꯃꯥꯏꯅ ꯇꯧꯕ ꯍꯥꯏꯕ ꯄꯣꯠꯇꯨ ꯑꯗꯨꯒꯤ ꯄꯣꯠꯇꯨꯗ ꯅꯣꯏꯅ ꯁꯣꯏ ꯃꯌꯥꯝꯁꯦ ꯑꯗꯨꯅ ꯅꯣꯏ ꯇꯧꯔꯤꯗꯣ ꯀꯩꯒꯤꯅꯣ ꯕꯤꯁꯣꯔꯖꯤꯅ ꯊꯦꯡꯅꯔꯨꯏꯁꯦ ꯀꯩꯒꯤꯅꯣ ꯑꯩ ꯍꯥꯏꯔꯛꯀꯦ ꯕꯤꯁꯣꯔꯖꯤ ꯅꯪ ꯅꯁꯥꯅ ꯑꯦꯗꯃꯤꯠ ꯇꯧꯖꯧꯕ ꯑꯩ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯒꯦ ꯅꯪꯉꯣꯟꯗ ꯃꯅꯤꯗ ꯈꯜꯂ ꯆꯪꯉꯨꯕ ꯅꯪ ꯃꯅꯤꯗ ꯍꯥꯏꯔꯛꯀꯅꯨ ꯁꯤꯗꯤꯀꯣ ꯑꯩ ꯈꯟꯈꯤꯗꯦ ꯍꯥꯏꯔꯛꯀꯅꯨꯀꯣ ꯅꯪ ꯃꯅꯤꯗ ꯈꯟꯈꯤꯕ꯭ꯔꯥ ꯈꯟꯗꯕ꯭ꯔꯥ ꯑꯩꯉꯣꯟꯗ ꯁꯦꯡꯅ ꯍꯥꯏꯔꯛꯑꯣ ꯅꯪ ꯃꯤꯅ ꯇꯥꯟꯅꯔꯤ ꯄꯩꯁꯥꯗꯣ ꯎꯔꯀꯥꯟꯗ ꯅꯪ ꯆꯪꯈꯤꯕꯅꯦ ꯁꯦꯡꯅ ꯕꯤꯁꯣꯔꯖꯤ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯣ ꯁꯦꯡꯅ ꯈꯜꯂꯦ ꯁꯥꯔ ꯈꯜꯂꯤꯀꯣ ꯃꯅꯤꯗ ꯎꯔ ꯆꯪꯈꯤꯕꯅꯦ ꯑꯩ ꯈꯪꯉꯦꯕ ꯑꯩ ꯅꯣ ꯑꯩ ꯀꯩꯅꯣꯗ ꯑꯩ ꯌꯥꯝ ꯂꯥꯏ ꯐꯥꯡꯉꯝꯃꯦꯕꯀꯣ ꯁꯤ ꯄꯣꯠꯁꯦ ꯃꯅꯤꯗ ꯎꯔꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏꯕ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯍꯥꯏ ꯑꯆꯤꯚꯔꯁ ꯑꯣꯏꯗꯣꯔꯕꯅꯦ ꯍꯧꯖꯤꯛꯇꯤ ꯃꯥꯏꯟꯗꯣ ꯅꯪ ꯍꯧꯖꯤक ꯇ꯭ꯔꯥꯟꯁꯐꯣꯔꯝ ꯇꯧꯗꯣꯔꯕꯅꯦ ꯃꯥꯏꯟ ꯇ꯭ꯔꯥꯟꯁꯐꯣꯔꯝ ꯇꯧꯕ ꯃꯇꯥꯡ ꯌꯧ ꯇꯥꯔꯗꯤ ꯍꯧꯖꯤꯛꯇꯤ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯄꯣꯠꯁꯤꯗꯒꯤ ꯃꯤ ꯃꯇꯦꯡ ꯄꯥꯡꯁꯤ ꯃꯤꯒꯤ ꯁ꯭ꯀꯦꯝꯁꯤꯡ ꯑꯣꯏꯕꯗꯒꯤ ꯀꯟꯁꯤ ꯑꯦꯠ ꯗ ꯁꯦꯝ ꯇꯥꯏꯝ ꯅꯁꯥꯒꯤꯁꯨ ꯈꯜꯂꯒ ꯆꯥꯎꯈꯠꯅꯕ ꯇꯧꯁꯤ ꯌꯥꯏꯀꯣ ꯁꯤꯁꯦ ꯑꯩꯈꯣꯏ ꯌꯥꯅꯁꯦ ꯌꯦꯁ ꯑꯣꯔ ꯅꯣ ꯉꯁꯤꯗꯒꯤ ꯌꯥꯅꯔꯁꯤ ꯍꯥꯏꯕꯁꯦ ꯌꯥꯏ ꯍꯥꯏꯕ ꯄꯣꯠꯁꯦ ꯊꯥꯔꯛꯑꯣ ꯌꯥ ꯇꯥꯔꯗꯤ ꯌꯥꯏ ꯍꯥꯏꯔꯛꯑꯣ ꯀꯣꯃꯦꯟꯇ ꯌꯥꯅꯔꯁꯦ ꯑꯩꯈꯣꯏ ꯃꯁꯦꯟ ꯌꯦꯁ ꯌꯦꯁ ꯑꯣꯀꯦ ꯑꯗꯨꯅ ꯑꯩꯅ ꯅꯣꯏ ꯃꯌꯥꯝꯗ ꯍꯥꯏꯗꯣꯏꯁꯦ ꯅꯣꯡꯃꯗ ꯂꯨꯄꯥ 50 ꯇꯥꯜꯂꯨ ꯅꯣꯡꯃꯗ ꯂꯨꯄꯥ 50 ꯇꯥꯜꯂꯨ ꯑꯗꯒꯤ ꯅꯣꯡꯃꯗ ꯁꯤ ꯇꯧ ꯍꯥꯏꯕ ꯄꯣꯠꯁꯤꯃ ꯇꯣꯛꯑꯣ ꯁꯤ ꯄꯣꯠꯁꯤꯃꯀꯣ ꯁꯤ ꯄꯣꯠꯁꯤꯃ ꯁꯤꯅ ꯀꯩꯅꯣ ꯂꯣ ꯑꯦꯆꯤꯚꯔꯁ ꯃꯥꯏꯟꯁꯦꯠꯅꯦꯁꯦ ꯂꯣ ꯑꯦꯆꯤꯚꯔꯁ ꯃꯥꯏꯟꯁꯦꯠꯅꯁꯦ ꯂꯨꯄꯥ 50 ꯂꯨꯄꯥ 50ꯒꯤ ꯁꯤ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯤ ꯇꯥꯜꯂꯨ ꯍꯥꯏꯕ ꯂꯣ ꯑꯦꯆꯤꯚꯔꯁ ꯃꯥꯏꯟꯁꯦꯠ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯀꯩꯗꯧꯒꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯁꯄꯣꯁ ꯕꯤꯗ꯭ꯌꯥꯅꯟꯗꯁꯦ ꯍꯧꯖꯤꯛ ꯑꯦꯅꯤ ꯕꯤꯗ꯭ꯌꯥꯅꯟꯗ ꯔꯤꯒꯥꯔꯗꯂꯦꯁ ꯑꯣꯐ ꯌꯣꯔ ꯑꯦꯖ ꯅꯪ ꯍꯧꯖꯤꯛ ꯆꯍꯤ ꯑꯃ ꯂꯩꯔꯦꯕ ꯅꯪ ꯂꯩꯔꯤꯕ ꯆꯍꯤꯁꯤꯗ ꯑꯗꯒꯤꯗꯤ ꯀꯦꯕ ꯍꯥꯏꯔꯦ ꯔꯣꯕꯔꯠ ꯍꯥꯏꯔꯦ ꯔꯤꯗꯝ ꯍꯥꯏꯔꯦ ꯅꯣꯏ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯆꯍꯤꯁꯦ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯗꯣꯏꯁꯦ ꯑꯩ ꯍꯧꯖꯤꯛ ꯅꯣꯏꯗ ꯇꯧꯍꯟꯅꯤꯡꯉꯤꯁꯦ ꯂꯦꯠꯁ ꯅꯣꯠ ꯊꯤꯡꯛ ꯑꯕꯥꯎꯠ ꯃꯅꯤ ꯐꯣꯔ ꯑ ꯋꯥꯏꯜ ꯑꯩ ꯍꯥꯏꯔꯛꯀꯅꯤ ꯁꯥꯔ ꯁꯣꯝꯗ ꯄꯩꯁꯥ ꯂꯩꯇꯦ ꯑꯩꯗꯤ ꯋꯥꯔꯦ ꯍꯥꯏꯔꯛꯀꯅꯤꯕ ꯋꯥꯗꯣꯏꯅꯦꯕꯀꯣ ꯋꯥꯕꯁꯨ ꯋꯥꯁꯅꯣꯕ ꯑꯩ ꯍꯥꯏꯔꯛꯇꯣꯏꯁꯦ ꯋꯥꯕꯗꯣ ꯋꯥꯁꯅꯣꯕꯀꯣ ꯋꯥꯁꯅꯣꯕ ꯀꯣꯟꯅ ꯅꯨꯡꯉꯥꯏꯔꯛ ꯇꯥꯔꯗꯤ ꯌꯥꯔꯦꯗꯅ ꯋꯥꯕꯗꯣ ꯋꯥꯁꯅꯣꯕꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯄꯩꯁꯥꯁꯨ ꯇꯥꯟꯁꯤ ꯕꯠ ꯑꯦꯠ ꯗ ꯁꯦꯝ ꯇꯥꯏꯝ 6 ꯃꯟꯊꯁꯦ 6 to 7 months 8 monthsꯁꯦ ꯁꯤꯁꯦ ꯀꯩꯗꯧꯒꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯑꯦꯛꯁꯟꯁꯨ ꯂꯧꯕ ꯑꯗꯨꯒ ꯂꯔꯟꯁꯦ ꯐꯖꯅ ꯂꯔꯟ ꯇꯧꯕ ꯅꯣꯂꯦꯖꯁꯦ ꯐꯖꯅ ꯀ꯭ꯂꯤꯌꯔ ꯑꯣꯏꯕ ꯇꯧꯗꯣꯔꯤ ꯄꯣꯠꯁꯦ ꯀꯩꯅꯣ ꯑꯗꯒꯤ ꯍꯌꯦꯡ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯃꯅꯨꯡꯗ ꯀꯦꯕꯅ ꯁꯤ ꯍꯧꯈ꯭ꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯁꯨ ꯉꯥꯏ ꯉꯝꯗ꯭ꯔꯦ ꯔꯤꯗꯝ ꯑꯩꯁꯨ ꯍꯧꯖꯤꯜꯂꯒꯦ ꯍꯥꯏꯕꯗꯨ ꯑꯗꯨ ꯊꯕꯛꯇꯨꯃ ꯇꯧꯔꯛꯀꯅꯨ ꯑꯗꯨ ꯖꯦꯂꯁꯤ ꯀꯧꯋꯦ ꯑꯗꯨ ꯄꯣꯠꯇꯨ ꯑꯗꯨ ꯇꯧꯔꯛꯀꯅꯨꯕ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯀꯦꯕꯅ ꯍꯧꯈ꯭ꯔꯦ ꯂꯦꯠ ꯃꯤ ꯇꯦꯛ ꯃꯥꯏ ꯇꯥꯏꯝ ꯑꯩ ꯃꯇꯝ ꯂꯧꯒꯦ ꯉꯥꯛꯇꯪ ꯉꯥꯏꯀꯣ ꯑꯩ ꯅꯨꯃꯤꯠ 12ꯗꯨꯁꯨ 20ꯗꯨꯁꯨ ꯃꯇꯝ ꯂꯧꯈꯤꯒꯦ ꯑꯩ ꯈꯟꯈꯤꯒꯦ ꯑꯗꯨꯒ ꯀꯔꯝꯕ ꯃꯐꯝꯗꯩ ꯆꯪꯗꯣꯏꯅꯣ ꯀꯩꯅꯣ ꯑꯩꯅ ꯍꯥꯏ ꯄꯩꯁꯥ ꯇꯥꯟꯕ ꯌꯥꯕ ꯂꯝꯕꯤ ꯂꯩꯅ ꯂꯣꯏ ꯄꯤꯔꯛꯀꯅꯤꯕꯀꯣ ꯑꯗꯨ ꯃꯐꯝꯗꯨꯗ ꯀꯦꯕꯅ ꯉꯁꯤ ꯄꯣꯗꯀꯥꯁ ꯇꯧꯔꯒ ꯃꯥꯗꯤ ꯐꯖꯅ ꯒ꯭ꯔꯣ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯒ ꯑꯗꯒꯤꯗꯤ ꯕꯤꯗ꯭ꯌꯥꯅꯟꯗꯅ ꯚꯤꯗꯤꯑꯣ ꯏꯗꯤꯇꯤꯡ ꯇꯧꯔꯒ ꯄꯩꯁꯥ ꯑꯦꯛꯖꯥꯝꯄꯜ ꯑꯩꯅ ꯄꯤꯔꯤ ꯚꯤꯗꯤꯑꯣ ꯏꯗꯤꯇꯤꯡ ꯇꯧꯔꯒ ꯃꯥ ꯄꯩꯁꯥ ꯐꯖꯅ ꯇꯥꯟꯈ꯭ꯔꯦ ꯍꯥꯏꯔꯒ ꯔꯤꯗꯝꯅ ꯔꯣꯕꯔꯠꯀ ꯔꯤꯗꯝꯅ ꯉꯁꯤ ꯇꯧꯔꯒ ꯑꯁꯤꯗꯤ ꯑꯩꯁꯨ ꯁꯤ ꯑꯣꯏꯅ ꯇꯧꯁꯜꯂꯨꯔꯒꯦ ꯍꯥꯏꯕ ꯇꯧ ꯇꯥꯔꯗꯤ ꯅꯪ ꯑꯗꯨꯝ ꯐꯦꯜ ꯑꯣꯏꯔꯛꯀꯅꯤꯕ ꯑꯗꯨꯅ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯈꯤꯕꯗꯣ ꯔꯣꯗ ꯃꯦꯞꯇꯣ ꯄꯤꯔꯛꯀꯗꯣꯏꯗꯣ ꯑꯗꯨ ꯄꯤꯔꯛꯀꯗꯣꯔꯤ ꯄꯣꯠꯇꯨꯗ ꯚꯤꯖꯟꯗꯣ ꯀ꯭ꯂꯤꯌꯔ ꯑꯣꯏꯅꯕ ꯅꯪꯒꯤ ꯆꯥꯟꯅꯖꯕ ꯄꯣꯠꯇꯣ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯣꯕ 10 days ꯑꯣꯏꯇꯥꯔꯁꯨ 20 days ꯑꯣꯏꯇꯥꯔꯁꯨ ꯐꯖꯅ ꯂꯧꯔꯒ ꯁꯣꯐꯥꯗ ꯑꯃ ꯐꯝꯃꯒ ꯀꯣꯐꯤ ꯑꯃ ꯊꯛꯑꯒ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯣ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯇꯥꯗꯕ꯭ꯔꯥ ꯇꯥꯏ ꯁꯥꯔ ꯑꯗꯨꯅꯤ ꯑꯩꯅ ꯍꯥꯏꯕꯗꯣ ꯑꯗꯨꯅ Right, ꯃꯥꯏꯟ sir. ꯃꯦꯞ ꯃꯥꯏꯟꯁꯦ ꯂꯣꯏ ꯀ꯭ꯂꯤꯌꯔ ꯑꯣꯏꯁꯦꯕꯀꯣ ꯃꯥꯏꯟꯁꯦ ꯍꯥꯟꯅ ꯂꯣꯏ ꯀ꯭ꯂꯤꯌꯔ ꯑꯣꯏ ꯁꯥꯖꯤꯠ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯑꯩꯅ ꯍꯥꯏꯁꯦ ꯇꯥꯏ ꯋꯥꯊꯤ ꯁꯥꯔ ꯋꯥꯔꯦꯝ
wathi waram tau lei ba sunga yaro ko wathi waram ha thapuk loi tok se best way da na sa ge result phang na ba ruzana ni ha je gyan tai ko ताई no rush hekta min tau gre sajid khan dong rang ken to ne ma swaina mana keno hudokibdagi sigi agency de hudokibda digital marketing agency ma hudok na paisa pan tan gre haraga sidai is rahul nong chanjal laga ai jung tau ge rahul adu ma tau no sajid khan ki ma mai way da paisa tan da jano ruzdan mai way ta nang na nangi way da paisa talo bishorjit ki mai way da paisa talo hadin no adu kem kai de sajid na tau kan asidi ai gi passionate oba poni sigi post de ai ju chang ge ha kem kai ba leite adu ga paisa gi khalla chang ba thapok ki tau no adu gi potum yan tai ko yan tare ko yes or no final Yes. Bye. okay sure na koi mission je kaino scammer मैम सिंह लोग फूकी बा वे तान थोकी बे scammers मैम सिंह मफम खंग थिन बिगी मयम दा यारे को निलगन द स्लाइड vision and mission of HAU सी मतंग जदि मुन्नम यान तारो कोई हाई अचीवर्स यूनिवर्सिटी की मिशन जे काइनो विजन जे काइनो क्वाइट फर्स्ट दी become the best version of yourself कोई एरोप्लेन दा कोई फ्लाइट ता पाए मतम दा कोई दा हाई को ऑक्सीजन मार्क्स ना साना हान उपु होय केनो तो मतम दा अदु कान मी कल्लु हाइबा वाही मा हाई को क्वाइट फर्स्ट मी मतेंग पांगेना इसाना ऑक्सीजन उपतना चंगु तारे दum nang hana sija tamna nang hana irak na nang hana dum ken toroga dum fun sija tam nang hana yan tai ko aduna quite first adi become the best version of yourself nang hana income la hanba nang hana chokhot pa nang hana mind develop to ba nang hana mayam dagi stand out oirak pa adu oira akanda mi gi mateng pang banga makada nang na broke chat laga paisa na sikim thok ta bida de phamung da tungai le raga ai mi mateng pang gen thu tar di kamai mateng pangam du na sumberlan bai hai ja adu itardi nang na sana oxygen do hana uppa se darka leibu ko aduna quite first ta nang hana let's do this ai sa je kamai hana build tongni ai sa gi business hana kamai shemni ai sa gi level je kamai level up tongni mind kamai upgrade torkani mi ga kamai thengna gani mi ga kamai talk to gani adagi sell kamai to bhairakani everything a to z step by step learn to save रस तौसलकोनो हेंग नोंगाला हाकनो सर आई सेल्स याम थुम तम दबे सर आई सी तौ दबे दे हाइदलकोनो अदु मतम ददि अदु माइ तौरकोनो आइना पिरे इबसे स्टेप बाय स्टेप पिरकनी क्वाइ फर्स्ट माइंड हाना इथोरकनी नेक्स्ट हाई स्किल पिरकनी पैसा तान बेबल लंबेल पिरकनी अलाइनमेंट फेज बिजनेस फेज खाइदो अदु गी दमक तने खाइदो थमी मैम सिंग अदुना आई होरेन हम उलक्के फदना अदु पोचिंग नोय मसेन लोय ज्ञान ताजे अंगांग अमता नत्रबनी नोय सिदे बिजनेस लाइन प्रोफेशनल ओइबा गादा चंग मैम सिंग हाइदिंग आक्तंगी वाथि वारेन तौ लाक मनते दुना रस तौदबा ingba mind calm oiba aduga high achievers ki mind chenba so become the best version of yourself first yarbo ngasi dagi noina sagi best version puthokna ready oiba oidabro yes I'm ready haro ready oitarin ready oitari no I'm ready no I'm not ready yes I'm ready okay ready ore okay become the best version of yourself first ngasi dagi kamaina best version of yourself when you have the community manung da loi haira ni kusida loi haira roi ko community manung da loi aina loi thadara kani kamaina best version hoini kamaina mi ga wari chana ngamni kamaina confidently wari chani kamaina camera da bis wer kani kamaina content da mayam da loi tong halakani ha po to aina hojik pami se kai pami khamra mayam da ina haju ja moi gi mayam na haina da north east ju haina da high achievers university aina alpesta ke bada nilakanta da toina haiba po ni si mayam jing अखोई टीम दी अखोई यूनिवर्सिटी अखोई मेंबर मैम अखोई मैम सिंह ngasi अखोई फैमिली ओरबने ब्रदर मैम सिंह लोय ओरबने अखोई न तोरप थबक मैम सिंह जे वेदर सोशल मीडिया द कंटेंट ओइगेरा एनीथिंग वीडियो एडिटिंग बो ओइगेरा मी गे वरि सना बो ओइगेरा सेल्स तो बो ओइगेरा पूरा फायर मतौ तमजनिंगाई ओइ हाबा पोतो मिंगो ngasi दगी पीस पूरा नंग हजि लैरि बो मफम द केम काइदे सपोज ओपन रिजिट नंग हजि लैरि मफम द नंग रिसरास ना खलेबा ब्रो ओइ दिजिक लेरम द बे को एग्जांपल लेना पीजे हाजि आई बेसिक वर्जन द लई हुजिक वांगांगो फजन ngam de ji confident kitang loy ke mawno ai loi silakani confident adu gidam tani seminar akoina seminar ga thamai mem sin noi masen unaraga wari sanara confidence thugara confidence sokhula akanda mi quite important ko mi on the wangangam jam important way ba wangam da kichikurum to lei ba pose si dani am soi mem din heng service business lakwa matam da ai kanam hage product business di ke doge ha matam da yai kem kai gi noi heng e-commerce business achobam build toge brand build toge ha different way ne adubu mostly paisa so botan gi haita di service business coaching business singo pota la ebo ko aduna singo lak matam da di
ꯋꯥ ꯉꯥꯡ ꯍꯩꯕ ꯑꯗꯒꯤꯗꯤ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏꯕ ꯅꯪꯒꯤ ꯚꯣꯏꯁ ꯌꯥꯝ ꯗꯔꯀꯥꯔ ꯇꯥꯏꯌꯦꯕ ꯑꯗꯨ ꯀꯥꯟꯗ ꯄꯩꯁꯥ ꯃꯐꯝ ꯈꯪꯅ ꯂꯥꯛꯀꯅꯤ ꯑꯗꯨꯕꯨ ꯇꯨꯁꯣꯟ ꯃꯥꯟꯁꯣꯟꯅ ꯂꯩꯇꯥꯔꯗꯤ ꯅꯪꯅ ꯐꯅ ꯁ꯭ꯀꯤꯜꯁ ꯂꯩꯇꯥꯔꯁꯨ ꯐꯅ ꯋꯥ ꯉꯥꯡ ꯍꯥꯏꯕꯗꯤ ꯅꯪꯉꯣꯟꯗ ꯅꯣꯂꯦꯖ ꯀꯌꯥꯝ ꯂꯩꯇꯥꯔꯁꯨ ꯋꯥ ꯉꯥꯡꯊꯣꯛꯄ ꯉꯝꯗ ꯇꯥꯔꯗꯤ ꯃꯤꯅ ꯅꯪꯁꯨ ꯁꯨꯡꯈꯪ ꯈꯪꯉꯣꯏꯕ ꯅꯪꯒꯤ ꯇꯦꯂꯦꯟꯁꯦ ꯀꯩꯅꯣ ꯁꯨꯡꯈꯪ ꯈꯪꯉꯣꯏꯕ ꯋꯥ ꯉꯥꯡ ꯍꯥꯏꯕꯗꯤ ꯅꯣꯂꯦꯖ ꯀꯩꯝ ꯂꯩꯇꯕ ꯃꯤ ꯀꯌꯥꯝ ꯂꯩ ꯑꯗꯨ ꯋꯥ ꯉꯥꯡꯕ ꯐꯖꯅ ꯍꯩꯕ ꯄꯩꯁꯥ ꯐꯅ ꯇꯥꯜꯂꯦ ꯃꯣꯏꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯣꯏꯒꯤ ꯀꯝꯃ꯭ꯌꯨꯅꯤꯀꯦꯁꯟ ꯁ꯭ꯀꯤꯜꯁꯨ ꯌꯥꯝ ꯋꯥꯡꯕꯒꯤꯅꯦꯕ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯀꯩꯝ ꯋꯥꯎꯅꯨ ꯅꯣꯏꯅ ꯉꯁꯤ ꯂꯩ ꯀꯩꯝ ꯍꯟꯊꯅ ꯈꯟꯕꯩ ꯗꯔꯀꯥꯔ ꯇꯥꯗꯦ ꯅꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝꯗ ꯑꯩꯗꯤ ꯕꯦꯁꯤꯛ ꯀꯣꯟꯐꯤꯗꯦꯟꯁ ꯋꯥꯠꯂꯤ ꯗꯣꯟ ꯋꯥꯔꯤ ꯑꯩꯅ ꯂꯣꯏ ꯁꯤꯜꯂꯛꯀꯅꯤ ꯃꯊꯪ ꯑꯗꯒꯤꯗꯤ ꯃꯌꯥꯝ ꯒꯦꯁ ꯀꯌꯥ ꯑꯃ ꯂꯥꯛꯀꯅꯤ ꯑꯗꯒꯤ ꯏꯟꯐꯦꯛ ꯅꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯖꯨꯅꯤꯌꯔ ꯅꯤꯂꯀꯥꯟꯇ ꯍꯧꯖꯤꯛ ꯃꯥꯅꯁꯨ ꯂꯣꯏ ꯊꯥꯗꯔꯛꯀꯅꯤ ꯃꯥꯁꯨ ꯍꯧꯖꯤꯛ ꯀꯣꯟꯐꯤꯗꯦꯟ ꯃꯥꯅ ꯂꯦꯚꯦꯜ ꯑꯞ ꯑꯣꯏꯔꯛꯏꯁꯦ ꯀꯃꯥꯏꯅ ꯑꯣꯏꯔꯅꯣ ꯃꯥꯅ 19 ꯌꯔꯁ 20 ꯌꯔꯁꯇ ꯀꯃꯥꯏꯅ ꯃꯥꯏ ꯃꯥꯏꯟꯗ ꯂꯦꯚꯦꯜ ꯑꯞ ꯑꯣꯏꯔꯛꯏꯅꯣ ꯍꯥꯏꯕ ꯄꯣꯠꯁꯦ ꯁꯤꯁꯨ ꯍꯪꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯣꯠ ꯑꯃ ꯅꯣꯏꯅ ꯍꯟꯕ ꯀꯌꯥꯝ ꯌꯥꯎꯔꯝꯒꯅꯤ ꯅꯤꯂꯀꯥꯟꯇꯗ ꯍꯟꯕ ꯃꯤꯑꯣꯏ ꯀꯌꯥꯝ ꯌꯥꯎꯔꯝꯒꯅꯤꯀꯣ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯉꯁꯤ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯃꯥꯗꯤ ꯑꯩꯒꯤ ꯏꯈꯥꯏ ꯑꯉꯥꯡꯅꯦꯅ ꯍꯪꯗꯕ ꯇꯧꯒꯅꯨ ꯀꯣ ꯁꯤ ꯄꯣꯠꯁꯦ ꯐꯠꯇꯕ ꯄꯣꯠꯅꯤ ꯏꯈꯥꯏ ꯑꯉꯥꯡ ꯑꯣꯏꯇꯥꯔꯁꯨ ꯃꯥꯅ ꯅꯉꯣꯟꯗꯒꯤ ꯅꯣꯂꯦꯖ ꯂꯩꯔꯛ ꯇꯥꯔꯗꯤ ꯃꯥꯅ ꯈꯪꯕ ꯍꯦꯜꯂꯛ ꯇꯥꯔꯗꯤ ꯃꯉꯣꯟꯗ ꯇꯝꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯣꯠꯇꯣ ꯇꯝꯊꯣꯛꯑꯣ ꯐꯖꯅ ꯍꯥꯏꯌꯣ ꯃꯉꯣꯟꯗ ꯁꯤ ꯅꯣꯏꯒꯤꯗꯃꯛꯇꯗꯤ ꯐꯩꯅꯤ ꯏꯈꯥꯏ ꯑꯉꯥꯡꯅ ꯇꯝꯕꯁꯦ ꯁꯤꯁꯨ ꯐꯩꯅꯤ ꯐ꯭ꯔꯦꯟ ꯑꯣꯏꯅ ꯂꯣꯏꯅꯔꯒ ꯇꯝꯃꯛꯀꯗꯣꯏꯅꯤ ꯑꯗꯨꯅ ꯃꯥꯗꯤ ꯏꯈꯥꯏ ꯑꯉꯥꯡꯅꯦ ꯃꯉꯣꯟꯗ ꯇꯝꯕꯩ ꯀꯩꯗꯧꯕꯩ ꯗꯔꯀꯥꯔ ꯇꯥꯗꯦ ꯃꯉꯣꯟꯗ ꯀꯩꯗꯧꯕꯩ ꯇꯝꯗ ꯑꯩ ꯊꯣꯛꯄ ꯇꯝꯖꯧꯒꯦ ꯑꯇꯣꯞꯄꯗ ꯑꯗꯨꯝ ꯂꯩꯍꯧ ꯇꯥꯕꯅꯦ ꯑꯗꯨꯝ ꯑꯗꯨꯏ ꯁꯔꯨꯛꯄꯨꯗꯤ ꯑꯃꯅ ꯑꯃ ꯀooperation ꯑꯣꯏꯅꯖꯦꯕꯀꯣ ꯑꯔꯖꯨꯟꯅ ꯈꯪ ꯇꯥꯔꯁꯨ ꯕꯤꯗ꯭ꯌꯥꯅꯟꯗꯗ ꯃꯇꯦꯡ ꯄꯥꯡꯉꯨ ꯕꯤꯗ꯭ꯌꯥꯅꯟꯗꯅ ꯈꯪ ꯇꯥꯔꯁꯨ ꯑꯣꯄꯦꯟꯗ꯭ꯔꯖꯤꯠꯇ ꯃꯇꯦꯡ ꯄꯥꯡꯉꯨ ꯑꯜꯄꯦꯁꯅ ꯈꯪꯕ ꯄꯣꯠꯇꯣ ꯔꯤꯁꯤꯔꯥꯖꯇ ꯃꯇꯦꯡ ꯄꯥꯡꯉꯨ ꯔꯤꯗꯝꯅ ꯈꯪꯕ ꯄꯣꯠꯇꯣ ꯔꯤꯁꯤꯔꯥꯖꯇ ꯃꯇꯦꯡ ꯄꯥꯡꯉꯨ ꯑꯗꯒꯤꯗꯤ ꯔꯥꯍꯨꯜꯅ ꯈꯪꯕ ꯄꯣꯠꯇꯣ ꯁꯤꯗ ꯑꯃꯗ ꯁꯥꯖꯤꯠꯇ ꯃꯇꯦꯡ ꯄꯥꯡꯉꯨ ꯁꯨꯃꯥꯏꯅ ꯇꯧꯅꯔꯀꯥꯟꯗ ꯑꯩꯈꯣꯏ ꯒ꯭ꯔꯣ ꯇꯧꯕꯁꯦ ꯔꯣꯕꯔꯠꯅ ꯈꯪꯕ ꯄꯣꯠꯇꯣ ꯕꯤꯁ꯭ꯋꯖꯤꯠꯇ ꯃꯇꯦꯡ ꯄꯥꯡꯉꯨ ꯑꯗꯨꯀꯥꯟꯗ ꯑꯩꯈꯣꯏ ꯒ꯭ꯔꯣ ꯇꯧꯃꯤꯟꯅꯕ ꯉꯝꯗꯣꯏꯅꯦꯕ ꯑꯗꯩ ꯑꯃꯅ ꯑꯩꯗꯤ ꯅꯉꯣꯟꯗ ꯍꯦꯜꯂꯤꯅ ꯁꯨꯝ ꯂꯩ ꯇꯥꯔꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯀꯝꯃ꯭ꯌꯨꯅꯤꯇꯤꯗ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯑꯩꯅ ꯅꯉꯣꯟꯗꯩ ꯍꯦꯜꯂꯦ ꯑꯗꯒꯤ ꯑꯩꯗꯤ ꯁꯤꯅꯤ ꯍꯥꯏꯕ ꯄꯣꯠꯇꯣ ꯑꯗꯨꯝ ꯁꯤꯒꯨꯝꯕ ꯄꯣꯠꯁꯤꯃ ꯇꯧꯔꯛꯑꯅꯨ ꯅꯣ ꯁꯣ ꯑꯣꯐ ꯑꯗꯒꯤꯗꯤ ꯋꯥꯊꯤ ꯋꯥꯔꯦꯝ ꯑꯃ ꯇꯧꯗꯕ ꯑꯃꯅ ꯃꯇꯦꯡ ꯄꯥꯡꯅꯕ ꯁꯞꯄꯣꯔꯠ ꯇꯧꯅꯕ ꯆꯤꯡꯈꯠꯃꯤꯟꯅꯕ ꯗꯦꯠꯁ ꯗ ꯃꯤꯁꯟ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯀꯥꯟꯗ ꯁ꯭ꯂꯥꯏꯗ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯕꯗꯣ ꯁꯞꯄꯣꯔꯠ ꯏꯆ ꯑꯗꯔ ꯑꯦꯟ ꯒ꯭ꯔꯣ ꯇꯨꯒꯦꯗꯔ ꯑꯩꯅ ꯅꯣꯏꯗꯁꯨ ꯁꯞꯄꯣꯔꯠ ꯇꯧꯔꯤꯕ ꯁꯨꯃꯥꯏꯅ ꯉꯁꯤꯗꯒꯤ ꯑꯦꯚ꯭ꯔꯤꯊꯤꯡ ꯅꯣꯏꯅ ꯇꯧꯔꯤꯕ ꯄꯣꯠ ꯃꯌꯥꯝꯁꯤꯡꯁꯦ ꯍꯥꯏꯕꯗꯤ ꯑꯩ ꯁꯝ ꯋꯥꯠ ꯑꯩ ꯂꯣꯏ ꯂꯧꯗꯣꯏꯅꯦ ꯂꯣꯏꯅꯃꯛ ꯏꯟꯐꯣꯔꯃꯦꯁꯟ ꯂꯣꯏ ꯗꯥꯇꯥ ꯂꯣꯏ ꯊꯝꯗꯣꯏꯅꯦ ꯑꯦꯚ꯭ꯔꯤ ꯋꯥꯟꯒꯤ 100 ꯄꯤꯄꯜ ꯑꯣꯏꯁꯅꯨ 200 ꯑꯩ ꯗꯣꯟ ꯀꯦꯌꯔ ꯂꯣꯏ ꯂꯧꯗꯣꯏꯅꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯏꯆ ꯑꯦꯟ ꯑꯦꯚ꯭ꯔꯤ ꯋꯥꯟ ꯑꯣꯐ ꯌꯨ ꯅꯣꯏ ꯔꯤꯖꯜꯠ ꯐꯪꯗꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯀꯩꯒꯤꯅꯣ ꯅꯣꯏ ꯔꯤꯖꯜꯠ ꯐꯪꯗꯕ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯔꯦꯄꯨꯇꯦꯁꯟꯅꯦꯕ ꯑꯗꯨꯅ ꯔꯤꯖꯜꯠ ꯐꯪꯅꯕ ꯃꯇꯝꯗ ꯁꯞꯄꯣꯔꯠ ꯏꯆ ꯑꯗꯔ ꯁꯞꯄꯣꯔꯠ ꯇꯧꯗꯕ ꯌꯥꯗꯦ ꯑꯗꯒꯤ ꯆꯤꯟ ꯊꯤꯕ ꯑꯗꯒꯤꯗꯤ ꯁꯦꯔꯥꯟ ꯇꯨꯔꯥꯟꯕ ꯋꯥꯔꯤ ꯊꯥꯔꯝ ꯇꯥꯔꯗꯤ ꯌꯨ ꯋꯤꯜ ꯕꯤ ꯕꯦꯟ ꯐꯣꯔ ꯑꯦꯚꯔ ꯀꯝꯃ꯭ꯌꯨꯅꯤꯇꯤꯗꯒꯤ ꯁꯤꯃ ꯈꯪꯖꯜꯂꯨ ꯑꯗꯨꯅ ꯁꯞꯄꯣꯔꯠ ꯇꯧꯅꯕ ꯑꯃꯅ ꯑꯃꯒꯤ ꯒ꯭ꯔꯣ ꯇꯧꯅꯕ ꯆꯤꯡꯈꯠꯃꯤꯟꯅꯅꯕ ꯍꯣꯠꯅꯕꯁꯦ ꯈ꯭ꯋꯥꯏ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯄꯣꯠꯅꯤ ꯅꯦꯛꯁ ꯁ꯭ꯇꯦꯞꯇ ꯅꯤꯂꯀꯥꯟꯇ ꯐꯔꯁ ꯁ꯭ꯇꯦꯞꯇ ꯅꯪꯒꯤ ꯃꯥꯏꯟꯁꯦꯠ ꯀꯩꯗ ꯂꯣꯏ ꯗꯦꯕꯂꯞ ꯇꯧꯔꯀꯥꯟꯗ ꯅꯦꯛꯁ ꯁ꯭ꯇꯦꯞꯇ ꯑꯩꯅ ꯍꯥꯏꯔꯛꯄꯁꯦ ꯕꯤꯜ ꯌꯣꯔ ꯁꯦꯜꯐ ꯅꯪꯒꯤ ꯏꯟꯀꯝ ꯁ꯭ꯇ꯭ꯔꯤꯝꯁꯦ ꯁꯤ ꯍꯥꯟꯅ ꯍꯦꯟꯒꯠꯍꯟꯁꯦ ꯏꯟꯀꯝ ꯁ꯭ꯇ꯭ꯔꯤꯝꯁꯦ ꯑꯩ ꯉꯁꯥꯏ ꯍꯥꯏꯒꯤꯗꯣ ꯏꯟꯀꯝ ꯁ꯭ꯇ꯭ꯔꯤꯝ ꯍꯥꯏꯔꯒ ꯀꯔꯣꯔꯒꯤ ꯋꯥꯔꯤ ꯇꯧꯔꯛꯀꯅꯨꯀꯣ ꯀꯔꯣꯔꯒꯤ ꯂꯥꯛꯀꯤ ꯋꯥꯔꯤ ꯇꯧꯔꯛꯀ ꯑꯗꯨꯗꯤ ꯋꯥꯊꯤꯅꯦ ꯍꯥꯏꯕꯗꯤ ꯋꯥꯀꯥꯏꯅꯦ ꯑꯗꯨꯒꯤ ꯄꯣꯠꯇꯨꯗꯤ ꯑꯗꯨꯏ ꯁꯔꯨꯛꯄꯨꯗꯤ ꯉꯝꯒꯗꯕ ꯚꯤꯖꯟꯗ ꯍꯥꯏꯕꯗꯤ ꯈ꯭ꯋꯥꯏ ꯐꯔꯁꯇ ꯑꯩ ꯍꯥꯟꯅ 20,000 ꯍꯥꯟꯅ ꯇꯥꯟꯒꯦ 15 ꯍꯥꯟꯅ ꯇꯥꯟꯒꯦ ꯑꯣꯔ ꯑꯩ ꯁꯝ ꯋꯥꯠ 6 ꯃꯟꯊꯁ ꯑꯩ 1 ꯂꯥꯛ ꯍꯤꯠ ꯇꯧꯒꯦ 2 ꯂꯥꯛ ꯍꯤꯠ ꯇꯧꯒꯦ ꯍꯥꯏꯕ ꯄꯣꯠꯁꯦ ꯁꯤꯗ ꯍꯥꯟꯅ ꯂꯥꯛꯑꯣ ꯔꯤꯌꯦꯜ ꯑꯣꯏꯕ ꯄꯣꯠꯇꯀꯣ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯋꯥꯊꯤꯅꯤ ꯃꯣꯏꯅ ꯁꯤꯗꯩꯗ ꯂꯥꯛ 10 ꯇꯥꯜꯂꯨ ꯊꯥ ꯇꯔꯨꯛꯇ ꯂꯥꯛ 10 ꯇꯥꯜꯂꯨ ꯀꯥꯏ ꯑꯩ ꯁꯨꯡꯊꯥ ꯊꯥꯖꯗꯦ ꯀꯩꯅꯣ ꯃꯇꯝꯗ ꯊꯥ ꯇꯔꯨꯛꯇ ꯑꯗꯨꯃꯥꯏꯅ ꯇꯥꯟꯕ ꯉꯝꯕ ꯍꯥꯏꯁꯦ ꯀꯩ ꯇꯧꯔ ꯇꯥꯟꯗꯣꯏꯅꯣ ꯍꯥꯏꯕ ꯄꯣꯠꯇꯣ ꯁꯤ ꯂꯥꯛꯑꯦ ꯕ꯭ꯂꯦꯛ ꯕꯤꯖꯤꯅꯦꯁ ꯇꯧ ꯇꯥꯕꯅꯦ ꯑꯗꯨ ꯄꯣꯠꯇꯨꯗꯤ ꯑꯗꯒꯤꯗꯤ ꯁꯤ ꯃꯤꯉꯣꯟꯗ ꯁ꯭ꯀꯦꯝ ꯇꯧ ꯇꯥꯕꯅꯦ ꯑꯗꯨꯒꯨꯝꯕ ꯄꯣꯠ ꯂꯥꯛꯀꯅꯦꯕ ꯑꯗꯨꯕꯨ ꯔꯤꯌꯦꯜ ꯕꯤꯖꯤꯅꯦꯁꯇ ꯂꯥꯛꯇꯥꯔꯗꯤ ꯃꯇꯝ ꯆꯪꯉꯦꯀꯣ 6 ꯃꯟꯊꯁ ꯍꯥꯏꯁꯦ ꯀꯩꯁꯨ ꯅꯠꯇꯦ 1 ꯌꯔꯗ ꯐꯥꯎꯗ ꯏꯟꯀꯝ ꯂꯥꯛꯇꯕ ꯌꯥꯎꯔꯤꯅꯦ ꯑꯗꯨ 1 ꯌꯔꯗ ꯒꯤꯞ ꯑꯞ ꯇꯧꯒꯅꯨ 6 ꯃꯟꯊꯁ ꯆꯪꯉꯦꯅ ꯒꯤꯞ ꯑꯞ ꯇꯧꯒꯅꯨ ꯑꯩꯅꯁꯨ ꯒꯤꯞ ꯑꯞ ꯇꯧꯔꯝ ꯇꯥꯔꯗꯤ ꯑꯩꯁꯨ ꯉꯁꯤ ꯇꯧꯔꯤ ꯄꯣꯠ ꯃꯌꯥꯝꯁꯤꯡ ꯇꯧꯕ ꯑꯝꯇ ꯉꯝꯃꯝꯃꯔꯣꯏ ꯑꯩꯅ ꯅꯣꯏ ꯃꯌꯥꯝꯗ ꯍꯥꯏꯗꯣꯏꯁꯦ ꯃꯇꯝ ꯆꯪꯒꯅꯤ ꯕꯠ ꯏꯠꯁ ꯐꯥꯏꯟ ꯑꯗꯨꯕꯨ ꯅꯣꯏꯅ ꯆꯪꯒꯗꯕ ꯃꯇꯝꯗꯣ ꯑꯗꯨ ꯀꯛꯊꯗꯣꯔꯕꯅꯦ ꯑꯩꯅ ꯍꯧꯖꯤꯛ ꯅꯣꯏꯅ 10 ꯃꯟꯊꯁ ꯆꯪꯒꯗꯕ ꯅꯣꯏꯅ 12 ꯃꯟꯊꯁ ꯆꯍꯤ 2 ꯆꯪꯒꯗꯕ ꯄꯣꯠꯇꯣ ꯑꯩꯅ ꯅꯣꯏꯗ 1 ꯌꯔꯗ 6 ꯃꯟꯊꯁꯇ 5 ꯃꯟꯊꯁꯇ ꯐꯪꯒꯗꯕ ꯄꯣꯠꯇꯣ ꯐꯪꯅꯕ ꯍꯣꯠꯅꯗꯣꯔꯕꯅꯦ ꯑꯩꯅ ꯒꯦꯔꯦꯟꯇꯤ ꯑꯝꯇ ꯄꯤꯔꯨꯀꯣ ꯍꯥꯏꯗꯤ ꯁꯤꯗꯩꯁꯤꯗ ꯑꯩꯅ 5 ꯃꯟꯊꯁ ꯍꯥꯏꯒꯦꯅ ꯑꯃꯨꯛ ꯍꯥꯏꯖꯤꯜꯂꯛꯀꯅꯤ ꯑꯗꯨꯅ ꯅꯣꯏ ꯍꯣꯠꯅꯕꯒꯤ ꯃꯈꯥꯁꯨ ꯄꯣꯜꯂꯦ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦꯀꯣ ꯅꯣꯏꯅ ꯍꯣꯠꯅꯔꯛ ꯇꯥꯔꯗꯤ ꯑꯩꯅ ꯄꯤꯔꯤ ꯄꯣꯠꯇꯣ ꯄꯣꯞ ꯇꯥꯔꯛꯀꯅꯤ ꯅꯦꯂꯀꯥꯟꯗ ꯄꯣꯞ ꯇꯥꯏꯁꯤꯅꯤ ꯑꯗꯒꯤꯗꯤ ꯍꯧꯖꯤꯛ ꯇꯥꯔꯛꯀꯗꯕ ꯃꯤ ꯌꯥꯝ ꯂꯩꯔꯦ ꯍꯧꯖꯤꯛ ꯀꯦꯕ ꯇꯥꯔꯛꯑꯅꯤ ꯑꯜꯄꯦꯁ ꯇꯥꯔꯛꯑꯅꯤ ꯃꯊꯪ ꯇꯥꯔꯛꯀꯗꯕ ꯃꯤ ꯀꯌꯥꯝ ꯂꯩꯔꯦ ꯑꯗꯨꯅ ꯕꯤꯗ꯭ꯌꯥꯅꯟꯗꯁꯨ ꯔꯤꯁꯤꯔꯥꯖꯁꯨ ꯑꯔꯖꯨꯟꯁꯨ ꯂꯣꯏꯅꯃꯛ ꯇꯥꯅꯕ ꯄꯣꯠꯇꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏ ꯅꯣꯏ ꯅꯁꯥꯅ ꯅꯁꯥ ꯊꯥꯖꯕ ꯅꯣꯏꯅ ꯑꯩ ꯊꯥꯖꯕ ꯁꯤ ꯌꯥꯅꯕ꯭ꯔꯥ ꯅꯣꯏꯅ ꯅꯁꯥꯅ ꯅꯁꯥ ꯊꯥꯖꯕ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯊꯥꯖꯕ ꯊꯝꯕ ꯌꯦꯁ ꯑꯣꯔ ꯅꯣ ꯌꯥꯏ ꯀꯩꯅꯣ ꯑꯇꯣꯞꯄ ꯑꯔꯣꯏꯕꯤ ꯌꯦꯁ ꯁꯤꯅ ꯐꯥꯏꯌꯔ ꯑꯔꯣꯏꯕꯤ ꯌꯦꯁ ꯍꯥꯏꯁꯦ ꯑꯣꯀꯦ ꯁꯣ ꯕꯤꯜ ꯌꯣꯔ ꯁꯦꯜꯐ ꯑꯦꯟ ꯏꯟꯀ꯭ꯔꯤꯖ ꯌꯣꯔ ꯏꯟꯀꯝ ꯌꯥꯝ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯖꯩ ꯑꯩꯈꯣꯏ ꯀꯝꯃ꯭ꯌꯨꯅꯤꯇꯤꯗꯀꯣ ꯍꯥꯏꯕꯗꯤ ꯁꯨꯃꯥꯏꯅ ꯂꯩꯔꯣꯏꯁꯦ ꯄꯨꯔꯥ ꯐꯥꯏꯌꯔ ꯑꯣꯏꯅ ꯂꯩꯒꯗꯕ ꯅꯦꯛꯁ ꯅꯔꯀꯥꯟꯗ ꯁ꯭ꯂꯥꯏꯗ ꯗꯤꯁ ꯏज ꯗ ꯕꯤꯒꯦꯁ ꯃꯤꯁꯟ ꯅꯣꯏꯅ ꯅꯁꯥꯁꯦ ꯕꯤꯜ ꯇꯧꯔꯛꯑꯀꯥꯟꯗ ꯅꯣꯏ ꯅꯁꯥ ꯆꯥꯎꯈꯠꯂꯛꯑꯀꯥꯟꯗ ꯄꯩꯁꯥ ꯊꯣꯛꯂꯛꯑꯀꯥꯟꯗ ꯖꯣꯕ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁ ꯀ꯭रिꯌꯦꯠ ꯇꯧꯕ
ꯅꯁꯥ ꯅꯊꯟꯗ ꯄꯩꯁꯥ ꯇꯥꯟꯕꯩ ꯋꯥ ꯅꯠꯇꯕ ꯃꯤꯁꯨ ꯄꯩꯁꯥ ꯇꯥꯟꯍꯟꯅꯕ ꯍꯣꯠꯅꯔꯛꯄ ꯃꯤ ꯑꯃꯗ ꯑꯣꯏꯇꯥꯔꯁꯨ ꯑꯅꯤꯗ ꯑꯣꯏꯇꯥꯔꯁꯨ ꯑꯍꯨꯝꯗ ꯑꯣꯏꯇꯥꯔꯁꯨ ꯃꯤꯁꯦ ꯖꯣꯕ ꯄꯤꯔꯒ ꯅꯪꯒꯤ ꯅꯈꯥ ꯊꯝꯃꯛ ꯇꯥꯔꯗꯤ ꯑꯗꯨꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯟꯑꯦꯝꯄ꯭ꯂꯣꯏꯃꯦꯟ ꯔꯦꯠꯁꯦ ꯍꯟꯊꯔꯛꯀꯗꯣꯏꯅꯤ ꯑꯗꯨ ꯅꯁꯥ ꯅꯊꯟꯗ ꯂꯣꯏ ꯇꯥꯜꯂꯒ ꯑꯩ ꯂꯣꯏ ꯄꯩꯁꯥ ꯂꯧꯒꯦ ꯍꯥꯏꯕꯗꯤ ꯆꯥꯎꯈꯠꯄꯁꯨ ꯉꯝꯃꯔꯣꯏ ꯑꯗꯨꯃꯗꯨ ꯑꯗꯨꯝ ꯂꯩꯍꯧꯔꯅꯤ ꯑꯗꯨꯒ ꯈꯔ ꯂꯩꯔꯒ ꯕ꯭ꯔꯣꯛ ꯆꯠꯄꯁꯨ ꯑꯗꯨꯝ ꯊꯨꯔꯅꯤ ꯑꯗꯨꯝ ꯕ꯭ꯔꯣꯛ ꯁꯨꯝ ꯆꯠꯈ꯭ꯔꯅꯤ ꯈꯔ ꯂꯩꯔꯒ ꯑꯗꯨꯝ ꯃꯥꯡꯈ꯭ꯔꯦ ꯔꯤꯁꯤꯔꯥꯖꯇꯣ ꯄꯩꯁꯥ ꯌꯥꯝ ꯄꯥꯏꯈꯠꯂꯝꯃꯦ ꯃꯥꯏ ꯕꯤꯖꯤꯅꯦꯁ ꯑꯃ ꯍꯧꯗꯣꯛꯑꯒ ꯃꯥꯡꯈ꯭ꯔꯦ ꯃꯊꯟ ꯇꯧꯔꯨꯕꯗ ꯍꯥꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯂꯩꯍꯧꯔꯅꯤ ꯑꯗꯨꯝ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯑꯃ ꯇꯧꯕ ꯌꯥꯗꯦ ꯄꯩꯁꯥ ꯄꯥꯏꯈꯠꯂꯛ ꯇꯥꯔꯗꯤ 50,000 ꯇꯥꯜꯂꯛꯑꯗꯤꯅꯦ ꯀꯩꯗꯧꯒꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯅꯪꯒꯤ ꯋꯔꯛꯁꯦ ꯗꯦꯂꯤꯒꯦꯠ ꯇꯧꯕ ꯇꯝꯒꯗꯕ ꯗꯦꯂꯤꯒꯦꯠ ꯇꯧꯕꯁꯦ ꯀꯅꯥꯗ ꯄꯤꯊꯣꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯗꯨꯕꯨ ꯍꯣꯏ ꯃꯇꯝ ꯆꯪꯉꯦ ꯃꯤꯁꯦ ꯅꯪ ꯊꯤꯕ ꯃꯇꯝꯗ ꯋꯥꯏꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯗꯦꯂꯤꯒꯦꯠ ꯇꯧꯕꯗ ꯅꯪ ꯊꯥꯖꯕ ꯁꯝꯅ ꯍꯥꯏꯔꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯅꯤꯂꯀꯥꯟꯇꯁꯦ ꯑꯩꯒꯤ ꯁꯥꯇ꯭ꯔꯅꯤ ꯑꯗꯣ ꯃꯥꯁꯦ ꯍꯧꯖꯤꯛ ꯃꯥꯏ ꯊꯕꯛꯁꯦ ꯄꯔꯐꯣꯔꯃꯦꯟꯁꯁꯦ ꯃꯩꯅꯦ ꯃꯥꯅ ꯇꯧ ꯍꯥꯏ ꯄꯔꯐꯣꯔꯃꯦꯟꯁꯁꯦ ꯑꯗꯨꯅ ꯃꯥꯒ ꯑꯩꯒ ꯍꯧꯖꯤꯛ ꯊꯕꯛ ꯇꯧꯃꯤꯟꯅꯔꯦ ꯍꯧꯖꯤꯛ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯁꯤꯗꯤ ꯃꯥꯏ ꯄꯔꯐꯣꯔꯃꯦꯟꯁ ꯑꯉꯥꯡ ꯍꯥꯏꯕ ꯂꯩꯇꯦ ꯑꯍꯟ ꯍꯥꯏꯕ ꯂꯩꯇꯦ ꯉꯁꯥꯏ ꯍꯥꯏꯈ꯭ꯔꯦꯕꯀꯣ ꯑꯩꯒꯤꯗꯤ ꯄꯔꯐꯣꯔꯃꯦꯟꯁ ꯐꯖꯅ ꯄꯤꯔꯗꯤ ꯑꯩꯁꯨ ꯉꯥꯏꯔꯦ ꯍꯧꯖꯤꯛ ꯁꯄꯣꯁ ꯀꯅꯥꯒꯨꯝꯕ ꯑꯉꯥꯡ ꯑꯃꯅ ꯑꯩꯉꯣꯟꯗ ꯍꯦꯟꯖꯜꯂꯛꯏ ꯍꯥꯏꯇꯥꯔꯁꯨ ꯃꯥꯏ ꯄꯔꯐꯣꯔꯃꯦꯟꯁꯇꯣ ꯐꯖ ꯇꯥꯔꯗꯤ ꯃꯥꯒꯁꯨ ꯑꯩ ꯋꯔꯛ ꯇꯧꯃꯤꯟꯅꯕ ꯀꯩꯝ ꯀꯥꯏꯕ ꯂꯩꯕ ꯅꯠꯇꯦ ꯅꯣꯏ ꯃꯔꯛꯇꯁꯨ ꯄꯔꯐꯣꯔꯃꯦꯟꯁ ꯐꯖꯔꯛ ꯇꯥꯔꯗꯤ ꯅꯣꯏ ꯑꯗꯨꯝ ꯊꯕꯛ ꯇꯧꯃꯤꯟꯅ ꯇꯥꯟꯅꯩ ꯁꯤꯗꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯀꯧꯋꯦ ꯑꯃꯅ ꯑꯃ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯄꯤꯅꯕ ꯁꯄꯣꯁ ꯔꯤꯁꯤꯔꯥꯖꯅ ꯍꯥꯏꯔꯦꯕ ꯕ꯭ꯔꯣ ꯑꯩ ꯁꯨꯃꯥꯏꯅ ꯁꯤ ꯇꯧꯔꯦ ꯈꯣꯠꯂꯦ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯁꯤ ꯇꯧꯁꯦ ꯈꯣꯠꯁꯦ ꯍꯥꯏ ꯃꯇꯝꯗ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯐꯖ ꯇꯥꯔꯗꯤ ꯃꯤ ꯂꯣꯏ ꯆꯪꯉꯛ ꯇꯥꯕꯅꯤ ꯑꯗꯨꯝ ꯃꯁꯥꯅ ꯈꯪꯅ ꯁꯤ ꯀꯩ ꯀꯧꯏ ꯑꯃꯅ ꯑꯃ ꯈꯨꯠ ꯁꯣꯛꯅꯕ ꯑꯃꯅ ꯑꯃꯅ ꯆꯥꯎꯈꯠꯃꯤꯟꯅꯅꯕ ꯊꯕꯛꯇ ꯇꯧꯕ ꯄꯣꯠ ꯀꯧꯋꯦꯕꯀꯣ ꯑꯗꯨꯅ ꯁꯤꯒꯤ ꯄꯣꯠꯁꯦ ꯈꯪꯉꯣ ꯖꯣꯕ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁ ꯀ꯭रिꯌꯦꯠ ꯇꯧꯒꯗꯕ ꯁꯤ ꯃꯤꯁꯟꯅꯦ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯅꯁꯥꯅ ꯕꯤꯜ ꯇꯧꯕ ꯅꯁꯥꯅ ꯄꯩꯁꯥ ꯇꯥꯟꯕ ꯅꯦꯛꯁꯇ ꯁꯄꯣꯁ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯑꯇꯣꯞꯄ ꯕꯦꯠꯁꯀꯤ ꯇꯣꯛꯈ꯭ꯔꯣꯀꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ 30 ꯂꯩꯀꯣ ꯑꯩꯈꯣꯏ 30ꯗ ꯑꯩꯒ ꯂꯣꯏ ꯌꯥꯎꯔꯤꯅꯤ ꯃꯤ 30ꯁꯤꯗ ꯃꯤ 30ꯅ ꯃꯤ ꯑꯍꯨꯝ ꯑꯍꯨꯝꯗ ꯖꯣꯕ ꯄꯤꯔꯛꯑꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯀꯌꯥꯅꯣ ꯁꯣꯜꯕ ꯇꯧꯋꯦ 45 ꯃꯤ 30ꯅ ꯀꯌꯥꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯁꯣꯜꯕ ꯇꯧꯔꯦ ꯀꯌꯥꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯁꯣꯜꯕ ꯇꯧꯋꯦ 45 ꯄꯤꯄꯜꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯁꯣꯜꯕ ꯇꯧꯗ꯭ꯔꯣ 45 ꯄꯤꯄꯜꯒꯤ ꯏꯃꯨꯡꯗ ꯆꯥꯛ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇꯕ ꯑꯗꯒꯤꯗꯤ ꯔꯦꯟ ꯍꯨꯅꯤꯡꯉꯥꯏ ꯂꯩꯇꯕ 45 ꯄꯤꯄꯜꯒꯤ ꯅꯪꯅ ꯃꯇꯦꯡ ꯄꯥꯡꯉꯤꯅꯦ ꯍꯧꯖꯤꯛ ꯃꯤ 30ꯅ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯤ 30ꯁꯦ ꯃꯤ 30 ꯑꯣꯏꯔꯛꯇꯥꯔꯗꯤ ꯀꯌꯥꯅꯣ ꯑꯣꯏꯔꯛꯇꯣꯏ 90 ꯄꯤꯄꯜ ꯁꯣ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣই ꯁꯣꯁꯥꯏꯇꯤꯁꯦ ꯑꯦꯂꯦꯚꯦꯠ ꯇꯧꯔꯛꯀꯗꯣꯏꯅꯤ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯑꯔꯖꯨꯟ ꯑꯩꯅ ꯍꯥꯏꯁꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯁꯣꯁꯥꯏꯇꯤꯁꯦ ꯑꯦꯂꯦꯚꯦꯠ ꯇꯧꯗꯣꯏꯅꯦ ꯖꯣꯕ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁ ꯀ꯭रिꯌꯦꯠ ꯇꯧꯔꯒ ꯑꯗꯨ ꯄꯣꯠꯇꯨꯅ ꯑꯩꯅ ꯍꯥꯏꯁꯦ ꯅꯣꯏꯅ ꯇꯧꯕ ꯃꯇꯝꯗ ꯅꯣꯏꯅ ꯑꯩꯅ ꯄꯤꯔꯛꯀꯗꯧꯔꯤꯕ ꯁ꯭ꯀꯤꯜꯁ ꯃꯌꯥꯝ ꯑꯦꯚ꯭ꯔꯤꯊꯤꯡ ꯃꯌꯥꯝꯁꯤꯡꯁꯦ ꯅꯣꯏꯅ ꯁꯥ ꯊꯝꯖꯤꯟꯒꯅꯨ ꯃꯤꯅ ꯈꯪꯗꯣꯛꯈ꯭ꯔꯗꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯦꯟꯈ꯭ꯔꯗꯤ ꯍꯥꯏꯕ ꯄꯣꯠꯁꯦ ꯁꯤꯁꯦ ꯑꯄꯤꯛꯄ ꯋꯥꯈꯜ ꯀꯧꯋꯦ ꯁꯤ ꯄꯣꯠꯁꯦ ꯂꯧꯊꯣꯛꯑꯣ ꯑꯗꯨ ꯁꯔꯨꯛꯄꯨꯗꯤ ꯑꯩ ꯉꯁꯤ ꯅꯣꯏꯗ ꯋꯥꯔꯤ ꯐꯖꯅ ꯁꯦꯌꯔ ꯇꯧꯒꯦ ꯀꯦꯕ ꯅꯪꯒꯤ ꯌꯥꯝꯅ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕ ꯋꯥꯔꯤꯁꯦ ꯁꯦꯌꯔ ꯇꯧꯁꯤꯔ ꯇꯧꯒꯨꯝꯁꯤꯔꯣ ꯀꯔꯤ ꯋꯥꯔꯤꯅꯣ ꯁꯥꯔ ꯀꯩꯝꯇ ꯀꯥꯏꯗꯦꯗ ꯑꯩꯗꯤ ꯅꯪꯒꯤ ꯃꯤꯁꯟꯁꯦ ꯍꯧꯖꯤꯛ ꯍꯥꯔꯠ ꯇꯆꯤꯡ ꯑꯣꯏꯕ ꯃꯤꯁꯟꯁꯦ ꯑꯩꯅ ꯌꯥꯝꯅ ꯅꯪꯒꯤ ꯃꯤꯁꯟ ꯑꯃ ꯂꯩꯖꯕ ꯃꯤꯁꯟꯁꯦ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯁꯤꯔ ꯇꯧꯒꯨꯝꯁꯤꯔꯣ ꯍꯥꯏꯔꯣ ꯅꯪꯅ ꯌꯥꯗ꯭ꯔꯗꯤ ꯇꯧꯔꯣꯏ ꯀꯩꯝꯇ ꯀꯥꯏꯗꯦꯗ ꯁꯥꯔ ꯑꯩꯗꯤ ꯀꯩꯝ ꯀꯥꯏꯗꯦꯀꯣ ꯅꯣꯏꯅ ꯉꯁꯤ ꯀꯦꯕꯁꯦ ꯑꯩꯒꯤꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯁꯥꯇ꯭ꯔ ꯑꯃꯅꯤ ꯃꯥꯁꯨ ꯀꯣ ꯃꯥꯒꯤ ꯃꯤꯁꯟꯁꯦ ꯑꯝ ꯁꯣ ꯄ꯭ꯔꯥꯎꯗ ꯑꯣꯐ ꯍꯤꯝ ꯃꯥ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯑꯩ ꯄꯜꯂꯔꯣꯏꯒꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯤꯁꯟꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯣꯔꯐꯥꯅꯦꯖ ꯃꯌꯥꯝꯁꯤꯡꯁꯤꯗ ꯊꯕꯛ ꯄꯤꯅꯕ ꯍꯣꯠꯅꯕ ꯑꯗꯨꯒ ꯑꯣꯔꯐꯥꯅꯦꯖ ꯃꯌꯥꯝꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯨ ꯁꯣꯜቭ ꯇꯧꯕ ꯁꯤ ꯃꯥꯒꯤ ꯃꯤꯁꯟꯅꯦꯕ ꯑꯗꯣ ꯃꯥ ꯍꯧꯁꯨ ꯍꯧꯔꯦ ꯍꯧꯖꯤꯛ ꯑꯣꯔꯐꯥꯅꯦꯖ ꯃꯌꯥꯝꯒꯤ ꯃꯥꯒꯤ ꯇꯥꯔꯒꯦꯠꯇꯤ ꯅꯣꯔꯃꯦꯜ ꯄꯤꯄꯜ ꯑꯃꯇ ꯅꯠꯇꯦꯕ ꯑꯣꯔꯐꯅꯦꯖ ꯃꯌꯥꯝꯁꯤꯡꯁꯦ ꯀꯃꯥꯏꯅ ꯇꯧꯅ ꯃꯣꯏ ꯊꯕꯛ ꯄꯤꯒꯅꯤ ꯀꯃꯥꯏꯅ ꯇꯧꯅ ꯃꯣꯏꯒꯤ ꯄꯩꯁꯥ ꯇꯥꯜꯍꯟꯒꯅꯤ ꯍꯥꯏꯕ ꯃꯤꯁꯟꯁꯦ ꯁꯤꯗ ꯂꯥꯛꯏꯅꯤ ꯑꯗꯨꯒꯤꯗꯃꯛꯇꯅꯤ ꯃꯥꯅ ꯀꯨꯝꯊꯔꯛꯏꯁꯦ ꯑꯗꯨꯅ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯊꯤ ꯍꯥꯏꯕꯗꯤ ꯇꯆꯤꯡ ꯑꯣꯏꯌꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯅꯁꯨ ꯉꯁꯥꯏꯒꯤ ꯑꯩꯅ ꯇꯧꯔꯛꯄ ꯃꯇꯝꯗ ꯀꯩꯅꯣ ꯃꯥ ꯍꯥꯏꯁꯦ ꯄꯨꯔꯥ ꯍꯥꯏꯌꯦꯁ ꯂꯦꯚꯦꯜꯒꯤ ꯊꯤꯡꯀꯤꯡꯅꯦ ꯍꯥꯏꯕꯁꯦ ꯂꯥꯛꯑꯦꯕ ꯍꯥꯏꯕꯗꯤ ꯃꯥꯅ ꯇꯧꯔꯤ ꯄꯣꯠꯁꯦ ꯕ꯭ꯂꯦꯁꯤꯡ ꯑꯃꯒ ꯂꯣꯏꯅꯅ ꯂꯥꯛꯏꯅꯦ ꯍꯥꯏꯕ ꯄꯣꯠꯁꯦ ꯑꯩꯉꯣꯟꯗ ꯂꯥꯛꯑꯦꯕꯀꯣ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯚꯣꯏꯁꯁꯦ ꯁꯤꯁꯦ ꯌꯥꯝꯅ ꯅꯣꯏ ꯅꯁꯥꯗꯁꯨ ꯁꯤꯒꯨꯝꯕ ꯑꯃꯃꯝ ꯌꯥꯎꯕ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯑꯩꯅ ꯇꯧꯅꯤꯡꯉꯤ ꯃꯤꯁꯟꯁꯦ ꯏꯠꯁ ꯅꯣꯠ ꯑꯕꯥꯎꯠ ꯃꯅꯤ ꯏꯠꯁ ꯅꯣꯠ ꯖꯁ ꯑꯕꯥꯎꯠ ꯃꯅꯤ ꯑꯩ ꯉꯁꯤ ꯍꯥꯏꯁꯤꯅꯤ ꯃꯅꯤꯒꯤ ꯉꯥꯛꯇ ꯑꯣꯏꯇꯥꯔꯗꯤ ꯍꯥꯏꯕꯗꯤ ꯇꯣꯉꯥꯟꯕ ꯄꯣꯠ ꯑꯝꯗ ꯂꯣꯏ ꯆꯠꯂꯝꯃꯅꯤ ꯆꯨꯝꯕ꯭ꯔꯥ ꯂꯥꯟꯕ꯭ꯔꯥ ꯑꯩ ꯍꯥꯏꯁꯦ ꯎꯄꯦꯟꯗ꯭ꯔꯖꯤꯠ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯇꯥꯏ ꯁꯥꯔ ꯒ꯭ꯌꯥꯟ ꯇꯥꯏ ꯍꯥꯏꯔꯒ ꯍꯣꯔꯦꯟ ꯇꯨꯝꯃꯝꯗꯥꯏꯗ ꯂꯣꯏ ꯀꯥꯎꯈꯤꯕ ꯊꯕꯛꯇꯤ ꯇꯣꯛꯁꯤꯀꯣ ꯗꯤꯐ꯭ꯔꯦꯟ ꯋꯦꯗꯅ ꯑꯩꯅ ꯉꯁꯤ ꯄꯤꯔꯛꯏꯕ ꯀꯩꯅꯣꯁꯦ ꯋꯦꯕꯤꯅꯥꯔꯁꯦ ꯁꯣ ꯅꯦꯛꯁ ꯁ꯭ꯇꯦꯞ ꯆꯪꯅꯤꯜꯂꯀꯥꯟꯗ ꯅꯦꯛꯁ ꯁ꯭ꯇꯦꯞ ꯑꯦꯠ ꯗꯤ ꯑꯦꯟ ꯑꯣꯐ ꯗ ꯗꯦ ꯅꯪꯅ ꯇꯧꯔꯛꯏ ꯄꯣꯠ ꯃꯌꯥꯝ ꯆꯥꯎꯈꯠꯂꯛꯑꯀꯥꯟꯗ ꯑꯃ ꯇꯧꯔꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯊꯕꯛꯇꯤ ꯀꯩꯅꯣ ꯁꯣꯁꯥꯏꯇꯤꯗ ꯍꯦꯜꯞ ꯇꯧꯕ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯄꯤꯕ ꯗꯦꯕꯂꯞꯃꯦꯟꯒꯤꯗꯃꯛꯇ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯄꯤꯕ ꯗꯦꯠꯁ ꯗ ꯐꯔꯁ ꯊꯤꯡ ꯑꯩꯈꯣꯏ ꯁꯣꯁꯥꯏꯇꯤ ꯗꯦꯕꯂꯞ ꯇꯧꯗꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯅꯁꯥ ꯅꯊꯟꯗ ꯗꯦꯕꯂꯞ ꯇꯧꯔꯒ ꯅꯁꯥ ꯅꯊꯟꯗ ꯄꯩꯁꯥ ꯄꯥꯏꯅꯤ ꯅꯁꯥ ꯅꯊꯟꯗ ꯀ꯭ꯔꯦꯇꯥ ꯊꯧꯅꯤ ꯍꯥꯏꯕ ꯋꯥꯈꯜꯗꯣ ꯑꯗꯨꯃ ꯇꯣꯛꯑꯣꯀꯣ ꯅꯁꯥ ꯅꯊꯟꯗ ꯍꯦꯔꯤꯌꯔ ꯊꯧꯅꯤ ꯅꯁꯥ ꯅꯊꯟꯗ ꯑꯦꯝ ꯖꯤ ꯍꯦꯛꯇꯔ ꯊꯧꯅꯤ ꯍꯥꯏꯕ ꯋꯥꯈꯜꯗꯨꯃ ꯈꯪꯉꯣ ꯁ꯭ꯄꯦꯁ ꯑꯩꯅ ꯍꯥꯏꯁꯦ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯅꯁꯥ ꯅꯊꯟꯗ ꯑꯦꯝ ꯖꯤ ꯍꯦꯛꯇꯔ ꯊꯧꯅꯤ ꯍꯥꯏꯕ ꯋꯥꯈꯜꯗꯨ ꯑꯗꯨꯃ ꯇꯣꯛꯑꯣ ꯑꯗꯨꯃ ꯃꯌꯥꯝꯗꯨꯁꯨ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯕ ꯋꯥꯈꯜꯁꯦ ꯍꯥꯟꯅ ꯈꯜꯂꯣ ꯁꯣ ꯅꯦꯛꯁ ꯆꯪꯁꯤꯜꯂꯀꯥꯟꯗ ꯆꯦꯔꯤꯇꯤ
ꯑꯩꯈꯣꯏ ꯍꯥꯏ ꯑꯆꯤꯚꯔꯁ ꯌꯨꯅꯤꯚꯔꯁꯤꯇꯤꯗꯒꯤꯗꯤ ꯑꯩꯈꯣꯏꯅꯗꯤ ꯇꯧꯗꯣꯏꯁꯦ ꯀꯩꯅꯣ ꯍꯥꯏ ꯃꯇꯝꯗ everyone ngasi mayamna join tawriba kaino mayam singje sigi money je it's not akhoi gi damta natte se aigi natte aigi staff gi natte kanam gi natte akhoi di share kan thabak tawbai share kan adu sigi charity je lairaba mayam singda adagidi wariba mayam singda mateng pangthok doine si pot mayam singje kai gi matam da mayam grow tawna bai damta akhoi na tawri pot charity hai pot se tawda tardi thamjen ba pot hai se phatta pon mayam gi mateng pangam ne koi tholai je businessman hai se koi mateng pangam tholai je adu tardi akhoi ni tawdu se mayam gi mateng pangba society chawkhat na piba laita laira mayam singda akhoi na angamba level piba adagi waraba chino mayam singda lan thengnari chino mayam singda mateng pangba si akhoi gi thabak yan tai koi na haije charity charity is the first thing nang heng pisa ta la kan da 10% do charge su ai suma hai nela kan da pisa khar tan bo kuma tam nela kan da wari fa hai ga nok se nela kan da ne ga hai ga da sir Guwahati da la ge flight ticket ka ge enjoy tawse hai aina mo na kai hai ga da ko enjoy tawbu lai nangi paisa do nangi father gi mother gi kaino mahana layu aina hai ko na enjoy tawse aina hai so si mind excitement ne ma jo harau jabai ma sata lak harau jabai lai ne ko but aina noi da hai du se sumaya lak tri kan da nana paisa ka thol pung tam da noi mother gi father gi pot amatang han lai biu adu matam gi noi gi thamoi do adu matam thamoi da kai phau gi matam moi na harau da kai nang na sa da kai feel to gi adu matam nong na paisa he na tani ma polak kani amtang try to amtang try to heng paisa ta la kan amtang try to ko lupa atang balai te ko lupa lising am da pi boi da lupa chonga da pi boi da ma lai biu kam ti harau gi moi se adu blessing ne du bot mun na khong adu bot adu na paisa ka he ta lak pa gi ta ta hoji ni la kan ta na khan gi bo khan du khala kanu adu khan be ade ko mana khan ja wa ne ma hoji ti change to gram ne adu bot khan be ade yan dai ko next ni la kan da how HAU works anh sai habdo high achievers university se kamaina work to we has a hack ne kan da khoi gi keno gi hoji ki system.io gi keno dam tang ulo fa duna so ai keram hack hoji sidai phase khaidui alignment phase activation phase business phase growth phase bonus 1 bonus 2 bonus 3 bonus 4 bonus 5 bonus 9 si myam sin loi phang duine ko phang duine hojik da phang gadam te ko step by step phang duine amuk ta pula pi adi tum ma si tor kan learn tongning ku si tor le ram sunga aro ko aduna why first the alignment phase ta hana horkani alignment phase da aina noi gi mind se pura clarity chung thok na ba da gi pura ching thok na ba bot myam sin si dai thadarakini mathang thadarakani aduga heng reward fang na ba thabak tor ma reward fang na ba bro sir ai si complete oi re ha ga heng webinar da dagi kari gumba seminar da receive to na ba award khara lau na ba reward khara lau na ba thabak tor tar di aduma khang chin thiram ba adum pha duraban paisa suktan tan da bida heng paisa tan da bida haijal laga khoi statement usal laga du thabak tor ba adu su ben tok dum ai dum yenga ani ko kamaina paisa ta le no kai dawi no hai po statement lo yeng kani kana thiri no kai dawi no hai lo yeng kani ko aduna minasana kang reward ki dam ga thabak tor ko reward pi gani mafam reward lai bani reward so ulak ke kai reward ne fang na du sa ulak ke loina mak adu aina hai du se ko khadrak madak tor ko no sima fajana yengo yeng kan noi adugi yeng amutu exam gi ta tam to gani hadi kana na kai no kana ta singa learn to we to de ha bo so do yeng kani ade mi hum ngala kani ta singa learn to mi to the reward dum lo mi hum dante reward ta singa learn to mi singa reward loi fangani reward loi mafam khang pirakani kan dai ko nya hai aduna step by step phase 1 phase 2 sorry phase 1 tam ning de phase 3 da direct set ke hadu sunya aro dum direct ai phase 1 pam de phase 2 pam de direct phase 3 pam je money ne pam je ai potuma aduma ya aduma adum keno da join to ya kai ba scammers kang bu yam fam da yo ya ni dum ana phase 1 phase 2 phase 3 phase 4 phase hapka la kini ko si growth phase da si de in just be in hayeng changes ki am la kani mathang changes la even si gi koi ki app to bu to koi work to kini si app ta mayam na nuai na ba si pon mayam sing je ko aduna lakini mathang ta just I know in high university no to do mayam sing introduction free from mental prison break your limitations finding your purpose and gift invest in yourself adagidi prepare yourself for business si mayam sing loin talakani mathang not even sidai iri je kitang ate aina dum heng hapkalakani bu ko haibdi paisa tan ba hura kanda
ꯀꯃꯥꯏꯅ ꯑꯣꯟꯂꯥꯏꯟꯗꯒꯤ ꯄꯩꯁꯥ ꯇꯥꯟꯕ ꯍꯧꯔꯀꯥꯟꯗ ꯀꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥꯁꯦ ꯀꯃꯥꯏꯅ ꯏꯟꯚꯦꯁ ꯇꯧꯒꯅꯤ ꯀꯥꯏꯗ ꯏꯟꯚꯦꯁ ꯇꯧꯔ ꯀꯥꯏꯗ ꯀꯃꯥꯏꯅ ꯕꯤꯖꯤꯅꯦꯁꯁꯦ ꯑꯃꯨꯛ ꯇ꯭ꯔꯥꯟꯁꯐꯣꯔꯝ ꯇꯧꯔꯛꯀꯅꯤ ꯇꯤꯝ ꯕꯤꯜꯗꯤꯡ ꯀꯃꯥꯏꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯁꯤꯁꯦ ꯂꯣꯏ ꯄꯤꯔꯛꯀꯅꯤꯕ ꯑꯩꯅ ꯈꯪꯕꯉꯩꯗꯣ ꯂꯣꯏꯅꯃꯛ ꯈꯪꯉꯦ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯑꯩꯅ ꯈꯪꯕꯉꯩꯗꯣ ꯑꯩꯅ ꯇꯧꯔꯛꯄꯉꯩꯗꯣ ꯅꯣꯏ ꯃꯌꯥꯝꯁꯤꯡꯗꯣ ꯑꯃꯨꯛ ꯑꯩꯅ ꯇꯧꯔꯛꯄꯁꯤꯡꯗꯣ ꯕ꯭ꯂꯨ ꯄ꯭ꯔꯤꯟꯗꯣ ꯑꯩꯅ ꯂꯣꯏ ꯄꯤꯔꯛꯀꯅꯤ ꯑꯗꯨ ꯄꯣꯠꯇꯣ ꯐꯣꯂꯣ ꯇꯧꯕ ꯅꯣꯏꯅ ꯑꯗꯣ ꯄꯨꯡꯆꯥꯏ ꯆꯥꯏꯕ ꯊꯕꯛꯇꯤ ꯇꯧꯔꯛꯀꯅꯣꯕꯀꯣ ꯍꯥꯏꯕꯗꯤ ꯁꯣꯝꯗ ꯑꯃꯨꯛ ꯄꯥꯟꯖꯟ ꯁꯣꯝꯗ ꯑꯃꯨꯛ ꯄꯥꯟꯖꯟ ꯁꯣꯝꯗ ꯑꯃꯨꯛ ꯄꯥꯟꯖꯟ ꯇꯧꯕꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏꯕ ꯒꯤꯌꯔꯁꯨ ꯑꯃꯃꯝ ꯈꯛꯇꯪ ꯄꯥꯟꯕꯅꯦꯕꯀꯣ ꯍꯥꯏꯕꯗꯤ ꯗꯥꯏꯔꯦꯛ ꯑꯩꯈꯣꯏꯅ ꯐꯥꯔꯁ ꯒꯤꯌꯔ ꯄꯥꯟꯗꯕꯤꯗ ꯐꯤꯐ ꯒꯤꯌꯔ ꯄꯥꯜꯂꯒ ꯊꯧꯒꯦꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯀꯅꯥꯝꯇ ꯒꯥꯔꯤꯗꯣ ꯒꯔ ꯈꯞꯄ ꯑꯗꯨꯝ ꯆꯤꯡꯉꯝꯗꯕ ꯁ꯭ꯋꯥꯏ ꯑꯗꯨꯝ ꯂꯩ ꯇꯥꯕꯅꯦ ꯑꯗꯨꯅꯀꯣ ꯑꯗꯨꯅ ꯐꯥꯔꯁ ꯒꯤꯌꯔ ꯁꯦꯀꯦꯟ ꯒꯤꯌꯔ ꯊꯔꯠ ꯒꯤꯌꯔ ꯐꯣꯔꯠ ꯒꯤꯌꯔ ꯐꯤꯐ ꯒꯤꯌꯔ ꯄꯥꯜꯂꯀꯥꯟꯗ ꯊꯧ ꯇꯥꯕꯅꯤ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯑꯩꯅ ꯍꯥꯏꯁꯦ ꯑꯗꯨ ꯃꯌꯥꯝꯁꯤꯡꯗꯣ ꯀ꯭ꯂꯤꯌꯔ ꯑꯣꯏꯅ ꯑꯗꯨꯅ ꯍꯥꯏ ꯑꯆꯤꯚꯔꯁ ꯌꯨꯅꯤꯚꯔꯁꯤꯇꯤ ꯃꯅꯨꯡ ꯇꯧꯗꯣꯏꯁꯦ ꯋꯤꯛꯇ ꯀꯣꯔꯁ 2 ꯂꯥꯛꯀꯅꯤ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯅꯤ ꯁ꯭ꯄꯦꯁꯦꯜ ꯑꯣꯏꯕ ꯃꯇꯝꯗꯅ ꯁꯝꯇꯥꯏꯝꯁ 3 ꯂꯥꯛꯄꯁꯨ ꯌꯥꯏ ꯑꯃꯈꯛ ꯂꯥꯛꯄꯁꯨ ꯌꯥꯏ ꯑꯗꯨ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯜꯂꯦ ꯑꯗꯨ ꯂꯥꯛꯏ ꯄꯣꯠꯇꯣ ꯌꯥꯝꯅ ꯚꯥꯁ ꯑꯣꯏꯇꯥꯔꯗꯤ ꯀꯩꯅꯣꯈꯛ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯚꯥꯁ ꯑꯣꯏꯇꯥꯔꯗꯤ ꯑꯃꯈꯛꯅ ꯏꯅꯐ ꯑꯣꯏꯕꯁꯨ ꯌꯥꯏ ꯀꯩꯒꯤꯅꯣ ꯂꯔꯟ ꯇꯧꯕ ꯌꯥꯝꯗꯣꯏ ꯑꯣꯏꯇꯥꯔꯗꯤ ꯑꯗꯒꯤꯗꯤ ꯌꯥꯝꯃꯣꯏꯗꯕ ꯑꯣꯏꯇꯥꯔꯗꯤ 2 ꯍꯥꯞꯄꯛꯀꯅꯤ ꯑꯗꯩ ꯌꯥꯝꯃꯣꯏꯗꯕ ꯑꯣꯏꯇꯥꯔꯗꯤ 3 ꯍꯥꯞꯄꯛꯀꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯇꯣꯏꯅꯦ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯕꯠ ꯂꯔꯟ ꯇꯧꯏ ꯄꯣꯠꯇꯣ ꯑꯄ꯭ꯂꯥꯏꯁꯨ ꯇꯧꯕ ꯃꯊꯧ ꯇꯥꯏꯌꯦꯕ ꯑꯗꯨꯅ ꯉꯥꯏꯔꯣ ꯑꯩ ꯈꯪꯉꯦ ꯅꯣꯏ ꯉꯥꯏ ꯉꯝꯗꯕ ꯀꯌꯥ ꯑꯃ ꯌꯥꯎꯔꯦ ꯍꯥꯏꯕ ꯀꯣꯔꯁꯀꯤ ꯃꯔꯝꯗ ꯍꯪꯉꯦ ꯍꯥꯏꯕ ꯄꯥꯎ ꯀꯌꯥ ꯑꯃ ꯇꯥꯏ ꯁꯥꯖꯤꯠ ꯈꯥꯟꯁꯨ ꯐꯖꯅ ꯍꯪꯉꯦ ꯑꯩꯉꯣꯟꯗ ꯀꯣ ꯑꯗꯣ ꯀꯩꯝ ꯈꯜꯂꯨꯔꯅꯣ ꯑꯩꯅ ꯃꯐꯝ ꯈꯪꯅ ꯁ꯭ꯂꯣꯠ ꯕꯥꯏ ꯁ꯭ꯂꯣꯠ ꯁꯦꯝꯃꯛꯀꯅꯤ ꯉꯥꯏꯔꯣ ꯉꯥꯏꯔꯀꯥꯟꯗ ꯃꯊꯪ ꯇꯧꯅꯤ ꯑꯗꯨꯒ ꯑꯦꯚ꯭ꯔꯤ ꯋꯤꯛꯇ ꯑꯦꯛꯁꯀ꯭ꯌꯨꯁ ꯀꯅꯥꯝꯇ ꯑꯦꯛꯁꯀ꯭ꯌꯨꯁ ꯄꯤꯕ ꯌꯥꯔꯣꯏꯀꯣ ꯑꯦꯚ꯭ꯔꯤ ꯋꯤꯛꯇ ꯑꯩꯈꯣꯏꯒꯤ ꯋꯤꯛꯂꯤ ꯋꯦꯕꯤꯅꯥꯔ ꯂꯩꯒꯅꯤ ꯑꯗꯨꯒ 3 to 4 monthsꯇꯤ ꯑꯩꯅ ꯍꯥꯟꯅ ꯂꯣꯏ ꯄꯤꯒꯅꯤ ꯒꯦꯁ ꯑꯝꯇ ꯄꯣꯔꯛꯈꯤꯔꯣꯏ ꯀꯩꯒꯤꯅꯣ ꯒꯦꯁ ꯄꯣꯔꯛꯑꯣꯏꯗꯣꯏꯁꯦ ꯍꯥꯏꯔꯛꯀꯦ ꯒꯦꯁ ꯄꯣꯔꯛꯄ ꯃꯇꯝꯗꯗꯤ ꯅꯣꯏꯒꯤ ꯃꯥꯏꯟꯁꯦ ꯑꯃꯨꯛ ꯇꯣꯉꯥꯟꯅ ꯊꯨꯒꯥꯏꯕ ꯄꯣꯠꯇꯣ ꯑꯃꯨꯛ ꯆꯠꯀꯅꯤꯕ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯑꯩꯅ ꯅꯣꯏꯗ ꯄꯤꯗꯣꯔꯤꯕ ꯒꯣꯜꯁꯤꯒꯤ ꯑꯩꯅ ꯍꯥꯟꯅ ꯅꯣꯏꯁꯦ ꯀꯟꯇꯤꯅ꯭ꯌꯨꯁꯂꯤ ꯃꯥꯏꯟꯁꯦ ꯄꯨꯔꯥ ꯑꯗꯨꯗ ꯑꯦꯖꯨꯀꯦꯠ ꯇꯧꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯔꯤꯕꯀꯣ ꯑꯗꯨꯅ 3-4 monthsꯇꯤ ꯑꯩ ꯉꯥꯛ ꯂꯥꯛꯀꯅꯤ ꯅꯤꯂꯀꯥꯟꯇ ꯂꯥꯛꯀꯅꯤ ꯑꯇꯣꯞꯄ ꯂꯥꯛꯀꯅꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯥꯐꯇꯒꯤ ꯑꯗꯨ ꯃꯌꯥꯝꯁꯤꯡ ꯂꯥꯛꯀꯅꯤ ꯑꯗꯨꯒ 6 monthsꯇ ꯁꯦꯃꯤꯅꯥꯔ ꯇꯧꯗꯣꯏ ꯃꯌꯥꯝꯁꯤꯡꯁꯦ ꯁꯦꯃꯤꯅꯥꯔ ꯑꯃꯃꯝ ꯇꯧꯕꯁꯦ ꯁꯤ ꯁꯦꯃꯤꯅꯥꯔꯁꯦ ꯀꯅꯥꯝꯇ ꯑꯦꯛꯁꯀ꯭ꯌꯨꯁ ꯄꯤꯕ ꯌꯥꯔꯣꯏ ꯁꯤ ꯁꯦꯃꯤꯅꯥꯔꯁꯦ ꯍꯟꯗꯛꯀꯤ 10th of Marchꯇ ꯁꯣꯏꯗ ꯉꯥꯡꯗꯕꯤꯗ ꯑꯩꯈꯣꯏ 10th of Marchꯇ ꯏꯁꯣꯔꯅ ꯆꯥꯟꯕꯤ ꯇꯥꯔꯗꯤ 10th of Marchꯇ ꯐꯖꯅ ꯄꯥꯡꯊꯣꯛꯑꯅꯤ ꯁꯤꯗꯩꯁꯦ ꯂꯣꯏ ꯑꯦꯇꯦꯟ ꯇꯧꯒꯗꯕ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏ ꯄꯔꯁꯅꯦꯜꯂꯤ ꯂꯣꯏ ꯎꯅꯅꯤ ꯔꯤꯁꯤꯔꯥꯖꯅ ꯅꯪꯅ ꯄꯥꯝꯃꯤ ꯒꯣꯜꯁꯦ ꯀꯩꯅꯣ ꯑꯩꯉꯣꯟꯗ ꯆꯦꯗ ꯏꯔꯒ ꯑꯩꯉꯣꯟꯗ ꯂꯣꯏ ꯄꯤꯒꯗꯕ ꯕꯤꯗ꯭ꯌꯥꯅꯟꯗꯅ ꯄꯥꯝꯃꯤ ꯄꯣꯠꯁꯦ ꯀꯩꯅꯣ ꯑꯩꯉꯣꯟꯗ ꯂꯣꯏ ꯄꯤꯒꯗꯕ ꯑꯔꯖꯨꯟꯅ ꯄꯥꯝꯃꯤ ꯄꯣꯠꯁꯦ ꯀꯩꯅꯣ ꯑꯩꯉꯣꯟꯗ ꯄꯤꯒꯗꯕ ꯔꯤꯗꯝꯅ ꯄꯥꯝꯃꯤ ꯄꯣꯠꯁꯦ ꯑꯗꯒꯤ ꯑꯣꯄꯦꯟꯗ꯭ꯔꯖꯤꯠꯅ ꯄꯥꯝꯃꯤꯁꯦ ꯔꯥꯍꯨꯜꯅ ꯄꯥꯝꯃꯤ ꯄꯣꯠꯁꯦ ꯀꯩꯅꯣ ꯄꯤꯒꯗꯕ ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ ꯑꯩ ꯍꯥꯏꯔꯛꯀꯦꯕ ꯅꯣꯏꯅ ꯄꯥꯝꯃꯤ ꯄꯣꯠꯇꯣ ꯈꯪ ꯇꯥꯔꯗꯤ ꯁꯄꯣꯁ ꯑꯩꯉꯣꯟꯗ ꯔꯥꯍꯨꯜꯅ ꯍꯥꯏꯔꯦ ꯕꯤꯗ꯭ꯌꯥꯅꯟꯗꯅ ꯍꯥꯏꯌꯦꯕ ꯑꯩꯒꯤ ꯑꯄꯥꯝꯕꯁꯦ ꯁꯨꯃꯥꯏꯅ ꯑꯣꯟꯂꯥꯏꯟꯗ ꯁꯨꯃꯥꯏꯅ ꯁꯔꯚꯤꯁ ꯑꯃ ꯕꯤꯜ ꯇꯧꯕ ꯄꯥꯝꯃꯦ ꯍꯥꯏꯔꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯉꯣꯟꯗ ꯂꯥꯏꯍꯜꯂꯦꯕ ꯅꯣꯏꯅ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯅ ꯍꯥꯏꯔꯛꯑꯅꯤꯕ ꯕꯤꯗ꯭ꯌꯥꯅꯟꯗ ꯅꯪ ꯑꯗꯨ ꯀꯣꯔꯁꯇꯨ ꯌꯦꯡꯒꯅꯨ ꯑꯗꯨ ꯀꯣꯔꯁꯇꯨ ꯌꯦꯡꯒꯅꯨ ꯔꯥꯍꯨꯜꯅ ꯑꯗꯨ ꯀꯣꯔꯁꯇꯨ ꯄꯥꯏꯒꯅꯨ ꯑꯩꯅ ꯍꯥꯏꯔꯛꯑꯅꯤꯕ ꯅꯪꯒꯤꯗꯃꯛꯇ ꯅꯪꯒꯤ ꯀꯩꯅꯣꯗ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗꯦꯅ ꯀꯥꯟꯗ ꯅꯪ ꯍꯥꯏꯗꯣ ꯑꯗꯨꯒ ꯀꯩꯅꯣꯗꯣ ꯀꯔꯤꯕ ꯑꯗꯨꯒ ꯅꯣꯏꯅ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯀꯥꯟꯗ ꯁꯤꯒꯤ ꯄꯣꯠꯁꯦ ꯀꯩꯅꯣ ꯍꯥꯏꯕꯗꯤ ꯁꯤꯒꯤ ꯄꯥꯔꯠꯁꯤꯗ ꯑꯩ ꯁꯤ ꯕꯤꯜ ꯇꯧꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯗꯤ ꯑꯩꯉꯣꯟꯗ ꯂꯥꯏꯔꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯅꯣꯏꯗꯁꯨ ꯀꯣꯛ ꯉꯥꯎꯔꯣꯏꯕ ꯅꯣꯏꯅ ꯀꯣꯔꯁ ꯂꯣꯏ ꯀꯟꯖꯨꯝ ꯇꯧꯁꯜꯂꯒ ꯍꯥꯏꯗꯤ ꯃꯥꯏꯟꯁꯦ ꯄꯨꯔꯥ ꯆꯥꯏꯈꯠꯂꯒ ꯑꯣꯚꯔꯋꯦꯜꯝ ꯑꯣꯏꯇꯥꯔꯗꯤ ꯅꯣꯏ ꯀꯩꯗꯧꯒꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯁꯤ ꯇꯧꯕꯅ ꯐꯒꯗ꯭ꯔꯥ ꯁꯤ ꯇꯧꯕꯅ ꯐꯒꯗ꯭ꯔꯥ ꯁꯤ ꯇꯧꯕꯅ ꯐꯒꯗ꯭ꯔꯥ ꯍꯥꯏꯕ ꯄꯣꯠꯁꯦ ꯂꯩꯔꯅꯤꯕ ꯑꯗꯨꯒ ꯅꯣꯏꯅ ꯑꯩꯉꯣꯟꯗ ꯀ꯭ꯂꯤꯌꯔ ꯑꯣꯏꯇꯥꯔꯗꯤ ꯕ꯭ꯔꯣ ꯁꯔ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯁꯤꯅꯦ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯅ ꯀꯣꯔꯁꯇꯣ ꯈꯟꯗꯣꯛꯄꯤꯔꯛꯑꯅꯤꯕ ꯁꯤꯁꯦ ꯂꯧ ꯁꯤ ꯂꯧ ꯁꯤ ꯂꯧ ꯁꯤ ꯇꯧ ꯍꯥꯏꯕ ꯀꯣꯔꯁ 100 ꯌꯦꯡꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯀꯣꯔꯁ 3 ꯌꯦꯡꯉꯒ ꯔꯤꯖꯜꯠ ꯐꯪꯕꯗꯨꯅ ꯀꯔꯝꯕꯅ ꯄꯥꯝꯃꯦ ꯀꯣꯔꯁ 100 ꯌꯦꯡꯉꯦ ꯍꯥꯏꯕ ꯄꯥꯝꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯣꯔꯁ 3 ꯌꯦꯡꯉꯒ ꯔꯤꯖꯜꯠ ꯐꯪꯉꯦ ꯍꯥꯏꯕꯗꯣ ꯀꯔꯝꯕ ꯄꯥꯝꯃꯦ ꯍꯥꯏꯕ ꯃꯔꯤ ꯃꯔꯤ ꯌꯦꯡꯉꯒ ꯔꯤꯖꯟ ꯌꯦꯡꯉꯒ ꯐꯪꯉꯦ ꯍꯥꯏꯕꯗꯣ ꯄꯥꯝꯃꯦ result ꯑꯦꯛꯖꯦꯛꯠꯂꯤ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯇꯥꯏꯝꯗꯨ ꯁꯦꯞ ꯇꯧ ꯍꯥꯏꯅꯦꯕꯀꯣ ꯑꯗꯨꯅ ꯁꯤ ꯄꯣꯠꯁꯦ ꯑꯩꯅ ꯀꯃꯥꯏꯅ ꯈꯪꯉꯤ ꯑꯗꯨꯕꯨ ꯑꯩꯅ ꯁꯤꯗꯤ ꯈꯪꯉꯔꯣꯏꯀꯣ ꯑꯥꯔꯖꯨꯟꯒꯤ ꯀꯣꯛꯇ ꯀꯩ ꯌꯥꯎꯔꯤꯅꯣ ꯑꯩ ꯀꯩꯝ ꯈꯪꯗꯦ ꯔꯤꯗꯝꯒꯤ ꯀꯣꯛꯇ ꯀꯩ ꯌꯥꯎꯔꯤꯅꯣ ꯑꯩ ꯂꯥꯏ ꯅꯠꯇꯦ ꯕꯤꯗ꯭ꯌꯥꯅꯟꯗꯒꯤ ꯀꯣꯛꯇ ꯁꯤ ꯈꯜꯂꯦ ꯑꯩ ꯕꯤꯗ꯭ꯌꯥꯅꯟꯗ ꯅꯪ ꯄꯥꯝꯃꯤ ꯄꯣꯠꯇꯣ ꯁꯤ ꯂꯩꯔꯦ ꯍꯥꯏꯕꯗꯤ ꯁꯨꯡꯒꯤ ꯑꯩ ꯍꯥꯏ ꯉꯝꯃꯔꯣꯏ ꯕꯤꯗ꯭ꯌꯥꯅꯟꯗꯅ ꯑꯩꯉꯣꯟꯗ ꯍꯥꯏꯒꯗꯕ ꯕ꯭ꯔꯣ ꯁꯤꯅꯦ ꯑꯩꯉꯣꯟꯗ ꯀꯩꯝ ꯈꯟꯅꯨꯀꯣ ꯅꯣꯏꯒꯤ ꯕ꯭ꯔꯗꯔ ꯑꯃꯅꯦ ꯁꯨꯃꯥꯏꯅ ꯈꯜꯂꯣ ꯑꯗꯨꯏ ꯁꯔꯨꯛꯄꯨꯗꯤ ꯅꯣꯏꯅ ꯁꯦꯃꯤꯅꯥꯔꯗ ꯂꯥꯛꯄ ꯃꯇꯝꯗ ꯎꯅꯕ ꯃꯇꯝꯗ ꯐꯖꯅ ꯑꯩꯉꯣꯟꯗ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯣ ꯀꯩꯅꯣ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯕ ꯚꯤꯗꯤꯑꯣꯗ ꯋꯥꯔꯤ ꯁꯥꯕꯁꯤꯗꯤ ꯗꯥꯏꯔꯦꯛ ꯎꯅꯕ ꯃꯇꯝꯗꯗꯤ ꯑꯩꯉꯣꯟꯗ ꯀ꯭ꯂꯤꯌꯔ ꯑꯣꯏꯍꯜꯂꯦꯕꯀꯣ ꯁꯤ ꯄꯥꯝꯃꯦ ꯍꯥꯏꯕꯗꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯗꯨꯗ ꯐꯖꯅ ꯆꯠꯃꯤꯟꯅꯁꯦꯕ ꯔꯤꯁꯤꯔꯥꯖꯅ ꯍꯥꯏꯕꯗꯣ ꯁꯤ ꯇꯧꯁꯦ ꯁꯤ ꯇꯧꯅꯤꯡꯉꯦ ꯍꯥꯏꯕꯗꯣ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯀꯃꯥꯏꯅ ꯏꯝꯄ꯭ꯔꯨꯚ ꯇꯧꯒꯗꯒꯦ ꯑꯩꯅ ꯉꯝꯕ ꯑꯣꯏꯇꯥꯔꯗꯤ ꯂꯣꯏ ꯑꯩ ꯃꯇꯦꯡ ꯄꯥꯡꯅꯤꯕ ꯑꯩꯅ ꯀꯃꯤꯠꯃꯦꯟ ꯄꯤꯔꯕꯅꯦ ꯑꯩꯅ ꯍꯥꯏ ꯑꯆꯤꯚꯔꯁ ꯌꯨꯅꯤꯚꯔꯁꯤꯇꯤꯁꯦ ꯐꯅꯌꯥꯝꯂꯛ ꯈꯜꯂ ꯃꯇꯨꯡꯗ ꯑꯩꯅ ꯍꯧꯗꯣꯔꯛꯏꯅꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯈꯟꯗꯅ ꯊꯕꯛ ꯇꯧꯕ ꯌꯥꯗꯦꯕ ꯈꯜꯂ ꯃꯇꯨꯡꯗ ꯁꯤꯁꯤꯅ ꯀꯩ ꯑꯣꯏꯔꯛꯄ ꯌꯥꯏ ꯔꯤꯖꯜꯠꯁꯦ ꯀꯃꯥꯏꯅ ꯄꯤꯅꯤ ꯀꯩꯗꯧꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯈꯜꯂ ꯃꯇꯨꯡꯗ ꯅꯣꯏꯗ ꯄꯤꯔꯛꯏꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯅ ꯈꯜꯂꯒ ꯄꯤꯔꯛꯄ ꯍꯥꯏꯕꯁꯦ ꯑꯩꯅ ꯀꯃꯤꯠꯃꯦꯟ ꯄꯤꯔꯕ ꯍꯥꯏꯕꯁꯦ ꯑꯩ ꯇꯧꯗꯣꯔꯕꯅꯦ ꯑꯗꯨꯕꯨ ꯅꯣꯏꯅ ꯍꯣꯠꯅꯖꯗ꯭ꯔꯒ ꯍꯌꯦꯡ ꯑꯩꯉꯣꯟꯗ ꯐꯖꯅ ꯇꯨꯡꯈꯥꯏ ꯂꯩꯔꯒ ꯐꯩꯖꯨꯞꯀ ꯐꯖꯅ ꯆꯤꯡꯈꯠꯂ ꯇꯨꯝꯕ ꯂꯩꯔꯒ ꯋꯥꯊꯤ ꯉꯥꯡ ꯂꯩꯔꯒ ꯅꯣꯏꯅ ꯍꯌꯦꯡ ꯑꯩꯉꯣꯟꯗ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯛꯄꯗꯨꯁꯨ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯑꯗꯨꯗꯤ
ꯑꯗꯨꯗꯗꯤ ꯅꯣꯏ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕꯁꯨ ꯈꯪꯅꯤꯀꯣ ꯑꯗꯨꯗꯤ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕꯁꯨ ꯈꯪꯅꯤ ꯑꯗꯨꯒ ꯅꯣꯏꯅ ꯊꯕꯛ ꯇꯧꯔꯒ ꯔꯤꯖꯜ ꯐꯪꯗꯦ ꯍꯥꯏ ꯇꯥꯔꯗꯤ ꯑꯩꯒ ꯅꯪꯒ ꯇꯥꯟꯅꯔꯒ ꯐꯟ ꯇꯧꯁꯦ ꯍꯥꯏꯕꯁꯦ ꯌꯥꯏꯑꯕ ꯇꯥꯟꯅꯃꯤꯟꯅꯔꯒ ꯆꯠ ꯑꯩ ꯀꯩꯅꯣ ꯔꯤꯖꯜ ꯐꯪꯗ꯭ꯔꯤꯁꯤꯗ ꯀꯩ ꯋꯥꯠꯂꯤꯒꯦ ꯍꯥꯏꯕꯗꯣ ꯈꯪ ꯇꯥꯔꯗꯤ ꯑꯩꯒ ꯅꯪꯒ ꯇꯧꯃꯤꯟꯅꯁꯦ ꯏꯟꯐꯦꯛ ꯄꯔꯁꯅꯦꯂꯤꯕꯨ ꯑꯣꯏꯅ ꯒꯥꯏꯗ ꯇꯧꯅꯤ ꯅꯣꯏ ꯑꯗꯨꯗ ꯔꯤꯖꯜ ꯐꯪꯗ ꯇꯥꯔꯗꯤ ꯑꯗꯨꯒ ꯅꯣꯏꯅ ꯋꯥꯊꯤ ꯋꯥꯔꯦꯝ ꯇꯧꯔꯒ ꯃꯇꯝ ꯃꯥꯡꯍꯟ ꯇꯥꯔꯗꯤ ꯑꯗꯨ ꯃꯇꯝꯗꯗꯤ ꯑꯩꯕꯨ ꯁꯥꯎꯅ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯆꯠꯁꯦꯕ ꯔꯨꯜꯁ ꯑꯦꯟ ꯔꯦꯒꯨꯂꯦꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯥꯎꯈꯠꯅꯕ ꯊꯕꯛ ꯇꯧꯁꯦꯕ ꯀ꯭ꯂꯤꯌꯔ ꯑꯣꯏꯔꯦꯀꯣ ꯔꯤꯗꯝ ꯀ꯭ꯂꯤꯌꯔ ꯑꯣꯏꯔꯦ ꯁꯖꯤꯠ ꯀ꯭ꯂꯤꯌꯔ ꯑꯣꯏꯕ꯭ꯔꯣ ꯑꯣꯏꯗꯕ꯭ꯔꯣ ꯇꯨꯝꯃꯕꯣ ꯍꯣꯏ ꯁꯥꯔ ꯇꯨꯝꯕꯩ ꯊꯕꯛꯁꯦ ꯇꯣꯛꯁꯤꯀꯣ ꯇꯨꯝꯕꯩ ꯊꯕꯛꯁꯦ ꯇꯣꯛꯁꯤ ꯑꯩꯅ ꯍꯥꯏꯗꯨꯅꯦ ꯇꯨꯝꯕꯩꯅꯦ ꯉꯁꯤ ꯑꯩꯈꯣꯏ ꯆꯥꯎꯈꯠꯄ ꯉꯝꯗ꯭ꯔꯤ ꯃꯌꯥꯝꯁꯤꯡꯁꯦ ꯇꯨꯝꯃ ꯂꯩ ꯑꯩꯈꯣꯏꯁꯤꯡꯁꯦ ꯍꯧꯖꯤꯛꯇꯅꯦ ꯍꯧꯒꯠꯂꯛꯏꯕꯁꯦ ꯇꯨꯝꯕꯁꯦ ꯌꯥꯝ ꯐꯠꯇꯦ ꯇꯨꯝꯕꯁꯦ ꯇꯣꯛꯑꯣ ꯍꯧꯖꯤꯛ ꯈꯤꯇꯪ ꯍꯧꯒꯠꯂꯣ ꯃꯇꯝ ꯆꯥꯅ ꯇꯨꯝꯕ ꯃꯇꯝ ꯆꯥꯅ ꯍꯧꯒꯠꯂꯣ ꯇꯨꯝꯕ ꯍꯥꯏꯔꯒ ꯐꯃꯨꯡꯗ ꯍꯌꯦꯡ ꯍꯧꯖꯤꯛ ꯇꯨꯝꯃꯨꯔꯒ ꯍꯌꯦꯡ ꯍꯧꯒꯠꯄꯗꯨ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯍꯥꯏꯁꯦ ꯃꯥꯏꯟꯗꯣ ꯍꯧꯗꯣꯛꯑꯣ ꯍꯥꯏꯕꯅꯤ ꯃꯥꯏꯟꯗꯣ ꯇꯨꯝꯍꯜꯂꯅꯨ ꯍꯥꯏꯕꯅꯤ ꯑꯩꯅ ꯍꯥꯏꯁꯦ ꯔꯨꯖꯥꯟ ꯇꯥꯕ꯭ꯔꯥ ꯇꯥꯏ ꯀꯩꯅꯣ ꯇꯥꯏ ꯔꯨꯖꯥꯟ ꯑꯦꯅꯔꯖꯤ ꯌꯥꯝ ꯂꯣ ꯑꯣꯏꯁꯦ ꯀꯩꯒꯤꯅꯣ ꯋꯥꯏ ꯅꯪꯒꯤ ꯑꯦꯅꯔꯖꯤ ꯌꯥꯝ ꯂꯣ ꯑꯣꯏꯁꯦ ꯀꯩꯒꯤꯅꯣ ꯑꯩꯉꯣꯟꯗ ꯑꯝꯇꯪ ꯍꯥꯏꯔꯛꯑꯣ ꯀꯩ ꯅꯪ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯁꯥꯕ꯭ꯔꯥ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯗꯣꯏꯁꯦ ꯀꯩ ꯅꯪ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯌꯣ ꯑꯝ ꯌꯣꯔ ꯕ꯭ꯔꯗꯔ ꯀꯩꯅꯣ ꯅꯪ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯗꯣꯏꯁꯦ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯑꯩ ꯃꯁꯥꯏꯅꯦ ꯑꯣꯀꯦ ꯃꯁꯥꯏꯗꯣ ꯍꯧꯖꯤꯛ ꯑꯦꯅꯔꯖꯤ ꯋꯥꯡꯈꯠꯍꯜꯂꯗꯤ ꯌꯥꯔꯝꯗ꯭ꯔꯣ ꯍꯧꯖꯤꯛ ꯑꯦꯅꯔꯖꯤ ꯄꯔ ꯄꯥꯏꯍꯜꯂꯗꯤ ꯌꯥꯔꯝꯗ꯭ꯔꯣ ꯆꯞꯄꯦ ꯕꯤꯁꯣꯔꯖꯤꯠ ꯇꯥꯕ꯭ꯔꯥ ꯕꯤꯁꯣꯔꯖꯤꯠ ꯇꯥꯕ꯭ꯔꯣ ꯕꯤꯁꯣꯔꯖꯤꯠ ꯑꯣꯏꯅꯥꯝꯁꯦ ꯇꯥꯔꯤꯔꯣ ꯇꯥꯗ꯭ꯔꯤꯔꯣ ꯑꯣꯀꯦ ꯁꯥꯔ ꯅꯣꯏ ꯁꯤ ꯇꯥꯔꯤ ꯀꯛꯊꯠ ꯁꯥꯔ ꯒꯥꯔꯤ ꯒꯥꯔꯤ ꯊꯧꯕꯩꯅꯦ ꯁꯥꯔ ꯇꯥꯏꯀꯣ ꯁꯥꯎꯗꯦ ꯁꯥꯔ ꯑꯩ ꯏꯁꯥꯒꯤ ꯀ꯭ꯂꯥꯁ ꯑꯗꯨꯝ ꯇꯥꯔꯤ ꯒꯥꯔꯤ ꯀꯟꯅ ꯊꯧꯔꯤꯕ ꯁꯥꯔ ꯑꯗꯨꯝ ꯀ꯭ꯂꯥꯁꯁꯤ ꯇꯥꯕ ꯍꯥꯏꯇꯥꯔꯦ ꯀ꯭ꯂꯥꯁꯁꯤ ꯑꯩ ꯀꯩꯝ ꯀꯥꯏꯗꯦ ꯌꯥꯎꯅꯤꯡꯕꯗꯅ ꯒꯥꯔꯤ ꯊꯧꯔꯤ ꯏꯁꯥꯒꯤ ꯀ꯭ꯂꯥꯁꯁꯤ ꯇꯥꯔꯤꯅꯦꯕ ꯀꯩꯝ ꯀꯥꯏꯗꯦ ꯑꯗ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯃꯇꯨꯡꯗ ꯍꯥꯏꯕꯤꯌꯨ ꯑꯔꯥꯟꯕ ꯈꯣꯡꯊꯥꯡ ꯊꯥꯡꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯀꯣ ꯁꯥꯔ ꯑꯩꯁꯦ ꯊꯕꯛ ꯑꯔꯨꯕ ꯆꯥꯎꯈꯠ ꯊꯣꯛꯏ ꯁꯥꯔ ꯑꯗꯨꯒꯤꯅꯤ ꯁꯥꯎꯗꯦ ꯁꯥꯔ ꯅꯠꯇꯦ ꯅꯪ ꯀꯩꯝ ꯀꯥꯏꯗꯦ ꯑꯗꯨꯒꯤ ꯑꯩ ꯀꯩꯝ ꯈꯟꯕ ꯃꯤ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯔꯤ ꯄꯣꯠꯁꯤꯗꯤ ꯅꯪ ꯗꯦꯗꯤꯀꯦꯁꯟꯁꯤꯗꯤ ꯌꯥꯎꯔꯤꯁꯦ ꯗꯦꯠꯁ ꯌꯣꯔ ꯗꯦꯗꯤꯀꯦꯁꯟ ꯑꯩꯅ ꯍꯥꯏꯁꯦ ꯅꯪꯅ ꯃꯃꯥꯡꯗ ꯊꯥꯡꯕ ꯈꯣꯡꯊꯥꯡꯗꯣ ꯑꯗꯨꯒꯨꯝꯕ ꯑꯔꯥꯟꯕ ꯈꯣꯡꯊꯥꯡꯗꯣ ꯑꯃꯨꯛ ꯍꯟꯅ ꯊꯥꯡꯕ ꯌꯥꯗꯦ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯇꯧꯔꯦ ꯇꯧꯔꯦ ꯁꯥꯔ ꯇꯥꯔꯦ ꯀꯥꯟꯗ ꯁꯤ ꯀꯛꯊꯠꯂꯣ ꯌꯥꯔꯦ ꯁꯤ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯃꯣꯏ ꯍꯌꯦꯡ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯇꯥꯔꯅꯤ ꯑꯩꯅ ꯂꯣꯏ ꯍꯥꯏꯕꯗ ꯌꯥꯔꯦ ꯑꯇꯣꯞꯄ ꯁꯤꯌꯔ ꯇꯧꯔꯛꯑꯣ ꯃꯈꯥꯏꯗ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯁꯤꯗ ꯌꯥꯎꯔꯤꯕ ꯃꯌꯥꯝꯁꯤꯡ ꯂꯣꯏ ꯃꯩ ꯍꯧꯕ ꯗꯦꯂꯤ ꯆꯦꯂꯦꯟꯖꯦꯁ ꯃꯅꯨꯡꯗ ꯗꯦꯂꯤ ꯆꯦꯂꯦꯟꯖꯦꯁ ꯄꯤꯕꯁꯦ ꯑꯦꯚ꯭ꯔꯤ ꯋꯥꯟ ꯗꯦꯂꯤ ꯆꯦꯂꯦꯟꯖꯦꯁ ꯄꯔꯐꯣर्म ꯇꯧꯕ ꯗꯦꯂꯤ ꯆꯦꯂꯦꯟꯖꯦꯁ ꯄꯤꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅꯀꯣ ꯑꯩ ꯇꯧꯍꯧꯗ꯭ꯔꯦ ꯁꯔ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯁꯨꯃꯥꯏꯅ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯗ ꯁꯨꯃꯥꯏꯅ ꯑꯩ ꯂꯣꯏ ꯇꯥꯔ ꯂꯥꯛꯑꯕꯅꯤ ꯑꯩꯉꯣꯟꯗ ꯑꯦꯛꯁꯀ꯭ꯌꯨꯖꯦꯁ ꯄꯤꯔꯛꯀꯅꯨꯀꯣ ꯑꯩꯉꯣꯟꯗ ꯑꯩ ꯑꯦꯚ꯭ꯔꯤꯗꯦ ꯁꯤꯒꯨꯝꯕ ꯑꯦꯛꯁꯀ꯭ꯌꯨꯖ ꯑꯗꯨꯝ ꯐꯪꯕ ꯉꯥꯛꯇꯅꯤ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯍꯧꯗ꯭ꯔꯦ ꯃꯤꯁꯦ ꯀꯅꯥꯅ ꯀꯩꯅꯣ ꯇꯧꯗ ꯑꯩ ꯈꯪꯉꯕ ꯃꯤ ꯌꯥꯝ ꯂꯣꯏꯅꯔꯛꯑꯕ ꯃꯤꯅꯦ ꯑꯩꯀꯣ ꯑꯩꯉꯣꯟꯗ ꯍꯥꯏꯖꯤꯜꯂꯛꯀꯅꯨ ꯑꯁꯦꯡꯕꯩ ꯑꯣꯏꯇꯥꯔꯗꯤ ꯀꯩꯝ ꯀꯥꯏꯗꯦ ꯑꯗꯨꯒ ꯁꯔ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯁꯨꯃꯥꯏꯅ ꯆꯠꯇꯅ ꯑꯗꯨꯝ ꯇꯧ ꯂꯩꯔꯦ ꯈꯣꯠꯂꯦ ꯍꯥꯏ ꯇꯥꯔꯗꯤ ꯍꯟꯖꯤꯟ ꯇꯧꯁꯜꯂꯛ ꯇꯥꯔꯗꯤ ꯑꯗꯨꯃ ꯀꯣꯔꯁ ꯌꯦꯡꯕ ꯁꯨꯡꯐꯪ ꯐꯪꯉꯔꯣꯏ ꯅ꯭ꯌꯨ ꯀꯣꯔꯁ ꯁꯨꯡꯐꯪ ꯐꯪꯉꯔꯣꯏ ꯑꯗꯨꯝ ꯈꯪꯉꯣ ꯌꯥꯝ ꯁꯥꯊꯤꯕ ꯄꯅꯤꯁꯃꯦꯟ ꯍꯥꯏꯕꯨ ꯀꯩꯝꯇ ꯍꯥꯏꯔꯣꯏ ꯑꯅꯧꯕ ꯀꯣꯔꯁ ꯑꯣꯏꯅ ꯌꯦꯡꯕ ꯐꯪꯉꯔꯣꯏ ꯑꯦꯛꯇꯤꯚ ꯑꯣꯏꯔꯛꯇ꯭ꯔꯤꯕꯣ ꯑꯗꯨꯃ ꯈꯪꯖꯜꯂꯣ ꯅꯪꯒꯤꯗꯃꯛꯇ ꯕꯦꯟ ꯇꯧꯒꯅꯤ ꯀꯣꯔꯁ ꯗꯦꯂꯤ ꯆꯦꯂꯦꯟꯖꯦꯁ ꯅꯦꯛꯁ ꯇꯧꯔꯣ ꯅꯤꯜꯀꯥꯟꯗ ꯇꯥꯛꯁ ꯄꯤꯔꯛꯄ ꯇꯥꯛꯁ ꯃꯇꯝ ꯆꯥꯅ ꯀꯝꯄ꯭ꯂꯤꯠ ꯇꯧ ꯃꯇꯝ ꯆꯥꯅ ꯀꯝꯄ꯭ꯂꯤꯠ ꯇꯧꯕ ꯈꯪꯗ꯭ꯔꯦꯗꯅ ꯍꯪꯉꯣ ꯀꯣꯏꯁꯟ ꯑꯦꯟ ꯑꯟꯁꯔꯒꯤ ꯀꯩꯅꯣ ꯀꯝꯃ꯭ꯌꯨꯅꯤꯇꯤꯗ ꯂꯣꯏ ꯅꯣꯏ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯂꯣꯏ ꯌꯦꯡꯉꯝꯗ꯭ꯔꯣ ꯗꯤꯁꯀꯣꯔꯠ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯃꯅꯨꯡꯗ ꯂꯣꯏ ꯌꯦꯡꯉꯝꯗ꯭ꯔꯣ ꯀꯃꯥꯏꯅ ꯀ꯭ꯌꯨ ꯑꯦꯟ ꯑꯦ ꯀꯃꯥꯏꯅ ꯍꯪꯅꯤ ꯀꯩꯗꯧꯅꯤ ꯃꯌꯥꯝꯁꯤꯡꯗꯣ ꯀꯣꯏꯁꯟꯁꯤꯡꯗꯣ ꯂꯣꯏ ꯍꯪꯉꯣ ꯑꯗꯨꯒ ꯁ꯭ꯇꯨꯄꯤꯠ ꯀꯣꯏꯁꯟ ꯍꯪꯉꯛꯀꯅꯨ ꯍꯥꯏꯕꯗꯤ ꯁꯦꯔꯥꯟ ꯇꯨꯔꯥꯟꯕ ꯀꯣꯏꯁꯟ ꯀꯣ ꯆꯥꯟꯅꯗꯕ ꯀꯣꯏꯁꯟ ꯀꯩꯅꯣꯅ ꯍꯪꯒꯗꯕ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯕ ꯃꯤꯅ ꯍꯪꯒꯗꯕ ꯀꯣꯏꯁꯟ ꯑꯃꯠꯇ ꯁꯨꯡꯍꯪ ꯍꯪꯉꯛꯀꯅꯨ ꯍꯥꯏ ꯑꯆꯤꯚꯔꯁ ꯑꯣꯏꯇꯥꯔꯗꯤ ꯄ꯭ꯔꯣꯐꯦꯁꯅꯦꯜꯗ ꯁꯤꯗꯒꯤ ꯍꯧꯔꯕꯅꯦ ꯅꯪꯒꯤ ꯑꯦꯛꯁꯟꯁꯦ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯏꯕ ꯑꯗꯒꯤꯗꯤ ꯃꯥꯏꯟꯁꯦ ꯗꯦꯕꯂꯞ ꯇꯧꯕꯁꯦ ꯁꯤꯗꯒꯤ ꯍꯧꯔꯕꯅꯦ ꯀꯣꯏꯁꯟ ꯍꯪꯕ ꯃꯑꯣꯡꯗꯒꯤ ꯀꯩꯅꯣꯗ ꯁꯦꯜꯁ ꯍꯥꯏꯕ ꯄꯣꯠꯁꯦ ꯑꯩꯅ ꯈ꯭ꯋꯥꯏ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯄꯣꯠꯁꯦ ꯑꯩ ꯀꯣꯟꯅ ꯇꯥꯛꯂꯛꯀꯅꯤ ꯉꯁꯤ ꯍꯥꯏꯒꯦꯀꯣ ꯑꯩꯅ ꯈ꯭ꯋꯥꯏ ꯄꯥꯝꯖꯕꯁꯦ ꯁꯦꯜꯁꯅꯦ ꯑꯥꯏ ꯂꯚ ꯁꯦꯜꯁ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯅꯣꯏꯁꯨ ꯈꯜꯂꯛꯀꯅꯤ ꯁꯔ ꯁꯦꯜꯁ ꯍꯥꯏꯕ ꯄꯣꯠꯁꯦ ꯈ꯭ꯋꯥꯏ ꯇꯟꯕ ꯄꯣꯠꯅꯦ ꯍꯥꯏꯔꯛꯀꯅꯤꯕꯀꯣ ꯂꯥꯛ ꯑꯃ ꯑꯅꯤꯒꯤ ꯁꯦꯜꯁ ꯇꯧꯔꯛꯑꯀꯥꯟꯗꯗꯤ ꯑꯗꯨ ꯃꯇꯝꯗꯗꯤ ꯁꯤꯗꯤ ꯈ꯭ꯋꯥꯏ ꯐꯕ ꯄꯣꯠꯁꯦ ꯁꯦꯜꯁꯅꯦ ꯍꯥꯏꯔꯛꯀꯅꯤꯕꯀꯣ ꯑꯗꯨꯅ ꯑꯦꯚ꯭ꯔꯤꯊꯤꯡ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯄꯣꯠꯁꯦ ꯁꯦꯜꯁ ꯉꯥꯛꯇꯅꯦꯕ ꯑꯗꯨꯅ ꯅꯪꯅ ꯀꯣꯏꯁꯟ ꯍꯪꯉꯤꯕ ꯀꯣꯏꯁꯟꯁꯦ ꯁꯤꯁꯨ ꯁꯦꯜꯁꯅꯦꯕ ꯁꯤꯗꯒꯤ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯕꯀꯣ ꯀꯃꯥꯏꯅ ꯅꯪꯒꯤ ꯀꯁꯇꯃꯔꯗ ꯍꯪꯒꯅꯤ ꯍꯥꯏꯕ ꯀꯣꯏꯁꯟꯁꯦ ꯁꯤꯗꯒꯤ ꯍꯧꯔꯕ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯪꯉꯛꯄ ꯀꯣꯏꯁꯟꯁꯦ ꯑꯩꯈꯣꯏ ꯇꯤꯝꯗ ꯍꯪꯕ ꯀꯣꯏꯁꯟꯁꯦ ꯁꯤ ꯁꯦꯜꯁꯅꯦꯕ ꯑꯗꯨꯗ ꯑꯩꯅ ꯈꯪꯒꯅꯤꯕ ꯃꯥꯅ ꯍꯪꯉꯛꯏꯕ ꯀꯣꯏꯁꯟꯁꯦ ꯃꯥꯏ ꯋꯦ ꯑꯣꯐ ꯊꯤꯡꯀꯤꯡꯁꯦ ꯀꯃꯥꯏꯅ ꯂꯩ ꯍꯥꯏꯕꯁꯦ ꯈꯪꯕ ꯉꯝꯃꯛꯀꯅꯤꯕ ꯁꯣ ꯀꯣꯏꯁꯟꯁꯦ ꯅꯣꯏ ꯅꯁꯥꯅ ꯍꯣꯠꯂꯣꯕꯀꯣ ꯁꯦꯜꯁꯅꯦ ꯁꯤꯗꯩ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯍꯧꯕꯀꯣ ꯑꯗꯨ ꯁꯦꯝ ꯁꯥꯖꯟꯕ ꯅꯠꯇꯕ ꯈꯪꯗ꯭ꯔꯗꯤ ꯈꯪꯗꯦ ꯀꯩꯝ ꯀꯥꯏꯗꯦ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯁꯤ ꯍꯪꯕ ꯌꯥꯕ ꯀꯣꯏꯁꯟꯅꯤ ꯍꯪꯕ ꯌꯥꯗꯕ ꯀꯣꯏꯁꯟꯅꯤ ꯍꯥꯏꯕꯗꯣ ꯈꯪꯉꯨꯕ ꯁꯤ ꯀꯣꯏꯁꯟꯁꯦ ꯍꯪ ꯇꯥꯔꯗꯤ ꯀꯃꯥꯏꯅ ꯂꯩꯅꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯀꯃꯥꯏꯅ ꯒ꯭ꯔꯣ ꯇꯧꯅꯤ ꯍꯥꯏꯕ ꯄꯣꯠꯇꯣ ꯈꯤꯇꯪ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯏꯕꯁꯦ ꯇꯝꯃꯛꯑꯣꯕꯀꯣ ꯈꯪꯗ꯭ꯔꯦꯅ ꯁꯤꯁꯨ ꯑꯩꯅ ꯇꯥꯛꯀꯅꯦꯕ ꯑꯗꯨꯕꯨ
ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ stupid question ꯁꯨꯡꯍꯪ ꯍꯪꯒꯅꯨ stupid question ꯍꯥꯏꯕꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯑꯩꯅ ꯍꯥꯏꯔꯤꯕ stupid questionꯁꯦ ꯑꯣꯀꯦ ꯅꯤꯂꯀꯥꯟꯇꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯍꯥꯏ ꯑꯆꯤꯚꯔꯁ ꯁꯤꯃ ꯀ꯭ꯂꯤꯌꯔꯅꯤꯀꯣ ꯍꯥꯏ ꯑꯆꯤꯚꯔꯁ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯃꯦꯝꯕꯔ ꯃꯌꯥꯝꯒꯤꯗꯤ ꯁꯦꯃꯤꯅꯥꯔꯁꯦ ꯂꯣꯏꯅꯃꯛ ꯅꯣꯏꯒꯤꯗꯤ ꯐ꯭ꯔꯤꯅꯤꯀꯣ ꯁꯤꯗꯩꯁꯦ ꯑꯃꯨꯛ ꯃꯅꯤ ꯅꯨꯡꯅꯤ ꯑꯃꯨꯛ ꯈꯜꯂꯝꯒꯅꯤ ꯁꯤ ꯑꯩꯈꯣꯏ ꯍꯥꯏ ꯑꯆꯤꯚꯔꯁ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤꯗꯤ ꯌꯥꯎꯈꯤꯕ ꯃꯤꯒꯤꯗꯤ 6 months ꯁꯦꯃꯤꯅꯥꯔꯁꯦ ꯂꯣꯏꯅꯃꯛ ꯐ꯭ꯔꯤ ꯉꯥꯛꯇꯅꯦ ꯁꯤꯃ ꯈꯪꯖꯜꯂꯣ ꯁꯤꯁꯦ ꯅꯣꯏꯅ ꯄꯩꯁꯥ ꯊꯤꯕ ꯑꯗꯨ ꯇꯧꯕ ꯑꯗꯥ ꯇꯧꯕ ꯀꯩꯝ ꯅꯠꯇꯦ ꯁꯤꯃ ꯈꯪꯖꯜꯂꯣ ꯁꯤ ꯏꯁ ꯅꯣꯠ ꯑꯕꯥꯎꯠ ꯃꯅꯤ ꯑꯗꯨ ꯅꯤꯂꯀꯥꯟꯇꯅ ꯉꯁꯥꯏ ꯍꯥꯏꯗꯣ ꯁꯤꯅꯦ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯑꯣꯀꯦ ꯑꯗꯨꯅ ꯇꯥꯛꯁ ꯄꯤꯕ ꯇꯥꯛꯁ ꯃꯌꯥꯝꯁꯤꯡꯁꯦ ꯃꯇꯝ ꯆꯥꯅ ꯇꯥꯛꯁ ꯄꯔꯐꯣꯔꯝ ꯇꯧꯕ ꯀꯦꯕ ꯌꯥꯕ꯭ꯔꯥ ꯌꯥꯗꯕ꯭ꯔꯥ ꯌꯥꯏ ꯁꯥꯔ ꯀꯦꯕꯗꯤ ꯑꯩꯒꯤ ꯈꯥꯁ ꯁ꯭ꯇꯨꯗꯦꯟꯅꯤ ꯀꯩꯅꯣ ꯃꯥꯗꯤ ꯁ꯭ꯄꯦꯁꯦꯜ ꯑꯣꯏꯕ ꯁ꯭ꯇꯨꯗꯦꯟꯅꯤ ꯑꯗꯨꯅ ꯑꯩꯅ ꯄꯤꯕ ꯇꯥꯛꯁ ꯃꯌꯥꯝꯁꯦ ꯃꯇꯝ ꯆꯥꯅ ꯀꯝꯄ꯭ꯂꯤꯠ ꯇꯧꯔꯛꯑꯣ ꯍꯥꯏꯁꯦ ꯑꯩꯅ ꯑꯃꯨꯛ ꯉꯥꯡꯕꯁꯨ ꯑꯃꯨꯛ ꯉꯥꯡꯊꯩꯅꯤ ꯃꯥꯁꯨ ꯑꯃꯨꯛ ꯁꯣ ꯁꯤ ꯃꯌꯥꯝꯁꯤꯡꯁꯦ ꯚꯥꯞ ꯇꯧꯕꯀꯣ ꯇꯥꯛꯁ ꯃꯇꯝ ꯆꯥꯅ ꯗꯦꯂꯤ ꯆꯦꯂꯦꯟꯖꯦꯁ ꯃꯇꯝ ꯆꯥꯅ ꯂꯣꯏꯁꯤꯟꯕ ꯅꯤꯂꯀꯥꯟꯇ ꯅꯦꯛꯁ 2 course a week ꯑꯩ ꯉꯁꯥꯏ ꯍꯥꯏꯈ꯭ꯔꯦ 2 course a week 3 course a week ꯁꯤꯗꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯨꯔꯛꯀꯦ ꯆꯦꯟꯖꯦꯁ ꯀꯌꯥ ꯑꯃ ꯂꯥꯛꯀꯅꯤ ꯑꯞꯗꯦꯠꯁꯨ ꯌꯥꯎꯏꯅ ꯃꯅꯨꯡꯗ ꯑꯞꯗꯦꯠ ꯂꯣꯏ ꯂꯥꯛꯀꯅꯤ ꯅꯦꯛꯁ ꯇꯧꯔꯣꯅꯦ ꯀꯥꯟꯗ ꯋꯤꯛꯂꯤ ꯃꯤꯇꯞ ꯁꯖꯤꯠ ꯍꯌꯦꯡ ꯋꯤꯛꯂꯤ ꯃꯤꯇꯞ ꯂꯥꯛꯑꯀꯥꯟꯗ ꯁꯔ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯑꯦꯛꯁꯀ꯭ꯌꯨꯁ ꯁꯨꯡꯄꯤ ꯄꯤꯔꯛꯀꯅꯣ ꯑꯩ ꯃꯃꯤꯡ ꯂꯣꯏ ꯈꯪꯉꯤꯀꯣ ꯁꯤꯗ ꯌꯥꯎꯔꯤ ꯃꯌꯥꯝ ꯑꯩ ꯂꯣꯏ ꯃꯃꯤꯡ ꯈꯪꯕ ꯉꯥꯛꯇ ꯂꯣꯏ ꯅꯣꯇꯤꯁ ꯇꯧꯕ ꯉꯥꯛꯇ ꯀꯅꯥꯅ ꯌꯥꯎꯅꯤ ꯀꯅꯥꯅ ꯌꯥꯎꯔꯣꯏ ꯍꯥꯏꯕꯁꯤ ꯈꯪꯕ꯭ꯔꯥ ꯔꯣꯕꯔꯠ ꯑꯦꯛꯁꯀ꯭ꯌꯨꯁ ꯄꯤꯔꯛꯀꯅꯨꯀꯣ ꯍꯌꯦꯡ ꯁꯤ ꯂꯩꯔꯦ ꯁꯤ ꯂꯩꯔꯦ ꯍꯣꯏ ꯑꯆꯧꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯂꯩꯔꯒꯗꯤ ꯍꯥꯟꯅ ꯑꯦꯗꯚꯥꯟꯁꯇ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯃꯅꯨꯡꯗ ꯀꯩꯅꯣ ꯇꯧ ꯍꯥꯏꯕꯗꯤ ꯃꯦꯁꯦꯖ ꯊꯥꯗꯣꯛ ꯍꯥꯏꯕꯗꯤ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯦꯇꯦꯟ ꯇꯧꯕ ꯉꯝꯗꯣꯏ ꯃꯥꯟꯗꯦ ꯁꯔ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯁꯤ ꯇꯧꯔꯦ ꯕ꯭ꯔꯣ ꯍꯥꯏꯕ ꯄꯣꯠꯇꯣ ꯍꯥꯏꯌꯣ ꯃꯇꯝ ꯌꯧꯔꯀꯥꯟꯗ ꯀꯥꯏ ꯂꯩꯈ꯭ꯔꯦ ꯍꯥꯏꯔꯒ ꯐꯣꯟ ꯇꯧ ꯁꯨꯃꯥꯏꯅ ꯔꯤꯆ ꯑꯥꯎꯠ ꯇꯧꯔꯀꯥꯟꯗ ꯁꯔ ꯁꯨꯃꯥꯏꯅ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯈꯣꯠꯂꯦ ꯑꯗꯨꯝ ꯍꯥꯏꯖꯤꯜꯂꯛꯑꯅꯤ ꯑꯗꯨꯃ 2-3 times ꯋꯤꯛꯂꯤ ꯃꯤꯇꯞ ꯕꯦꯟ ꯇꯧꯗ꯭ꯔꯣ ꯑꯗꯨꯝ ꯑꯩꯅ ꯑꯗꯨꯃ ꯈꯪꯉꯣ ꯔꯨꯜꯁ ꯑꯦꯟ ꯔꯦꯒꯨꯂꯦꯁꯟ ꯊꯝꯗꯕ ꯌꯥꯗꯦꯀꯣ ꯅꯦꯛꯁ ꯑꯩ ꯍꯥꯏꯈ꯭ꯔꯦ ꯁꯦꯃꯤꯅꯥꯔ ꯑꯦꯚ꯭री 6 months ꯑꯗꯨ ꯁꯦꯃꯤꯅꯥꯔꯗꯣ ꯂꯣꯏ ꯄ꯭ꯔꯦꯖꯦꯟ ꯑꯣꯏꯒꯗꯕ ꯅꯪ ꯂꯥꯞꯀꯦꯔꯥ ꯀꯩꯗꯧꯒꯦꯔꯥ ꯂꯣꯏ ꯂꯥꯛꯑꯒ ꯑꯦꯇꯦꯟ ꯇꯧꯒꯗꯕ ꯅꯦꯛꯁ ꯋꯔꯛ ꯇꯨꯒꯦꯗꯔ ꯋꯤ ꯍꯦꯞ ꯇꯨ ꯋꯔꯛ ꯇꯨꯒꯦꯗꯔ ꯀꯣ ꯑꯩꯅ ꯁꯤꯗꯩꯁꯦ ꯑꯩꯅ ꯍꯦꯜꯂꯦ ꯍꯥꯏꯕ ꯂꯩꯇꯦ ꯅꯣꯏꯗꯒꯤꯀꯣ ꯑꯩꯗꯤ ꯖꯁ ꯑꯩꯅ ꯈꯪꯖꯕ ꯄꯣꯠꯇꯣ ꯅꯣꯏꯗ ꯄꯤꯕꯅꯤ ꯅꯣꯏꯅ ꯍꯦꯜꯂꯦꯗꯅ ꯅꯣꯏꯅ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯃꯅꯨꯡꯗ ꯑꯗꯨꯝ ꯇꯥꯛꯂꯛꯑꯣ ꯀꯩꯝ ꯈꯥꯏꯕ ꯂꯩꯇꯦ ꯁ꯭ꯀꯦꯝ ꯑꯣꯏꯕ ꯄ꯭ꯔꯗꯛꯇꯪ ꯄ꯭ꯔꯣꯃꯣꯠ ꯇꯧꯔꯛꯀꯅꯨ ꯑꯝꯇ ꯌꯥꯔꯣꯏ ꯁ꯭ꯀꯦꯝ ꯑꯣꯏꯕ ꯄ꯭ꯔꯗꯛꯁꯤꯃ ꯑꯃꯠꯇ ꯄ꯭ꯔꯣꯃꯣꯠ ꯇꯧꯔꯛꯄ ꯌꯥꯏ ꯄꯩꯁꯥꯒꯤ ꯑꯣꯏꯕ ꯃꯅꯨꯡ ꯑꯃꯠꯇ ꯄ꯭ꯔꯣꯃꯣꯠ ꯇꯧꯔꯛꯀꯅꯨ ꯅꯣꯏ ꯅꯁꯥ ꯅꯁꯥꯒꯤ ꯕꯤꯖꯤꯅꯦꯁ ꯄ꯭ꯔꯣꯃꯣꯠ ꯇꯧ ꯀꯩꯝ ꯀꯥꯏꯗꯦ ꯑꯗꯨꯕꯨ ꯅꯣꯏꯅ ꯍꯦꯟꯅ ꯈꯪꯉꯦꯗꯅ ꯑꯩ ꯉꯥꯏ ꯂꯩꯒꯅꯨ ꯔꯥꯍꯨꯜꯅ ꯀꯩꯅꯣꯝ ꯈꯪꯉꯦꯗꯅ ꯔꯤꯗꯝꯅ ꯀꯩꯅꯣꯝ ꯍꯪꯕꯗ ꯅꯪꯅ ꯈꯪꯉꯗꯤ ꯔꯤꯗꯝꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯣ ꯁꯣꯜꯕ ꯇꯧꯕꯤꯈꯣ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯑꯜꯄꯦꯁꯅ ꯈꯪꯕ ꯄꯣꯠꯇꯣ ꯕꯤꯗ꯭ꯌꯥꯅꯟꯗ ꯅꯪꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯣ ꯑꯜꯄꯦꯁꯅ ꯈꯪ ꯇꯥꯔꯦ ꯑꯜꯄꯦꯁꯅ ꯁꯣꯜꯕ ꯇꯧꯗꯦ ꯑꯗꯨꯗ ꯏꯒꯣꯗ ꯂꯧꯒꯅꯨ ꯑꯃꯅ ꯑꯃ ꯁꯣꯜꯕ ꯇꯧꯅ ꯑꯃꯅ ꯑꯃ ꯅꯨꯡꯁꯤꯅꯁꯦꯕꯀꯣ ꯅꯨꯡꯁꯤꯅꯔꯒ ꯑꯃꯅ ꯑꯃ ꯒ꯭ꯔꯣ ꯇꯧꯃꯤꯟꯅꯁꯦꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯤ ꯐꯤꯕꯝꯗ ꯂꯩꯒꯗꯕ ꯑꯗꯨꯅ ꯋꯤ ꯍꯦꯞ ꯇꯨ ꯋꯔꯛ ꯇꯨꯒꯦꯗꯔ ꯑꯔꯖꯨꯟꯅ ꯈꯪꯕ ꯄꯣꯠꯇꯣ ꯔꯤꯁꯤꯔꯥꯖꯇ ꯍꯦꯜꯞ ꯇꯧꯕꯤꯈꯣ ꯊꯝꯖꯜ ꯂꯩꯒꯅꯨ ꯒ꯭ꯔꯣ ꯇꯧꯃꯤꯟꯅꯁꯤ ꯑꯃꯅ ꯑꯃ ꯅꯣꯏ ꯑꯦꯀꯥꯎꯟꯇꯦꯕꯤꯂꯤꯇꯤ ꯄꯥꯔꯠꯅꯔ ꯁꯦꯝꯍꯜꯂꯒ ꯀꯣꯟꯅ ꯁꯦꯝꯃꯛꯀꯦ ꯑꯗꯨꯗꯤ ꯑꯩ ꯀꯣꯟꯅ ꯍꯥꯏꯔꯛꯀꯦ ꯅꯣꯏ ꯄꯥꯔꯠꯅꯔ ꯑꯣꯏꯔꯒ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯕ ꯄꯣꯠꯇꯣ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯦꯝꯃꯛꯀꯦ ꯋꯤ ꯍꯦꯞ ꯇꯨ ꯋꯔꯛ ꯇꯨꯒꯦꯗꯔ ꯗꯦꯕꯂꯞ ꯇꯧꯔꯛꯀꯦ ꯍꯥꯏꯇꯥꯔꯦ ꯅꯦꯛꯁ ꯑꯩ ꯄꯥꯝꯃꯤꯁꯦ ꯔꯤꯖꯜꯠꯅꯤ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯀꯣ ꯀꯣꯔꯁ ꯍꯧꯔꯀꯥꯟꯗ ꯔꯤꯖꯜꯠ ꯁꯨꯡꯄꯤ ꯄꯤꯗꯕ ꯃꯊꯤ ꯋꯥꯔꯤꯅ ꯇꯧ ꯂꯩꯕꯗꯣ ꯑꯩ ꯁꯨꯡꯄꯥꯝ ꯄꯥꯝꯗ꯭ꯔꯦ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯔꯤꯖꯜꯠ ꯑꯦꯅꯤ ꯍꯥꯎ ꯑꯩꯉꯣꯟꯗ ꯅꯣꯏ ꯅꯣꯏꯒꯤ ꯍꯣꯠꯅꯖꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯕꯁꯤꯗꯤꯀꯣ ꯍꯣꯠꯅꯃꯤꯟꯅꯔꯁꯦ ꯑꯩꯅ ꯍꯥꯏꯁꯦ ꯔꯤꯖꯜꯠꯇꯣ ꯁꯝ ꯍꯥꯎ ꯔꯤꯖꯜꯠ ꯂꯩ ꯅꯣꯏꯅ ꯔꯤꯖꯜꯠ ꯐꯪꯕ ꯑꯩꯉꯣꯟꯗ ꯔꯤꯖꯜꯠ ꯄꯤꯅꯤ ꯉꯁꯤ ꯔꯥꯍꯨꯜ ꯑꯩꯉꯣꯟꯗ ꯍꯥꯏꯔꯦꯕ ꯍꯔꯥꯎꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯄꯗꯣ ꯕ꯭ꯔꯣ ꯗꯦꯅꯤꯜ ꯁꯔ ꯗꯦꯅꯤꯜ ꯑꯩ ꯉꯁꯤ ꯅꯨꯃꯤꯠꯇ ꯀ꯭ꯂꯥꯏꯟ ꯑꯃꯅ ꯑꯩꯉꯣꯟꯗ 30K ꯊꯤꯔꯛꯑꯦ ꯍꯥꯏꯕꯁꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯑꯩꯉꯣꯟꯗ ꯍꯦꯞꯄꯤ ꯑꯣꯏꯕ ꯂꯩꯇꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯍꯦꯞꯄꯤ ꯑꯣꯏꯕ ꯅꯤꯜꯂꯀꯥꯟꯇꯅ ꯑꯩꯉꯣꯟꯗꯒ ꯁꯔ ꯑꯩ ꯍꯟꯗꯛꯇꯤ 1L ꯀ꯭ꯔꯣꯁ ꯇꯧꯔꯦ ꯀꯥꯏ ꯍꯥꯏꯕꯁꯦ ꯕꯛꯅ ꯑꯩꯉꯣꯟꯗ ꯐꯥꯎꯔꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯅ ꯄꯤꯔꯤꯕ ꯁꯥꯇ꯭ꯔꯗ ꯑꯩꯅ ꯁꯦꯝꯖꯕ ꯁꯥꯇ꯭ꯔꯗꯣ ꯃꯥ 1L ꯀ꯭ꯔꯣꯁ ꯇꯧꯔꯦ ꯍꯥꯏ ꯇꯥꯔꯗꯤ ꯑꯝꯇ ꯌꯦꯡꯉꯣ ꯑꯩꯅ ꯄꯤꯔꯛꯏ ꯄꯣꯠꯇꯣ ꯑꯩꯅ ꯚꯦꯂꯨ ꯂꯩꯇꯦ ꯈꯟꯕ ꯄꯣꯠꯇꯣ ꯃꯉꯣꯟꯗ ꯀꯌꯥꯝ ꯚꯦꯂꯨꯑꯦꯕꯜ ꯑꯣꯏꯔꯛꯑꯅꯤ ꯑꯝꯇ ꯈꯜꯂꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯅ ꯍꯥꯏꯁꯦ ꯍꯌꯦꯡ ꯅꯣꯏꯅ ꯔꯤꯖꯜꯠꯇꯣ ꯄꯤꯅꯕꯀꯣ ꯍꯣꯠꯅꯧ ꯅꯣꯏꯁꯨ ꯍꯣꯠꯅꯧꯀꯣ ꯔꯤꯁꯥꯔꯁꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯒ ꯁꯔ ꯑꯩ ꯍꯟꯗꯛ 50K ꯇꯥꯜꯂꯦ ꯎꯐ ꯑꯩꯅ ꯐꯥꯎꯗꯣꯏꯁꯦ ꯀꯩꯅꯣ ꯑꯩꯅ ꯐꯥꯎꯗꯣꯏꯁꯦ ꯑꯗꯨ ꯃꯇꯝꯗꯨꯗ ꯑꯩꯒꯤ ꯄꯋꯥꯔꯁꯦ ꯀꯌꯥꯝ ꯆꯥꯎꯔꯤ ꯃꯇꯝꯗ ꯑꯩꯅ ꯀꯃꯥꯏꯅ ꯐꯥꯎꯗꯦ ꯑꯔꯖꯨꯟ ꯑꯩꯉꯣꯟꯗ ꯍꯥꯏꯔꯦ ꯕ꯭ꯔꯣ ꯍꯟꯗꯛꯇꯤ ꯀꯩꯅꯣꯗꯤ ꯇꯥꯜꯂꯦ 35 to 40 ꯇꯥꯜꯂꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯁꯝ ꯋꯥꯠ 2 months ꯃꯅꯨꯡꯗ 3 months ꯃꯅꯨꯡꯗ ꯑꯩ 1 lakh ꯍꯤꯠ ꯇꯧꯅꯕ ꯍꯣꯠꯅꯒꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯍꯦꯄꯤꯅꯦꯁ ꯑꯣꯏꯕ ꯑꯩꯉꯣꯟꯗ ꯀꯩꯝ ꯂꯩꯇꯦꯕ ꯁꯤꯗꯒꯤ ꯍꯦꯟꯅ ꯍꯦꯄꯤꯅꯦꯁ ꯑꯣꯏꯕ ꯀꯩꯝ ꯂꯩꯇꯦꯕ ꯑꯗꯨꯅ ꯑꯩꯅ ꯄꯤꯔꯛꯀꯗꯣꯏꯕ ꯄꯣꯠ ꯃꯌꯥꯝꯁꯤꯡꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯅꯣꯏ ꯁꯤꯗꯩꯁꯤꯗ ꯅꯣꯏꯗ ꯑꯩ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯃꯅꯤꯄꯨꯔꯗ ꯇꯧ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯑꯩꯅ ꯍꯥꯏꯁꯦ ꯃꯅꯤꯄꯨꯔꯗꯪ ꯃꯨꯟꯅ ꯁꯥꯟꯅ ꯇꯧ ꯂꯩꯕꯗꯤ ꯌꯥꯔꯣꯏ ꯑꯣꯟꯂꯥꯏꯟ ꯍꯥꯏꯁꯦ ꯊꯣꯛꯂꯛ ꯇꯥꯔꯗꯤ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯅꯣꯏ ꯀꯝꯃ꯭ꯌꯨꯅꯤꯀꯦꯁꯟ ꯁ꯭ꯀꯤꯜꯁꯦ ꯅꯣꯏꯅ ꯁꯥꯟꯅ ꯗꯦꯕꯂꯞ ꯇꯧ ꯇꯥꯕꯅꯤ ꯀꯝꯃ꯭ꯌꯨꯅꯤꯀꯦꯁꯟ ꯁ꯭ꯀꯤꯜꯁꯦ ꯍꯩꯔꯒ ꯐꯣꯔꯃꯨꯂꯥꯗꯤ ꯆꯞ ꯃꯥꯟꯅꯗꯣꯏꯅꯤ ꯀꯝꯃ꯭ꯌꯨꯅꯤꯀꯦꯁꯟ ꯁ꯭ꯀꯤꯜꯁꯦ ꯍꯩꯔꯛꯄ ꯃꯇꯝꯗ ꯍꯧꯖꯤꯛ ꯅꯣꯔꯠ ꯏꯁꯇꯀꯣ ꯄꯨꯡꯍꯥꯡ ꯍꯥꯡꯖꯥꯅꯤ ꯑꯩꯅ ꯊꯤꯕꯗꯗꯤ ꯅꯣꯔꯠ ꯏꯁꯇ ꯄꯨꯡꯍꯥꯡ ꯍꯥꯡꯉꯦ ꯍꯥꯏꯕꯗꯤꯀꯣ ꯅꯣꯔꯠ ꯏꯁꯇꯁꯨ ꯁ꯭ꯀꯦꯝ ꯌꯥꯝ ꯊꯣꯛꯑꯦ ꯑꯗꯨꯅ ꯅꯣꯔꯠ ꯏꯁꯇꯗ ꯍꯧꯖꯤꯛ ꯅꯣꯔꯠ ꯏꯁꯇ ꯂꯩꯔꯤꯕ ꯄꯤꯄꯜꯁꯦ ꯀꯌꯥꯝ ꯊꯤ ꯌꯥꯝ ꯃꯤꯂꯤꯌꯟ ꯀꯌꯥꯅꯣ 40+, 50+, 60 ꯃꯤꯂꯤꯌꯟ 60 ꯃꯤꯂꯤꯌꯟꯁꯤꯗ ꯅꯪꯒꯤ 1000 ꯀꯁꯇꯃꯔ ꯑꯣꯏꯔꯗꯤ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ 60 ꯃꯤꯂꯤꯌꯟ ꯄꯤꯄꯜꯅ 1000 ꯄꯤꯄꯜ
only 1000 ꯅꯪꯒꯤ ꯀꯁꯇꯃꯔ ꯑꯣꯏꯔꯗꯤ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯌꯥꯕ꯭ꯔꯣ ꯌꯥꯗꯕ꯭ꯔꯣ ꯕꯤꯗ꯭ꯌꯥꯅꯟꯗ ꯌꯥꯏ ꯁꯥꯔ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ 60 ꯃꯤꯂꯤꯌꯟꯗ 1000 ꯄꯤꯄꯜꯁꯦ ꯅꯪ ꯇꯥꯔꯒꯦꯠ ꯇꯧꯕ ꯉꯝꯃꯣꯏꯗ꯭ꯔꯣ ꯅꯪ ꯊꯤꯕ ꯉꯝꯃꯣꯏ ꯅꯣꯏ ꯊꯤꯕ ꯉꯝꯃꯣꯏꯗ꯭ꯔꯣ ꯉꯝꯅꯤ ꯉꯝꯃꯣꯏ Gamni? ꯀꯣꯟꯐꯤꯗꯦꯟꯁꯁꯦ ꯀꯩ Namne. ꯇꯩꯁꯤꯕꯨ ꯉꯝꯅꯤ ꯉꯝꯃꯣꯏ ꯑꯝꯇ ꯍꯥꯏꯔꯣ ꯉꯝꯅꯤ ꯉꯝꯃꯣꯏ ꯉꯝꯅꯤ ꯁꯥꯔ ꯉꯝꯅꯤꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯌꯥꯝ ꯂꯥꯏꯕ ꯄꯣꯠ ꯑꯩꯅ ꯅꯣꯏꯗ ꯄꯤꯔꯤ ꯄꯣꯠꯁꯦ ꯍꯥꯏꯕꯗꯤ 40-60 ꯃꯤꯂꯤꯌꯟ ꯂꯩꯕ ꯄꯣꯠꯇꯨꯗ 1000ꯁꯦ ꯈꯤꯇꯪ ꯅꯪꯒꯤ ꯀꯁꯇꯃꯔ ꯑꯣꯏꯖꯧ 1000ꯗꯨꯗ ꯑꯗꯨꯝ ꯄꯩꯁꯥꯁꯨ ꯇꯥꯜꯂꯅꯤꯕ ꯑꯗꯨ ꯄꯣꯠꯇꯨ ꯅꯣꯏꯅ ꯅꯨꯄꯥ ꯊꯣꯛꯆꯒꯗꯕ ꯍꯣꯠꯅꯖꯒꯗꯕ ꯕꯤꯖꯤꯅꯦꯁꯁꯤ ꯅꯨꯄꯥ ꯊꯣꯛꯇ꯭ꯔꯗꯤ ꯉꯝꯃꯔꯣꯏꯀꯣ ꯅꯨꯄꯥ ꯊꯣꯛꯄ ꯑꯃ ꯗꯔꯀꯥꯔ ꯇꯥꯏ ꯋꯥꯉꯥꯡ ꯍꯩꯕ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯤ ꯀꯤꯗꯕ ꯍꯥꯏ ꯃꯤ ꯐꯨꯅꯧꯁꯨ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯍꯥꯏꯕꯗꯤ ꯔꯥꯏꯠ ꯋꯦꯗ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯃ ꯑꯣꯏꯅ ꯗꯤꯜ ꯇꯧꯕ ꯍꯥꯏꯕꯅꯤ ꯁꯤ ꯑꯁꯦꯡꯕꯅꯤ ꯁꯤ ꯁꯦꯜꯁꯁꯦ ꯍꯩꯔꯕꯀꯣ ꯁꯦꯜꯁ ꯍꯩ ꯇꯥꯔꯗꯤꯀꯣ ꯌꯨ ꯀꯦꯟ ꯁꯔꯚꯥꯏꯚ ꯑꯦꯅꯤꯋꯦꯔ ꯑꯩ ꯍꯧꯖꯤꯛ ꯕ꯭ꯔꯣꯛ ꯆꯠꯇꯥꯔꯁꯨ ꯑꯃꯨꯛ ꯕ꯭ꯔꯣꯛ ꯆꯠꯂꯦ ꯑꯃꯨꯛ ꯑꯗꯨꯕꯨ ꯕ꯭ꯔꯣꯛ ꯆꯠꯄꯁꯦ ꯑꯩ ꯀꯤꯕ ꯄꯣꯠꯅꯤꯀꯣ ꯑꯩ ꯁꯨꯡꯄꯥꯝ ꯄꯥꯝꯗꯦ ꯕ꯭ꯔꯣꯛ ꯆꯠꯄ ꯑꯩ ꯁꯨꯡꯄꯥꯝ ꯄꯥꯝꯗꯦꯀꯣ ꯑꯩ ꯈ꯭ꯋꯥꯏ ꯄꯥꯝꯗꯕ ꯄꯣꯠ ꯑꯩ ꯊꯦꯡꯅꯈ꯭ꯔꯕꯅꯤꯀꯣ ꯑꯩ ꯌꯥꯝ ꯋꯥꯕ ꯄꯣꯠꯅꯤ ꯑꯗꯣ ꯁ꯭ꯀ꯭ꯔꯦꯆꯇ ꯍꯧꯗꯣꯛꯄ ꯃꯇꯝꯗ ꯁꯦꯜꯁꯁꯦ ꯍꯩ ꯇꯥꯔꯗꯤ ꯌꯨ ꯀꯦꯟ ꯒ꯭ꯔꯣ ꯑꯞ ꯑꯗꯨ ꯁꯤꯗꯩꯁꯦ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯕꯤꯖꯤꯅꯦꯁ ꯇꯧꯕꯗ ꯍꯧꯖꯤꯛꯇꯤ ꯀꯣꯟꯇꯦꯟꯁꯦ ꯁꯦꯝꯕ ꯃꯊꯧ ꯌꯥꯝ ꯇꯥꯏꯌꯦꯕ ꯀꯣꯟꯇꯦꯟꯁꯦ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦꯀꯣ ꯑꯩꯗꯤ ꯕ꯭ꯔꯣ ꯑꯩ ꯀꯦꯃꯦꯔꯥꯗ ꯃꯃꯥꯡꯗ ꯊꯣꯛꯄꯁꯦ ꯌꯥꯝ ꯀꯦꯃꯦꯔꯥ ꯃꯃꯥꯡ ꯊꯣꯛꯄ ꯍꯩꯔꯒꯗꯤ ꯄꯩꯁꯥ ꯁꯨꯠꯇ ꯇꯥꯜꯂꯦ ꯑꯗꯨꯒ ꯑꯃꯨꯛ ꯕ꯭ꯔꯣ ꯑꯩ ꯀꯦꯃꯦꯔꯥ ꯃꯃꯥꯡ ꯊꯣꯛꯄꯁꯦ ꯏꯀꯥꯏꯖꯩ ꯇꯜꯂꯦ ꯑꯗꯨꯝ ꯏꯀꯥꯏ ꯑꯗꯨꯝ ꯂꯩꯖꯧꯔꯣ ꯑꯗꯨꯝ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯗꯨꯝ ꯀꯣ ꯏꯚꯣꯜꯕ ꯇꯧꯕ ꯃꯇꯝꯗ ꯍꯧꯖꯤꯛꯁꯦ ꯏꯚꯣꯜꯕ ꯇꯧꯕ ꯃꯇꯝ ꯅꯣꯏ ꯍꯧꯖꯤꯛ ꯌꯦꯡꯉꯣ ꯍꯧꯖꯤꯛ ꯈ꯭ꯋꯥꯏꯗꯒꯤ ꯄꯣꯄꯨꯂꯔ ꯑꯣꯏꯕ ꯃꯤ ꯑꯦꯟꯗ꯭ꯔꯌꯨ ꯇꯦꯠꯁꯦ ꯀꯃꯥꯏꯅ ꯄꯩꯁꯥ ꯇꯥꯜꯂꯤ ꯑꯦꯟꯗ꯭ꯔꯌꯨ ꯇꯦꯠꯅ ꯄꯩꯁꯥ ꯀꯃꯥꯏꯅ ꯇꯥꯜꯂꯤ ꯑꯝꯇ ꯍꯥꯏꯔꯣ ꯀꯣꯔꯁ ꯑꯦꯟꯗ꯭ꯔꯌꯨ ꯇꯦꯠ ꯌꯣꯜꯂꯒ ꯇꯥꯜꯂꯤ ꯍꯥ ꯑꯇꯣꯞꯄꯗꯤ ꯑꯃꯅꯤ ꯀꯣꯔꯁ ꯌꯣꯜꯂꯒ ꯇꯥꯜꯂꯦꯗꯤ ꯈꯪꯉꯦ ꯑꯇꯣꯞꯄꯗꯤ ꯃꯥꯅꯦ ꯑꯃꯅꯤ ꯑꯩ ꯍꯥꯏꯒꯦ ꯑꯦꯟꯗ꯭ꯔꯌꯨ ꯇꯦꯠꯅ ꯇꯥꯜꯂꯤꯁꯦ ꯀꯩꯅꯣ ꯑꯦꯟꯗ꯭ꯔꯌꯨ ꯇꯦꯠ ꯀꯩꯝ ꯇꯧꯕ ꯅꯠꯇꯦ ꯃꯥꯅ ꯇꯧꯗꯣꯏꯁꯦ ꯃꯥꯒꯤ ꯑꯀꯟꯕ ꯋꯥꯍꯩ ꯃꯌꯥꯝ ꯃꯥꯒꯤ ꯇꯦꯂꯦꯟꯇꯣ ꯃꯥ ꯁꯤꯖꯤꯟꯅꯔꯒ ꯄꯣꯗꯀꯥꯁꯇ ꯉꯥꯡꯊꯔꯛꯄ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯌꯨꯠ ꯃꯌꯥꯝꯁꯤꯡꯁꯦ ꯂꯣꯏ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯑꯣꯏꯔꯦ ꯃꯉꯣꯟꯗ ꯁꯤ ꯃꯤꯁꯦ ꯉꯥꯡꯉꯦ ꯁꯣ ꯑꯃꯦꯖꯤꯡ ꯍꯥꯏꯕ ꯄꯣꯠꯁꯦ ꯗꯦꯟ ꯃꯥꯅ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯍꯁꯂꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯃꯥꯅ ꯍꯥꯏꯌꯔ ꯇꯧꯔꯒ ꯃꯤ ꯊꯝꯃꯒ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯍꯁꯂꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯌꯣꯜꯂꯦ ꯑꯗꯒꯤ ꯍꯣꯏ ꯃꯥꯒꯤ ꯀꯩꯅꯣ ꯔꯣꯃꯦꯅꯤꯌꯥꯗ ꯃꯥꯒꯤ ꯀꯩꯅꯣ ꯂꯩ ꯄꯕ ꯂꯩ ꯀ꯭ꯂꯕ ꯂꯩ ꯑꯗꯨꯅ ꯇꯣꯉꯥꯟꯕ ꯑꯃ ꯑꯣꯏꯔꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯁꯤꯁꯦ ꯏꯟꯇꯔꯅꯦꯠ ꯃꯥꯔꯀꯦꯇꯤꯡꯁꯦ ꯌꯥꯝ ꯍꯩꯌꯦꯕꯀꯣ ꯃꯤꯅ ꯍꯥꯏꯌꯦꯕ ꯃꯥꯁꯦ ꯌꯥꯝ ꯖꯤꯅꯤꯌꯁ ꯑꯣꯏꯕ ꯃꯤꯅꯦꯕ ꯃꯥꯔꯀꯦꯇꯤꯡꯗ ꯀꯩꯅꯣ ꯃꯥ ꯕꯣꯔꯤꯡ ꯌꯥꯝ ꯆꯨꯗꯦ ꯃꯥꯅ ꯉꯥꯡꯕ ꯋꯥ ꯑꯗꯒꯤ ꯁꯦꯠꯊꯕ ꯋꯥ ꯃꯌꯥꯝꯁꯤꯡꯁꯦ ꯃꯤꯉꯣꯟꯗ ꯑꯀꯟꯕ ꯋꯥ ꯍꯥꯏꯁꯦ ꯀꯩꯅꯣꯝꯗ ꯍꯤ ꯅꯣꯁ ꯋꯥꯠ ꯏꯁ ꯃꯥꯔꯀꯦꯇꯤꯡ ꯑꯗꯨꯒꯤꯗꯃꯛꯇꯅꯤ ꯃꯥꯅ ꯍꯧꯖꯤꯛ ꯒꯨꯒꯜꯗ ꯃꯣꯁ ꯁꯔꯆ ꯃꯦꯟ ꯑꯃ ꯑꯣꯏꯔꯛꯏꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯁꯤꯒꯨꯝꯕ ꯄꯣꯠ ꯂꯩꯕꯩꯅꯦꯕ ꯗꯦꯟꯖꯔꯁꯨ ꯑꯣꯏ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯁꯤꯒꯨꯝꯕ ꯄꯣꯠꯁꯦ ꯅꯪ ꯈꯪꯕ ꯗꯔꯀꯥꯔ ꯇꯥꯏ ꯀꯣꯟꯁꯦꯞ ꯑꯦꯟꯗ꯭ꯔꯌꯨ ꯇꯦꯠ ꯌꯦꯡꯉꯦꯅ ꯁꯤ ꯂꯨꯀꯣꯛꯄꯁꯤꯅ ꯉꯥꯡꯉꯤꯁꯦ ꯁꯤ ꯍꯥꯏꯕꯗꯪ ꯈꯟꯒꯅꯨ ꯀꯃꯥꯏꯅ ꯃꯥꯏ ꯃꯥꯔꯀꯦꯇꯤꯡꯁꯦ ꯀꯃꯥꯏꯅ ꯇꯧꯕꯤꯅꯣ ꯍꯥꯏꯕ ꯄꯣꯠꯁꯦ ꯁꯤ ꯈꯪꯉꯨ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯑꯗꯨꯅ ꯋꯥꯠ ꯑꯥꯏ ꯋꯥꯟ ꯔꯤꯖꯜꯠ ꯅꯣꯏ ꯇꯧꯗꯣꯏ ꯊꯕꯛꯁꯦ ꯀꯩꯅꯣ ꯑꯩꯅ ꯄꯤꯕ ꯄꯣꯠ ꯃꯌꯥꯝ ꯐꯣꯂꯣ ꯇꯧꯕ ꯑꯩꯉꯣꯟꯗ ꯔꯤꯖꯜꯠ ꯄꯤꯕ ꯂꯣꯏꯔꯦ ꯔꯣꯕꯔꯠ ꯁꯤꯝꯄꯜ ꯑꯣꯏꯗ꯭ꯔꯣ ꯑꯣꯏ ꯁꯥꯔ ꯉꯝꯅꯤ ꯉꯝꯃꯣꯏ ꯉꯝꯅꯤ ꯁꯥꯔ ꯑꯣꯄꯦꯟ ꯉꯝꯅꯤ ꯉꯝꯃꯣꯏ Gamni sir. Gamni. ꯌꯦꯁ ꯑꯉꯝꯕꯗ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯔꯤꯖꯜꯠ ꯊꯨꯅ ꯄꯥꯝꯕꯗꯣ ꯔꯤꯖꯜꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯔꯤꯋꯥꯔꯗꯁꯨ ꯊꯥꯈ꯭ꯔꯕꯅꯦ ꯔꯤꯋꯥꯔꯗꯁꯦ ꯑꯩ ꯑꯃꯨꯛ ꯔꯤꯄꯤꯠ ꯇꯧꯔꯛꯀꯦ ꯔꯤꯋꯥꯔꯗꯁꯦ ꯅꯣꯏꯀꯥꯟꯗ ꯔꯤꯋꯥꯔꯗꯇꯣ 30Kꯗꯒꯤꯅ 50K ꯍꯤꯠ ꯇꯧꯕꯗ ꯁꯦꯃꯤꯅꯥꯔꯗ ꯔꯤꯋꯥꯔꯗ ꯑꯃ ꯄꯤꯔꯅꯤ ꯑꯗꯒꯤꯗꯤ ꯄꯣꯗꯀꯥꯁ ꯑꯃ ꯑꯣꯟꯂꯥꯏꯟ ꯄꯣꯗꯀꯥꯁ ꯑꯃ ꯇꯧꯔꯅꯤ ꯄꯣꯗꯀꯥꯁꯁꯤꯅ ꯀꯩꯅꯣ ꯅꯪꯒꯤ ꯃꯥꯔꯀꯦꯇꯤꯡ ꯍꯦꯟꯒꯠꯂꯛꯀꯗꯣꯏꯅꯤ ꯑꯗꯒꯤꯗꯤ ꯅꯦꯛꯁꯇ 1 ꯂꯥꯛ ꯍꯤꯠ ꯇꯧꯔꯛꯄ ꯃꯤꯗꯨꯅ ꯁꯦꯃꯤꯅꯥꯔꯗ ꯔꯤꯋꯥꯔꯗ ꯑꯃ ꯐꯪꯒꯅꯤ ꯑꯗꯨꯒ ꯅꯪꯒꯤ ꯂꯥꯏꯚ ꯄꯣꯗꯀꯥꯁ ꯑꯃ ꯑꯩꯈꯣꯏ ꯂꯥꯏꯚ ꯄꯣꯗꯀꯥꯁ ꯑꯃ ꯇꯧꯃꯤꯟꯅꯔꯅꯤ ꯔꯤꯋꯥꯔꯗꯇꯨꯗꯤ ꯀꯩꯅꯣ ꯍꯥꯏꯗꯣꯛꯑꯔꯣꯏ ꯁꯦꯃꯤꯅꯥꯔꯗ ꯄꯤꯗꯣꯏ ꯔꯤꯋꯥꯔꯗꯇꯨꯗꯤ ꯀꯩꯅꯣ ꯍꯥꯏꯗꯣꯛꯑꯔꯣꯏꯀꯣ ꯑꯗꯨ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯤꯔꯛꯑꯒꯦ ꯑꯗꯨꯗꯤ ꯀꯩꯅꯣ ꯔꯤꯋꯥꯔꯗꯁꯦ ꯍꯥꯏꯔꯒꯁꯨ ꯑꯗꯨꯝ ꯑꯦꯛꯁꯥꯏꯠꯃꯦꯟ ꯑꯃ ꯑꯣꯏ ꯂꯩꯅꯤ ꯑꯗꯨꯅ ꯇꯣꯉꯥꯟꯕ ꯋꯦꯗ ꯅꯣꯏꯀꯥꯟꯗ ꯁ꯭ꯂꯥꯏꯠ ꯔꯤꯋꯥꯔꯗꯁ ꯍꯥꯏꯈ꯭ꯔꯦ ꯍꯧꯖꯤꯛ ꯅꯦꯛꯁ ꯍꯥꯎ ꯑꯩꯆ ꯑꯦ ꯌꯨ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯋꯔꯛꯁ ꯑꯩꯆ ꯑꯦ ꯌꯨꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯦ ꯀꯃꯥꯏꯅ ꯋꯔꯛ ꯇꯧꯋꯤ ꯍꯥꯏꯕꯗꯣ ꯅꯍꯥꯟ ꯅꯤꯂꯀꯥꯟꯇ ꯅꯨꯃꯤꯠꯇ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯈ꯭ꯔꯦ ꯗꯤꯁꯀꯣꯔꯠ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯃꯅꯨꯡꯗ ꯀꯃꯥꯏꯅ ꯇꯧꯅꯤ ꯀꯃꯥꯏꯅ ꯋꯔꯛ ꯇꯧꯅꯤ ꯀꯃꯥꯏꯅ ꯅꯣꯏ ꯃꯁꯦꯟ ꯍꯥꯏꯕꯗꯤ ꯀꯃꯥꯏꯅ ꯍꯦꯜꯞ ꯇꯧꯅꯅꯤ ꯍꯥꯏꯕꯗꯨꯗꯤ ꯅꯣꯏ ꯂꯣꯏ ꯈꯪꯉꯦ ꯑꯩꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯗ꯭ꯔꯁꯨ ꯌꯥꯔꯦ ꯁꯤ ꯃꯇꯥꯡꯁꯤ ꯌꯥꯕ ꯅꯠꯇ꯭ꯔꯣ Yarn. ꯌꯥꯔꯦ ꯁꯥꯔ Gamni. ꯑꯣꯀꯦ ꯅꯦꯛꯁ ꯅꯤꯂꯀꯥꯟꯇ ꯑꯩꯆ ꯑꯦ ꯌꯨꯁꯦ 5 ꯌꯔꯁꯇ ꯀꯥꯏꯗ ꯂꯩꯒꯗꯒꯦ ꯍꯥꯏꯕꯅꯦꯕ 5 ꯌꯔꯁ ꯑꯩꯅ ꯍꯧꯖꯤꯛ ꯄꯥꯝꯃꯤꯁꯦ ꯑꯩꯒꯤ ꯃꯤꯁꯟꯁꯦ ꯑꯩꯆ ꯑꯦ ꯌꯨꯒꯤ ꯃꯤꯁꯟꯁꯦ ꯑꯩꯆ ꯑꯦ ꯌꯨꯁꯦ ꯑꯩꯒꯤꯗꯤ ꯊꯃꯣꯏꯅꯦ ꯑꯩꯒꯤꯗꯤ ꯀꯩꯅꯣ ꯑꯩꯒꯤꯗꯤ ꯗ꯭ꯔꯤꯝꯅꯦ ꯑꯩꯒꯤꯗꯤ ꯚꯤꯖꯟꯅꯦ ꯑꯩꯆ ꯑꯦ ꯌꯨꯁꯦꯀꯣ ꯑꯗꯨꯅ ꯑꯩꯆ ꯑꯦ ꯌꯨꯁꯦ 5 ꯌꯔꯁꯇ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯅꯣꯔꯠ ꯏꯁꯇ ꯑꯦꯚ꯭ꯔꯤ ꯋꯥꯟ ꯅꯣꯔꯠ ꯏꯁꯀꯤ ꯌꯨꯠ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯆ ꯑꯦ ꯌꯨꯗ ꯂꯣꯏ ꯒꯦꯗꯔ ꯇꯧꯕ ꯑꯗꯨꯒ ꯑꯩꯆ ꯑꯦ ꯌꯨꯗ ꯑꯩꯈꯣꯏ ꯄꯨꯂꯞ ꯒ꯭ꯔꯣ ꯇꯧꯃꯤꯟꯅꯔꯛꯄ ꯑꯗꯨꯒ ꯏꯚꯟ ꯏꯟꯗꯤꯌꯥꯗꯐꯥꯎꯗ ꯏꯟꯗꯤꯌꯥꯒꯤ ꯃꯅꯨꯡꯗ ꯐꯥꯎ ꯁꯟꯗꯣꯔꯛꯄ ꯁꯤ ꯄꯣꯠꯁꯦ ꯑꯗꯨꯒ ꯃꯦꯟꯂꯤ ꯑꯩꯒꯤ ꯇꯥꯔꯒꯦꯠꯇꯤ ꯅꯣꯔꯠ ꯏꯁꯇ ꯄꯥꯝꯃꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩ ꯏꯁꯥꯃꯛꯁꯦ ꯅꯣꯏꯁꯨ ꯂꯣꯏ ꯊꯦꯡꯅꯔꯛꯏ ꯉꯥꯛꯇ ꯑꯩ ꯅꯣꯔꯠ ꯏꯁ ꯑꯣꯏꯅ ꯄꯣꯛꯄꯅꯤꯅ ꯑꯩ ꯉꯁꯥꯏꯒꯤ ꯑꯩꯒꯤ
discrimination kaya face tꯧꯔꯦ ꯑꯗꯒꯤꯗꯤ ꯑꯋꯥꯕ kaya ꯊꯦꯡꯅꯔꯦ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯎꯕꯗ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥꯝ ꯂꯩ ꯑꯗꯨꯅ ꯑꯩꯒꯤ ꯑꯉꯝꯕ ꯂꯦꯚꯦꯜꯗꯣ ꯑꯩ ꯃꯇꯦꯡ ꯄꯥꯡꯒꯦꯅ ꯑꯩꯅ ꯊꯣꯛꯂꯛꯏꯅꯦ HAU ꯁꯤꯗꯀꯣ ꯑꯗꯨꯅ 5 yearsꯁꯤꯗ HAUꯁꯦ ꯑꯩꯒꯤ ꯒꯣꯜꯗꯤ ꯐꯤꯡꯒꯔ ꯀ꯭ꯔꯣꯁ ꯗꯤꯐ꯭ꯔꯦꯟ ꯂꯦꯚꯦꯜꯗ ꯄꯨꯔꯛꯄ ꯆꯥꯎꯈꯠ ꯊꯧꯔꯥꯡꯗ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯂꯛꯄ ꯑꯗꯒꯤ ꯁꯣꯁꯥꯏꯇꯤꯗ ꯑꯅꯧꯕ ꯆꯦꯟꯖꯦꯁ ꯄꯨꯔꯛꯄ ꯑꯩꯒꯤ ꯁꯥꯇ꯭ꯔ ꯃꯌꯥꯝꯅ ꯑꯃꯨꯛ ꯃꯣꯏꯒꯤ ꯀꯩꯅꯣꯁꯤꯡꯗ ꯃꯣꯏꯒꯤ ꯑꯉꯝꯕ ꯊꯕꯛ ꯇꯧꯖꯔꯒ ꯑꯦꯝꯄ꯭ꯂꯣꯌꯤꯁꯦ ꯖꯦꯅꯦꯔꯦꯠ ꯇꯧꯔꯛꯄ ꯑꯗꯒꯤꯗꯤ ꯊꯕꯛ ꯄꯤꯕ ꯉꯝꯃꯛꯄ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏ ꯄꯨꯂꯞ ꯆꯥꯎꯈꯠꯃꯤꯟꯅꯔꯦ ꯗꯦꯠꯁ ꯗ ꯃꯤꯁꯟ ꯁꯤꯅ ꯑꯩꯒꯤ ꯃꯤꯁꯟꯁꯦ HAUꯒꯤ ꯏꯠꯁ ꯅꯣꯠ ꯑꯕꯥꯎꯠ ꯃꯅꯤꯗꯤ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯃꯅꯤꯗꯤ ꯊꯕꯛ ꯑꯐꯕ ꯊꯕꯛ ꯇꯧ ꯇꯥꯔꯗꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯤꯁꯟꯗꯤ ꯁꯤꯁꯤꯅ ꯃꯌꯥꯝꯅ ꯒ꯭ꯔꯣ ꯇꯧꯔꯛꯄ 5 yearsꯇ ꯃꯌꯥꯝꯁꯤꯡ ꯑꯩꯅ ꯀꯩꯒꯨꯝꯕ 1000 peopleꯒꯤ 10,000 students ꯀꯤ ꯃꯣꯏꯒꯤ ꯂꯥꯏꯐꯇꯣ ꯆꯦꯟꯖ ꯇꯧꯕꯤ ꯇꯥꯔꯗꯤ ꯌꯥꯔꯦ ꯅꯣꯠ 1 lakhꯁꯨ ꯗꯔꯀꯥꯔ ꯇꯥꯗꯦ 10,000ꯒꯤ ꯂꯥꯏꯐ ꯆꯦꯟꯖ ꯇꯧꯕꯤ ꯇꯥꯔꯗꯤ ꯃꯣꯏꯅ ꯁꯟꯗꯣꯔꯛꯄ ꯄꯣꯠꯇꯣ ꯑꯗꯨ ꯑꯩꯒꯤ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯗꯣꯔꯕꯅꯤ ꯗꯦꯠꯁ ꯗ ꯃꯤꯁꯟ ꯑꯣꯐ HAU next okay ꯍꯧꯖꯤꯛ ꯑꯩ ꯉꯁꯥꯏ ꯍꯥꯏꯈ꯭ꯔꯦ ꯀꯣꯏꯁꯟ ꯁꯦꯔꯥꯟ ꯇꯨꯔꯥꯟꯕ ꯍꯪꯒꯅꯨ ꯑꯩꯅ ꯍꯥꯏꯈ꯭ꯔꯦꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯑꯩ ꯃꯌꯥꯝꯗ ꯑꯩꯅ ꯂꯣꯏꯁꯤꯜꯂꯛꯄꯗ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯑꯩꯅ ꯄꯤꯔꯤꯕ ꯄꯣꯠ ꯃꯌꯥꯝꯁꯤꯡꯁꯦ ꯍꯧꯖꯤꯛ ꯂꯣꯏ ꯀ꯭ꯂꯤꯌꯔ ꯑꯣꯏꯅꯔꯛꯑꯕꯅꯤꯅ ꯑꯩ ꯍꯧꯖꯤꯛ each and every one of you ꯅꯣꯏ ꯃꯌꯥꯝꯗꯒꯤ ꯌꯥꯝ ꯊꯤ ꯅꯥꯟꯕ ꯀꯣꯏꯁꯟ ꯑꯃꯃꯝ ꯑꯩ ꯍꯧꯖꯤꯛ ꯄꯥꯝꯃꯦꯕ ꯀꯣꯏꯁꯟ ꯑꯃꯃꯝ ꯑꯩ ꯑꯟꯁꯔ ꯄꯤꯔꯛꯀꯦꯕ ꯀꯣꯏꯁꯟꯗꯨꯒꯤꯀꯣ ꯊꯥꯗꯔꯛꯑꯣ ꯀꯣꯏꯁꯟꯗꯣ 1 by 1 ꯑꯩ ꯃꯇꯝ ꯂꯧ 2 seconds 3 seconds ꯂꯧ but ask me the best question ꯑꯗꯨꯒꯤ ꯑꯟꯁꯔ ꯄꯤꯔꯛꯀꯦ come on I'm waiting man ꯀꯩꯅꯣ ꯀꯣꯏꯁꯟ ꯍꯪꯉꯝꯗ꯭ꯔꯕ ꯇꯧꯏꯁꯤꯕꯣ ꯀꯣꯏꯁꯟꯁꯦ ꯍꯥꯏꯗꯤ ꯑꯩꯅ ꯈꯪꯗꯕꯗꯣ ꯑꯣꯏꯗꯣꯏꯅꯦ ꯌꯥꯏ ꯑꯣꯏꯗꯣꯏ ꯅꯠꯇ꯭ꯔꯣ ꯃꯇꯝ ꯂꯧ ꯌꯥꯔꯦ ꯀꯩꯝ ꯀꯥꯏꯗꯦ ꯑꯩ ꯉꯥꯏꯔꯤ ꯁꯤ ꯑꯣꯟꯂꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏ ꯑꯆꯤꯚꯔꯁ ꯌꯨꯅꯤꯚꯔꯁꯤꯇꯤ ꯈꯤꯇꯪ ꯅꯠꯇꯦꯀꯣ ꯌꯨꯇ꯭ꯌꯨꯕꯀꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯃꯌꯥꯝꯗꯁꯨ ꯑꯩꯅ ꯍꯥꯏꯁꯦ ꯑꯦꯕ꯭ꯔꯤ ꯋꯥꯟ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯡꯗ ꯂꯣꯏꯅꯃꯛ ꯑꯩ ꯉꯁꯤ ꯄꯤꯔꯤꯁꯦ ꯂꯥꯏꯐꯇꯁꯨ ꯑꯗꯨꯝ ꯑꯄ꯭ꯂꯥꯏ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏ ꯃꯦꯝꯕꯔꯁ ꯈꯛꯇꯒꯤ ꯅꯠꯇꯦ ꯁꯤ ꯀꯩꯝ ꯀꯥꯏꯗꯦ ꯃꯅꯤꯄꯨꯔꯤꯗ ꯍꯪꯉꯁꯨ ꯀꯩꯝ ꯀꯥꯏꯗꯦ ꯏꯪꯂꯤꯁꯇ ꯏꯗ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯇꯦ ꯃꯅꯤꯄꯨꯔꯤꯗ ꯍꯪꯉꯨ ꯀꯩꯝ ꯀꯥꯏꯗꯦ ꯕꯠ ꯁꯥꯔ ꯃꯦꯛ ꯑꯝꯇ ꯁ꯭ꯌꯣꯔ ꯍꯥꯏꯔꯛ ꯍꯥꯏꯔꯣ ꯑꯩꯈꯣꯏ ꯁꯥꯔꯒꯤ ꯌꯨꯇ꯭ꯌꯨꯕꯇ ꯑꯩꯈꯣꯏ ꯊꯦꯡꯅꯔꯦ 9 to 5 ꯖꯣꯕ ꯀ꯭ꯋꯤꯠ ꯇꯧꯔꯒ ꯁꯥꯔ ꯁꯤꯒꯤ ꯂꯝꯕꯤꯗ ꯆꯪꯉꯛꯏꯅꯤꯗꯅ ꯎꯝ ꯑꯗꯨꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯦ ꯍꯥꯏꯗꯤ 9 to 5 ꯖꯣꯕꯇ ꯀ꯭ꯋꯤꯠ ꯇꯧꯔ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯦ ꯃꯇꯝ ꯀꯌꯥꯝ ꯆꯪꯈꯤ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛ ꯁꯥꯔꯅ 6 months to 1 year ꯀꯥꯏ ꯍꯥꯏ ꯑꯗꯨ ꯃꯇꯝꯗꯣ ꯁꯥꯔꯒꯤꯗꯤ ꯀꯌꯥ ꯑꯃꯦꯖꯤꯡ ꯅꯥꯏꯁ ꯀ꯭ꯋꯦꯁꯟ ꯊꯦꯡꯛ ꯌꯨ ꯃꯦꯟ ꯑꯩ ꯍꯥꯏꯔꯛꯀꯦꯀꯣ ꯑꯩ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗꯣ ꯐꯣꯔꯃꯨꯂꯥꯗꯨꯅ ꯑꯩ ꯄꯥꯜꯂꯛꯀꯗꯣꯏꯁꯦ ꯑꯩꯗꯤ ꯑꯩꯅ ꯊꯕꯛ ꯊꯥꯗꯣꯛꯄ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯃꯇꯝꯗꯨꯗ ꯑꯩ ꯈꯟꯈꯤꯕꯀꯣ ꯀꯤꯕ ꯑꯩꯉꯣꯟꯗ ꯑꯩ ꯊꯕꯛ ꯊꯥꯗꯣꯛꯇꯣꯏꯁꯦ ꯑꯩ ꯐꯦꯃꯤꯂꯤꯗꯕꯨ ꯑꯩ ꯍꯥꯏꯗꯣꯛꯇꯦꯕ ꯑꯩ ꯅꯣꯇꯤꯁ ꯄꯤꯔꯤꯌꯠ ꯊꯥꯔꯀꯥꯟꯗ ꯕꯠ ꯑꯩ ꯈꯜꯂꯦꯕꯀꯣ ꯊꯥꯗꯣꯛꯇꯕꯗꯤ ꯌꯥꯗꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯅ ꯁꯤꯗ ꯔꯤꯛꯁ ꯂꯧꯗ ꯇꯥꯔꯗꯤ ꯑꯩꯅ ꯀꯃꯥꯏꯅ ꯊꯕꯛ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕꯁꯦ ꯋꯥꯈꯟꯗ ꯈꯟꯈꯤꯕ ꯑꯗꯨ ꯑꯩ ꯀꯩꯝ ꯈꯪꯗꯦꯕ ꯀꯩꯝ ꯈꯪꯕ ꯅꯠꯇꯦ ꯑꯩꯅ ꯇꯧꯗꯣꯏꯁꯦ ꯀꯩꯅꯣ ꯍꯥꯏꯕꯁꯦ ꯑꯩ ꯀꯩꯝ ꯈꯪꯗꯦ ꯑꯩ ꯋꯥꯔꯤ ꯑꯃ ꯂꯤꯔꯛꯀꯦ ꯅꯣꯏꯗꯀꯣ ꯑꯩꯅ ꯇꯣꯏꯅꯁꯨ ꯂꯤꯕ ꯄꯣꯠꯅꯦꯕ ꯑꯩꯒꯤ ꯁ꯭ꯇꯨꯗꯦꯟ ꯈꯔꯗꯤ ꯑꯗꯨꯝ ꯈꯪꯕꯅꯦꯕ ꯏꯚꯟ ꯑꯩꯅ ꯌꯨꯇ꯭ꯌꯨꯕꯇꯕꯨ ꯈꯔ ꯂꯤꯔꯝꯕ ꯌꯥꯏ ꯂꯤꯔꯝꯗꯕ ꯌꯥꯏ ꯀꯥꯎꯔꯦ ꯑꯥꯏ ꯗꯣꯟ ꯅꯣ ꯑꯗ ꯑꯩꯅ ꯊꯣꯛꯂꯛꯀꯥꯟꯁꯤꯗ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯑꯩꯅ ꯈꯪꯉꯦ ꯑꯩꯅ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯑꯩꯅ ꯊꯥꯗꯣꯛꯑꯝꯗꯥꯏ ꯃꯇꯝꯁꯤꯗ ꯑꯩꯉꯣꯟꯗ ꯐꯤꯌꯔ ꯑꯃ ꯂꯩꯌꯦꯕ ꯀꯩꯅꯣ ꯑꯩꯅ ꯇꯧꯗꯣꯏꯁꯦ ꯑꯗꯨ ꯃꯤꯉꯣꯟꯗ ꯑꯩ ꯐꯤꯌꯔ ꯁꯨꯡꯎꯠ ꯎꯠꯇꯦꯕ ꯑꯩꯒꯤ ꯀꯣꯂꯤꯛ ꯃꯌꯥꯝꯁꯤꯡꯗ ꯑꯩꯅ ꯍꯥꯏꯖꯦꯀꯣ ꯑꯁꯤꯗꯒꯤꯗꯤ ꯂꯥꯏꯐꯁꯦ ꯑꯩꯒꯤ ꯋꯦꯗ ꯑꯩ ꯍꯤꯡꯗꯣꯔꯕꯅꯤ ꯄꯨꯡꯍꯥꯏ ꯍꯥꯏꯅꯦꯕ ꯑꯩꯒꯤ ꯄꯣꯠꯇꯗꯤꯀꯣ ꯑꯗꯨꯕꯨ ꯑꯩ ꯃꯅꯨꯡꯗ ꯑꯀꯤꯕꯁꯨ ꯑꯗꯨꯝ ꯂꯩꯌꯦꯕ ꯀꯩꯅꯣ ꯑꯩꯅ ꯇꯧꯗꯣꯏꯁꯦ ꯏꯟꯀꯝ ꯂꯥꯛꯇ꯭ꯔꯀꯥꯟꯗ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕ ꯄꯣꯠꯁꯨ ꯋꯥꯈꯜꯁꯤꯅꯦ ꯑꯩꯅ ꯈꯜꯂꯤꯁꯦꯀꯣ ꯀꯤꯅꯦꯕ ꯑꯗꯨꯕꯨ ꯃꯇꯝꯗꯨꯗ ꯑꯩꯅ ꯑꯣꯜꯔꯦꯗꯤ
ꯊꯕꯛ ꯇꯣꯛꯇ꯭ꯔꯤꯀꯥꯟꯗ ꯑꯩꯅ ꯑꯣꯜꯔꯦꯗꯤ ꯍꯥꯟꯅ ꯀ꯭ꯂꯣꯊꯤꯡ ꯕ꯭ꯔꯦꯟꯒꯤ ꯄ꯭ꯂꯥꯟꯁꯦ ꯑꯩ ꯍꯧꯈ꯭ꯔꯕꯅꯦ ꯀ꯭ꯂꯣꯊꯤꯡ ꯕ꯭ꯔꯦꯟꯁꯦ ꯇꯧꯕ ꯍꯧꯔꯛꯑꯕꯅꯦꯕ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯂꯩꯀꯥꯟꯁꯤꯗ ꯑꯗꯨꯕꯨ ꯐꯦꯜ ꯑꯣꯏꯇꯥꯔꯁꯨ ꯃꯇꯝꯗꯨꯗ ꯑꯩꯅ ꯈꯜꯂꯦꯕ ꯑꯩ ꯊꯣꯛꯇꯕꯗꯤ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯊꯣꯛꯇꯕ ꯑꯩꯅ ꯉꯁꯤ ꯔꯤꯛꯁ ꯂꯧꯗ ꯇꯥꯔꯗꯤ ꯑꯩ ꯀꯩꯝꯇ ꯑꯣꯏꯍꯧꯔꯣꯏ ꯁꯤꯗꯒꯤ ꯃꯇꯝꯁꯨ ꯃꯥꯡꯉꯗꯤ ꯐ꯭ꯔꯁꯇ꯭ꯔꯦꯁꯟ ꯌꯥꯝ ꯋꯥꯡꯉꯦ 95 ꯖꯨꯛ ꯇꯧꯕ ꯉꯝꯗ꯭ꯔꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯁꯝ ꯋꯥꯠ ꯇꯧꯔꯀꯥꯟꯗ ꯑꯩꯁꯦ ꯌꯧꯁꯜꯂꯛꯑꯦ ꯃꯇꯝꯗꯨ ꯂꯣꯏꯁꯜꯂꯛꯑꯦ ꯃꯇꯝꯁꯤꯗ ꯑꯩꯒꯤ ꯁꯤꯅꯤꯌꯔ ꯑꯃꯁꯨ ꯃꯥꯁꯨ ꯊꯥꯗꯣꯛꯑꯦꯕ ꯊꯕꯛꯁꯦ ꯊꯥꯗꯣꯛꯀꯥꯟꯁꯤꯗ ꯃꯉꯣꯟꯗ ꯑꯩꯅ ꯍꯥꯏꯌꯦꯕ ꯑꯩꯅ ꯁꯔ ꯀꯧꯋꯦ ꯁꯔ ꯊꯕꯛ ꯑꯃ ꯇꯧꯁꯦ ꯁꯨꯃꯥꯏꯅ ꯏꯕꯥꯅꯤ ꯊꯥꯗꯣꯛꯃꯤꯟꯅꯔꯕꯅꯤꯅ ꯁꯔꯗꯤ ꯀꯩꯗꯧꯗꯣꯏꯅꯣ ꯈꯣꯠꯇꯣꯏꯅꯣ ꯑꯩꯅ ꯍꯪꯉꯦ ꯍꯪꯀꯥꯟꯗ ꯁꯤ ꯀꯩꯝ ꯇꯧꯔꯣꯏ ꯈꯣꯠꯂꯣꯏ ꯑꯩꯅ ꯍꯥꯏ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯒꯤ ꯑꯥꯏꯗꯤꯌꯥ ꯄꯨꯊꯣꯛꯀꯦ ꯗꯤꯖꯤꯇꯦꯜ ꯃꯥꯔꯀꯦꯇꯤꯡ ꯇꯧꯁꯦ ꯁꯤꯅꯦꯕ ꯑꯩꯅ ꯍꯥꯏꯁꯦ ꯑꯗꯨꯝ ꯑꯩ ꯗꯤꯖꯤꯇꯦꯜ ꯃꯥꯔꯀꯦꯇꯤꯡꯁꯦ ꯈꯪꯗꯤ ꯈꯪꯉꯕꯀꯣ ꯑꯩ ꯍꯩꯔꯛꯑꯕꯅꯦ ꯑꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯀꯩꯗꯧꯗꯣꯏꯅꯣ ꯁꯨꯡꯈꯪ ꯈꯪꯗꯦ ꯀ꯭ꯂꯥꯏꯟ ꯀꯃꯥꯏꯅ ꯐꯪꯗꯣꯏꯅꯣ ꯀꯩꯗꯧꯗꯣꯏꯅꯣ ꯀꯩꯝ ꯈꯪꯕ ꯅꯠꯇꯦ ꯑꯩꯅ ꯏꯕꯥꯅꯤꯅ ꯇꯣꯈꯥꯏꯕꯁꯦ ꯏꯕꯥꯅꯤ ꯑꯃꯁꯨ ꯌꯥꯎꯋꯦ ꯇꯤꯝ ꯃꯦꯝꯕꯔ ꯑꯃꯁꯨ ꯌꯥꯎꯋꯦ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯇꯧꯕꯁꯦ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗꯨꯗ ꯆꯠꯂꯅꯤ ꯆꯠꯂꯒ ꯔꯦꯁꯇꯨꯔꯦꯟ ꯃꯌꯥꯝꯁꯤꯡꯁꯦ ꯒꯨꯋꯥꯍꯥꯇꯤꯗ ꯂꯩꯕ ꯔꯦꯁꯇꯨꯔꯦꯟ ꯁꯤꯂꯣꯡꯗ ꯂꯩꯕ ꯔꯦꯁꯇꯨꯔꯦꯟꯁꯦ ꯆꯠꯂꯀꯥꯟꯁꯤꯗ ꯆꯪꯉꯀꯥꯟꯁꯤꯗ ꯃꯣꯏꯁꯦ ꯆꯪꯉꯀꯥꯟꯗ ꯀꯣꯐꯤ ꯑꯃ ꯊꯛꯑꯦꯕ ꯀꯣꯐꯤꯁꯦ ꯑꯗꯨꯝ ꯍꯥꯟꯅꯒꯤ ꯄꯩꯁꯥ ꯈꯔ ꯂꯩꯕꯗꯣ ꯀꯣꯐꯤ ꯑꯗꯨꯝ ꯊꯛꯇꯣꯏꯅꯦꯕ ꯊꯛꯇꯣꯛꯑꯒ ꯃꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯊꯤꯔꯛꯏꯅꯦꯕ ꯑꯗꯨꯕꯨ ꯃꯣꯏꯒ ꯁꯄꯣꯁ ꯑꯣꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯍꯧꯗꯕꯁꯨ ꯌꯥꯎꯋꯤ ꯑꯗꯒꯤꯗꯤ ꯑꯣꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪ ꯇꯥꯔꯁꯨ ꯔꯤꯖꯦꯛꯁꯟ ꯀꯌꯥ ꯑꯃ ꯁꯨꯝ ꯔꯤꯖꯦꯛꯁꯟ ꯂꯥꯛꯑꯦꯕꯀꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕ ꯍꯩꯇꯕꯅꯤꯅ ꯑꯗꯒꯤꯗꯤ ꯀꯃꯥꯏꯅ ꯁꯦꯜꯁ ꯇꯧꯅꯤꯁꯦ ꯀꯩꯝ ꯈꯪꯗꯕꯅꯤꯅ ꯁꯨꯝ ꯇꯧꯔ ꯂꯥꯛꯑꯦꯕ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯁꯦ ꯑꯩꯒꯤꯗꯤ ꯑꯇꯣꯞꯄ ꯋꯦ ꯂꯩꯇꯦ ꯁꯨꯡꯂꯩ ꯑꯩ ꯂꯝꯕꯦꯜꯁꯤꯗꯒꯤ ꯄꯩꯁꯥ ꯇꯥꯟꯗꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯅꯠꯇ ꯇꯥꯔꯗꯤ ꯑꯩ ꯀꯃꯥꯏꯅ ꯍꯤꯡꯗꯣꯏꯅꯣ ꯕ꯭ꯔꯣꯛ ꯆꯠꯂꯅꯤ ꯑꯩꯒꯤ ꯏ ꯄꯤ ꯑꯦꯐꯇꯒꯤ ꯂꯥꯛꯄ ꯄꯩꯁꯥꯁꯨ ꯂꯣꯏꯈ꯭ꯔꯅꯤ ꯁꯦꯂꯔꯤ ꯈꯔ ꯐꯪꯖꯔꯤ ꯄꯩꯁꯥꯁꯨ ꯂꯣꯏꯈ꯭ꯔꯅꯤ ꯑꯗꯩ ꯈꯪꯉꯦꯕ ꯑꯗꯨꯕꯨ ꯑꯩ ꯂꯣꯏꯇꯥꯔꯁꯨ ꯑꯩ ꯍꯣꯠꯅꯗꯕꯗꯤ ꯌꯥꯗꯦ ꯁꯤꯅꯦꯕ ꯑꯩꯅ ꯍꯣꯠꯅꯔꯤꯁꯦ ꯍꯣꯠꯅꯔꯀꯥꯟꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯏꯁꯣꯔꯅ ꯍꯥꯏꯕꯗꯣ ꯍꯣꯠꯅꯔꯗꯤ ꯏꯁꯣꯔꯅꯁꯨ ꯆꯥꯜꯂꯛꯑꯦ ꯍꯥꯏꯕꯗꯨꯅꯦꯕꯀꯣ ꯑꯩꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯁꯦ ꯑꯩꯅ ꯁꯝ ꯀꯛꯄ ꯃꯐꯝ ꯑꯃ ꯂꯩꯌꯦꯕ ꯒꯨꯋꯥꯍꯥꯇꯤꯗ ꯑꯩꯒ ꯊꯤ ꯀꯨꯏꯅ ꯁꯝ ꯀꯛꯄ ꯃꯐꯝꯅꯦꯕ ꯃꯥꯏꯁꯤꯗ ꯑꯩꯒꯤ ꯕ꯭ꯔꯣꯆꯔꯁꯦ ꯁꯨꯃꯥꯏꯅ ꯑꯩ ꯀꯩꯅꯣꯗ ꯃꯥꯒꯤ ꯔꯦꯛꯁꯤꯗ ꯊꯝꯃꯦꯕꯀꯣ ꯔꯦꯛꯁꯤꯗ ꯊꯝ ꯀꯥꯟꯁꯤꯗ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯐꯝꯒ ꯃꯥꯅ ꯁꯝ ꯀꯛꯑꯦꯕ ꯃꯥ ꯍꯥꯏ ꯍꯤꯟꯗꯤꯗ ꯑꯩꯉꯣꯟꯗ ꯍꯥꯏ ꯍꯤꯟꯗꯤꯗ ꯃꯥ ꯍꯥꯏꯌꯦꯕ ꯌꯦ ꯀꯌꯥ ꯍꯥꯏ ꯁꯤꯅꯦꯕ ꯑꯩꯅ ꯍꯥꯏꯌꯦꯕ ꯁꯤ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯃꯥꯔꯀꯦटिंꯒꯤ ꯕ꯭ꯔꯣꯆꯔꯅꯤ ꯁꯤꯅꯦꯕ ꯃꯥ ꯍꯥꯏꯁꯦ ꯑरे ये तो हमको चाहिए था सीने मा हाइदे ꯑꯩꯉꯣꯟꯗ ꯍꯥꯏꯁꯦ हम ढूंढ रहा था ꯑꯩ ꯀꯣꯏꯊꯤ ꯊꯤꯔꯤꯅꯦ ꯀꯅꯥꯅꯣ ꯑꯩ ꯁꯤ ꯊꯤꯒꯗ ꯅꯪ तुम तो मेरा दोस्त है मेरे लिए कर सकता है ꯁꯤꯅꯦꯕ ꯑꯗꯩꯗꯤ ꯑꯗꯨꯒꯤ ꯐꯥꯔꯁ ꯀ꯭ꯂꯥꯏꯟꯅꯦꯕ ꯑꯗꯨꯗꯒꯤ ꯐꯥꯔꯁ ꯀ꯭ꯂꯥꯏꯟ ꯍꯧꯔꯦ ꯑꯗꯨꯗꯒꯤ ꯑꯩꯅ ꯈꯪꯉꯦꯕ ꯑꯣꯀꯦ ꯃꯉꯣꯟꯗꯒꯤ ꯐꯥꯔꯁ ꯀ꯭ꯂꯥꯏꯟ ꯑꯣꯏꯔꯒ ꯃꯥꯒ ꯑꯩꯒꯁꯦ ꯑꯩꯅ ꯍꯥꯏꯔꯦꯕ ꯊꯤꯀꯦ ꯇꯧꯔꯁꯦ ꯍꯥꯏꯕ ꯑꯗꯨꯒꯤꯗꯒꯤ ꯑꯩ ꯀꯣꯟꯐꯤꯗꯦꯟꯁ ꯂꯥꯛꯑꯦ ꯀꯣꯟꯐꯤꯗꯦꯟꯁ ꯂꯥꯛꯀꯥꯟꯗ ꯇꯧꯔꯛꯑꯀꯥꯟꯗꯗꯤ ꯃꯊꯪ ꯇꯧꯔꯛꯑꯀꯥꯟꯗꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯗꯦꯟꯇꯦꯜꯒꯨꯝꯕ ꯀꯩꯗꯧꯕ ꯑꯩꯈꯣꯏꯅ ꯎꯠꯂꯀꯥꯟꯗ ꯑꯩꯁꯨ ꯀꯣꯟꯐꯤꯗꯦꯟꯁ ꯂꯥꯛꯀꯥꯟꯗ ꯗꯦꯟꯇꯦꯜꯁ ꯀꯌꯥ ꯑꯃ ꯐꯪꯉꯀꯥꯟꯗꯗꯤ ꯂꯥꯁꯇ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗ ꯗꯤꯖꯤꯇꯦꯜ ꯃꯥꯔꯀꯦꯇꯤꯡꯗ ꯑꯩꯈꯣꯏ ꯄꯩꯁꯥ ꯂꯥꯛꯄ ꯍꯧꯔꯦꯕ ꯄꯩꯁꯥꯁꯦ ꯂꯥꯛꯑꯦ ꯑꯗꯨꯕꯨ ꯗꯤꯖꯤꯇꯦꯜ ꯃꯥꯔꯀꯦꯇꯤꯡꯗ ꯑꯩꯉꯣꯟꯗꯁꯨ ꯌꯥꯝ ꯁ꯭ꯇ꯭ꯔꯒꯜ ꯇꯧꯈꯤꯕ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯗꯤꯖꯤꯇꯦꯜ ꯃꯥꯔꯀꯦꯇꯤꯡꯒꯤ ꯑꯋꯥꯕꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩ ꯍꯥꯏꯔꯛꯀꯦꯕ ꯗꯤꯖꯤꯇꯦꯜ ꯃꯥꯔꯀꯦꯇꯤꯡꯁꯦ ꯔꯤꯁꯀꯤ ꯌꯥꯝ ꯑꯣꯏꯕ ꯁꯄꯣꯁ ꯅꯪꯅ ꯄꯦꯗ ꯑꯦꯗꯚꯔꯇꯤꯁꯃꯦꯟ ꯇꯧꯕꯒꯤꯗꯃꯛꯇ ꯅꯪꯅ ꯆꯂꯥꯏꯔꯦꯕ ꯄꯦꯗ ꯑꯦꯗꯚꯔꯇꯤꯁꯃꯦꯟ ꯇꯧꯕꯩ ꯆꯂꯥꯏꯕꯁꯦ ꯁꯄꯣꯁ ꯑꯔꯖꯨꯟꯅ ꯄꯦꯗ ꯑꯦꯗꯚꯔꯇꯤꯁꯃꯦꯟ ꯍꯥꯡꯗꯣꯛꯄ ꯃꯇꯝꯗ ꯅꯪ ꯀ꯭ꯂꯥꯏꯟꯁꯦ ꯐꯪꯉꯦꯕ ꯀ꯭ꯂꯥꯏꯟꯁꯦ ꯐꯪꯀꯥꯟꯗ ꯀꯩꯗꯧꯒꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯅꯪꯅꯗꯤ ꯍꯣꯠꯅꯖꯩꯅꯦꯕ ꯅꯪꯒꯤ ꯑꯦꯗꯚꯔꯇꯤꯁꯃꯦꯟ ꯆꯂꯥꯏꯔꯤꯅꯦꯕ ꯆꯂꯥꯏꯇꯥꯔꯁꯨ ꯀ꯭ꯂꯥꯏꯟꯁꯦ ꯃꯆꯤꯟ ꯊꯤꯕ ꯀ꯭ꯂꯥꯏꯟ ꯂꯩꯌꯦꯕ ꯑꯩꯈꯣꯏꯗꯤ ꯀ꯭ꯂꯥꯏꯟ ꯑꯝꯇ ꯂꯥꯛꯇꯦ ꯑꯩꯈꯣꯏꯗꯤ ꯀꯣꯜ ꯑꯝꯇ ꯑꯦꯟꯀ꯭ꯋꯥꯏꯔꯤꯁꯨ ꯑꯝꯇ ꯂꯥꯛꯇꯦ ꯑꯗꯒꯤ ꯀꯃꯥꯏꯅ ꯀꯩꯝꯇ ꯂꯥꯛꯇꯦ ꯍꯥꯏꯕ ꯄꯣꯠꯁꯦ ꯁꯤꯒꯨꯝꯕ ꯄꯣꯠꯁꯦ ꯑꯃꯨꯛ ꯂꯥꯛꯑꯦꯕ ꯈꯪꯕ ꯁꯤꯒꯨꯝꯕ ꯄꯣꯠꯁꯦ ꯑꯩ ꯇꯝꯃꯝꯕ ꯅꯠꯇꯦ ꯈꯪꯉꯝꯕ ꯅꯠꯇꯦꯕ ꯄꯤꯔ ꯂꯩ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯀ꯭ꯂꯥꯏꯟ ꯐꯣꯟꯗ ꯈꯟꯅꯈꯤꯕ ꯀꯌꯥ ꯑꯃ ꯑꯗꯩ ꯆꯪꯅꯗꯕ ꯀꯌꯥ ꯑꯃ ꯁꯤꯒꯨꯝꯕ ꯄꯣꯠꯁꯨ ꯂꯣꯏ ꯊꯣꯛꯂꯛꯑꯦꯕꯀꯣ ꯊꯣꯛꯂꯛꯑꯀꯥꯟꯗ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯛꯏꯅꯦꯕꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯑꯩ ꯂꯥꯛꯑꯀꯥꯟꯗ ꯑꯩꯉꯣꯟꯗ ꯁꯝ ꯋꯥꯠ ꯑꯩꯉꯣꯟꯗ ꯑꯩ ꯆꯥꯎꯊꯣꯛꯅ ꯑꯗꯨꯝ ꯍꯥꯏꯒꯦ 6 monthsꯇꯤ ꯑꯩ ꯄꯩꯁꯥ ꯁꯤꯀꯤ ꯑꯃ ꯇꯥꯟꯈꯤꯗꯦꯕ ꯄꯩꯁꯥ ꯁꯤꯀꯤ ꯑꯃ ꯇꯥꯟꯈꯤꯗꯦ ꯑꯩ 6 monthsꯁꯦꯀꯣ 7 months 8 months ꯁ꯭ꯋꯥꯏꯗꯒꯤꯅꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯀꯤ ꯀ꯭ꯔꯦꯛ ꯇꯧꯕ ꯉꯝꯃꯛꯏꯗꯣ ꯑꯗꯨꯐꯥꯎꯗ ꯑꯩꯈꯣꯏ ꯃꯊꯥ ꯁꯥꯕ ꯍꯧꯔꯛꯑꯀꯥꯟꯗ ꯏꯁꯣꯔꯅ ꯍꯥꯏꯕꯗꯣꯀꯣ ꯍꯥꯏꯕꯗꯤ ꯒꯤꯞ ꯑꯞ ꯁꯦꯀꯦꯟ ꯑꯝꯇ ꯑꯩꯈꯣꯏꯒꯤ ꯏꯁꯥꯗ ꯐꯥꯎꯗ ꯒꯤꯞ ꯑꯞ ꯇꯧꯅꯤꯡꯕ ꯃꯇꯝ ꯂꯩꯇꯥꯔꯁꯨ ꯏꯁꯥꯅꯒꯤ ꯋꯤꯜ ꯄꯋꯥꯔꯅ ꯋꯥꯡ ꯇꯥꯔꯗꯤ ꯑꯗꯨꯅꯅꯦ ꯉꯁꯥꯏꯗꯣ ꯃꯥꯏꯟ ꯁꯦꯠ ꯂꯩꯕꯁꯦ ꯌꯥꯝ ꯗꯔꯀꯥꯔ ꯍꯥꯏꯗꯣ ꯃꯥꯏꯟ ꯁꯦꯠ ꯂꯩ ꯇꯥꯔꯗꯤ ꯚꯤꯖꯟꯁꯨ ꯆꯥꯎ ꯇꯥꯔꯗꯤ ꯒꯤꯞ ꯑꯞ ꯇꯧꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯑꯗꯒꯤꯗꯤ ꯏꯁꯣꯔꯅꯁꯨ ꯅꯉꯣꯟꯗ ꯆꯥꯜꯂꯛꯀꯅꯤ ꯍꯥꯏꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯂꯝꯕꯦꯜ ꯊꯣꯛꯂꯛꯑꯦꯕ ꯑꯗꯨꯅ ꯄꯩꯁꯥ ꯇꯥꯟꯕ ꯍꯧꯔꯛꯄꯗꯤ ꯑꯩꯒꯤ 6 months ꯄꯩꯁꯥ ꯇꯥꯟꯗꯦ 7-8 monthsꯃꯨꯛ ꯆꯪꯈꯤ ꯑꯩꯒꯤ ꯑꯗꯨ ꯅꯪꯉꯣꯟꯗ ꯗꯤꯄꯦꯟ ꯇꯧꯋꯤ ꯅꯪꯉꯣꯟꯗ ꯗꯤꯄꯦꯟ ꯇꯧꯋꯤ ꯅꯪꯒꯤ ꯍꯣꯠꯅꯖꯃꯟꯗ ꯗꯤꯄꯦꯟ ꯇꯧꯋꯦ ꯃꯄꯥꯟ ꯊꯣꯛꯄ ꯊꯦꯡꯅꯕ ꯋꯤꯜ ꯄꯋꯥꯔ ꯂꯩꯕ ꯑꯗꯨ ꯂꯩꯔꯗꯤ ꯌꯥꯔꯦ ꯉꯁꯤ ꯇꯥꯟꯗ꯭ꯔꯁꯨ ꯍꯌꯦꯡ ꯇꯥꯟꯅꯤ ꯃꯁꯦꯝ ꯇꯥꯟꯗ꯭ꯔꯁꯨ ꯃꯁꯦꯝꯒꯤ ꯃꯇꯨꯡꯗ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯑꯗꯨ ꯅꯨꯃꯤꯠꯇꯣ ꯑꯃꯨꯛ ꯇꯥꯅꯤꯅ ꯀꯩꯝ ꯈꯜꯂꯨꯅꯨ ꯑꯗꯨꯒꯤꯗꯤ ꯄꯩꯁꯥꯒꯤꯗꯃꯛꯇ ꯆꯦꯁ ꯇꯧꯒꯅꯨ ꯑꯗꯨꯕꯨ गिव अप तब सुंग याद मीनगा तांथरप यावी रेस्टोरेंट नहीं टाइम नहीं हम बात करने का टाइम नहीं है क्या तांथरप इकाई क्या याव इगोर पाले जुगो अई पाखंग ने नहाने सोनी क्या याव की हाय ꯅꯣꯏꯁꯦ ꯑꯩ ꯅꯣꯡꯃꯇ ꯅꯣꯡꯃꯗꯤ ꯅꯩꯒꯦ ꯑꯩ ꯋꯥꯈꯟꯗ ꯈꯟꯈꯤꯕ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯔꯒꯅꯤ ꯀꯩꯗꯧꯕꯩ ꯅꯩꯔꯨꯗꯣꯏꯅꯣ ꯃꯤ ꯃꯁꯥꯅ ꯇꯥꯅꯤꯡꯗꯕꯗꯣ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯖꯤꯛ ꯆꯥꯎꯊꯣꯛꯅ ꯋꯥꯈꯜ ꯈꯜꯂꯦꯕ ꯑꯩꯒꯤ ꯍꯤꯡꯐꯝ ꯊꯣꯛꯄ ꯍꯤꯡꯉꯦ ꯄꯥꯝꯖꯗꯕꯗꯨ ꯀꯩꯗꯧꯕꯩ ꯆꯦꯂꯦꯟꯖ ꯇꯧꯗꯣꯏꯅꯣ ꯈꯜꯂꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯌꯥꯎꯋꯦ ꯁꯤꯂꯣꯡꯗ ꯆꯠꯂꯨꯕ ꯃꯇꯝꯗꯒ ꯁꯤꯂꯣꯡꯒꯤ ꯀꯦꯐꯦ ꯑꯃꯗ ꯄꯩꯁꯥ ꯁꯨꯠꯇ ꯇꯥꯏ 1,000 ꯃꯌꯥ ꯇꯥꯏ ꯀꯣ ꯃꯤ ꯆꯠꯃꯤꯟꯅꯕ ꯄꯤꯖꯕ ꯈꯣꯠꯆꯕ ꯇꯧꯕꯒ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯀꯥꯟꯗ ꯃꯄꯨꯗꯨꯅ ꯅꯪꯒꯤ ꯀꯥꯔꯠ ꯄꯤꯔꯝꯃꯨ ꯍꯥꯏ ꯐꯣꯟ ꯁꯣ ꯇꯧꯔꯛꯇꯕ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨ ꯄꯩꯁꯥ ꯀꯌꯥꯝ ꯂꯣꯏꯈꯤꯕꯁꯨ ꯌꯥꯎꯋꯦꯕ ꯑꯗꯣ ꯑꯗꯨ ꯃꯌꯥꯝꯗꯣ ꯊꯣꯛꯑꯝꯗ ꯇꯥꯔꯗꯤ ꯉꯁꯤ ꯑꯩꯅ ꯂꯩꯔꯤꯕ ꯄꯣꯖꯤꯁꯟꯁꯦ ꯑꯩ ꯂꯩꯔꯝꯃꯔꯣꯏ ꯁꯣ ꯑꯦꯚ꯭ꯔꯤꯊꯤꯡ ꯍꯦꯄꯟꯁ ꯐꯣꯔ ꯑ ꯔꯤꯖꯟ ꯅꯨꯄꯥ ꯊꯣꯛꯑꯣ ꯁꯤꯅꯦ ꯑꯩ ꯍꯥꯏꯗꯣꯏꯁꯦ ꯐꯤꯜꯗ ꯀꯨꯝꯗꯧ ꯍꯥꯏ ꯐꯃꯨꯡꯗ ꯇꯨꯝꯕ ꯂꯩꯒꯅ ꯐꯤꯜꯗ ꯀꯨꯝꯗꯧ ꯍꯥꯏꯁꯦ ꯐꯦꯜ ꯑꯣꯏꯌꯨ ꯍꯥꯏꯁꯦ ꯁꯤꯅꯦ ꯑꯩ ꯍꯥꯏꯁꯦ ꯑꯦꯚ꯭ꯔꯤꯊꯤꯡ ꯑꯩ ꯂꯣꯏ ꯒꯥꯏꯗ ꯇꯧꯅꯤ ꯀꯩꯝ ꯋꯥꯔꯨꯅꯨ
ꯌꯥꯕ꯭ꯔꯣ ꯀꯣꯏꯁꯟ ꯁꯦꯇꯤꯁꯐꯥꯏ ꯑꯣꯏꯕ꯭ꯔꯣ ꯑꯟꯁꯔ ꯁꯦꯇꯤꯁꯐꯥꯏ ꯑꯣꯏꯕ꯭ꯔꯣ ꯑꯣꯏꯔꯦ ꯁꯥꯔ next question ꯁꯥꯔ ꯀꯩꯅꯣꯝꯇ ꯍꯪꯒꯦ ꯁꯥꯔꯅ ꯄꯩꯁꯥ ꯇꯥꯟꯕꯒꯤ ꯋꯥꯈꯜ ꯆꯦꯜꯂꯛꯄ ꯀꯩ ꯍꯥꯏꯅꯤ ꯕꯦꯁ ꯚꯔꯖꯟ ꯑꯃ ꯑꯣꯏꯒꯦ ꯈꯜꯂꯛꯄꯁꯦ ꯀꯩ ꯃꯇꯥꯡ ꯄꯣꯏꯟꯇꯣ ꯀꯩ ꯍꯥꯏꯅꯤ ꯃꯤꯅ ꯀꯩꯗꯒꯤ ꯎꯁꯤꯜꯂꯛꯇ꯭ꯔꯗꯤ ꯂꯥꯛꯏꯅꯣ ꯍꯥꯏꯔꯛꯑꯣ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯔꯛꯑꯣ ꯋꯥꯈꯜꯂꯣꯟꯗꯒꯤ ꯍꯣꯡꯉꯛꯈꯤꯅꯣꯕ ꯁꯤꯒꯨꯝꯕꯒꯤ ꯋꯥꯈꯜꯁꯦ ꯁꯤ ꯋꯥꯈꯜꯁꯦ ꯀꯩꯗꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯃꯤꯅ ꯎꯁꯤꯜꯂꯛꯇ꯭ꯔꯕ ꯑꯗꯒꯤꯗꯤ ꯅꯪꯒꯤ ꯚꯤꯖꯟꯁꯦ ꯆꯥꯎꯔꯛꯑꯕ ꯑꯗꯨꯒꯨꯝꯕ ꯄꯣꯠꯇ ꯑꯗꯒꯤꯗꯤ ꯅꯪꯁꯦ ꯅꯪꯒꯤ ꯂꯥꯏꯐ ꯁ꯭ꯇꯥꯏꯜ ꯅꯪꯅ ꯍꯤꯡꯅꯤꯡꯉꯤꯕ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯒꯤ ꯃꯇꯨꯡꯁꯨ ꯏꯜꯂꯦꯀꯣ ꯁꯤꯒꯤ ꯄꯣꯠꯁꯦꯀꯣ ꯍꯥꯏꯕꯗꯤ ꯅꯣ ꯗꯥꯎꯠ 5 yearsꯀꯤ ꯃꯃꯥꯡꯗ ꯅꯣꯏꯅ ꯉꯁꯤ ꯑꯩ ꯎꯔꯝꯃꯗꯤꯀꯣ ꯗꯤꯐ꯭ꯔꯦꯟ ꯗꯦꯅꯦꯜꯅ ꯅꯣꯏ ꯎꯔꯝꯗꯣꯏꯁꯦ ꯑꯁꯦꯡꯕꯅꯦ ꯑꯩ ꯍꯥꯏꯗꯣ ꯗꯤꯐ꯭ꯔꯦꯟ ꯗꯦꯅꯦꯜꯅꯦ ꯉꯁꯤ ꯎꯔꯤꯕ ꯗꯦꯅꯦꯜꯁꯦ ꯎꯔꯣꯏꯕꯀꯣ ꯆꯥꯎꯊꯣꯛꯅ ꯍꯥꯏꯒꯦ ꯑꯩꯁꯨ ꯌꯥꯝꯅ ꯅꯣꯏ ꯑꯩꯁꯨ ꯀꯅꯥꯝꯇ ꯄꯔꯐꯦꯛ ꯑꯣꯏꯗꯦ ꯑꯩꯁꯨ ꯄꯔꯐꯦꯛ ꯑꯣꯏꯗꯦ ꯀꯅꯥꯝꯇ ꯄꯔꯐꯦꯛ ꯑꯣꯏꯕ ꯃꯤ ꯑꯝꯇ ꯂꯩꯇꯦ ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯑꯗꯨꯝ ꯍꯥꯏꯕꯗꯤ ꯁꯦꯔꯥꯟ ꯇꯨꯔꯥꯟꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯔ ꯍꯧꯔꯛꯏꯅꯦꯕꯀꯣ ꯑꯗꯨꯕꯨ ꯑꯩꯒꯤ ꯚꯤꯖꯟ ꯑꯩꯗꯤ ꯃ꯭ꯌꯨꯖꯤꯛꯀꯤ ꯂꯥꯏꯟꯗꯩ ꯍꯧꯔꯛꯑꯦꯕꯀꯣ ꯑꯩꯗꯤ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯂꯥꯏꯐꯇ ꯑꯣꯜꯋꯦꯁ ꯄꯤꯛꯏꯉꯩꯗꯩ ꯍꯧꯅ ꯑꯩ ꯃ꯭ꯌꯨꯖꯤಷꯤꯌꯟ ꯑꯣꯏꯗꯕ ꯌꯥꯗꯦ ꯈꯜꯂꯦꯕ ꯑꯗꯨꯕꯨ ꯃ꯭ꯌꯨꯖꯤꯛꯁꯦ ꯑꯩꯒꯤ ꯌꯥꯝ ꯆꯥꯎꯕ ꯐꯦꯂꯤꯌꯔ ꯑꯃꯅꯦ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤꯀꯣ ꯍꯥꯏꯕꯗꯤ ꯑꯩ ꯒ꯭ꯔꯣ ꯇꯧꯕ ꯉꯝꯗꯦ ꯃ꯭ꯌꯨꯖꯤꯛꯇꯀꯣ ꯒ꯭ꯔꯣ ꯇꯧꯕ ꯉꯝꯗꯕꯅꯤ ꯉꯁꯥꯏꯒꯤ ꯕ꯭ꯔꯣꯛ ꯆꯠꯂꯛꯄ ꯄꯩꯁꯥ ꯂꯩꯔꯛꯇꯕ ꯁ꯭ꯇ꯭ꯔꯦꯁ ꯋꯥꯡꯉꯛꯄ ꯑꯗꯨꯗꯩꯁꯨ ꯑꯩ ꯑꯦꯟꯖꯥꯏꯇꯤ ꯗꯤꯄ꯭ꯔꯦꯁꯟ ꯂꯩꯔꯤꯉꯩ ꯗꯣꯛꯇꯔ ꯆꯠꯂꯤꯅꯦꯕꯀꯣ ꯍꯥꯏꯕꯗꯤ ꯃꯈꯜ ꯑꯃ ꯂꯩꯈꯤꯕ ꯑꯗꯨ ꯃꯇꯝꯗ ꯌꯥꯝ ꯋꯥꯅ ꯂꯩꯔꯛꯈꯤꯕ ꯑꯗꯨ ꯃꯇꯝꯗꯨꯗ ꯑꯗꯨꯒꯤ ꯄꯣꯠꯇꯨꯅ ꯑꯩꯉꯣꯟꯗ ꯋꯤꯜ ꯄꯋꯥꯔ ꯑꯃ ꯑꯗꯨꯝ ꯌꯥꯎꯈꯤꯕ ꯑꯩꯉꯣꯟꯗ ꯑꯩꯅ ꯍꯥꯟꯅ ꯑꯣꯏꯔꯤꯁꯦ ꯑꯩꯅ ꯎꯔꯛꯏꯕ ꯚꯤꯖꯟꯁꯦ ꯃ꯭ꯌꯨꯖꯤಷꯤꯌꯟ ꯑꯣꯏꯇꯥꯔꯁꯨ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯃꯅꯤꯄꯨꯔꯤꯒꯤ ꯃ꯭ꯌꯨꯖꯤಷꯤꯌꯟ ꯅꯠꯇꯦ ꯅꯣ ꯗꯤꯁꯔꯤꯁꯄꯦꯛ ꯑꯗꯒꯤꯁꯨ ꯅꯣꯔꯠ ꯏꯁꯇ ꯐꯥꯎꯕꯁꯦ ꯅꯠꯇꯦꯕ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯀꯩ ꯑꯩ ꯃꯇꯝ ꯗ꯭ꯔꯤꯝ ꯇꯧꯔꯤꯁꯦ ꯁꯤꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯐꯠꯇꯕ ꯋꯥꯈꯜꯂꯣꯟꯅꯦꯕꯁꯦ ꯐꯠꯇꯕ ꯅꯣꯏ ꯇꯧꯒꯅꯨꯕꯀꯣ ꯐꯠꯇꯕ ꯋꯥꯈꯜꯂꯣꯟꯅꯦꯕ ꯁꯤ ꯋꯥꯈꯜꯁꯦ ꯑꯩꯅ ꯃꯇꯝꯗ ꯈꯜꯂꯤꯁꯦ ꯑꯩꯁꯦ ꯗꯥꯏꯔꯦꯛ ꯑꯃꯦꯔꯤꯀꯥꯅꯦ ꯆꯠꯅꯤꯡꯉꯤꯁꯦ ꯌꯨ ꯀꯦꯅꯦ ꯑꯩꯅ ꯇꯧꯅꯤꯡꯉꯤꯁꯦ ꯌꯨ ꯀꯦꯒꯤ ꯑꯥꯔꯇꯤꯁꯀ ꯀꯝꯄꯦꯌꯔ ꯇꯧꯅꯤꯡꯕ ꯋꯥꯈꯜꯁꯦ ꯌꯥꯝ ꯆꯦꯟꯈꯤꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯅ ꯑꯩ ꯏꯪꯂꯤꯁꯇ ꯀꯨꯝꯊꯈꯤꯕ ꯑꯗꯨꯕꯨ ꯌꯥꯝ ꯋꯥꯈꯤ ꯑꯣꯗꯤꯌꯟꯁ ꯂꯩꯇꯦ ꯑꯗꯒꯤꯗꯤ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯂꯩꯈꯤꯕꯀꯣ ꯑꯗꯣ ꯁꯤ ꯄꯣꯠꯁꯦ ꯅꯣꯏ ꯇꯧꯒꯅꯨ ꯋꯥꯈꯟꯗ ꯂꯥꯝꯕ ꯃꯇꯝꯗ ꯇꯥꯛ ꯂꯥꯎꯅ ꯍꯦꯛꯇ ꯐꯪꯅꯤꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯐꯪꯕ ꯌꯥꯝ ꯋꯥꯒꯗꯕ ꯄꯣꯠꯇꯣ ꯂꯥꯝꯕ ꯑꯗꯨ ꯁꯔꯨꯛꯄꯨꯗꯤ ꯑꯩꯅ ꯈꯪꯉꯦꯕ ꯑꯩꯅ ꯀꯩꯒꯨꯝꯕ ꯁꯣꯁꯥꯏꯇꯤꯗ ꯍꯥꯟꯅ ꯄꯤꯔꯝ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯤꯅ ꯈꯪꯅꯕ ꯂꯣꯟꯗ ꯍꯥꯟꯅ ꯁꯥꯝ ꯇꯥꯔꯦ ꯑꯩꯁꯦ ꯇꯣꯉꯥꯟꯕ ꯂꯦꯚꯦꯜꯗ ꯂꯩꯔꯝꯕꯁꯨ ꯌꯥꯏ ꯍꯥꯏꯅ ꯈꯜꯂꯦꯕꯀꯣ ꯕꯠ ꯑꯦꯅꯤ ꯄꯦꯁꯟꯗꯤ ꯄꯦꯁꯟꯅꯦ ꯑꯗꯨꯗꯒꯤ ꯑꯩ ꯍꯧꯔꯛꯈꯤꯕ ꯑꯩꯅ ꯈꯜꯂꯦ ꯑꯃ ꯊꯥꯗꯣꯛ ꯇꯥꯔꯁꯨ ꯑꯩꯅ ꯄꯥꯝꯃꯤꯕ ꯒꯣꯜꯁꯤꯗꯤ ꯑꯩ ꯁꯝ ꯋꯥꯠ ꯏꯁꯩꯗ ꯑꯣꯏꯗ ꯇꯥꯔꯁꯨ ꯁꯣꯁꯥꯏꯇꯤꯒꯤ ꯃꯇꯦꯡ ꯄꯥꯡꯅꯤꯡꯕ ꯄꯣꯛꯂꯛꯄ ꯑꯩꯅ ꯏꯁꯩꯗꯁꯨ ꯑꯩꯒꯤ ꯏꯁꯩ ꯑꯃ ꯂꯩ ꯋꯦꯜꯀꯝ ꯇꯨ ꯗ ꯅꯣꯔꯠ ꯏꯁ ꯀꯥꯏꯅ ꯂꯩꯕ ꯅꯣꯔꯠ ꯏꯁꯇ ꯊꯥꯏꯅ ꯗꯤꯁꯀ꯭ꯔꯤꯃꯤꯅꯦꯁꯟ ꯐꯦꯁ ꯇꯧꯔꯦ ꯑꯗꯨꯅ ꯑꯩꯅ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯅꯣꯔꯠ ꯏꯁꯀꯤ ꯑꯣꯏꯅ ꯊꯕꯛ ꯇꯧꯅꯤ ꯍꯥꯏꯕꯁꯦ ꯈꯜꯂꯛꯈꯤꯕ ꯑꯗꯨꯅ ꯀ꯭ꯂꯣꯇꯤꯡ ꯕ꯭ꯔꯦꯟ ꯍꯥꯡꯗꯣꯏꯁꯦ ꯀ꯭ꯂꯣꯇꯤꯡ ꯕ꯭ꯔꯦꯟ ꯃꯃꯤꯡ ꯀꯩ ꯀꯧꯏ ꯈꯪꯕ꯭ꯔꯥ ꯑꯩꯒꯤ ꯄꯨꯁ ꯅꯣꯔꯠ ꯏꯁ ꯀꯧꯋꯦ ꯑꯦꯕ꯭ꯔꯤꯊꯤꯡ ꯅꯣꯔꯠ ꯏꯁ ꯉꯥꯛꯇ ꯑꯩꯅ ꯇꯧꯔꯤꯁꯦ ꯄꯨꯁ ꯅꯣꯔꯠ ꯏꯁ ꯀꯧꯋꯦꯕꯀꯣ ꯅꯣꯔꯠ ꯏꯁꯁꯦ ꯍꯧꯗꯣꯔꯛꯄ ꯃꯇꯝꯗ ꯑꯩꯅ ꯍꯥꯏꯁꯦ ꯑꯦꯕ꯭ꯔꯤꯊꯤꯡ ꯑꯩꯅ ꯇꯧꯕ ꯃꯇꯝꯗ ꯅꯣꯔꯠ ꯏꯁꯇ ꯂꯣꯏ ꯊꯥꯗꯈꯤꯁꯤꯅꯦꯕ ꯑꯩ ꯍꯥꯏꯁꯦ ꯑꯗꯨꯅ ꯑꯩꯒꯤ ꯚꯤꯖꯟꯁꯦ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯅ ꯅꯣꯔꯠ ꯏꯁꯀꯤꯗꯃꯛꯇ ꯇꯧꯗꯣꯏ ꯄꯣꯠ ꯃꯌꯥꯝꯁꯦ ꯀꯃꯥꯏꯅ ꯐꯪꯒꯅꯤ ꯑꯩ ꯕꯦꯁ ꯚꯔꯖꯟ ꯑꯣꯏꯗꯕ ꯌꯥꯗꯦ ꯑꯩꯅ ꯕꯦꯁ ꯚꯔꯖꯟ ꯑꯣꯏꯗ ꯇꯥꯔꯗꯤ ꯀꯃꯥꯏꯅ ꯃꯤꯅ ꯑꯩꯒꯤ ꯋꯥ ꯇꯥꯗꯣꯏꯅꯣ ꯀꯃꯥꯏꯅ ꯃꯤꯅ ꯑꯩꯉꯣꯟꯗ ꯔꯦꯁꯄꯦꯛ ꯇꯧꯔꯛꯇꯣꯏꯅꯣ ꯃꯤꯅ ꯔꯦꯁꯄꯦꯛ ꯇꯧꯗ ꯇꯥꯔꯗꯤ ꯀꯃꯥꯏꯅ ꯑꯩ ꯃꯃꯥꯡ ꯊꯥꯅ ꯆꯠꯇꯣꯏꯅꯣ ꯍꯥꯏꯕ ꯄꯣꯠꯁꯦ ꯂꯥꯛꯑꯦꯕ ꯑꯗꯨꯅ ꯈ꯭ꯋꯥꯏ ꯐꯥꯔꯁꯇꯗꯤ ꯑꯩꯅ ꯅꯦꯒꯦꯇꯤꯞ ꯁꯔꯥꯎꯟꯗꯤꯡ ꯃꯌꯥꯝꯁꯤꯡꯁꯤꯗ ꯑꯗꯒꯤꯗꯤ ꯐꯦꯂꯤꯌꯔ ꯑꯣꯏꯕ ꯃꯌꯥꯝ ꯃꯔꯛꯁꯤꯗ ꯒꯤꯞ ꯑꯞ ꯇꯧꯕ ꯃꯌꯥꯝ ꯃꯔꯛꯁꯤꯗ ꯑꯩꯅ ꯗꯤꯐ꯭ꯔꯦꯟ ꯑꯣꯏꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ I have to upgrade my mind. I have to develop myself. I have to grow. ꯑꯗꯨ ꯃꯇꯝꯗ ꯑꯩꯒꯤ ꯆꯦꯟꯖꯦꯁ ꯂꯥꯛꯑꯦ ꯑꯗꯨ ꯃꯇꯝꯗ ꯑꯩ ꯀꯣꯟꯇꯦꯟꯠ ꯀꯟꯖꯨꯝ ꯇꯧꯕ ꯍꯧꯔꯦ ꯗꯤꯐ꯭ꯔꯦꯟ ꯋꯦ ꯑꯣꯐ ꯀꯣꯟꯇꯦꯟꯠ ꯀꯟꯖꯨꯝ ꯇꯧꯕ ꯍꯧꯔꯦ ꯑꯗꯒꯤꯗꯤ ꯑꯩꯒꯤ ꯇꯞ ꯇꯞꯅ ꯃꯥꯏꯟꯁꯦ ꯏꯚꯣꯜቭ ꯇꯧꯕ ꯍꯧꯔꯦ ꯑꯣꯀꯦ ꯁꯤꯅꯦ ꯍꯥꯏꯕꯁꯦ ꯈꯪꯕ ꯉꯝꯃꯦ ꯁꯤꯅꯦ ꯑꯩꯅ ꯂꯥꯛꯈꯤꯕ ꯍꯥꯏꯕ ꯕꯠ ꯅꯥꯏꯁ ꯀ꯭ꯋꯦꯁꯟ ꯑꯗꯩ ꯉꯁꯥꯏ ꯀꯩꯅꯣꯝ ꯍꯪꯈꯤꯀꯣ ꯑꯩꯉꯣꯟꯗ ꯍꯥꯎ ꯇꯨ ꯒ꯭ꯔꯣ ꯑꯣꯟ ꯁꯣꯁꯤꯌꯦꯜ ꯃೀꯗꯤꯌꯥ ꯀꯩꯅꯣꯝ ꯍꯥꯏꯒꯦꯀꯣ ꯅꯣꯏꯅ ꯍꯥꯎ ꯇꯨ ꯒ꯭ꯔꯣ ꯑꯣꯟ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯍꯥꯎ ꯇꯨ ꯒ꯭ꯔꯣ ꯑꯣꯟ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯍꯥꯏꯕꯁꯦ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯈꯪꯗ꯭ꯔꯦ ꯅꯣꯏꯅ if you are an attention seeker ꯑꯣꯏꯇꯥꯔꯗꯤ ꯑꯗꯒꯤꯗꯤ ꯐꯣꯂꯣꯋꯔꯁ ꯄꯥꯝꯃꯒ ꯅꯝꯕꯔꯗꯣ ꯄꯥꯝꯕ ꯃꯤ ꯑꯣꯏꯇꯥꯔꯗꯤ ꯑꯩ ꯈꯪꯗ꯭ꯔꯦ ꯑꯗꯨ ꯅꯪ ꯑꯄꯥꯝꯕꯅꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯖꯒꯣꯏ ꯁꯥꯎꯔꯣ ꯑꯗꯒꯤꯗꯤ ꯁꯦꯔꯥꯟ ꯇꯨꯔꯥꯟꯕ ꯊꯕꯛ ꯇꯧꯔꯣ ꯑꯗꯨ ꯑꯗꯨꯝ ꯒ꯭ꯔꯣ ꯇꯧꯔꯅꯤ ꯕꯠ ꯏꯐ ꯕꯤꯖꯅꯦꯁ ꯄꯔꯁꯟ ꯑꯃ ꯑꯣꯏꯅ ꯄꯔꯁꯣꯅꯦꯂꯤꯇꯤ ꯒ꯭ꯔꯣ ꯇꯧꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ your followers doesn't matter who follows you does matter ꯀꯅꯥꯅ ꯅꯉꯣꯟꯗ ꯐꯣꯂꯣ ꯇꯧꯒꯦ ꯍꯥꯏꯕꯁꯦ ꯁꯤꯁꯤꯅ ꯈ꯭ꯋꯥꯏ ꯃꯦꯇꯔ ꯑꯣꯏꯌꯦꯕ ꯁꯦꯔꯥꯟ ꯇꯨꯔꯥꯟꯕ ꯃꯤꯅ ꯐꯣꯂꯣ ꯇꯧꯔ ꯀꯩ ꯀꯥꯟꯗꯣꯏꯅꯣ ꯅꯪ ꯕꯤꯖꯅꯦꯁ ꯄꯔꯁꯟ ꯑꯃ ꯑꯣꯏꯇꯥꯔꯗꯤ ꯕꯤꯖꯅꯦꯁ ꯑꯣꯅꯔꯅ ꯅꯉꯣꯟꯗ ꯐꯣꯂꯣ ꯇꯧꯕꯁꯤꯅ ꯅꯪ ꯁꯄꯣꯁ ꯅꯪꯁꯦ ꯃꯥꯔꯀꯦꯇꯔꯅꯦ ꯍꯥꯏꯔꯁꯦꯕ ꯃꯥꯔꯀꯦꯇꯔ ꯑꯣꯏꯇꯥꯔꯗꯤ ꯅꯉꯣꯟꯗ ꯐꯣꯂꯣ ꯇꯧꯕ ꯃꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯨꯛꯕꯥꯡ ꯌꯦꯡꯕ ꯃꯤꯅ ꯐꯣꯂꯣ ꯇꯧꯔ ꯀꯩ ꯀꯥꯟꯅꯒꯗꯒꯦ ꯅꯣ ꯗꯤꯁꯔꯤꯁꯄꯦꯛ ꯑꯩꯅ ꯍꯥꯏꯁꯦ ꯑꯆꯨꯝꯕꯅꯦ ꯍꯥꯏꯕꯗꯤ ꯑꯦꯟꯇꯔꯇꯦꯟꯃꯦꯟꯗ ꯉꯥꯎ ꯂꯩꯕ ꯃꯤ ꯌꯦꯡꯕꯅ ꯀꯥꯟꯅꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯕꯤꯖꯅꯦꯁ ꯑꯣꯅꯔꯅ ꯐꯣꯂꯣ ꯇꯧꯕꯅ ꯀꯥꯟꯅꯒꯗ꯭ꯔꯥ ꯀꯔꯝꯕ ꯄꯥꯝꯃꯤ ꯍꯥꯏꯅꯣ ꯀꯔꯝ ꯄꯥꯝꯒꯦ ꯃꯨꯛꯕꯥꯡ ꯆꯥꯛ ꯆꯥꯕ ꯀꯥꯡꯕꯨ ꯕꯤꯖꯤꯅꯦꯁ ꯑꯗꯒꯤꯗꯤ ꯑꯣꯅꯔꯅ ꯖꯒꯣꯏ ꯁꯥꯕ ꯀꯥꯡꯕꯨꯅ ꯐꯣꯂꯣ ꯇꯧꯕ ꯌꯥꯕ꯭ꯔꯣ ꯕꯤꯖꯤꯅꯦꯁ ꯀꯥꯟꯗꯦ ꯑꯣꯅꯔꯅ ꯑꯗꯨꯗꯤ ꯄꯥꯝꯃꯤ ꯑꯦꯛꯖꯦꯛꯇꯂꯤ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯄꯩꯁꯥ ꯊꯤꯕ ꯉꯝꯕ ꯁꯤꯅꯤꯀꯣ ꯍꯌꯦꯡ ꯕꯤꯖꯅꯦꯁ ꯇꯧꯕ ꯃꯇꯝ ꯁꯤꯁꯨ ꯈꯪꯖꯜꯂꯨ ꯍꯌꯦꯡ ꯕꯤꯖꯅꯦꯁ ꯇꯧꯕ ꯃꯇꯝꯗ
mi puna manangi customer oi re ko ina haidu se matam du nang profile am check to thoba ma lupa kya tali income sigi questionnaire tham gada revenue kya tali ha dal pa changa tali adu nangi service lupa lising kutra service kana thirak turi adagidi thada paisa ke tali khang da mina nangi service achobo service ko ain thira adu sarpudi mi cham na target to sarpudi mi ani duna suppose magi thagi price lupa la ama tali haita adu ta nangonda yam line nangonda 10,000 20,000 thiba ngam ba pone aduna sigi filter to bom change si jo harakani ko aduna aina haidu se who follows you does matter kaiguma business line da kumdage paisa tan ge growth tawge hai tardi aduga seran tron ba client kenu tawge hai tardi moi thabak ne ai haining de sim dang ko aduga nang na kaigumba suppose image and personal brand ama same ge hai tardi aina haidu se sidam lakadu se business na ta personal brand da same ge hai tardi nang wona depend toy nang kamai khangning hai mi ne kamai khangna ning hai suppose aina hai rusdan je mana hai aingonda ai kaino ina khangna ning as a educator or as a motivational speaker or as a content creator or as a value provider moina khangna haningi hai tardi adai mingon inspire to mi moini hai tardi no gi content do adugi mating moina content thadabiru kem kai belite noi wangang da su noi thadari ba content mi gi inspiration pi tardi that's very amazing mi gi life change to tardi adu dune adugi pot ne kwai matter oi long lasting da adu duna adu da lak pa client je adu da lak pa mi sing je yung noi je noi na si lai je noi je valuable oi ba mi nga ta noi si lai je noi nga si high achievers university yaw je pang yaw da yaw ning ne yaw ba na te noi su ai mon da follow to ra kan da ai ga wai sanar kan da ai gi content do consume to ra kan noi su ai ga like minded oi ba de noi nga si lai ne adu itar cham mana na noi gi su noi ga like minded oi je mi kya am lai du ne marak su da ko noi ga puning ba nang ga tinaning ba nang ga manak lai ning ba mi kya am lai du ne moi myam sin do lak ka du ne adu na ina hai je who follows you does matter who subscribe nangi subscriber se kana subscribe to we have me kya subscribe doesn't matter kana quite important me kana no lai je achievers ho je samna noi myam je do achievers ngata ne ai ngasi hai ge kai noi myam je achievers myam ne hai ge ba ina yes noi myam da ngasi knowledge wat pa le ngani maning hen ba le ngai adubu noi ngasi si action lo wife se mi la kuntra lai matam noi na si action lo wi je kai gi no hai matam da because nangon da ngasi kai gum grow to ni matam da noi ngasi si lai ne same thing ai su tap mane ai su kana nguna swine to yaw ni adu ta di si kai gi no hai matam da noi je level up to ni ba aduna noi myam je loi achievers ngata ne asing ba hai achievers ngata ne aduna noi to du je kai no upgrade to ba adu ta di noi gi will power se yaw noi da haga jab je lai noi ke da grow to wi ju no hai push ne me ha ka du aduna bustan aina hai du je follower gi dam ta khan nganu doesn't matter nangi content jina mi kana gi problem solve to ni ha de si khallo Manipuri do oisu English do oisu Hindi do oisu grow to bose matam wa ba yai ko kem khalu no grow to ngam da noi ne ngasi khalam gani ai gi Instagram da adagi YouTube da live ke shu lai na te si ko just minimum si di small thing ne si lai je noi khalam gani ba ai khang ba kang mu na di khar ai han de khang ba kang mu na di khang gani ko ai content ngasi ngarang create to na te ai content create to ise kui re in create to ai content je noi ga khang na dring de content create to ba haura ba mi ne ko ai ga han ai content ga yeng ade noi kap to ja na ta da se aseng mane hai tu ja aseng mane noi da honesty ne pi thoi se ko aseng mane mi kan anta hawbada loi ma haira grow to konte ba du noi na se content semning na rhythm na ju haira ko ai suppose rusdan na haira example ne content semning hai na noi na ai perfect oi da ba ya de hai potu nang na suppose nang na kenogi Gary B gi content du compare to yam na te nang na ko da gi di angkur kenogi angkur wari ko gi content du noi ekta ai do ma do create to ni have to create to ma su angkur wari ko ju sahi kya ama content creator ra kan ngasi si yo re ni aloi da ai noi da hai de content creator oi ge business provider moi ga jadi hojik te hona create to kem kai ke perfect oi boy hayeng archive to lo heng delete to thokar loi adu dagi learn to report to adu duna ne nangi change la ka dui sing je youtuber oi ninge haire youtuber da value provider oi ninge haire mingon da teach to mingon da educator oi ninge hai ta de hojik te hona creator kem khalu ro no mi na thina haina gera kai do gera moi apa mane but nangi make sure value they provide to we have the mingon uhal lo aloi ta di mi na dum Shimi je follow to way I have the lakani. Adu the follow to me je quality like me at the end of Tuna High on business give me I nist I surrounding the me sing there business palm me at the name. I what he him I think when I what he him with me some the because saying I have the no man to do business palm me at the no man to do growth on me at the name. I do not know man is some name. So smart I surrounding to the mind labor in the lack of meeting there. Everyday business kumai wari shaba dagidi growth ki wari shaba mina ayamang at the name like man sing there. Do not ꯑꯩꯈꯣꯏ ꯃꯁꯦꯟ ꯏꯚꯣꯜꯕ ꯇꯧꯃꯤꯟꯅꯅꯤ ꯀꯩꯅꯣ ꯑꯩꯅ ꯑꯦꯇ꯭ꯔꯦꯛ ꯇꯧꯔꯤꯕ ꯃꯤꯁꯤꯡꯗꯨꯅꯦꯕ ꯅꯣꯏꯁꯦ ꯑꯗꯣ ꯑꯩꯅ ꯀꯩꯅꯣ ꯇꯧꯈꯥꯏꯔꯒ ꯖꯒꯣꯏ ꯁꯥꯕ ꯃꯤ ꯑꯣꯏꯅ ꯇꯥꯔꯗꯤ ꯑꯩꯁꯨ ꯑꯦꯇ꯭ꯔꯦꯛ ꯇꯧꯕ ꯃꯤ ꯖꯒꯣꯏ ꯁꯥꯕ ꯉꯥꯛꯇ ꯑꯦꯇ꯭ꯔꯦꯛ ꯇꯧ ꯂꯩꯔꯝꯃꯅꯤꯕ ꯑꯩꯁꯨ ꯑꯁꯦꯡꯕꯅꯦ ꯑꯩꯅ ꯍꯥꯏꯁꯦ ꯁꯤ ꯐꯦꯛꯅꯦ ꯑꯩꯅ ꯍꯥꯏꯁꯦ ꯍꯥꯏꯖꯟꯕ ꯅꯠꯇꯦ ꯆꯨꯝꯕ꯭ꯔꯥ ꯂꯥꯟꯕ꯭ꯔꯥ ꯀꯦꯕ ꯑꯩꯅ ꯍꯥꯏꯁꯦ ꯆꯨꯝꯃꯤ ꯁꯥꯔ
ꯑꯆꯨꯝꯕꯅꯦ ꯑꯩ ꯍꯥꯏꯁꯦ ꯑꯗꯨꯅ ꯀꯦꯕꯁꯨ ꯑꯩꯅ ꯑꯦꯇ꯭ꯔꯦꯛ ꯇꯧꯔꯛꯏꯁꯦ ꯀꯩꯅꯣ ꯀꯦꯕ ꯁꯥꯖꯤꯠꯀꯁꯦ ꯑꯩ ꯅꯥꯛꯇ ꯂꯥꯛꯏꯁꯦ ꯀꯩꯅꯣ ꯍꯥꯏ ꯃꯇꯝꯗ ꯃꯥꯏꯟꯁꯦ ꯀꯩꯗꯧꯒꯦ ꯍꯥꯏ ꯃꯇꯝꯗ ꯃꯥꯅ ꯄꯥꯝꯃꯤꯕ ꯃꯥꯏꯟꯗꯨꯗ ꯑꯦꯟꯇꯦꯅꯥꯁꯦ ꯆꯨꯝꯕ ꯊꯦꯡꯅꯃꯤꯟꯅꯕꯩꯅꯤ ꯑꯦꯟꯇꯦꯅꯥꯁꯦ ꯊꯦꯡꯅꯃꯤꯟꯅꯕꯩꯅꯦꯕ ꯑꯦꯟꯇꯦꯅꯥꯗꯣ ꯊꯦꯡꯅꯗ ꯇꯥꯔꯗꯤ ꯁꯥꯖꯤꯠ ꯅꯪꯕꯨ ꯑꯇꯣꯞꯄ ꯃꯤꯗ ꯀꯟꯇꯦꯛ ꯇꯧꯔꯨꯕ꯭ꯔꯣ ꯑꯝꯇ ꯍꯥꯏꯔꯣ ꯐꯣꯟ ꯇꯧꯔꯨꯕ꯭ꯔꯣ ꯑꯝꯇ ꯁꯥꯔ ꯕ꯭ꯔꯣ ꯍꯣꯏꯅ ꯐꯣꯟ ꯇꯧꯔꯨꯕ꯭ꯔꯣ ꯑꯝꯇ ꯉꯁꯤꯐꯥꯎ ꯑꯝꯇ ꯌꯥꯎꯕ꯭ꯔꯣ ꯑꯝꯇ ꯍꯥꯏꯔꯛꯎꯅꯦ ಹೌದ್ರಿ ಸಾರ್ ಅನ್ಮನೆ ꯑꯦꯛꯖꯦꯛಟ್ꯂꯤ ꯀꯩꯅꯣ ꯅꯪꯒꯤ ꯑꯩꯒ ꯑꯦꯟꯇꯦꯅꯥꯁꯦ ꯃꯥꯟꯅꯕꯩ ꯅꯪꯁꯨ ꯒ꯭ꯔꯣ ꯇꯧꯅꯤꯡꯕꯩꯅꯦꯕ ꯔꯥꯍꯨꯜꯅꯒ ꯑꯩꯉꯣꯟꯗ ꯃꯦꯁꯦꯖ ꯊꯥꯔꯛꯏꯁꯦ ꯀꯩꯅꯣ ꯑꯇꯩ ꯀꯩꯝ ꯅꯠꯇꯦꯕ ꯔꯥꯍꯨꯜ ꯑꯩ ꯈꯪꯉꯦꯕ ꯑꯥꯏ ꯀꯦꯟ ꯐꯤꯜ ꯌꯨ ꯅꯪꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯄꯋꯥꯔꯗꯣ ꯑꯩ ꯈꯪꯉꯦꯕ ꯅꯪꯅ ꯅꯣꯡꯃ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤꯕꯗꯣ ꯅꯪꯅ ꯏꯔꯛꯈꯤꯕꯗꯣ ꯅꯪꯅꯤꯀꯣ ꯑꯩꯉꯣꯟꯗ ꯊꯥꯔꯛꯈꯤꯗꯣ ꯃꯥꯔꯣ ꯆꯨꯝꯕ꯭ꯔꯣ ꯂꯥꯟꯕ꯭ꯔꯣ ꯆꯨꯝꯃꯦ ꯁꯥꯔ ꯃꯥꯅꯤ ꯑꯗꯨ ꯅꯪꯒꯤ ꯃ꯭ꯌꯨꯠ ꯇꯧꯔꯣ ꯅꯪꯒꯤ ꯅꯣꯏ ꯁꯥꯝꯊꯣꯛꯑꯦ ꯑꯩ ꯍꯥꯏꯔꯛꯀꯦꯕ ꯅꯪꯅ ꯑꯩꯉꯣꯟꯗ ꯊꯥꯔꯛꯈ꯭ꯔꯤꯗꯣ ꯑꯩ ꯅꯪ ꯊꯥꯒꯠꯂꯦꯕ ꯀꯩꯒꯤ ꯊꯥꯒꯠꯂꯤꯅꯣ ꯍꯥꯏꯒꯦꯕ ꯀꯩꯝ ꯀꯥꯏꯗꯦꯕ ꯅꯪꯅ ꯑꯩꯉꯣꯟꯗ ꯊꯥꯔꯛꯈ꯭ꯔꯤꯗꯣ ꯀꯩꯅꯣ ꯃꯇꯝꯗ ꯅꯪꯉꯣꯟꯗ ꯒ꯭ꯔో ꯇꯧꯅꯤꯡꯕꯒꯤ ꯅꯪꯉꯣꯟꯗ ꯄꯋꯥꯔ ꯑꯃ ꯅꯁꯥ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕꯀꯣ ꯑꯗꯨ ꯄꯣꯠꯇꯨꯅꯦꯕ ꯅꯪꯉꯣꯟꯗ ꯒ꯭ꯔꯣ ꯇꯧꯅꯤꯡꯗ꯭ꯔꯦ ꯅꯪ ꯑꯩꯉꯣꯟꯗ ꯊꯥꯔꯛꯑꯣꯏꯕ ꯑꯗꯨꯅ ꯅꯪꯁꯨ ꯑꯦꯆꯤꯚꯔꯅꯦꯕ ꯅꯪꯅ ꯇꯧꯒꯗꯕꯁꯦ ꯑꯣꯟꯂꯤ ꯅꯪꯉꯣꯟꯗ ꯗꯔꯀꯥꯔ ꯂꯩꯁꯦ ꯅꯪꯕꯨ ꯒꯥꯏꯗ ꯇꯧꯕꯤꯕ ꯑꯗꯨꯒ ꯅꯪꯒꯤ ꯔꯣꯗ ꯃꯦꯞꯁꯦ ꯆꯨꯝꯊꯣꯛ ꯇꯥꯔꯗꯤ ꯅꯪꯁꯨ ꯒ꯭ꯔꯣ ꯇꯧꯅꯤꯕ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯉꯥꯏ ꯔꯤꯗꯝꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯤꯁꯦ ꯍꯟꯖꯟ ꯍꯟꯖꯟꯅ ꯔꯤꯗꯝꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯤꯁꯦ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯁꯨꯔꯝꯒꯅꯤ ꯔꯤꯗꯝ ꯅꯪꯅ ꯑꯩꯉꯣꯟꯗ ꯐꯣन ꯇꯧꯔꯛꯏꯁꯦ ꯁꯣ ꯑꯩ ꯈꯪꯉꯦ ꯔꯤꯗꯝꯁꯨ ꯒ꯭ꯔꯣ ꯇꯧꯅꯤꯡꯉꯦ ꯍꯥꯏꯕꯁꯦꯀꯣ ꯑꯩ ꯈꯪꯉꯦꯕꯀꯣ ꯍꯥꯏꯕꯗꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯈꯤꯕ ꯋꯥꯔꯤ ꯑꯃ ꯂꯩꯌꯦꯕ ꯁꯣ ꯁꯤꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯅꯁꯥꯒꯤ ꯃꯅꯨꯡꯗ ꯋꯤꯜ ꯄꯋꯥꯔ ꯑꯃ ꯑꯩꯁꯨ ꯆꯞ ꯃꯥꯟꯅꯩꯕ ꯑꯩꯅ ꯃꯤꯉꯣꯟꯗ ꯔꯤꯆ ꯑꯥꯎꯠ ꯇꯧꯕꯁꯦ ꯑꯩꯁꯨ ꯀꯃꯥꯏꯅ ꯊꯥꯔꯝꯃꯦ ꯑꯍꯥꯟꯕꯗ ꯃꯤꯒꯤ ꯃꯦꯁꯦꯖ ꯍꯜꯂꯛꯇꯕ ꯀꯌꯥ ꯑꯃꯅꯦ ꯃꯤꯉꯣꯟꯗ ꯃꯦꯁꯦꯖ ꯊꯥꯖꯤꯜꯂꯦ ꯑꯩꯁꯨ ꯕ꯭ꯔꯣ ꯑꯩꯁꯨ ꯒꯥꯏꯗꯦꯟꯁ ꯈꯔ ꯄꯥꯝꯃꯦ ꯅꯪ ꯀꯃꯥꯏꯅ ꯄꯩꯁꯥ ꯇꯥꯜꯂꯤꯅꯣ ꯑꯩꯁꯨ ꯀꯃꯥꯏꯅ ꯇꯥꯟꯒꯦ ꯈꯣꯠꯀꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯄꯣꯠꯁꯦ ꯊꯥꯖꯤꯜꯂꯦꯕ ꯑꯩꯁꯨ ꯍꯜꯂꯛꯄ ꯌꯥꯎꯏ ꯍꯜꯂꯛꯇꯕ ꯌꯥꯎꯏ ꯑꯗꯨ ꯃꯇꯝ ꯑꯃꯅꯤꯀꯣ ꯃꯇꯝ ꯑꯃ ꯑꯣꯏꯔꯛꯄꯗꯣ ꯃꯤꯅ ꯃꯇꯦꯡ ꯄꯥꯡꯕꯤꯒꯗꯕ ꯀꯌꯥ ꯑꯃ ꯑꯗꯒꯤꯗꯤ ꯃꯤꯅ ꯒꯥꯏꯗ ꯇꯧꯕꯤꯒꯗꯕ ꯀꯌꯥ ꯑꯃꯅꯦꯕ ꯑꯗꯨꯕꯨ ꯑꯩ ꯒ꯭ꯔꯣ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯕꯅꯤꯅ ꯑꯩꯁꯨ ꯁꯝ ꯋꯥꯠ ꯊꯤꯔꯒ ꯑꯩ ꯒ꯭ꯔꯣ ꯇꯧꯔꯛꯏꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯅ ꯍꯥꯏꯗꯣꯏꯁꯤ ꯅꯣꯏ ꯃꯌꯥꯝꯗ ꯐꯣꯂꯣꯋꯔꯁꯀꯤꯗꯃꯛꯇ ꯊꯕꯛ ꯇꯧꯒꯅꯨ ꯃꯅꯤꯒꯤꯗꯃꯛꯇ ꯊꯕꯛ ꯇꯧꯒꯅꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯁꯣꯜꯚꯔ ꯑꯣꯏꯌꯨ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯉꯨ ꯃꯤꯉꯣꯟꯗ ꯃꯣꯇꯤꯚꯦꯇꯦꯠ ꯑꯣꯏꯍꯜꯂꯨ ꯏꯟꯁꯄꯥꯌꯔ ꯑꯣꯏꯍꯜꯂꯨ ꯗꯦꯠꯁ ꯏꯠ ꯗꯦꯠꯁ ꯑ ꯂꯦꯒꯦꯁꯤ ꯅꯪꯅ ꯍꯌꯦꯡ ꯂꯩꯈꯤꯗ꯭ꯔ ꯐꯥꯎꯗ ꯅꯪꯒꯤ ꯀꯣꯟꯇꯦꯟꯗꯣ ꯏꯟꯁꯄꯥꯌꯔ ꯑꯣꯏꯇꯥꯔꯗꯤ ꯍꯌꯦꯡ ꯔꯥꯍꯨꯜ ꯌꯦꯡꯉꯣ ꯅꯪꯅ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗ ꯁꯥꯖꯤꯠꯅ ꯃꯥꯒꯤ ꯀꯣꯟꯇꯦꯟ ꯑꯃ ꯁꯦꯝꯃꯦꯕ ꯁꯤꯗꯩꯁꯤ ꯃꯥꯅ ꯇꯧꯈꯥꯏ ꯖꯤꯝ ꯆꯠꯊꯗꯅ ꯄꯨꯁ ꯑꯞ ꯏꯟꯊꯗꯅ ꯑꯗꯒꯤꯗꯤ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯗ ꯃꯤ ꯀ꯭ꯂꯥꯏꯟ ꯋꯥꯔꯤ ꯁꯥꯕꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯅꯥꯟꯅ ꯁꯦꯝ ꯊꯝꯃꯦꯕ ꯑꯗꯨ ꯚꯤꯗꯤꯑꯣꯗꯨꯅ ꯁꯥꯖꯤꯠꯀꯤ ꯚꯤꯗꯤꯑꯣꯗꯨ ꯌꯦꯡꯉꯨꯕꯗ ꯅꯪꯒꯤ ꯂꯥꯏꯐꯁꯦ ꯆꯦꯟꯖ ꯇꯧꯕ ꯌꯥꯏꯅꯦ ꯏꯠ ꯀꯦꯟ ꯆꯦꯟꯖ ꯌꯣꯔ ꯂꯥꯏꯐ ꯀꯩꯅꯣꯅꯣ ꯁꯥꯖꯤꯠꯅ ꯇꯧꯔꯤ ꯄꯣꯠꯁꯦ ꯕ꯭ꯔꯣ ꯁꯥꯖꯤꯠ ꯅꯪ ꯇꯧꯔꯤꯁꯦ ꯑꯩꯁꯨ ꯇꯧꯅꯤꯡꯉꯦ ꯍꯥꯏꯕ ꯄꯣꯠꯁꯦ ꯅꯪ ꯅꯁꯥꯗ ꯐꯤꯜ ꯇꯧꯔꯛꯀꯗꯣꯏꯅꯦꯕ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯕ꯭ꯔꯣ ꯍꯥꯏꯕ ꯄꯣꯠꯁꯦ ꯁꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯏꯟꯐ꯭ꯂꯨꯋꯦꯟꯁꯅꯦꯕ ꯅꯪꯅ ꯗꯣꯠꯁꯦ ꯗꯣꯠ ꯀꯅꯦꯛꯁꯦ ꯃꯊꯪ ꯃꯊꯪ ꯄꯤꯊꯔꯛꯏꯅꯦꯕ ꯏꯁꯦ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯑꯗꯨꯅ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯔꯤꯁꯤꯔꯥꯖ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯕꯤꯖꯅꯦꯁꯃꯦꯟ ꯑꯃ ꯑꯣꯏꯒꯦ ꯑꯣꯟꯇꯔꯄ꯭ꯔꯤꯅꯔ ꯑꯩꯈꯣꯏ ꯑꯣꯟꯇꯔꯄ꯭ꯔꯤꯅꯔꯅꯦ ꯑꯩꯈꯣꯏꯅ ꯑꯣꯏꯗꯣꯏꯁꯦ ꯌꯪ ꯑꯣꯟꯇꯔꯄ꯭ꯔꯤꯅꯔ ꯉꯥꯛꯇꯅꯦ ꯑꯩꯈꯣꯏ ꯁꯤ ꯂꯩ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯇꯧꯔꯛꯀꯗꯣꯏ ꯃꯌꯥꯝꯁꯤꯡꯁꯦ ꯗꯖꯟ ꯃꯦꯇꯔ ꯑꯃꯅ ꯄꯣꯗꯀꯥꯁꯇꯔ ꯑꯣꯏꯒꯅꯤ ꯑꯃꯅ ꯚꯤꯗꯤꯑꯣ ꯏꯗꯤꯇꯔ ꯑꯣꯏꯒꯅꯤ ꯑꯗꯒꯤꯗꯤ ꯑꯃꯅ ꯗꯤꯖꯤꯇꯦꯜ ꯃꯥꯔꯀꯦꯇꯤꯡ ꯑꯦꯖꯦꯟꯁꯤ ꯑꯣꯅꯔ ꯑꯣꯏ ꯑꯃꯅ ꯏꯟꯐ꯭ꯂꯨꯋꯦꯟꯁꯔ ꯑꯦꯖꯦꯟꯁꯤ ꯑꯣꯅꯔ ꯑꯣꯏꯒꯅꯤ ꯑꯃꯅ ꯏ ꯀꯣꯃꯔꯁ ꯇꯧꯒꯅꯤ ꯑꯗꯩ ꯑꯃꯅ ꯃꯣꯇꯤꯚꯦꯁꯅꯦꯜ ꯁ꯭ꯄꯤꯀꯔ ꯑꯣꯏꯒꯅꯤ ꯑꯣꯏꯅꯤꯡꯕ ꯑꯣꯏꯁꯅꯨ ꯗꯖꯟ ꯃꯦꯇꯔ ꯑꯦꯠ ꯗꯤ ꯑꯦꯟ ꯑꯣꯐ ꯗ ꯗꯦ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟꯅꯦ ꯑꯩꯈꯣꯏꯅ ꯇꯧꯗꯣꯏꯁꯦ ꯅꯪꯒꯩꯒ ꯋꯥꯈꯜ ꯑꯝꯇ ꯃꯥꯟꯅꯔꯣꯏ ꯔꯤꯁꯤꯔꯥꯖꯅ ꯄꯥꯝꯃꯤꯁꯦ ꯀꯩꯅꯣ ꯁꯖꯤꯠꯅ ꯄꯥꯝꯃꯤꯁꯦ ꯀꯩꯅꯣ ꯀꯦꯕꯅ ꯄꯥꯝꯃꯤꯁꯦ ꯀꯩꯅꯣ ꯂꯣꯏ ꯗꯤꯐ꯭ꯔꯦꯟꯅꯦ ꯑꯗꯨ ꯗꯤꯐ꯭ꯔꯦꯟꯗꯨꯅ ꯉꯁꯤ ꯑꯩꯈꯣꯏ ꯌꯨꯅꯤꯛ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯅ ꯉꯁꯤ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯑꯃꯃꯝ ꯇꯧꯗꯣꯏꯁꯦ ꯔꯥꯍꯨꯜꯅ ꯄꯥꯝꯃꯤ ꯄꯣꯠꯁꯦ ꯀꯩꯅꯣ ꯃꯥꯒꯤ ꯗꯤꯐ꯭ꯔꯦꯟ ꯋꯦ ꯑꯣꯐ ꯊꯤꯡꯀꯤꯡ ꯂꯩꯗꯣꯏꯁꯦ ꯑꯗꯨꯒꯤ ꯊꯤꯡꯀꯤꯡꯗꯨ ꯀꯨꯝꯊꯔꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯅ ꯉꯁꯤ ꯆꯥꯎꯈꯠꯄ ꯑꯣꯏꯗꯣꯏꯁꯦ ꯔꯨꯖꯗꯥꯟ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯇꯥꯏ So high achievers mind kano we are not doing for followers, we are not doing for money, we are here to solve others people's problem. There you go. What else? Question and answer set up Sir. learn that. ꯀꯩꯝꯇꯪꯖꯒꯦꯕ Yeah, ꯑꯩꯈꯣꯏꯒꯤ hang behind ꯁꯥꯔꯅ haro. ꯁꯥꯔꯅ ꯀꯩꯅꯣ ꯏꯪꯂꯤꯁ ꯉꯥꯡꯕ ꯍꯥꯏꯗꯤ ꯐꯖꯅ ꯍꯩꯔꯛꯈꯤꯁꯦ ꯀꯃꯥꯏꯅ ꯈꯪꯍꯟꯅꯤꯡꯕ Kana haino English ngamo fazana haino. Kana ꯀꯃꯥꯏꯅ haino English ngamo ꯇꯝꯒꯦ fazana haino. ꯈꯣꯠꯀꯦ Ai ꯇꯝꯃꯛꯄ wam ꯈꯣꯠꯄ haike ꯑꯗꯨ English ꯈꯤꯇꯪ ꯍꯥꯏꯕꯤꯔꯣ hairake English se aigi mother tongue natte. Aina fana try tawsu ai American dawna ngangu su ngamoy. Ai fana layurasu moidawna aina ngangi Manipuri sumaina moinasu moina aigi Manipuri maronde sumai ngangamba natte. Ko aina haiduse. But aina grow tawuse aina kamai tawge aina English se kamai haina bonarke hai matamda. Aidi khwai first ta aidi English music lover ne. Aduna aina tabase English se yam tai. Adagidi aidi isai ju yam ire like anything aidi writer ne ibase yam pame. Adagidi kainoje camera da wangangba khotpase si dagi hore ko aina torok pase dubu aina nonda haiduse nang hojik nangaiga position khetnani nangaiga pam da khetnani adubu nang English improve tawge hai tari aina hojik haiduse ai mamangi video da su haigine mamangi video nang yengbra yengdabra khangde adu join haimne yaningai nang tawduise English content je consume tawba horo consume tawkana samna hai matamda
ꯅꯪꯅ ꯉꯁꯤ ꯄꯣꯗꯀꯥꯁ ꯑꯃ ꯇꯥꯔꯦꯕꯀꯣ ꯄꯣꯗꯀꯥꯁꯁꯦ ꯇꯥꯀꯥꯟꯗ ꯁꯨꯝ ꯌꯦꯡꯉꯣꯕ ꯑꯦꯛꯁꯦꯟꯁꯦ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯦꯟꯁꯦ ꯅꯪ ꯍꯧꯖꯤꯛ ꯏꯪꯂꯤꯁ ꯉꯥꯡꯕꯁꯦ ꯑꯩꯒꯤ ꯑꯦꯛꯁꯦꯟꯒ ꯅꯪꯒꯤ ꯑꯦꯛꯁꯦꯟꯒ ꯈꯦꯠꯅꯒꯅꯤ ꯀꯩꯒꯤꯅꯣ ꯈꯦꯠꯅꯗꯣꯏꯁꯦ ꯍꯥꯏꯔꯛꯀꯦꯕ ꯅꯪ ꯍꯩꯇꯦ ꯍꯥꯏꯕ ꯅꯠꯇꯦꯕ ꯑꯗꯩ ꯑꯩꯅ ꯅꯉꯣꯟꯗ ꯍꯦꯜꯂꯦ ꯍꯥꯏꯕꯁꯨ ꯅꯠꯇꯦꯕ ꯑꯗꯨ ꯁꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯅ ꯁꯄꯣꯁ ꯑꯩꯅ ꯇꯧꯕꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯑꯩꯁꯦ ꯕ꯭ꯂꯦꯛ ꯑꯃꯦꯔꯤꯀꯟ ꯃ꯭ꯌꯨꯖꯤꯛ ꯌꯥꯝ ꯇꯥꯏ ꯑꯩ ꯔꯦꯞ ꯃ꯭ꯌꯨꯖꯤꯛ ꯌꯥꯝ ꯇꯥꯏꯌꯦꯕ ꯔꯦꯞ ꯃ꯭ꯌꯨꯖꯤꯛ ꯌꯥꯝ ꯇꯥꯏ ꯑꯗꯒꯤꯗꯤ ꯑꯩꯅ ꯔꯦꯞ ꯕ꯭ꯂꯦꯛ ꯄꯤꯄꯜꯒꯤ ꯄꯣꯗꯀꯥꯁ ꯌꯥꯝ ꯇꯥꯏꯌꯦꯕ ꯑꯗꯨꯅ ꯃꯣꯏꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡꯁꯦ ꯑꯩꯉꯣꯟꯗ ꯈꯤꯇꯪꯈꯛ ꯑꯩꯅ ꯄꯥꯝꯖꯈꯤꯕ ꯍꯥꯏꯇꯥꯔꯦ ꯃꯣꯏꯒꯤ ꯃꯣꯏꯒꯤ ꯋꯥꯉꯥꯡ ꯁ꯭ꯇꯥꯏꯜꯁꯦ ꯁꯝꯇꯥꯏꯝꯁ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗ ꯑꯩꯅ ꯁꯤꯗꯒꯤ ꯆꯍꯤ 4-5 ꯑꯩꯅ ꯁꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯩꯁꯦ ꯁꯤꯒꯨꯝꯕꯁꯦ ꯌꯥꯝ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯋꯦꯕ ꯀꯃꯥꯏꯅ ꯋꯥꯔꯤ ꯁꯥꯏꯅꯣ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯀꯥꯏꯁꯦꯀꯣ ꯑꯗꯩ ꯇꯥꯔꯒ ꯔꯤꯄꯤꯠ ꯇꯧꯕ ꯈꯣꯠꯄꯁꯦ ꯌꯥꯝ ꯇꯧꯋꯦꯕ ꯇꯧꯔꯀꯥꯟꯗ ꯑꯩꯒꯤ ꯇꯪꯁꯦ खितंग चेंज तब हौरे तंग टोनालिटी से वांग प्रोनाउंसिएशन मैम हाबी ए मीन कमाई गांगनो कमाई गांगदनो है पोसे लाए सुमाई सूम प्रैक्टिस तौर ए हेंजन मीगोंद ब्लैक अमेरिकन सारा वा गांगनी इबूंग ना वारे है तोखीनेबको सो अना रियल ओरिजिनल पोचे फंगे तंगेको फंगाकान ए सुमाई गांगी सीजे नुंगाइब ओरे है फंगे बट नोंद इंग्लिश फिल्म से येंगो मतम लेत्रगदि याम येंगो मतम मांगनगनो खर खर मतम संग मतम येंगो येंगान मोइन गांगी सबटाइटल यावदबिदे ताओ सबटाइटल यावदबिदे ताखान लौसनब ngambri येंगो मोइन गांगी लौसनब ngambri येंगो कइनो मोइ हाइजे मीनिंग जे मुक थिदोबको अदगिदि मुक याद्रकानदि नंग हजिकि पॉडकास्ट ताओ क्वाइ फिल्म येंगो सब हजिकि पॉडकास्ट तारो पॉडकास्ट इंग्लिश पॉडकास्ट ताओ कइनो मा हाइजे करि वैल्यूएबल ओइबो पोन माना हाइजे अदुकान सपोज नंग पामजब लाइन में अदु लाइन दो प्रैक्टिस तो कमाय हाइनो मा सपोज मा हाइबा this is what I want to do for my whole life का हाइबा अदु पोतो नंग हजिक प्रैक्टिस तो माजी हाइजो कमाय हाइनो this is what I want to do for my whole life I have been trying my whole life क्या टोनालिटी से नंग ट्राई तो इनेबको सी पोचे टोनालिटी से ट्राई तो ओके सुमाई गांग ताड़ी यारकन नोमदे हईरोय प्रैक्टिस तो अदु नंग से यारिंगे सराउंड इंग्लिश ना सराउंड तो एवरीथिंग नंग तो पोसे इंग्लिश ना यारिंगे इंग्लिश तो खन खन हईब्रा हईतब्रा सा हाई सा अदुदे हौरब इंग्लिश खन मतमदा नंग अथंदा योंगे नंग अथंदा बाथरूम दगा चंग मतमदा नंग इंग्लिश ता वा मैम गारमगनी नसा वखन गांगनी नंग एक्सप्रेस तो ngam तारसु वखन लेरमगनी बुको सो सिगी पोचे रियलिटी दा गांग थोकना बतो एवरीडे प्रैक्टिस अदु कंटेंट क्रिएशन जे नोय हईरगदी कंटेंट क्रिएशन तो कैमरा दा वांगांग बा हईरबा कैमरा दा कंटेंट क्रिएट हाइगा यूट्यूब सदोक ते हब लेते नंगी कैमरा दो ऑन तौरो अदुदा दु गांगो इंग्लिश गांग मतम नसा थंदा येंग अहादा याम हईनजरोयबको अहामदि याम हईनदबनी इसा इथंदगा कैमरादा येंगा वा गांगबसे यामना बिट याम लेतबा येनिंगदबा इसासे तानिंगदबा इसाई फोनसे याम लेबनेबको अदुबु सुम हैबिट ओइरगा सुम तौरकानदि ओके हईनरकनीबा सिदि सिने सिदि नालहल्लगे सुमाई गांगगे सुमाई नानगायहल्लगे हाय पोचे अदु मतदा लाकनी अदुगी फीलिंग दो यौद्रिफाव तो 6 months से सुमाई सुम तो वर्ड अमम लर्न तो ngang sakpa tamu soining soijunu swai important oije soigidra haibase siam important oibako soigidra pakhat pase siam tawronu soining soijunu koinu abdi soidragadi kamai heiduinu soidragadi nang soi heiroi nang perfect nang bu pokpadagi loimak pitholkona ti kanamta ado tammakan heidunu soigidra haibase tu obako habdi pangang jalu yare mina soi haiga bro I english haitabaine do teach me how to speak english हाइबो तो मोइदा डायरेक्ट हाइरो एडमिट तो ईगो वांगरो आइडी हाइते सी तौर फमजल लग सी तौरगा आई नो तौर लेबो फोटो अदु मतो को आई याम लेबने कोई मेटी मजागी याम लेबने मपान थोगा कोई मीन इंग्लिश गांगा कांदा कोई हाइती हाइतबा दुगा आई नो काय तौरगा याम हाइबा सार लेबजे सी फत्तबा पोने को दुना हाइबा सादो सरुक पुदी हाइते हाइबो तो खंगलो अदु सपुदी हायो नंगी इफ समटाइम्स हेन इंपोर्टेंट याम नान बदी को फगदा नंगी कईगुम नंगी गर्लफ्रेंड जे इंग्लिश याम हाइबा नुफी ओइरेबा अदु अजा मोय फर नेबानी फोन दा इंग्लिश अदुम वाई साना थरो नेबानी दि काइना रोइना मागा नंग अदुम फोन दा अदुदि नंगसु वारोय मागा वाई साना दि वारोय दना एवरी टाइम फोन नप लेदा सु नेबानी वाई साना दो इंग्लिश दा वाई साना इंग्लिश थुना हेरान इकायबसु लेरोय अदुना गर्लफ्रेंड इंग्लिश गांग हाइबा गर्लफ्रेंड अम थियो फागी तौने बट असेंग बने याइ फैक्ट ने असेंग बने अदु माइ तरो इंप्रूव तरो कनी मी मा वाई साना मी म लेहलो हेरकनी अदो हजिक हाई अचीवर्स यूनिवर्सिटी लेरेदना मैम यावरी ना हजिक इंग्लिश पुंगा वाई सानो हाइतजु दुम वाई सानो दुम इंग्लिश दुम वाई सानो अदे हिंदी हेतन हिंदी दुम वाई सानो दुम यान तारबा सेटिस्फाई ओब्रो ओइदब्रो रिदम आई आंसर जे तारे सा ताई हैरो नत्र कोक चंगबो चंगदब्रो कोक चंगदे मु चंगन दुने संगे सा ओके संगे सा
ꯑꯇꯣꯞꯄ ꯀꯣꯏꯁꯟ ꯂꯩꯇ꯭ꯔꯕꯣ ꯁꯥꯖꯤꯠ ꯀꯣꯏꯁꯟ ꯅꯪ ꯀꯣꯏꯁꯟ ꯍꯪꯗꯦ ꯁꯥ Sir, ma hanjaganam na tamira thadakini. ꯑꯃ ꯑꯜꯄꯦꯁ ꯍꯪꯉꯦ ꯉꯥꯏꯈꯣ ꯁꯥ ꯄꯣꯖꯤꯇꯤꯚ ꯃꯥꯏꯟꯁꯦꯠꯁꯤꯅ ꯀꯔꯝ ꯀꯥꯟꯗ ꯈꯟꯒꯅꯤ ꯅꯦꯒꯦꯇꯤꯚ ꯃꯥꯏꯟꯁꯦꯠꯁꯤꯅ ꯀꯔꯝ ꯀꯥꯟꯗ ꯈꯟꯒꯅꯤ ꯄꯣꯖꯤꯇꯤꯚ ꯑꯗꯨꯒ ꯃꯥꯏꯟꯁꯦꯠ ꯅꯦꯒꯦꯇꯤꯚ ꯌꯥꯝ ꯍꯥꯏꯔꯣ ꯑꯩꯒꯤ ꯏꯁꯥꯒꯤ ꯍꯥꯏꯔꯣ ꯔꯣꯗ ꯃꯦꯞ ꯑꯃ ꯁꯦꯝꯕꯗ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯕꯁꯤ ꯀꯔꯤꯅꯣ ꯁꯥꯔ ꯅꯪꯒꯤ ꯀꯩ ꯁꯦꯝꯕꯗꯕ ꯏꯁꯥꯒꯤ ꯔꯣꯗ ꯃꯦꯞ ꯑꯃ ꯁꯦꯝꯕꯗ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯕ ꯆꯪꯗꯕ ꯌꯥꯗꯕ ꯑꯗꯨꯗꯤ ꯍꯥꯏꯒꯦ ꯔꯣꯗ ꯃꯦꯞꯇꯨꯗꯤ ꯌꯥꯝ ꯂꯥꯏꯈ꯭ꯔꯦ ꯔꯣꯗ ꯃꯦꯞꯁꯤꯗꯤ ꯑꯩ ꯅꯉꯣꯟꯗ ꯉꯁꯥꯏ ꯍꯥꯏꯈ꯭ꯔꯦ ꯅꯪꯒꯤ ꯚꯤꯖꯟ ꯅꯪꯒꯤ ꯒꯣꯜ ꯍꯥꯏꯕꯗꯤ ꯁꯄꯣꯁ ꯑꯩꯅ ꯍꯥꯏꯕꯗꯣ ꯁꯄꯣꯁ ꯑꯦꯛꯖꯥꯝꯄꯜꯗ ꯄꯤꯔꯒꯦꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯦꯛꯖꯥꯝꯄꯜ ꯑꯃ ꯄꯤꯔꯒꯦꯕ ꯅꯪꯒꯤ ꯑꯦꯛꯖꯥꯝꯄꯜ ꯄꯤꯔꯒꯦ ꯅꯪꯒꯤ ꯂꯥꯏꯐꯀꯤ ꯑꯦꯛꯖꯥꯝꯄꯜ ꯅꯪꯒꯤ ꯍꯧꯖꯤꯛ ꯗ꯭ꯔꯤꯝ ꯀꯥꯔꯁꯦ ꯍꯧꯖꯤꯛ ꯅꯪꯅ ꯍꯧꯖꯤꯛ ꯍꯥꯏ ꯑꯦꯝ ꯖꯤ ꯍꯦꯛꯇꯔꯅꯦꯕ ꯅꯪꯒꯤ ꯍꯧꯖꯤꯛ ꯑꯗꯨ ꯇꯥꯔꯗꯤ ꯍꯧꯖꯤꯛ ꯑꯦꯝ ꯖꯤ ꯍꯦꯛꯇꯔꯁꯦ ꯍꯧꯖꯤꯛ ꯀꯃꯥꯏꯅ ꯂꯩꯁꯤꯒꯦ ꯁꯤꯅꯦꯕ ꯑꯦꯝ ꯖꯤ ꯍꯦꯛꯇꯔꯁꯦ ꯑꯦꯝ ꯖꯤ ꯍꯦꯛꯇꯔꯒꯤ ꯄ꯭ꯔꯥꯏꯁꯁꯦ ꯀꯌꯥꯅꯣ ꯇꯣꯞ ꯃꯣꯗꯦꯜꯗ ꯀꯌꯥ ꯂꯩ ꯑꯦꯝ ꯖꯤ ꯍꯦꯛꯇꯔꯒꯤ ꯄ꯭ꯔꯥꯏꯁ ꯍꯧꯖꯤꯛ 22 ꯂꯥꯛꯁ ꯁꯨꯃꯥꯏꯅ ꯂꯩꯔꯝꯒꯅꯤꯕ ꯀꯣ ꯕꯦꯁ ꯃꯣꯗꯦꯜꯅ 15 ꯁꯥꯏꯗꯩ ꯍꯧꯔꯝꯒꯅꯤꯕ ꯑꯗꯨ ꯇꯥꯔꯗꯤ ꯅꯪ ꯍꯧꯖꯤꯛ ꯄꯥꯝꯃꯤꯁꯦ ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯍꯧꯖꯤꯛ ꯇꯣꯞ ꯃꯣꯗꯦꯜ ꯄꯥꯝꯃꯦ ꯍꯥꯏꯔꯦꯕ ꯑꯩ ꯍꯧꯖꯤꯛ ꯑꯦꯝ ꯖꯤ ꯍꯦꯛꯇꯔꯒꯤ ꯇꯣꯞ ꯃꯣꯗꯦꯜ ꯄꯥꯝꯃꯦ 20 ꯂꯥꯛꯁꯅꯦꯕ ꯅꯪ ꯄꯨꯊꯣꯛꯇꯣꯏꯁꯦ ꯍꯧꯖꯤꯛ ꯑꯗꯨ ꯇꯥꯔꯗꯤ ꯅꯪꯒꯤ ꯔꯣꯗ ꯃꯦꯞꯁꯦ ꯍꯧꯖꯤꯛ ꯍꯣꯠꯂꯣꯕ ꯑꯣꯀꯦ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯗꯣꯔꯤꯕ ꯄꯣꯠꯁꯤꯗ ꯑꯩꯒꯤ ꯍꯥꯏꯌꯦꯁ ꯏꯟꯀꯝ ꯀꯌꯥ ꯖꯦꯅꯔꯦꯠ ꯇꯧꯕ ꯌꯥꯏ ꯐꯥꯔꯁ ꯊꯤꯡ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁ꯭ꯀꯤꯜꯁꯤꯗ ꯍꯥꯏꯌꯦꯁ ꯏꯟꯀꯝ ꯀꯌꯥ ꯖꯦꯅꯔꯦꯠ ꯇꯧꯕ ꯑꯩꯅ ꯂꯩꯔꯤꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯨꯄꯥ ꯀꯌꯥ ꯖꯦꯅꯔꯦꯠ ꯇꯧꯕ ꯌꯥꯏ ꯍꯥꯏꯌꯦꯕ ꯑꯗꯨ ꯏꯊꯣꯛꯑꯣꯕ ꯅꯪꯒꯤ ꯑꯗꯨ ꯍꯥꯏꯖꯜꯂꯛꯀꯅꯣꯕ ꯅꯁꯥ ꯅꯊꯟꯗ ꯐꯥꯎꯕꯅꯦꯕꯀꯣ ꯑꯩꯁꯨ ꯑꯗꯨꯝ ꯈꯪꯉꯦꯕ ꯑꯩꯒꯤ ꯁꯄꯣꯁ ꯑꯩꯅ ꯃꯤ ꯑꯃꯗ ꯑꯩꯅ ꯆꯥꯔꯖ ꯇꯧꯕ ꯌꯥꯏꯁꯦ ꯀꯌꯥ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯁꯦ ꯏꯁꯥꯅ ꯐꯥꯎꯋꯦꯕꯀꯣ ꯑꯗꯨꯝ ꯍꯣꯏ ꯍꯥꯏꯕꯗꯤ ꯃꯤꯉꯣꯟꯗ ꯂꯥꯛ 5 ꯍꯥꯏꯖꯜꯂꯨꯔꯗꯤ ꯌꯥꯕ ꯅꯠꯇꯦ ꯁꯤꯗꯤ ꯂꯥꯛ 1.5 ꯄꯤꯕ ꯌꯥꯏ ꯂꯥꯛ 2 ꯄꯤꯕ ꯌꯥꯏ 30,000 ꯄꯤꯕ ꯌꯥꯏ ꯍꯥꯏꯕꯁꯦ ꯑꯩꯁꯨ ꯐꯥꯎꯋꯦꯕ ꯑꯗꯣ ꯅꯪꯁꯨ ꯐꯥꯎꯅꯤꯕ ꯅꯪꯁꯨ ꯑꯗꯨꯝ ꯐꯥꯎꯔꯛꯀꯅꯤꯕꯀꯣ ꯑꯗꯨꯗꯣ ꯍꯥꯟꯅ ꯀ꯭ꯂꯤꯌꯔ ꯑꯣꯏꯊꯣꯛꯑꯣꯕ ꯑꯣꯀꯦ ꯑꯩꯅ ꯍꯧꯖꯤꯛ ꯆꯥꯔꯖ ꯇꯧꯕ ꯌꯥꯏꯁꯦ 5,000 ꯑꯣꯏꯔꯦ ꯍꯥꯏꯔꯦꯕ 5,000 ꯆꯥꯔꯖ ꯇꯧꯕ ꯌꯥꯏ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ 5,000ꯁꯦ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ 5,000ꯁꯦ ꯇꯧꯔꯀꯥꯟꯗ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯗꯣꯔꯤꯕ 5,000ꯁꯦ ꯇꯥꯜꯂꯒ ꯀ꯭ꯂꯥꯏꯟ ꯀꯌꯥ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯕꯁꯦ ꯍꯥꯟꯅ ꯈꯜꯂꯣ ꯐꯥꯔꯁ ꯁ꯭ꯇꯦꯞꯁꯦ ꯀꯩꯅꯣ ꯑꯩꯅ ꯇꯧꯗꯣꯏꯁꯦ 5,000ꯗꯒꯤ ꯑꯩ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯅꯦꯛꯁꯇ 5,000ꯗꯒꯤ ꯑꯩ 50,000ꯗ ꯀꯃꯥꯏꯅ ꯑꯣꯜꯍꯜꯂꯛꯀꯅꯤ 10,000ꯗ ꯀꯃꯥꯏꯅ ꯑꯣꯜꯍꯜꯂꯛꯀꯅꯤ ꯍꯥꯏꯕ ꯁ꯭ꯇꯦꯞꯁꯦ ꯑꯃꯨꯛ ꯂꯥꯛꯑꯣꯕ ꯑꯃꯨꯛ ꯔꯣꯗ ꯃꯦꯞ ꯑꯃꯨꯛ ꯍꯣꯠꯇꯣꯔꯛꯑꯣꯕ 10,000 ꯂꯥꯛꯄꯗ ꯀ꯭ꯂꯥꯏꯟꯗ ꯀꯃꯥꯏꯅ ꯍꯦꯟꯒꯠꯂꯛꯀꯅꯤ ꯄꯩꯁꯥ ꯌꯥꯎꯗꯅ ꯒꯥꯔꯤ ꯂꯩ ꯄꯩꯁꯥ ꯌꯥꯎꯗꯅ ꯑꯦꯝ ꯖꯤ ꯍꯦꯛꯇꯔ ꯂꯩ ꯌꯥꯕ ꯅꯠꯇꯦꯕꯀꯣ ꯑꯗꯨ ꯄꯩꯁꯥꯗꯨꯅꯦ ꯃꯦꯟꯁꯦꯀꯣ ꯑꯩꯅ ꯄꯤꯔꯛꯏꯁꯦꯀꯣ ꯔꯣꯗ ꯃꯦꯞꯇꯨꯅꯦꯕ ꯅꯉꯣꯟꯗ ꯄꯤꯔꯛꯏꯁꯦ ꯔꯣꯗ ꯃꯦꯞꯁꯤꯅꯦꯕ ꯑꯩꯅ ꯄꯤꯔꯛꯏꯁꯦ ꯑꯗꯣ ꯒꯥꯔꯤꯗꯨꯗ ꯀꯃꯥꯏꯅ ꯂꯩꯗꯣꯏꯅꯣ ꯍꯥꯏꯕꯒꯤ ꯔꯣꯗ ꯃꯦꯞꯇꯨꯅꯦꯕ ꯑꯩꯅ ꯄꯤꯊꯣꯔꯛꯏꯁꯦ ꯅꯉꯣꯟꯗ ꯍꯧꯖꯤꯛ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ 50,000 ꯍꯦꯟꯒꯠꯂꯛꯑꯦꯕ 50,000 ꯍꯦꯟꯒꯠꯂꯀꯥꯟꯗ ꯑꯩ ꯍꯧꯖꯤꯛ ꯅꯪꯅ ꯍꯥꯟꯅ ꯊꯥꯗ ꯂꯨꯄꯥ 10,000 ꯇꯥꯜꯂꯝꯕꯗꯣ 10,000 ꯇꯥꯜꯂꯛ ꯇꯥꯔꯗꯤ ꯅꯪ ꯍꯧꯖꯤꯛ 70-80 ꯌꯧꯁꯜꯂꯛꯑꯦꯕ 70-80 ꯌꯧꯁꯜꯂꯛ ꯇꯥꯔꯗꯤ ꯅꯪ ꯍꯧꯖꯤꯛ ꯅꯪ ꯈꯜꯂꯛꯄ ꯌꯥꯔꯦ ꯑꯣꯀꯦ ꯑꯩ ꯍꯧꯖꯤꯛ ꯏ ꯑꯦꯝ ꯑꯥꯏꯗꯗꯤ ꯂꯩꯕ ꯌꯥꯔꯦ ꯍꯧꯖꯤꯛ ꯕꯠ ꯋꯦꯠ ꯑꯩ ꯏ ꯑꯦꯝ ꯑꯥꯏꯗ ꯂꯩꯕ ꯌꯥꯗ꯭ꯔꯤ ꯍꯧꯖꯤꯛ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯒꯤ ꯀ꯭ꯂꯥꯏꯟꯁꯦ ꯍꯧꯖꯤꯛ ꯑꯩ ꯀ꯭ꯂꯥꯏꯟ ꯃꯦꯛꯁꯤꯃꯝ ꯀ꯭ꯂꯥꯏꯟ ꯀꯌꯥ ꯄꯥꯝꯃꯤ ꯍꯧꯖꯤꯛ ꯄꯥꯝꯃꯤꯁꯦ ꯑꯩ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯐ꯭रीडꯝ ꯂꯥꯛꯅꯕ ꯆꯍꯤ ꯀꯌꯥ ꯆꯪꯒꯅꯤ ꯆꯍꯤ ꯑꯃ ꯆꯪꯒꯗ꯭ꯔꯥ ꯊꯥ 8 ꯆꯪꯒꯗ꯭ꯔꯥ ꯊꯥ 9 ꯆꯪꯒꯗ꯭ꯔꯥ ꯍꯥꯏꯕ ꯒꯣꯜꯁꯦ ꯅꯪ ꯍꯣꯠꯇꯣꯔꯛꯑꯣꯕ ꯍꯣꯠꯇꯣꯔꯛꯑꯀꯥꯟꯗ ꯑꯣꯀꯦ ꯑꯩꯅ ꯑꯦꯝ ꯖꯤ ꯍꯦꯛꯇꯔ ꯂꯩꯕ ꯉꯝꯗꯣꯏꯁꯦ ꯁꯝ ꯋꯥꯠ ꯑꯩꯅ 1.5ꯁꯦ ꯃꯟꯊꯂꯤꯗ ꯍꯤꯠ ꯇꯧ ꯇꯥꯔꯗꯤ ꯑꯩ ꯑꯦꯝ ꯖꯤ ꯍꯦꯛꯇꯔ ꯑꯃ ꯂꯩꯕ ꯌꯥꯔꯦ ꯊꯥꯒꯤ ꯑꯩ ꯁꯤꯗꯩꯁꯤꯗ ꯏ ꯑꯦꯝ ꯑꯥꯏꯗ 10 ꯑꯣꯏꯔꯁꯨ 15 ꯑꯣꯏꯔꯁꯨ ꯑꯩ ꯊꯤꯈꯤꯕ ꯉꯝꯃꯦ ꯍꯥꯏꯕ ꯄꯣꯠꯁꯦ ꯂꯥꯛꯀꯗꯣꯏꯅꯦꯕ ꯅꯪꯉꯣꯟꯗ ꯑꯗꯨ ꯅꯪꯅ ꯑꯩ ꯍꯥꯟꯅ ꯑꯩ ꯗꯥꯏꯔꯦꯛ ꯀꯦꯄꯤꯇꯦꯜꯁꯦ ꯂꯧꯔꯀꯥꯟꯗ ꯑꯩꯗꯤ ꯗꯥꯏꯔꯦꯛ ꯀꯦꯁ ꯑꯣꯏꯅ ꯂꯩꯊꯣꯛꯀꯦ ꯍꯥꯏꯇꯥꯔꯁꯨ ꯃꯇꯝ ꯆꯪꯒꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯅꯪꯒꯤ ꯔꯣꯗ ꯃꯦꯞꯁꯦ ꯍꯣꯠꯂꯛꯑꯣꯕ ꯔꯣꯗ ꯃꯦꯞꯁꯦ ꯍꯣꯠꯂꯀꯥꯟꯗ ꯅꯪ ꯈꯪꯉꯛꯑꯅꯤꯕ 50,000 ꯇꯥꯟꯕ ꯌꯥꯏꯁꯦ ꯀꯩ ꯃꯐꯝꯗꯩ ꯇꯥꯟꯕ ꯌꯥꯒꯦ ꯂꯥꯛ 1 ꯇꯥꯟꯕ ꯌꯥꯕ ꯃꯐꯝꯁꯦ ꯀꯩꯒꯤ ꯀꯔꯝꯕ ꯁ꯭ꯀꯤꯜꯁꯇꯩ ꯇꯥꯟꯕ ꯌꯥꯒꯦ ꯀꯔꯝꯕ ꯕꯤꯖꯤꯅꯦꯁꯇꯩ ꯇꯥꯟꯕ ꯌꯥꯒꯦ ꯍꯥꯏꯕꯁꯦ ꯅꯪ ꯃꯐꯝ ꯈꯪꯅ ꯈꯪꯉꯛꯀꯅꯤꯕ ꯔꯣꯗ ꯃꯦꯞ ꯌꯥꯎꯗ꯭ꯔꯕ ꯀꯩꯝꯇ ꯇꯥꯟꯕ ꯉꯝꯃꯣꯏꯕ ꯁꯄꯣꯁ ꯅꯪ ꯍꯧꯖꯤꯛ 50 ꯂꯥꯛꯁ ꯍꯤꯠ ꯇꯧꯒꯦ ꯍꯥꯏꯔꯦꯕ 50 ꯂꯥꯛꯁ ꯍꯤꯠ ꯇꯧꯒꯦ ꯆꯤꯟꯗꯗꯤ ꯍꯥꯏꯕ ꯅꯨꯡꯉꯥꯏꯕ ꯋꯥꯅꯦꯕ ꯅꯪꯒꯤꯁꯨ ꯒꯣꯜ ꯑꯃ ꯂꯩꯐꯝ ꯊꯣꯛꯑꯦꯕ 50 ꯂꯥꯛꯁꯦ ꯀꯃꯥꯏꯅ ꯍꯤꯠ ꯇꯧꯗꯣꯏꯅꯣ 1 ꯌꯔꯗ ꯍꯥꯏꯕ 50 ꯂꯥꯛꯁꯦ ꯍꯤꯠ ꯇꯧꯅꯕꯒꯤꯗꯃꯛꯇ ꯒꯣꯜ ꯑꯃꯗꯤ ꯗꯔꯀꯥꯔ ꯂꯩꯌꯦꯕ ꯅꯪꯅ ꯄ꯭ꯔꯣꯄꯔ ꯔꯣꯗ ꯃꯦꯞ ꯑꯃ ꯗꯔꯀꯥꯔ ꯂꯩꯌꯦꯕ ꯔꯣꯗ ꯃꯦꯞꯁꯦ ꯑꯗꯨꯃꯛ ꯑꯣꯏꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯒꯣꯜ ꯑꯃꯗꯤ ꯗꯔꯀꯥꯔ ꯂꯩꯌꯦꯕ ꯑꯣꯀꯦ 50 ꯑꯩꯅ ꯍꯧꯖꯤꯛ ꯀꯩꯅꯣꯗ 50 ꯂꯥꯛꯁ ꯍꯤꯠ ꯇꯧꯕꯒꯤꯗꯃꯛꯇ ꯑꯩꯒꯤ 50 ꯂꯥꯛꯁ 10 ꯂꯥꯛꯁꯇꯒꯤ 50 ꯂꯥꯛꯁꯇ ꯂꯥꯛꯀꯦꯗꯤ ꯑꯦꯛꯁꯟꯁꯨ ꯆꯥꯎ ꯇꯥꯝꯅꯦꯕ ꯑꯦꯛꯁꯟꯁꯨ ꯆꯥꯎ ꯇꯥꯝꯅꯦ ꯔꯤꯛꯁꯁꯨ ꯆꯥꯎ ꯇꯥꯝꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯅꯪꯅ ꯂꯧꯗꯣꯔꯤꯕ ꯑꯦꯛꯁꯟꯗꯣ ꯑꯗꯨꯁꯨ ꯔꯣꯗ ꯃꯦꯞꯅꯦꯕ ꯑꯩꯅ ꯍꯥꯟꯅ 50,000 ꯆꯥꯔꯖ ꯇꯧꯔꯝꯕ ꯄꯣꯠꯇꯣ ꯑꯩ ꯍꯧꯖꯤꯛ 5 ꯂꯥꯛꯁ ꯆꯥꯔꯖ ꯇꯧꯗꯣꯏꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯒꯤ ꯑꯦꯛꯁꯟꯁꯦ ꯗꯕꯜ ꯇꯥꯏꯝꯅꯦꯕ ꯇ꯭ꯔꯤꯄꯜ ꯇꯥꯏꯝꯅꯦꯕ ꯑꯩꯅ ꯂꯧꯗꯣꯏ ꯑꯦꯛꯁꯟꯁꯦ ꯑꯩꯅ ꯂꯣꯏꯅꯗꯣꯏ ꯃꯤꯁꯦ ꯑꯆꯧ ꯑꯆꯧꯕ ꯃꯤ ꯂꯣꯏꯅꯗꯣꯏꯅꯦꯕ ꯑꯩꯒꯤ ꯁ꯭ꯀꯤꯜꯁꯦ ꯆꯥꯎꯅ ꯗꯦꯕꯂꯞ ꯇꯧꯔꯛꯇꯣꯏꯅꯦꯕ ꯑꯩꯅ ꯍꯥꯡꯗꯣꯔꯤ ꯄꯣꯠꯁꯦ ꯆꯥꯎꯈꯠꯂꯛꯀꯗꯣꯏꯅꯦꯕ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯑꯩꯅ ꯍꯥꯏꯁꯦ ꯑꯗꯨꯅ ꯅꯪꯒꯤ ꯁ꯭ꯇꯦꯞꯇꯣ ꯅꯪꯒꯤ ꯔꯣꯗ ꯃꯦꯞꯇꯨꯅ ꯅꯪꯉꯣꯟꯗ ꯄꯨꯔꯛꯀ ꯅꯪꯒꯤ ꯃꯥꯏꯟꯗ ꯅꯪꯒꯤ ꯔꯣꯗ ꯃꯦꯞꯇꯨꯅ ꯍꯥꯞꯆꯤꯜꯂꯛꯀꯅꯤꯕꯀꯣ ꯁꯤ ꯑꯣꯏꯇꯥꯔꯗꯤ ꯁꯨꯃꯥꯏꯅ ꯑꯦꯛꯁꯟ ꯂꯧꯕꯅ ꯐꯩ ꯁꯤ ꯑꯣꯏꯇꯥꯔꯗꯤ ꯁꯨꯃꯥꯏꯅ ꯑꯦꯛꯁꯟ ꯂꯧꯕꯅ ꯐꯩ ꯍꯥꯏꯁꯦ ꯅꯪꯒꯤ ꯔꯣꯗ ꯃꯦꯞꯅ ꯅꯪꯉꯣꯟꯗ ꯑꯗꯨꯝ ꯐꯤꯜ ꯇꯧꯍꯜꯂꯛꯀꯅꯤꯕ ꯅꯁꯥꯅ ꯆꯤꯟ ꯁꯨꯛꯊꯤ ꯊꯤꯒꯅꯨꯀꯣ ꯅꯁꯥꯅ ꯈꯪꯕꯅꯦ ꯑꯩ ꯀꯌꯥꯗꯒꯤ ꯀꯌꯥꯕꯨ ꯉꯝꯃꯤ ꯀꯌꯥꯗꯒꯤ ꯀꯌꯥꯕꯨ ꯉꯝꯃꯣꯏ ꯍꯥꯏꯕꯁꯦ ꯅꯁꯥꯅ ꯑꯗꯨꯝ ꯈꯪꯕꯅꯦꯕꯀꯣ ꯗꯣꯟ ꯂꯥꯏ ꯇꯨ ꯌꯣꯔ ꯁꯦꯜꯐ ꯍꯥꯏꯗꯤ ꯑꯩꯅ ꯍꯧꯖꯤꯛ ꯔꯤꯗꯝꯗ ꯍꯪꯉꯒ ꯔꯤꯗꯝ ꯅꯪꯒꯤ ꯒꯣꯜꯁꯦ ꯀꯩꯅꯣ ꯆꯍꯤ ꯑꯃꯗ 50 ꯂꯥꯛꯁꯅꯦ ꯁꯔ ꯍꯥꯏꯖꯜꯂꯛꯀꯅꯣ ꯌꯥꯝ ꯂꯥꯏ ꯐꯥꯅꯤꯕ ꯑꯩꯅꯀꯣ ꯇꯥꯞ ꯂꯥꯎꯅ ꯑꯗꯨ ꯄꯣꯠꯇꯨꯗꯤ ꯐꯦꯛ ꯀꯧꯋꯦꯕ ꯑꯗꯨ ꯄꯣꯠꯇꯨ ꯅꯪꯅ ꯁꯔ ꯑꯩ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄꯣꯖꯤꯁꯟꯁꯤꯗ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯑꯩ
ꯊꯥ ꯑꯍꯨꯝꯗ ꯑꯩ 1.5 ꯇꯥꯟꯕ ꯄꯥꯝꯃꯤ or 2 lakhs ꯇꯥꯟꯕ or 50,000 or 60,000 ꯇꯥꯟꯕ ꯄꯥꯝꯃꯤ ꯍꯥꯏꯕꯁꯦ that's a reality that's a road map ꯑꯗꯨ road map ꯅꯦ ꯑꯗꯨ road map ꯇꯣ ꯐꯪꯅꯕ ꯌꯥꯝ ꯍꯣꯠꯂꯛꯀꯗꯣꯏꯅꯦ ꯑꯗꯨꯅ ꯁꯤꯅ first road map ꯅꯦ positive ꯗ ꯅꯪꯅ ꯍꯥꯏꯕ ꯑꯩ ꯀꯃꯥꯏꯅ ꯄꯣꯖꯤꯇꯤቭ ꯂꯩꯔꯦ ꯀꯃꯥꯏꯅ ꯃꯥꯏꯟꯁꯦꯠ ꯂꯩꯔꯦ ꯍꯥꯏꯕꯗꯨ ꯀꯃꯥꯏꯅ ꯅꯦꯒꯦꯇꯤቭ ꯃꯥꯏꯟꯁꯦꯠ ꯂꯩꯔꯦ ꯍꯥꯏꯕꯁꯦ ꯅꯦꯒꯦꯇꯤꯚ ꯍꯥꯏꯕꯁꯦ ꯏꯁꯥꯅ ꯑꯗꯨꯝ ꯐꯥꯎꯕꯅꯤ ꯏꯁꯥꯅ ꯑꯗꯨꯝ ꯐꯥꯎꯕꯅꯤ ꯃꯤꯑꯣꯏꯕ ꯑꯝꯇꯗꯤ ꯄꯔꯐꯦꯛ ꯑꯣꯏꯕ ꯀꯅꯥꯝ ꯂꯩꯇꯦ ꯅꯦꯒꯦꯇꯤꯚ ꯍꯥꯏꯕꯁꯦ ꯏꯁꯥꯅ ꯑꯗꯨꯝ ꯆꯤꯟꯊꯤꯒ ꯑꯗꯨꯝ ꯐꯥꯎꯕꯅꯦꯕꯀꯣ ꯑꯩꯁꯨ ꯉꯥꯏꯔꯦ sometimes ꯑꯩ ꯑꯗꯨꯝ ꯑꯦꯗꯃꯤꯠ ꯇꯧꯒꯦꯕ sometimes ꯏꯁꯥꯗ ꯋꯥꯈꯜ ꯄꯤꯛꯄ ꯃꯇꯥꯡ ꯌꯥꯎꯋꯦꯕ ꯏꯁꯥꯗ ꯖꯦꯂꯁ ꯀꯥꯕ ꯃꯇꯥꯡ ꯌꯥꯎꯅꯤꯕ ꯑꯗꯨꯝ ꯌꯥꯎꯅꯤꯕ ꯁꯤ ꯅꯦꯒꯦꯇꯤꯚ ꯃꯈꯜ ꯑꯃꯅꯦ ꯑꯗꯨ ꯀꯩꯝ ꯀꯥꯏꯗꯦꯕ ꯕꯠ ꯑꯩꯅ ꯍꯥꯏꯕꯗꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗꯁꯨ ꯍꯥꯏꯕꯅꯦꯕ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ ꯅꯦꯆꯔꯦꯜꯅꯦꯕ ꯑꯩꯈꯣꯏꯅ ꯃꯇꯝ ꯆꯨꯞꯄꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯒꯦ ꯍꯥꯏꯕꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏꯕ ꯅꯪ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏꯕ ꯅꯝꯊꯥꯛꯅꯦꯕ ꯑꯗꯨꯗꯤ ꯅꯪ ꯄꯣꯖꯤꯇꯤꯚ ꯑꯩ ꯄꯣꯖꯤꯇꯤꯚ ꯑꯦꯚ꯭ꯔꯤ ꯇꯥꯏꯝ ꯑꯩ ꯄꯣꯖꯤꯇꯤꯚ ꯑꯣꯏ ꯍꯥꯏꯕꯁꯤ ꯅꯝꯊꯥꯛꯅꯦꯕꯀꯣ ꯁꯤꯗꯤ ꯁꯨꯡꯇꯧ ꯇꯧꯔꯣꯏꯗꯕ ꯄꯣꯠꯅꯦ ꯅꯦꯒꯦꯇꯤꯚ ꯑꯣꯏꯕ ꯄꯣꯠꯁꯦ ꯑꯗꯨꯏ ꯁꯔꯨꯛꯄꯨꯗꯤ ꯅꯦꯒꯦꯇꯤꯚ ꯑꯣꯏꯔꯤꯕ ꯄꯣꯠꯁꯦ ꯁꯤꯁꯦ ꯀꯃꯥꯏꯅ ꯁꯤꯗꯒꯤ ꯄꯣꯖꯤꯇꯤꯚ ꯑꯣꯟꯊꯣꯛꯄ ꯌꯥꯕꯒꯦ ꯍꯥꯏꯕꯁꯦ ꯁꯤ ꯑꯣꯏꯅ ꯈꯜꯂꯣ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯅꯉꯣꯟꯗ ꯍꯥꯏꯕꯗꯤ ꯑꯦꯅꯤꯊꯤꯡ ꯅꯦꯒꯦꯇꯤꯚ ꯑꯃ ꯊꯣꯛ ꯇꯥꯔꯗꯤ ꯉꯁꯤ ꯁꯄꯣꯁ ꯅꯪꯒꯤ ꯇꯤꯝꯒ ꯅꯪꯒ ꯁꯥꯎꯅꯔꯦꯕ ꯕꯤꯖꯤꯅꯦꯁꯇ ꯅꯪ ꯅꯦꯒꯦꯇꯤꯚ ꯑꯣꯏꯅꯤꯕ ꯇꯧꯃꯤꯟꯅꯔꯁꯨ ꯌꯥꯏ ꯇꯧꯃꯤꯟꯅꯗꯁꯨ ꯌꯥꯏ ꯍꯥꯏꯕ ꯋꯥꯈꯜꯁꯦ ꯅꯪꯉꯣꯟꯗ ꯈꯜꯂꯛꯀꯅꯤ ꯀꯩꯅꯣ ꯑꯩꯉꯣꯟꯗ ꯊꯣꯛꯄ ꯄꯣꯠꯀꯤꯅꯦꯕ ꯁꯤ ꯈꯜꯂꯛꯀꯅꯤꯕ ꯅꯪꯉꯣꯟꯗ ꯕꯠ ꯑꯗꯨ ꯃꯇꯝꯗꯨ ꯅꯪꯅ ꯂꯧꯕ ꯑꯦꯛꯁꯟꯁꯦ ꯅꯦꯒꯦꯇꯤꯚ ꯑꯦꯛꯁꯟ ꯑꯣꯏꯅꯤꯕ ꯑꯗꯨꯕꯨ ꯅꯪꯅ ꯀꯥꯝ ꯗꯥꯎꯟ ꯑꯣꯏꯔꯒ ꯈꯤꯇꯪꯈꯛ ꯋꯥꯈꯜ ꯈꯟ ꯇꯥꯔꯗꯤ ꯁ꯭ꯃꯣꯜ ꯊꯤꯡꯅꯦ ꯁꯤꯒꯤ ꯄꯣꯠꯁꯤꯗꯤ ꯑꯩꯅ ꯇꯧ ꯏꯕꯥꯅꯤ ꯆꯠꯀꯗꯣꯔꯦ ꯚꯤꯖꯟꯁꯤ ꯆꯥꯎꯋꯦ ꯑꯩꯈꯣꯏꯅ ꯆꯠꯀꯗꯣꯔꯦ ꯚꯤꯖꯟ ꯆꯥꯎꯋꯦ ꯄꯩꯁꯥ ꯇꯥꯟꯗꯣꯏꯁꯦ ꯆꯥꯎꯋꯦ ꯑꯗꯨ ꯑꯩꯅ ꯁꯤꯗꯩꯁꯦ ꯃꯌꯥꯏꯗ ꯁꯨꯃꯥꯏꯅ ꯁꯥꯎꯒꯠꯂꯒ ꯒꯤꯞ ꯑꯞ ꯇꯧꯈꯤ ꯇꯥꯔꯗꯤ ꯃꯥꯡꯖꯗꯣꯏꯁꯤ ꯀꯌꯥꯅꯣ ꯑꯩꯁꯨ ꯃꯥꯡꯒꯅꯤ ꯃꯥꯁꯨ ꯃꯥꯡꯒꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯅꯦꯒꯦꯇꯤꯚꯇꯣ ꯄꯣꯖꯤꯇꯤꯚꯇ ꯍꯥꯟꯅ ꯑꯣꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯑꯣꯕ ꯅꯦꯒꯦꯇꯤꯚꯇ ꯂꯣꯏ ꯂꯩꯗꯣꯏꯅꯦ ꯅꯪꯁꯨ ꯍꯧꯖꯤꯛ ꯅꯦꯒꯦꯇꯤꯚ ꯂꯣꯏ ꯂꯩ ꯑꯩꯁꯨ ꯂꯩ ꯅꯦꯒꯦꯇꯤꯚ ꯂꯩꯅꯦꯕ ꯑꯗꯩ ꯀꯜꯂꯛꯄ ꯁꯥꯎꯅꯤꯡꯕ ꯄꯥꯈꯠꯄ ꯑꯗꯒꯤꯗꯤ ꯗꯤꯁ ꯑꯥꯔ ꯑꯣꯜ ꯅꯦꯒꯦꯇꯤꯚ ꯕꯠ ꯁꯤ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯗꯣꯏꯁꯦ ꯅꯦꯒꯦꯇꯤꯚꯁꯦ ꯑꯃꯨꯛ ꯍꯥꯏꯔꯛꯀꯅꯤꯕ ꯑꯗꯨꯅꯤ ꯉꯝꯗ꯭ꯔꯤꯁꯦ ꯅꯦꯒꯦꯇꯤꯚꯇ ꯄꯣꯖꯤꯇꯤꯚ ꯑꯣꯟꯊꯣꯛꯄꯁꯤꯅ ꯉꯝꯗ꯭ꯔꯤꯁꯦ ꯍꯥꯏꯕꯁꯦ ꯑꯋꯥꯕꯁꯦ ꯑꯃꯨꯛ ꯍꯥꯏꯔꯛꯀꯗꯣꯏꯅꯦꯕ ꯕꯠ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯁꯤꯅꯦꯕ ꯑꯋꯥꯕꯁꯦ ꯇ꯭ꯔꯥꯏ ꯇꯧꯒꯗꯕꯅꯦꯕꯀꯣ ꯁꯤ ꯃꯇꯝꯗ ꯈ꯭ꯋꯥꯏ ꯂꯨꯔꯛꯄ ꯑꯩꯉꯣꯟꯗ ꯊꯣꯛꯄ ꯄꯣꯠꯇꯣ ꯑꯩ ꯍꯥꯏꯔꯛꯀꯦ ꯅꯣꯏ ꯀꯃꯥꯏꯅ ꯗꯤꯜ ꯇꯧꯕꯅꯣ ꯈꯪꯗꯦ ꯑꯩ ꯗꯤꯜ ꯇꯧ ꯁꯨꯃꯥꯏꯅ ꯗꯤꯜ ꯇꯧꯋꯦꯕ ꯑꯩꯉꯣꯟꯗ ꯌꯥꯝ ꯅꯦꯒꯦꯇꯤꯚ ꯑꯣꯏꯔꯦꯕ ꯑꯩ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯅꯦꯒꯦꯇꯤꯚ ꯑꯣꯏꯔꯀꯥꯟꯗ ꯑꯩꯅ ꯈꯟꯕꯁꯦ ꯑꯩ ꯋꯥꯕꯨ ꯁꯨꯡ ꯉꯥꯡꯉꯣꯏꯕ ꯅꯦꯒꯦꯇꯤꯚ ꯑꯣꯏꯔꯀꯥꯟꯗ ꯑꯩ ꯋꯥ ꯉꯥꯡꯗꯦꯕ ꯃꯤꯉꯣꯟꯗ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯅꯦꯕꯁꯦ ꯅꯦꯒꯦꯇꯤꯚ ꯑꯣꯏꯕ ꯃꯇꯝꯗ ꯋꯥ ꯉꯥꯡꯕꯁꯦ ꯁꯤ ꯌꯥꯝ ꯐꯠꯇꯦꯕ ꯈꯪꯕ꯭ꯔꯥ ꯁꯤꯗ ꯉꯥꯡꯉꯤꯕ ꯋꯥꯁꯦ ꯉꯥꯡꯉꯣꯏꯗꯕ ꯋꯥ ꯌꯥꯝ ꯉꯥꯡꯉꯦꯕ ꯈꯪꯕ꯭ꯔꯥ ꯅꯦꯒꯦꯇꯤꯚ ꯑꯩ ꯀꯣꯟꯅ ꯔꯤꯒ꯭ꯔꯦꯠ ꯌꯥꯝ ꯆꯥꯏꯌꯦꯕ ꯑꯗꯨ ꯁꯔꯨꯛꯄꯨꯗꯤ ꯅꯪꯒꯤ ꯃꯥꯎꯠꯁꯦ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯌꯥꯔꯤꯉꯩ ꯋꯥ ꯁꯨꯡ ꯉꯥꯡꯗꯕ ꯁꯥꯎꯅꯤꯡꯕ ꯂꯩꯇꯥꯔꯁꯨ ꯐꯥꯖꯜꯂꯣꯕ ꯈꯪꯕ꯭ꯔꯥ ꯐꯥꯖꯜꯂꯀꯥꯟꯗ ꯅꯪꯒꯤ ꯃꯣꯃꯦꯟ ꯑꯃ ꯂꯥꯛꯀꯅꯤꯕ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯆꯪꯕ ꯌꯥꯏꯀꯣ ꯅꯨꯃꯤꯠ ꯃꯔꯤꯅꯤ ꯆꯪꯕ ꯌꯥꯏ ꯍꯞꯇꯥ ꯑꯃ ꯆꯪꯕ ꯌꯥꯏꯕ ꯅꯪꯒꯤ ꯅꯃꯥꯟꯅꯕ ꯋꯥꯔꯤ ꯁꯥꯅꯤꯡꯗꯕ ꯑꯗꯒꯤꯗꯤ ꯃꯣꯏꯒ ꯎꯅꯅꯤꯡꯗꯕ ꯁꯥꯎꯅꯤꯡꯕ ꯅꯉꯣꯟꯗ ꯄꯣꯛꯄ ꯑꯦꯡꯒ꯭ꯔꯤ ꯑꯃ ꯂꯩꯔꯛꯀꯅꯤ ꯅꯉꯣꯟꯗ ꯀꯩꯝ ꯀꯥꯏꯗꯦꯕ ꯅꯪ ꯍꯞꯇꯥ ꯑꯃ ꯑꯗꯨꯃꯥꯏꯅ ꯂꯩꯊꯣꯛꯑꯁꯨ ꯂꯩꯊꯣꯛꯑꯣ ꯋꯥ ꯀꯩꯝ ꯉꯥꯡꯉꯨꯅꯣꯕ ꯕꯠ ꯍꯞꯇꯥ ꯑꯃꯗꯨꯒꯤ ꯃꯇꯨꯡꯗ ꯅꯪꯅ ꯇꯧꯅꯤꯡꯕ ꯅꯪꯒꯤ ꯊꯕꯛ ꯅꯪꯒꯤ ꯇꯥꯛꯁ ꯃꯌꯥꯝꯁꯤꯡ ꯅꯪꯅ ꯂꯣꯏꯁꯤꯟꯖꯒꯗꯕ ꯄꯣꯗꯀꯥꯁ ꯇꯥꯕ ꯅꯦꯆꯔꯦꯜ ꯑꯣꯏꯕ ꯄꯣꯠꯁꯤꯡꯗꯣ ꯂꯣꯏ ꯇꯧ ꯑꯗꯨꯀꯥꯟꯗꯀꯣ ꯍꯞꯇꯥ ꯑꯃ ꯃꯇꯨꯡꯗ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯆꯪ ꯇꯥꯔꯁꯨ ꯅꯪꯒꯤ ꯃꯥꯏꯟꯁꯦ ꯀꯥꯝ ꯑꯣꯏꯔꯒ ꯅꯪ ꯈꯜꯂꯛꯀꯅꯤꯕ ꯅꯪ ꯑꯗꯨ ꯊꯦꯡꯀ꯭ꯌꯨ ꯑꯩꯅ ꯅꯨꯃꯤꯠꯇꯨꯗ ꯋꯥ ꯉꯥꯡꯉꯝꯗꯣꯏꯗꯣ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯔꯛꯀꯅꯤ ꯅꯁꯥꯅ ꯑꯩꯅ ꯅꯨꯃꯤꯠꯇꯨꯗ ꯅꯦꯒꯦꯇꯤꯚ ꯑꯣꯏꯕ ꯋꯥ ꯉꯥꯡꯗꯣꯏꯗꯣ ꯈ꯭ꯋꯥꯏ ꯐꯕ ꯑꯣꯏꯔꯝꯃꯦ ꯍꯥꯏꯔꯛꯀꯅꯤ ꯅꯪꯉꯣꯟꯗ ꯈꯪꯕ꯭ꯔꯥ ꯁꯤꯅꯦꯕ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯦ ꯌꯦꯡꯉꯣ ꯑꯩꯈꯣꯏ ꯔꯤꯌꯦꯛꯁꯟ ꯌꯥꯝ ꯅꯦꯒꯦꯇꯤꯞꯇ ꯔꯤꯌꯦꯛꯁꯟ ꯌꯥꯝ ꯊꯨꯕꯅꯦꯕ ꯑꯩꯈꯣꯏꯁꯦ ꯈꯪꯕ꯭ꯔꯥ ꯄꯛ ꯔꯤꯌꯦꯛꯁꯟ ꯄꯤꯕꯅꯦꯕ ꯁꯤ ꯔꯤꯌꯦꯛꯁꯟꯁꯦ ꯀꯟꯇ꯭ꯔꯣꯜ ꯇꯧ ꯁꯤ ꯔꯤꯌꯦꯛꯁꯟꯁꯦ ꯀꯟꯇ꯭ꯔꯣꯜ ꯇꯧ ꯉꯝ ꯇꯥꯔꯗꯤ ꯁꯤ ꯃꯦꯟꯅꯤ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯀ꯭ꯋꯥꯂꯤꯇꯤꯅꯤꯀꯣ ꯍꯥꯏꯕꯗꯤ ꯏꯪꯙꯕ ꯀꯥꯝ ꯗꯥꯎꯟ ꯑꯣꯏꯍꯟꯕꯁꯦ ꯌꯥꯝ ꯗꯔꯀꯥꯔ ꯇꯥꯏꯌꯦꯕ ꯑꯗꯨ ꯃꯇꯝꯗ ꯅꯣꯏ ꯑꯦꯆꯤꯞ ꯇꯧꯕ ꯉꯝꯃꯛꯀꯅꯦꯕ ꯑꯗꯨꯕꯨ ꯑꯜꯄꯦꯁ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯅꯪ ꯅꯦꯒꯦꯇꯤꯚ ꯅꯪ ꯄꯣꯖꯤꯇꯤꯚ ꯃꯇꯝꯗꯨꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯅꯦꯒꯦꯇꯤꯚꯁꯨ ꯑꯗꯨꯝ ꯑꯣꯏꯅꯤ ꯑꯩꯁꯨ ꯅꯦꯒꯦꯇꯤꯚ ꯑꯣꯏ ꯑꯩ 3 days back ꯍꯥꯏꯔꯣꯏ ꯑꯩꯁꯨ ꯅꯦꯒꯦꯇꯤꯚ ꯌꯥꯝ ꯊꯤ ꯆꯥꯎꯕ ꯅꯦꯒꯦꯇꯤꯚ ꯐꯤꯜ ꯇꯧꯕ ꯑꯃ ꯂꯩꯈꯤꯕ ꯕꯠ 3 days ꯑꯩ ꯅꯦꯒꯦꯇꯤꯚ ꯐꯤꯜ ꯇꯧꯕꯗ ꯑꯩ ꯋꯥꯔꯤ ꯁꯥꯟꯅꯗꯦꯕ ꯑꯩ ꯀꯩꯝ ꯍꯥꯏꯗꯦꯕ ꯑꯗꯨ ꯅꯦꯒꯦꯇꯤꯚꯇꯣ ꯑꯩ ꯍꯧꯖꯤꯛ ꯑꯣꯚꯔꯀꯝ ꯇꯧꯔꯛꯑꯦꯕ ꯑꯩ ꯍꯧꯖꯤꯛ ꯐꯅ ꯈꯟꯗꯣꯔꯛꯑꯦꯕ ꯐꯅ ꯈꯜꯂꯦꯕ ꯐꯠꯇꯅ ꯈꯜꯂꯝꯕ ꯄꯣꯠꯇꯣ ꯐꯅ ꯈꯟꯗꯣꯔꯛꯑꯦꯕ ꯑꯩ ꯍꯧꯖꯤꯛ ꯁꯤ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟꯅꯦ ꯐꯠꯇꯅ ꯈꯜꯂꯤ ꯄꯣꯠꯇꯣ ꯐꯅ ꯈꯜꯍꯜꯂꯛꯄ ꯃꯇꯥꯡꯁꯦ ꯌꯧꯔꯛꯄ ꯑꯃ ꯗꯔꯀꯥꯔ ꯇꯥꯏꯌꯦꯕ ꯑꯗꯨꯕꯨꯛꯇ ꯉꯥꯏꯌꯣꯕꯀꯣ ꯁꯥꯎꯅꯤꯡꯉꯦꯅ ꯍꯦꯛꯇ ꯀꯩꯅꯣ ꯐꯣꯟꯒ ꯂꯪꯈꯥꯏꯗꯅ ꯑꯗꯒꯤꯗꯤ ꯌꯨꯝꯗ ꯀꯟ ꯁꯥꯗꯅ ꯑꯗꯒꯤꯗꯤ ꯀꯩꯅꯣꯗ ꯁꯥꯎꯅꯤꯡꯉꯦ ꯏꯃꯥꯟꯅꯕꯗ ꯑꯐꯥꯎ ꯁꯥꯗꯅ ꯇꯧꯒꯅꯣꯕ ꯀꯥꯝ ꯗꯥꯎꯟ ꯅꯪꯒꯤꯗꯃꯛꯇ ꯕꯦꯇꯔ ꯑꯣꯏꯔꯛꯀꯅꯤꯕ ꯑꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯑꯜꯄꯦꯁ ꯑꯩꯅ ꯍꯥꯏꯁꯦ ꯁꯣ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯁꯨ ꯅꯦꯒꯦꯇꯤꯚ ꯑꯣꯏꯔꯁꯨ ꯅꯦꯆꯔꯦꯜꯅꯤ ꯌꯨ ꯀꯦꯅꯣꯠ ꯕꯤ ꯄꯣꯖꯤꯇꯤꯚ ꯑꯣꯜ ꯗ ꯇꯥꯏꯝ ꯑꯩꯒꯤ ꯍꯥꯏꯗꯤ ꯚꯤꯖꯟꯗꯣ ꯀꯃꯥꯏꯅ ꯎꯕ ꯉꯝꯃꯛꯀꯅꯤ ꯍꯥꯏꯗꯤ ꯑꯍꯥꯟꯕ ꯒꯣꯜ ꯁꯦꯠ ꯇꯧꯕꯁꯦ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯅꯪꯅ ꯈ꯭ꯋꯥꯏ ꯄꯥꯝꯖꯕ ꯅꯪ ꯅꯁꯥꯅ ꯃꯤꯠ ꯎꯏꯁꯟꯕ ꯃꯇꯝꯗ ꯁꯤꯒꯤ ꯁꯖꯤꯠ ꯈꯥꯟꯁꯤꯅ ꯑꯩꯅ ꯑꯣꯏꯅꯤꯡꯉꯤꯁꯦ ꯍꯥꯏꯕꯁꯦ ꯂꯩꯕ꯭ꯔꯥ ꯅꯪꯉꯣꯟꯗ ꯁꯤꯒꯤ ꯅꯪ ꯂꯩꯇ ꯇꯥꯔꯁꯨ ꯁꯤꯒꯤ ꯅꯨꯄꯥꯁꯤꯅ ꯇꯧꯔꯤ ꯃꯑꯣꯡꯁꯦ ꯑꯩ ꯇꯧꯅꯤꯡꯉꯦ ꯍꯥꯏꯕ ꯄꯣꯠꯁꯦ ꯁꯝꯊꯤꯡ ꯅꯪꯉꯣꯟꯗ ꯌꯥꯝ ꯊꯤꯅ ꯑꯦꯛꯁꯥꯏꯠꯃꯦꯟ ꯑꯣꯏꯕ ꯌꯥꯝ ꯊꯤꯅ ꯄꯥꯝꯖꯕ ꯌꯥꯝ ꯊꯤꯅ ꯍꯔꯥꯎꯖꯕ ꯄꯣꯠ ꯑꯃ ꯂꯩꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯔꯣ ꯂꯩ ꯑꯗꯨꯗꯤ ꯀꯅꯥꯅꯣ ꯑꯗꯨ ꯍꯥꯏꯔꯣ APJ ꯑꯕꯗꯨꯜ ꯀꯂꯥꯝ APJ ꯑꯕꯗꯨꯜ ꯀꯂꯥꯝ
APJ Abdul Kalam na kay dorami hayo kay kana ba kay thabak dorami kay dorami mangunde nang kay nang ma se nang na ma se nang role model oi se kay gino adai nangunda nang life ta kay impact pi kamai to we have person ta hayo ꯑꯩꯅ ꯃꯥꯏ ꯋꯥꯈꯜꯂꯣꯟꯗꯣ ꯐꯖꯕ ꯏꯟꯗꯤꯌꯥꯒꯤꯗꯃꯛꯇ ꯃꯥꯅ ꯌꯨꯠꯁꯤꯡꯒꯤ ꯑꯗꯒꯤ ꯍꯧꯒꯠꯂꯛꯏꯕ ꯖꯦꯅꯦꯔꯦꯁꯟꯁꯤꯒꯤ ꯃꯥꯅ ꯄ꯭ꯂꯥꯟ ꯃꯌꯥꯝ ꯌꯥꯠꯄꯤꯔꯝꯕ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯇꯧꯕ ꯃꯇꯝꯗ ꯂꯥꯏꯍꯜꯂꯛꯄ ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯊꯥꯛꯇ ꯃꯥꯅ ꯋꯥꯡꯅ ꯊꯝꯕꯤꯔꯝꯕ ꯑꯁꯨꯃꯥꯏꯅꯁꯨ ꯑꯗꯩ ꯃꯥꯅ ꯊꯣꯛꯑꯒ ꯃꯤ ꯑꯉꯥꯡ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯋꯥ ꯉꯥꯡꯕꯤꯔꯒ ꯃꯣꯇꯤꯚꯦꯁꯟ ꯇꯧꯕꯤꯔꯝꯕ ꯑꯗꯨꯒ ꯍꯥꯏꯗꯤ ꯃꯥꯒꯤ ꯆꯝꯖꯕꯗꯣ ꯑꯗꯨꯁꯨ ꯄꯥꯝꯕ ꯑꯩꯅ adu pam ba haibse nana haise adu pam haise nangna ꯑꯩꯁꯨ ꯃꯥ APJ ꯑꯗꯨꯃꯥꯏꯅ ꯊꯣꯛꯑꯒ ꯀꯣꯟꯅ nangna APJ Abdul Kalam je nangna haise APJ Abdul Kalam je nang keno se mana chatliba mana chatlamba lambe du nang chatningi haira natragana nangna mangondagi inspire somewhat mana tawi sumaina aisu tawningi haiba pot ama leira adu hairo ꯃꯥꯅ ꯇꯧꯔꯝꯕ ꯄꯣꯠꯇꯣ ꯑꯩꯁꯨ ꯈꯤꯇꯪ ꯇꯧꯅꯤꯡꯕ ꯍꯥꯏꯗꯤ ꯏꯟꯗꯤꯌꯥꯁꯤꯒꯤ ꯑꯣꯏꯔꯣ ꯅꯣꯔꯠ ꯏꯁꯀꯤ ꯑꯣꯏꯔꯣ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯣ ꯀꯩꯒꯨꯝꯕ ꯈꯔ ꯑꯩꯅ ꯍꯥꯏꯗꯤ ꯑꯩꯅ ꯅꯣꯂꯦꯖ ꯄꯤꯕ ꯉꯝꯕ ꯑꯣꯏꯔꯣ ꯅꯣꯂꯦꯖ ꯄꯤꯕꯤꯔꯝꯕ ꯑꯗꯨꯒꯤ ꯑꯩꯅ ꯇꯥꯟꯖꯕ ꯈꯔꯗꯨ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯔꯝꯕ ꯑꯗꯒꯤ ꯂꯥꯏꯔꯕꯗ ꯑꯣꯏꯔꯣ ꯂꯩꯇ ꯂꯥꯏꯔꯕꯗ ꯑꯣꯏꯔꯣ ꯑꯩꯅ ꯈꯤꯇꯪ ꯇꯣꯏꯁꯨ ꯇꯧꯔꯝꯕꯗꯣ ꯑꯗꯨ ꯃꯥꯒꯤꯗꯨ ꯑꯗꯨ ꯏꯟꯁꯄꯥꯌꯔ ꯑꯣꯏꯅ ꯂꯧꯅꯤꯡꯕ ꯍꯥꯏꯇꯥꯔꯦ adu itardi sengego sengego nang haise nang haije ko na ingonda haije sengmani ko nang je haije e haige aigi goal han share toro ke no itako aigi wari han taw aigi idol kana no haije haike adu matam noi wari se gyan tani goal vision je kai no haije noi ngasi vision puba ngamdriba goal puba ngamdri myam sing je yam tina faza wari mni rake aigi idol je mi ani ne aina yam pamja mi ni lay amadi lay gidre Nipsey Hussle haise maze black American rapper ni adagi entrepreneur ne next Akon ani je aina khwai pamja mi ne kai gino in pami je haike khwai first Nipsey Hussle na toramba se kai torong ge hai matamda ma se yam wana hore ma se moigi hood haiba moigi hood se black American gi hood koi slum gumba koi gi moigi yum lerak taba koi gi huran ba ti torba adumaina hore ma je hora kanda t-shirt yo le ma je t-shirt se lebak makha da tharaga America da Crenshaw haiba jaga si da Crenshaw is LA da ne ko gangster mafam ne ma mafam si da fi tharaga yo le mana mai mayam baga maga police na mu tan ghai amu fubi sumai tor ma je hore hora kanda mana kai dogi ham da mana paisa tungjal la kanda mana music career si da mana semba hore music career je semgal akanda wana mana semgal aka music sta ma je ka mami music so aina ma tai je 2008 9 da ma mami game chalam de adu phau da aina taba hore ma je nips kyam sang na honor age je ko honor akanda ma je khar le kanda magi hoji magi brain cho bom leiba ma legi da TMC na the marathon continues na yam fazo ming ne magi blood ne ko marathon continues ke dogi ham da mana magi business e hawdura kanda mana magi sei de khaga fawba hawjara kanda mana magi clothing brand ma hawdu eba clothing brand je hojiki Crenshaw si da magi jaga si da mana achoba showroom mana thong maya da lepaga leiramba thi thara yolamba min tan thokpira ma do adugi building do mana lekhai reba maga mayam ma to leira kanda chauna hojiki TMC je hangdura kan kai dogi ham tam da mana magi society thabak phangdaba nisha chaba drug chaba mayam sing je mana loin ma kokhatla thabak se piba hawre mana mathang sandura kan man thabak se pi society ke problem solve to hawre adu unfortunately maze masagi mina maze no mai kapa ga hat le maze magi dukan ma no mai kap tho hat ke kai no se jealousy oi be ne ko aduna magi mission je aingon su chui bu ko hadi mana torami se mana magi blood ki dong torami adu aigi blood ki su aina sumain toning bale aina anything ain to mutam da aigi society thau phangdri myam sing je whether clothing brand oisu whether anything ain to build to your business myam sing da moi gi life the problem is solve to ta di aigi sumaina Nipsey Hussle guma mi am oiningi have se that's my goal ne ma je next Akon je aina Akon pami je kayom da Akon gi music ta di magi ai to fan ne but mana mangonai fan oi keno na maji huran bane maji aham ko Lamborghini huran ba gari huran ba dagidi main to le ba mini adubu mana paisa pai khala kan man kai dawi maji US ta leite ma Africa da lai magi lamdam Senegal da lai Senegal da la ma kai dawi ham da Senegal da mana Senegal gi mayam si gi mana hai black American mayam sing je keno da Africa da laktar di US ta gi Africa ne hen chawkhala kani have je mana hai ko kai gino ma je mana Africa je pura build to Akon lighting Africa gi light phang da mayam sing da mana solar light pi ga China da mana chatlaga deal to ga $1 billion kya pi ga si je semgal ine Africa da je light
600 ꯀꯩꯅꯣ ꯃꯐꯝ ꯑꯃꯗ ꯃꯥꯅ ꯂꯥꯏꯠꯁꯦ ꯂꯥꯏꯠ ꯇꯧꯕ ꯍꯧꯔꯛꯑꯕꯅꯦꯕ ꯑꯗꯒꯤꯗꯤ ꯍꯧꯖꯤꯛ ꯑꯦꯀꯣꯟ ꯁꯤꯇꯤ ꯕꯤꯜ ꯇꯧꯔꯛꯏꯕꯀꯣ ꯁꯤ ꯃꯌꯥꯝꯁꯤꯡꯁꯦ ꯀꯩꯅꯣ ꯍꯥꯏ ꯃꯇꯝꯗ ꯃꯥꯅ ꯕ꯭ꯂꯦꯛ ꯑꯐ꯭ꯔꯤꯀꯥꯒꯤ ꯕ꯭ꯂꯦꯛ ꯑꯃ ꯑꯣꯏꯔꯀꯥꯟꯗ ꯃꯥꯅ ꯃꯥꯒꯤ ꯄꯩꯁꯥ ꯇꯥꯜꯂꯛꯄ ꯄꯣꯠꯇꯣ ꯃꯥꯅ ꯑꯃꯨꯛ ꯃꯥꯒꯤ ꯁꯣꯁꯥꯏꯇꯤꯗ ꯁꯦꯝꯒꯠꯂꯛꯏꯅꯦꯕ ꯁꯦꯝ ꯊꯤꯡ ꯑꯩꯉꯣꯟꯗ ꯐꯥꯎꯋꯦꯕ ꯑꯩꯁꯨ ꯃꯥꯒꯨꯝꯕ ꯃꯤ ꯑꯃꯅꯦ ꯌꯥꯝ ꯐꯥꯎꯋꯦꯕ ꯃꯥꯅ ꯑꯣꯟꯂꯤ ꯗꯤꯐ꯭ꯔꯦꯟꯁꯁꯦ ꯀꯩꯅꯣ ꯃꯥꯅ ꯕ꯭ꯂꯦꯛ ꯑꯣꯏꯕ ꯃꯥꯅ ꯑꯐ꯭ꯔꯤꯀꯥꯗ ꯄꯣꯛꯄ ꯃꯥꯅ ꯌꯨ ꯑꯦꯁꯇ ꯆꯠꯈꯤꯕ ꯑꯗꯨꯒ ꯑꯩꯁꯨ ꯉꯥꯏꯔꯦ ꯅꯣꯔꯠ ꯏꯁꯇ ꯄꯣꯛꯄ ꯃꯆꯥ ꯑꯃꯅꯦ ꯑꯩꯁꯨ ꯑꯩꯈꯣꯏꯁꯨ ꯃꯤꯠ ꯈꯨꯕ ꯑꯩꯈꯣꯏꯁꯨ ꯆꯤꯡꯀꯤ ꯑꯣꯏꯕ ꯀꯥꯡꯕꯨ ꯑꯃꯅꯦ ꯑꯩꯈꯣꯏꯁꯨ ꯕꯠ ꯑꯦꯠ ꯗ ꯁꯦꯝ ꯇꯥꯏꯝ ꯑꯩꯅ ꯉꯁꯤ ꯑꯩꯅ ꯃꯥꯗꯧꯅ ꯀꯩꯒꯨꯝꯕ ꯃꯥꯒꯤ ꯕ꯭ꯂꯨ ꯄ꯭ꯔꯤꯟꯁꯦ ꯆꯠꯂꯒ ꯀꯩꯒꯨꯝꯕ ꯑꯩꯅꯁꯨ ꯑꯩꯒꯤ ꯁꯣꯁꯥꯏꯇꯤꯗ ꯃꯇꯦꯡ ꯄꯥꯡꯕ ꯉꯝ ꯇꯥꯔꯗꯤ ꯁꯝꯊꯤꯡ ꯂꯥꯏꯇꯤꯡ ꯑꯣꯏꯇꯥꯔꯁꯨ ꯌꯨꯝ ꯁꯥꯕꯤꯕ ꯑꯣꯏꯇꯥꯔꯁꯨ ꯑꯦꯅꯤꯊꯤꯡ ꯑꯩꯅ ꯇꯧꯕ ꯉꯝ ꯇꯥꯔꯗꯤ ꯑꯩꯒꯤ ꯂꯥꯏꯐꯇꯁꯨ ꯌꯥꯝꯅ ꯕ꯭ꯂꯦꯁꯤꯡ ꯐꯪꯅꯤ ꯃꯥꯗꯧꯅ ꯇꯧꯅꯤꯡꯉꯦ ꯍꯥꯏꯕꯁꯦ ꯑꯩꯉꯣꯟꯗ ꯐꯥꯎꯋꯦꯕꯀꯣ ꯁꯝꯗꯦ ꯑꯩꯒꯤ ꯏꯁꯥꯕꯨꯛꯇ ꯑꯩ ꯏꯁꯥꯅ ꯍꯣꯞ ꯇꯧꯔ ꯊꯝꯃꯦ ꯋꯥꯟ ꯗꯦ ꯑꯥꯏ ꯋꯤꯜ ꯃꯤꯠ ꯌꯨ ꯍꯥꯏꯕ ꯄꯣꯠꯁꯦ ꯑꯩꯅ ꯁꯤꯕꯨꯛꯇ ꯑꯩ ꯈꯜꯂꯦꯕꯀꯣ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯁꯤ ꯑꯩꯒꯤ ꯑꯥꯏꯗꯣꯜꯅꯦꯕ ꯑꯩꯅ ꯈꯟꯖꯕꯀꯣ ꯃꯣꯏꯗ ꯋꯔꯁꯤꯞ ꯇꯧꯕ ꯅꯠꯇꯦ ꯕꯠ ꯃꯣꯏꯅ ꯇꯧꯔꯤꯕ ꯄꯣꯠꯇꯣ ꯑꯩ ꯏꯟꯁꯄꯤꯔꯦꯁꯟ ꯐꯪꯉꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯔꯤꯁꯦ ꯁꯖꯤꯠ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯔꯤꯁꯦ ꯄꯣꯠꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯈꯟꯕ ꯅꯪꯒꯤ ꯃꯣꯏꯗꯒꯤ ꯂꯨꯛꯑꯞ ꯇꯧꯔꯛꯄ ꯃꯇꯝꯗ ꯁꯄꯣꯁ ꯑꯦ ꯄꯤ ꯖꯦ ꯑꯕꯗꯨꯜ ꯀꯂꯥꯝꯅ ꯇꯧꯔꯤꯕ ꯄꯣꯠꯁꯦ ꯁꯤꯁꯦ ꯆꯞ ꯃꯥꯟꯅꯗ ꯇꯥꯔꯁꯨ ꯅꯪꯅ ꯃꯥꯅ ꯇꯧꯔꯤꯕ ꯄꯣꯠꯇꯣ ꯄꯥꯝ ꯇꯥꯔꯗꯤ ꯀꯃꯥꯏꯅ ꯅꯪꯒꯤ ꯚꯤꯖꯟꯁꯦ ꯑꯩꯅ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯃꯇꯝꯗ ꯀꯃꯥꯏꯅ ꯑꯩꯅ ꯄꯥꯡꯕ ꯉꯝꯗꯣꯏꯁꯦ ꯑꯩꯅ ꯀꯩꯗꯧꯔꯒꯗꯤ ꯄꯥꯡꯒꯗꯒꯦ ꯍꯥꯏꯕꯁꯤꯅ ꯑꯩꯅ ꯈ꯭ꯋꯥꯏ ꯑꯦꯛꯁꯥꯏꯠꯃꯦꯟ ꯑꯣꯏꯕ ꯄꯣꯠꯁꯦ ꯀꯩꯅꯣ ꯍꯥꯏꯕꯅꯦ ꯍꯥꯎ ꯀꯦꯟ ꯌꯨ ꯍꯦꯜꯞ ꯑꯗꯔꯁ ꯁꯤꯁꯤꯅꯦ ꯑꯩꯅ ꯁꯤꯁꯦ ꯇꯧ ꯇꯥꯔꯗꯤ ꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯁꯣꯜꯕ ꯇꯧ ꯇꯥꯔꯗꯤ ꯑꯩ it's a kind of blessing to me ꯍꯥꯏꯕ ꯄꯣꯠꯇꯣ ꯅꯉꯣꯟꯗ ꯂꯥꯛꯀꯅꯤ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯑꯩꯅꯗꯤ ꯍꯥꯏꯕ ꯉꯝꯃꯣꯏꯕ ꯅꯪꯒꯤ ꯒꯣꯜꯁꯦ ꯀꯩꯅꯣ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯒꯣꯜ ꯃꯅꯨꯡꯗ ꯐꯥꯎꯔꯤꯕ ꯄꯣꯠꯁꯤꯗꯤ ꯑꯩꯅ ꯐꯥꯎꯖꯕꯅꯦ ꯅꯪꯅ ꯅꯁꯥ ꯐꯥꯎꯒꯗꯕꯅꯦꯕ ꯍꯥꯏꯕꯗꯤ ꯑꯦꯚ꯭ꯔꯤꯗꯦ ꯅꯪꯅ ꯇꯨꯝ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ this is what I want this is who I want ꯍꯥꯏꯕ ꯄꯣꯠꯇꯣ ꯅꯪꯉꯣꯟꯗ ꯑꯗꯨꯝ ꯐꯥꯎꯒꯅꯤꯕꯀꯣ ꯑꯗꯨ ꯄꯣꯠꯇꯣ ꯐꯥꯎꯔꯛꯄ ꯃꯇꯝꯗꯗꯤ ꯅꯪ ꯀꯅꯥꯝꯇꯅ ꯅꯪꯉꯣꯟꯗ ꯅꯪꯁꯦ ꯑꯟꯁꯇꯣꯄꯦꯕꯜꯅꯦ ꯅꯪꯅ ꯑꯣꯏꯗꯣꯏꯁꯦ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯑꯩꯅ ꯍꯥꯏꯁꯦ ꯇꯥꯏ ꯑꯗꯨꯅ ꯅꯪꯅ ꯂꯨꯛꯑꯞ ꯇꯧꯔꯤꯕ ꯃꯤꯁꯤꯒꯤ ꯀ꯭ꯂꯣꯖꯁꯦ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯃꯥꯅ ꯇꯧꯔꯝꯃꯤꯁꯦ ꯀꯩꯅꯣ ꯃꯥꯅ ꯇꯧꯔꯝꯃꯤꯁꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯦ ꯀꯅꯥꯝꯇꯅ ꯑꯩꯈꯣꯏ ꯏꯁꯣꯔ ꯅꯠꯇꯦꯀꯣ ꯃꯤ ꯑꯃꯃꯝꯗꯤ ꯑꯃꯗꯒꯤ ꯂꯣꯏ ꯏꯟꯁꯄꯤꯔꯦꯁꯟ ꯂꯧꯔ ꯂꯣꯏ ꯂꯥꯛꯄ ꯉꯥꯛꯇꯅꯦ ꯑꯩꯈꯣꯏꯅ ꯗꯤꯐ꯭ꯔꯦꯟ ꯋꯦꯗ ꯀ꯭रिꯌꯦꯇꯤቭ ꯁꯤꯖꯤꯟꯅꯔꯒ ꯑꯩꯈꯣꯏꯅ ꯇꯣꯉꯥꯟꯅ ꯂꯣꯏ ꯇꯧꯔꯛꯄ ꯉꯥꯛꯇꯅꯦꯕ ꯅꯤꯞꯁꯤ ꯍꯖꯜꯁꯨ ꯉꯥꯏꯔꯦ ꯃꯥꯁꯨ ꯃꯥꯒꯤ ꯏꯟꯁꯄꯤꯔꯦꯁꯟ ꯑꯃ ꯂꯩꯖꯔꯝꯒꯅꯤ ꯑꯦꯀꯣꯟꯁꯨ ꯉꯥꯏꯔꯦ ꯃꯥꯅ ꯂꯨꯛꯑꯞ ꯇꯧꯕ ꯃꯤ ꯑꯃ ꯂꯩꯖꯔꯝꯒꯅꯤ ꯑꯩꯅ ꯃꯉꯣꯟꯗ ꯂꯨꯛꯑꯞ ꯇꯧꯔꯤ ꯁꯨꯃꯥꯏꯅ ꯆꯞ ꯃꯥꯟꯅꯅ ꯑꯩꯈꯣꯏꯁꯦ ꯏꯟꯁꯄꯤꯔꯦꯁꯟ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯂꯛꯏꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯅꯪꯅ ꯏꯟꯁꯄꯤꯔꯦꯁꯟ ꯆꯠꯂꯛꯏ ꯄꯣꯠꯇꯨꯗ ꯃꯥꯅ ꯁꯨꯃꯥꯏꯅ ꯇꯧꯔꯤ ꯄꯣꯠꯁꯦ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯅꯤꯡꯉꯦ ꯍꯥꯏꯕ ꯄꯣꯠꯇꯨ ꯊꯤꯗꯣꯛꯑꯣ ꯑꯗꯨ ꯊꯤꯔꯀꯥꯟꯗ ꯌꯦꯁ ꯁꯤꯒꯤ ꯄꯣꯠꯁꯤꯗ ꯁꯄꯣꯁ ꯅꯪꯅ ꯍꯥꯏꯌꯦꯕ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯅꯤꯡꯉꯤꯁꯦ ꯃꯤꯒꯤ ꯀꯔꯤꯒꯨꯝꯕ ꯍꯧꯖꯤꯛ ꯁꯄꯣꯁ ꯀ꯭ꯂꯣꯇꯤꯡꯗ ꯑꯣꯏꯔꯦꯕ ꯑꯩꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯅꯣꯔꯠ ꯏꯁꯀꯤ ꯁꯨꯁꯇ ꯅꯣꯔꯠ ꯏꯁꯀꯤ ꯏꯁꯥꯒꯤ ꯑꯣꯏꯕ ꯕ꯭ꯔꯦꯟꯒꯤ ꯁꯨꯁ ꯑꯃ ꯄꯨꯊꯣꯛꯀꯦ ꯑꯗꯨ ꯍꯥꯟꯅ ꯃꯌꯥꯝꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯁꯣꯜꯕ ꯇꯧꯒꯦ ꯃꯄꯥꯟꯗꯒꯤ ꯂꯩꯔꯤꯕ ꯃꯌꯥꯝꯅ ꯃꯄꯥꯟꯗꯒꯤ ꯅꯥꯏꯀꯤ ꯑꯦꯗꯤꯗꯥꯁ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯑꯣꯔ ꯑꯗꯒꯤꯗꯤ ꯀꯩꯅꯣꯒꯤ ꯑꯇꯥꯡꯕ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯁꯦ ꯄꯨꯊꯣꯔꯛꯑꯒ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯁꯇꯤꯛ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡ ꯐꯠꯇꯕ ꯃꯌꯥꯝꯁꯤꯡꯁꯤꯅ ꯁꯥꯔꯒ ꯈꯣꯡ ꯑꯅꯥꯟꯕ ꯑꯃ ꯄꯨꯊꯣꯛꯑꯒ ꯁꯤꯁꯤꯅ ꯃꯌꯥꯝꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯁꯣꯜꯕ ꯇꯧꯒꯦ ꯗꯤꯁ ꯏꯁ ꯑꯣꯜꯁꯣ ꯑ ꯃꯤꯁꯟ ꯗꯤꯁ ꯏꯁ ꯑꯣꯜꯁꯣ ꯑ ꯒꯣꯜ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯒꯣꯜ ꯑꯃ ꯂꯩꯔꯛꯀꯗꯕꯅꯦꯕ ꯑꯗꯨ ꯒꯣꯜꯗꯣ ꯂꯩꯔꯛꯑꯀꯥꯟꯗ ꯅꯪ ꯑꯦꯛꯁꯥꯏꯇꯦड ꯑꯣꯏꯔꯛꯀꯅꯤꯕ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯑꯩ ꯍꯥꯏꯁꯦ ꯇꯥꯏ ꯇꯥꯏ ꯑꯗꯨꯒꯤ ꯃꯤꯁꯟꯗꯣ ꯌꯥꯝ ꯗꯔꯀꯥꯔ ꯂꯩ ꯑꯗꯨꯗꯤ ꯑꯩꯅ ꯍꯥꯏꯕ ꯉꯝꯃꯣꯏꯕ ꯅꯪꯒꯤ ꯏ ꯃꯅꯨꯡꯗ ꯌꯥꯎꯒꯗꯕꯅꯦꯕ ꯅꯪꯒꯤ ꯏ ꯃꯅꯨꯡꯗ ꯅꯪꯒꯤ ꯕ꯭ꯂꯠꯇ ꯅꯪꯅ ꯐꯥꯎꯒꯗꯕꯅꯦꯕ this is what I want to do ꯀꯥꯏꯕ ꯉꯝꯃꯣꯏꯗꯕ ꯑꯟꯕ꯭ꯔꯦꯀꯦꯕꯜ ꯑꯣꯏꯒꯗꯕ ꯃꯥꯏꯟ ꯁꯦꯠꯁꯦ ꯑꯟꯕ꯭ꯔꯦꯀꯦꯕꯜ ꯑꯣꯏꯒꯗꯕ ꯊꯨꯒꯥꯏꯕ ꯉꯝꯃꯣꯏꯗꯕ ꯃꯤꯅ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯐꯅ ꯍꯥꯏꯖꯅꯨꯀꯣ ꯑꯩ ꯁꯤꯗ꯭ꯔꯤꯐꯥꯎꯗꯤ ꯁꯤꯈ꯭ꯔꯗꯤ ꯈꯪꯗꯦ ꯁꯤꯗ꯭ꯔꯤꯐꯥꯎꯗꯤ ꯃꯤꯅ ꯑꯩꯉꯣꯟꯗ ꯐꯅ ꯍꯥꯏꯔꯁꯨ ꯑꯩꯒꯤ ꯃꯥꯏꯟ ꯁꯦꯠꯇꯤ ꯊꯨꯒꯥꯏꯕꯁꯨ ꯉꯝꯃꯣꯏ ꯑꯩ ꯅꯣꯡꯃꯗꯤ ꯍꯣꯏ ꯁꯣꯟꯊꯕ ꯌꯥꯏ ꯑꯗꯨꯕꯨ ꯊꯨꯒꯥꯏꯕꯗꯤ ꯁꯨꯡ ꯉꯝꯃꯣꯏꯕ that's the mission ꯒ꯭ꯌꯥꯟ ꯇꯥꯔꯕ hope it helps ꯇꯥꯔꯦ ꯇꯥꯔꯦ ꯍꯦꯜꯞ ꯇꯧꯕ꯭ꯔꯣ ꯇꯧꯗꯕ꯭ꯔꯣ ꯍꯧꯖꯤꯛꯀꯤ ꯑꯟꯁꯔꯗꯣ ꯍꯦꯜꯞ ꯇꯧꯕ꯭ꯔꯣ ꯇꯧꯗꯕ꯭ꯔꯣ ꯃꯌꯥꯝ ꯇꯧꯋꯤ ꯇꯧꯋꯤ ꯇꯧꯋꯦ but ꯀꯅꯥꯅꯣ ꯉꯁꯥꯏ businesses ꯀꯩ ꯀꯣꯏꯁꯟꯅꯣ businesses ꯀꯩꯅꯣ ꯀꯦꯕ ꯍꯥꯏꯁꯤꯕꯣ ꯕꯤꯖꯤꯅꯦꯁꯀꯤ ꯑꯥꯏꯗꯤꯌꯥ ꯑꯃꯁꯦ ꯁꯤꯁꯇꯦꯝ ꯁꯦꯝꯕ ꯌꯥꯕ ꯕꯤꯖꯤꯅꯦꯁꯅꯤ ꯅꯠꯇ꯭ꯔꯒ ꯌꯥꯗꯕ ꯕꯤꯖꯤꯅꯦꯁꯁꯦ ꯀꯃꯥꯏꯅ ꯇꯧꯔꯒ ꯈꯪꯗꯣꯏꯅꯣ ꯃꯥꯡꯖꯧꯅꯅ ꯈꯪꯍꯧꯔꯗꯤ ꯁ꯭ꯀꯦꯂꯦꯕꯜ ꯑꯣꯏꯕ ꯕꯤꯖꯤꯅꯦꯁ ꯍꯥꯏꯕꯗꯤ ꯁꯄꯣꯁ ꯒ꯭ꯔꯣꯁꯔꯤ ꯍꯥꯡꯉꯦ ꯆꯦꯡ ꯌꯣꯜꯂꯦ ꯍꯋꯥꯏ ꯌꯣꯜꯂꯦ ꯑꯗꯒꯤꯗꯤ ꯑꯃꯅ ꯀꯩꯅꯣ ꯇꯧꯔꯦ ꯃꯁꯥꯒꯤ ꯀ꯭ꯂꯣꯊꯤꯡ ꯕ꯭ꯔꯦꯟ ꯄꯨꯊꯣꯛꯑꯦ ꯑꯅꯤꯁꯦ ꯁꯤꯁꯇꯦꯝ ꯁꯦꯝꯕꯁꯦ ꯁ꯭ꯀꯦꯂꯦꯕꯜ ꯑꯣꯏꯕꯁꯦ ꯀꯔꯝꯕꯅ ꯑꯣꯏ ꯑꯅꯤꯁꯦ ꯀꯔꯝꯕꯅ ꯑꯣꯏ ꯍꯥꯏꯕꯗꯤ ꯁꯤꯁꯤꯅ ꯍꯌꯦꯡ ꯇꯞ ꯇꯥꯔꯁꯨ ꯒ꯭ꯔꯣꯁꯔꯤꯗꯤ ꯉꯥꯛꯇꯪ ꯖꯔ ꯄꯩꯁꯥ ꯇꯥꯟꯅꯤꯕ ꯈꯔꯗꯤ ꯀ꯭ꯂꯣꯊꯤꯡ ꯕ꯭ꯔꯦꯟꯁꯦ ꯇꯥꯟꯗꯕ ꯑꯗꯨꯕꯨ ꯂꯣꯡ ꯇꯔꯝꯗ ꯑꯅꯤꯁꯦ ꯀꯔꯝꯕꯅ ꯍꯦꯟꯅ ꯒ꯭ꯔꯣꯠ ꯍꯦꯟꯒꯠꯂꯤ ꯀꯔꯝꯕꯅ ꯍꯦꯟꯅ ꯄꯥꯋꯔꯐꯨꯜ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯦ
ꯈꯪꯕ꯭ꯔꯥ ꯈꯪꯗꯕ꯭ꯔꯥ ꯍꯣꯏ ꯈꯪ ꯑꯝꯇ ꯍꯥꯏꯔꯛꯎꯅꯦ ꯀꯔꯝꯕꯅ ꯄꯥꯋꯔꯐꯨꯜ ꯑꯣꯏꯒꯗꯒꯦ ꯀ꯭ꯂꯣꯊꯤꯡ ꯕ꯭ꯔꯦꯟꯗꯨꯅ ꯍꯦꯜꯂꯛꯀꯅꯤ ꯑꯗꯨꯅꯤ ꯑꯗꯨ ꯈꯪꯉꯣ ꯑꯗꯨ ꯇꯥꯔꯗꯤ ꯁꯤꯁꯇꯦꯝ ꯍꯥꯏꯕꯁꯦ ꯅꯪ ꯅꯁꯥꯅ ꯍꯣꯠꯂꯣ ꯑꯩꯅ ꯍꯥꯏꯒꯗꯕ ꯅꯠꯇꯦꯕ ꯇꯧꯗꯣꯔꯤꯕ ꯕꯤꯖꯤꯅꯦꯁꯁꯦ ꯁꯄꯣꯁ ꯂꯦꯟꯁꯀꯥꯔꯠꯅ ꯑꯅꯣꯞ ꯄꯨꯊꯣꯔꯛꯑꯦꯕ ꯑꯅꯣꯞ ꯄꯨꯊꯣꯛꯄꯁꯦ ꯃꯥꯒꯤ ꯁ꯭ꯀꯦꯜ ꯂꯦꯚꯦꯜꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡꯉꯦ ꯀꯩꯅꯣ ꯃꯇꯝꯗ ꯃꯥꯅ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯑꯅꯣꯞꯁꯦ ꯍꯣꯡꯅ ꯄꯨꯊꯣꯔꯛꯑꯀꯥꯟꯗ ꯃꯥꯏ ꯁ꯭ꯄꯦꯛꯁꯦ ꯍꯣꯡꯅ ꯄꯨꯊꯣꯔꯛꯑꯀꯥꯟꯗ ꯃꯊꯪ ꯃꯤ ꯂꯩꯅꯕ ꯕ꯭ꯔꯥꯟꯁꯦ ꯍꯥꯡꯗꯣꯔꯛꯑꯦ ꯑꯣꯟꯂꯥꯏꯟꯗ ꯄꯨꯁꯜꯂꯦ ꯁꯤ ꯁ꯭ꯀꯦꯜ ꯂꯦꯚꯦꯜꯅꯦ ꯁꯤꯁꯇꯦꯝ ꯁꯦꯝꯕ ꯌꯥꯔꯛꯏꯅꯦꯕ ꯑꯗꯣ ꯒ꯭ꯔꯣꯁꯔꯤꯗꯣ ꯆꯦꯡꯒ ꯍꯋꯥꯏꯒꯗꯣ ꯑꯩꯅ ꯃꯅꯤꯄꯨꯔꯗ ꯍꯥꯡꯉꯒ ꯇꯥꯃꯤꯜ ꯅꯥꯗꯨꯗꯁꯨ ꯗꯦꯂꯤꯚꯔ ꯇꯧꯅꯤ ꯍꯥꯏꯕꯗꯨꯗꯤ ꯁꯣꯏꯕ ꯑꯃ ꯂꯩꯅ ꯑꯗꯨꯗꯤ ꯁꯤꯁꯇꯦꯝ ꯁꯦꯝꯕ ꯌꯥꯕ ꯄꯣꯠ ꯅꯠꯇꯦꯕ ꯑꯗꯨꯗꯤ ꯆꯨꯝꯕ꯭ꯔꯥ ꯂꯥꯟꯕ꯭ꯔꯥ ꯑꯩ ꯍꯥꯏꯁꯦ ꯁꯤ ꯀꯣꯃꯟ ꯁꯦꯟꯁꯅꯦꯕ ꯌꯥꯗꯦꯀꯣ ꯇꯥꯃꯤꯜ ꯅꯥꯗꯨꯁꯨ ꯍꯋꯥꯏ ꯍꯥꯡꯕ ꯂꯩ ꯑꯗꯒꯤꯗꯤ ꯀꯩꯅꯣ ꯍꯥꯡꯕ ꯑꯗꯨꯕꯨ ꯂꯦꯟꯁꯀꯥꯔꯠ ꯍꯥꯏꯁꯦ ꯇꯥꯃꯤꯜ ꯅꯥꯗꯨꯗꯁꯨ ꯁ꯭ꯄꯦꯛ ꯌꯣꯟꯕ ꯃꯤ ꯂꯩ ꯑꯗꯒꯤꯗꯤ ꯁꯟꯒ꯭ꯂꯥꯁ ꯌꯣꯟꯕ ꯃꯤ ꯂꯣꯏ ꯂꯩꯌꯦꯕ ꯕꯠ ꯂꯦꯟꯁꯀꯥꯔꯠ ꯑꯅ ꯃꯥꯅ ꯕ꯭ꯔꯦꯟ ꯐꯣꯔꯝ ꯇꯧꯕꯁꯦ ꯀꯩꯅꯣ ꯃꯇꯝꯗ ꯂꯦꯟꯁꯀꯥꯔꯠꯀꯤꯅꯦ ꯍꯥꯏ ꯇꯥꯔꯗꯤ ꯇꯥꯃꯤꯜ ꯅꯥꯗꯨꯗ ꯂꯥꯛꯄꯁꯨ ꯃꯨꯝꯕꯥꯏꯗ ꯂꯥꯛꯄꯁꯨ ꯀꯩꯝ ꯀꯥꯏꯕ ꯂꯩꯇꯦ ꯍꯥꯏꯅꯦꯕ ꯑꯗꯨ ꯁ꯭ꯀꯦꯜ ꯂꯦꯚꯦꯜꯅꯦ ꯕ꯭ꯔꯦꯟ ꯁꯦꯝꯃꯛꯑꯀꯥꯟꯗ ꯁꯤꯗꯤ ꯂꯦꯟꯁꯀꯥꯔꯠꯀꯤꯅꯦ ꯑꯩ ꯂꯩꯒꯦ ꯍꯥꯏꯅꯦꯕ ꯁꯣ ꯗꯤꯁ ꯏज ꯁ꯭ꯀꯦꯜ ꯂꯦꯚꯦꯜ ꯁꯨꯃꯥꯏꯅ ꯅꯪ ꯈꯪꯉꯣ ꯅꯪꯒꯤ ꯕ꯭ꯔꯦꯟꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯪꯉꯣꯕꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯅꯪꯒꯤ ꯁꯄꯣꯁ ꯍꯋꯥꯏꯗꯨꯁꯨ ꯀꯩꯝ ꯀꯥꯏꯕ ꯂꯩꯇꯦꯕ ꯅꯪꯅ ꯒ꯭ꯔꯣꯁꯔꯤꯗ ꯍꯋꯥꯏ ꯄꯨꯊꯣꯛ ꯇꯥꯔꯁꯨ ꯍꯋꯥꯏꯗꯨꯁꯨ ꯅꯪꯒꯤ ꯕ꯭ꯔꯦꯟ ꯁꯦꯝꯃꯒ ꯅꯪꯅ ꯐꯦꯛꯇꯔꯤ ꯄꯨꯊꯣꯔꯛ ꯇꯥꯔꯗꯤ ꯑꯗꯨꯁꯨ ꯃꯨꯝꯕꯥꯏꯗ ꯌꯧꯕ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯇꯦꯕ ꯗꯦꯜꯂꯤꯗ ꯌꯧꯕ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯇꯦꯕ ꯅꯣꯔꯠ ꯏꯁꯇ ꯌꯧꯕ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯇꯦ ꯋꯦꯁ ꯕꯦꯡꯒꯣꯜꯗ ꯌꯧꯕ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯇꯦꯕ ꯑꯗꯨꯗꯤ ꯅꯪꯒꯤ ꯀꯦꯄꯥꯁꯤꯇꯤꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯦꯝꯃꯛꯏꯕ ꯕꯤꯖꯤꯅꯦꯁꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯛꯑꯅꯤꯕ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯑꯩ ꯍꯥꯏꯁꯦ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯣ ꯇꯥꯏ ꯁꯥꯔ ꯀꯣꯃꯟ ꯁꯦꯟꯁꯅꯦ ꯑꯗꯨꯗꯤ ꯀꯣꯃꯟ ꯁꯦꯟꯁꯇꯣ ꯈꯪꯉꯣꯕꯀꯣ ꯍꯥꯏꯗꯤ ꯁ꯭ꯀꯦꯂꯦꯕꯜ ꯑꯣꯏꯕ ꯌꯥꯕ ꯄꯣꯠꯁꯦ ꯁꯤ ꯌꯥꯕ꯭ꯔꯥ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯕ ꯄꯣꯠꯇꯨꯅꯦ ꯑꯗꯣ ꯅꯣꯏꯗ ꯑꯃꯨꯛ ꯍꯥꯏꯔꯛꯀꯗꯣꯏꯁꯦ ꯑꯩꯅ ꯂꯣꯏꯔꯛꯄꯗ ꯋꯥ ꯑꯃ ꯍꯥꯏꯔꯝꯒꯦꯕ ꯃꯤꯅ ꯈꯪꯗꯕ ꯌꯥꯝ ꯂꯩꯌꯦꯕꯀꯣ ꯁꯄꯣꯁ ꯑꯩꯅ ꯄ꯭ꯔꯗꯛ ꯑꯃ ꯄꯨꯊꯣꯛꯑꯦꯕ ꯋꯥꯟ ꯄ꯭ꯔꯗꯛꯁꯤꯗ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯑꯦꯚꯔꯦꯖꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯁꯣꯜꯕ ꯇꯧꯔꯦꯕ ꯁꯦ ꯁꯝꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯅ ꯁꯤ ꯁꯣꯜꯠ ꯁ꯭ꯄ꯭ꯔꯦ ꯑꯃ ꯄꯨꯊꯣꯛꯑꯦ ꯍꯥꯏꯔꯁꯦ ꯁꯤ ꯁꯣꯜꯠ ꯁ꯭ꯄ꯭ꯔꯦꯁꯦ ꯁꯝꯒꯤꯅꯦꯕ ꯁꯝꯗ ꯑꯩꯈꯣꯏꯒꯤ ꯚꯣꯂꯨꯝ ꯌꯥꯎꯅꯕ ꯑꯦꯛꯖꯥꯝꯄꯜꯅꯦ ꯑꯩꯅ ꯄꯤꯔꯤꯁꯦꯀꯣ ꯑꯩ ꯃꯥꯡꯗ ꯂꯩꯕ ꯑꯩꯅ ꯄꯤꯔꯛꯏ ꯍꯥꯏꯔꯤꯁꯦ ꯑꯗꯨ ꯄꯨꯊꯣꯛꯄ ꯃꯇꯝꯗꯨꯗ ꯄ꯭ꯔꯗꯛ ꯑꯃꯈꯛꯇꯅꯦ ꯅꯪ ꯄꯨꯊꯣꯛꯏꯁꯦ ꯅꯪ ꯈꯟꯕ ꯌꯥꯏꯕ ꯄ꯭ꯔꯗꯛ ꯑꯃꯈꯛ ꯄꯨꯊꯣꯛꯑ ꯀꯩ ꯄꯩꯁꯥ ꯄꯥꯏꯗꯣꯏꯅꯣ ꯈꯟꯕ ꯌꯥꯏꯕ ꯑꯗꯨ ꯈ꯭ꯋꯥꯏꯗꯒꯤ ꯁꯣꯏꯕ ꯋꯥꯈꯜꯅꯦꯕ ꯑꯩ ꯍꯥꯏꯗꯣꯏꯁꯦ ꯄ꯭ꯔꯗꯛ ꯑꯃꯈꯛ ꯄꯨꯊꯣꯛꯑꯒ ꯍꯧꯖꯤꯛꯇꯤ ꯑꯣꯟꯂꯥꯏꯟ ꯃꯇꯝꯅꯦꯕ ꯁꯤꯒꯤ ꯄ꯭ꯔꯗꯛꯁꯤꯗ ꯅꯪꯅ ꯐꯖꯅ ꯏꯟꯚꯦꯁꯠ ꯇꯧꯔꯒ ꯐꯖꯅ ꯀꯣꯛ ꯊꯥꯗꯔꯒ ꯁꯤꯗꯩꯁꯤꯗ ꯅꯪꯅ ꯑꯦꯅꯔꯖꯤ ꯐꯟ ꯊꯥꯗꯈꯤꯕ ꯃꯇꯝꯗ ꯁꯤꯒꯤ ꯄ꯭ꯔꯗꯛꯁꯤꯅ ꯅꯪꯒꯤ ꯂꯥꯏꯐ ꯆꯦꯟꯖ ꯇꯧꯕ ꯌꯥꯗꯦ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯂꯩꯇꯦꯕ ꯁꯤꯒꯤ ꯄ꯭ꯔꯗꯛꯁꯤꯅ ꯊꯥꯎꯖꯟꯁ ꯑꯣꯐ ꯊꯥꯎꯖꯟꯁ ꯑꯣꯐ ꯁꯦꯜꯁ ꯇꯧꯔꯛ ꯇꯥꯔꯗꯤ ꯅꯪ ꯀꯩꯗꯧꯕꯩ ꯒ꯭ꯔꯣ ꯇꯧꯔꯣꯏꯗꯣꯏꯅꯣ ꯅꯪꯒꯤ ꯀꯦꯄꯥꯁꯤꯇꯤ ꯅꯪꯒꯤ ꯃꯥꯔꯀꯦꯇꯤꯡ ꯅꯪꯒꯤ ꯑꯦꯗꯚꯔꯇꯤꯁꯃꯦꯟ ꯅꯪꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕꯒꯤ ꯃꯤ ꯂꯣꯏꯅꯕ ꯍꯩꯕꯒꯤ ꯇꯦꯛꯅꯤꯀꯦꯜ ꯁ꯭ꯀꯤꯜ ꯁꯤꯖꯤꯟꯅꯕꯒꯤ ꯃꯥꯏꯟꯁꯦꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯂꯣꯏ ꯂꯥꯛꯀꯅꯤ ꯋꯥꯟ ꯄ꯭ꯔꯗꯛ ꯀꯦꯟ ꯆꯦꯟꯖ ꯌꯣꯔ ꯂꯥꯏꯐ ꯑꯗꯨ ꯑꯣꯏ ꯇꯥꯔꯗꯤ ꯑꯦꯃꯥꯖꯣꯟꯒ ꯃꯤꯟꯇ꯭ꯔꯒ ꯃꯇꯧ ꯇꯝꯅꯕ ꯍꯣꯠꯅꯒꯅꯨ ꯏꯚꯟ ꯋꯥꯟ ꯄ꯭ꯔꯗꯛꯅꯁꯨ ꯅꯪꯒꯤ ꯂꯥꯏꯐꯁꯦ ꯆꯦꯟꯖ ꯇꯧꯕ ꯌꯥꯏ ꯍꯥꯏ ꯇꯥꯔꯗꯤ ꯋꯥꯟ ꯄ꯭ꯔꯗꯛꯇ ꯐꯣꯀꯁ ꯇꯧꯕ ꯌꯥꯏ ꯑꯗꯨ ꯋꯥꯟ ꯄ꯭ꯔꯗꯛꯇꯨꯗ ꯑꯦꯅꯔꯖꯤ ꯊꯥꯗꯣꯛ ꯃꯤꯒꯤ ꯁꯝꯒꯤ ꯄꯤꯔꯒ ꯃꯤꯒꯤ ꯁꯝꯒ ꯄꯨꯛꯍꯦꯟ ꯍꯦꯟꯅ ꯄꯤꯔꯨꯗꯤ ꯇꯣꯛꯑꯦ ꯅꯪ ꯄꯨꯂꯤꯁꯅ ꯐꯥ ꯂꯥꯛꯑꯦ ꯑꯗꯨꯝ ꯍꯌꯦꯡ ꯅꯪ ꯖꯦꯜ ꯆꯪꯉꯦ ꯑꯗꯨꯝ ꯑꯗꯨ ꯂꯣꯏꯔꯦ ꯅꯪꯒꯤ ꯕꯤꯖꯤꯅꯦꯁꯁꯨ ꯂꯣꯏꯔꯦ ꯅꯪꯁꯨ ꯐꯣꯔꯁꯥ ꯆꯠꯂꯦ ꯂꯣꯏꯔꯦ ꯑꯗꯨꯝꯅ ꯑꯗꯣ ꯐꯖꯅ ꯑꯦꯅꯔꯖꯤ ꯊꯥꯗꯔꯒ ꯃꯤꯒꯤ ꯁꯝꯗ ꯐꯒꯠꯂꯛꯄ ꯂꯩ ꯇꯥꯔꯗꯤ ꯀꯩꯅꯣ ꯏꯟꯐ꯭ꯂꯨꯑꯦꯟꯁꯔ ꯄꯩꯒꯩ ꯂꯩꯔꯦ ꯑꯃꯃꯝ ꯊꯥꯖꯤꯜꯂꯣ ꯃꯣꯏꯒꯤ ꯑꯣꯗꯤꯌꯦꯟꯁ ꯃꯌꯥꯝꯅ ꯂꯣꯏ ꯂꯩꯈ꯭ꯔꯅꯤ ꯑꯗꯨ ꯂꯩꯕ ꯍꯩꯍꯧꯕꯗ ꯅꯪꯒꯤ ꯕꯤꯖꯤꯅꯦꯁ ꯍꯧꯈ꯭ꯔꯕꯅꯦ ꯑꯗꯨꯝ ꯋꯥꯟ ꯄ꯭ꯔꯗꯛ ꯋꯥꯟ ꯏ ꯀꯣꯃꯔꯁ ꯄ꯭ꯔꯗꯛꯅ ꯅꯪꯒꯤ ꯕ꯭ꯔꯦꯟꯗꯨ ꯑꯗꯨꯝ ꯁꯦꯝꯒꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯗꯨ ꯄꯣꯠꯇꯣ ꯃꯨꯝꯕꯥꯏ ꯗꯦꯜꯂꯤ ꯏꯚꯟ ꯌꯨ ꯑꯦꯁ ꯏꯚꯟ ꯅꯦꯄꯥꯜ ꯕꯪꯒ꯭ꯂꯥꯗꯦꯁ ꯂꯣꯏ ꯌꯧꯍꯟꯒꯦ ꯌꯥꯔꯦ ꯕꯠ ꯅꯣꯡꯃꯗ ꯑꯣꯏꯔꯣꯏꯀꯣ ꯁꯤ ꯄꯣꯠꯁꯦ ꯆꯍꯤ 5 ꯆꯪꯕ ꯌꯥꯏ ꯆꯍꯤ 10 ꯆꯪꯕ ꯌꯥꯏ ꯆꯍꯤ 3 ꯆꯪꯕ ꯌꯥꯏ ꯑꯗꯣ ꯍꯌꯦꯡ ꯑꯃꯨꯛ ꯍꯥꯏꯔꯛꯄ ꯌꯥꯏ ꯗꯦꯅꯤꯜ ꯕ꯭ꯔꯣ ꯑꯩꯅ ꯋꯥꯟ ꯄ꯭ꯔꯗꯛꯇꯣ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯅꯦ ꯊꯥ 2ꯗ ꯑꯝꯇ ꯂꯩ ꯂꯥꯛꯇꯦ ꯑꯗꯨꯒꯤ ꯊꯕꯛꯇꯨ ꯇꯣꯛꯑꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯂꯥꯛꯑꯗꯤ ꯁꯨꯡꯌꯥ ꯌꯥꯔꯔꯣꯏ ꯑꯩ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯍꯧꯔꯦ ꯃꯦ ꯕꯤ 1 year 2 yearꯗꯤ ꯆꯪꯈꯤꯕ ꯌꯥꯏ ꯖꯦꯅ꯭ꯌꯨꯟ ꯑꯣꯏꯕ ꯄꯣꯠꯅꯦ ꯁꯤ ꯄꯣꯠꯁꯦ ꯌꯥꯔꯕꯣ ꯇꯨꯝꯅꯤꯡꯕ ꯃꯤ ꯌꯥꯎꯅꯔꯕꯣ ꯑꯦ ꯇꯨꯝꯅꯤꯡꯕ ꯃꯤ ꯌꯥꯎꯅꯔꯕꯣ ꯔꯤꯁꯤꯌꯥꯁ ꯇꯨꯝꯅꯤꯡꯉꯕꯣ ꯇꯨꯝꯅꯤꯡꯗꯦꯗ ꯅꯣꯏ ꯃꯌꯥꯝꯒꯤꯅꯦ ꯑꯩꯅ ꯉꯁꯤ ꯄꯤꯔꯤꯁꯦ ꯑꯩꯅ ꯈꯅꯥꯎ ꯈꯔ ꯀꯪꯈꯩ ꯅꯣꯏ ꯃꯌꯥꯝꯗ ꯉꯁꯤ ꯁꯤꯌꯔ ꯇꯧꯔꯤ ꯃꯌꯥꯝꯁꯤꯡꯁꯦ ꯅꯣꯏ ꯃꯌꯥꯝ ꯒ꯭ꯔꯣ ꯇꯧꯅꯕꯩꯅ ꯑꯩꯁꯨ ꯑꯦꯅꯔꯖꯤ ꯄꯤꯔꯤꯅꯦ ꯑꯩꯅ ꯑꯉꯝꯕꯉꯩ ꯑꯦꯅꯤ ꯃꯣꯔ ꯀꯣꯏꯁꯟ ꯂꯩꯔꯤꯕꯣ ꯍꯪꯅꯤꯡꯕ ꯃꯤ ꯍꯪꯉꯨ ꯀꯩꯝ ꯀꯥꯏꯗꯦ ꯑꯣꯕꯁꯇꯦꯀꯜꯁꯦ ꯀꯃꯥꯏꯅ ꯗꯤꯜ ꯇꯧꯒꯅꯤ ꯑꯣꯞꯁꯇꯦꯀꯜꯁꯦ ꯀꯃꯥꯏꯅ ꯅꯪꯒꯤ ꯑꯣꯞꯁꯇꯦꯀꯜꯒꯤ ꯃꯇꯨꯡ ꯏꯜꯂꯦ ꯀꯩꯅꯣꯁꯦ ꯍꯪꯉꯤꯗꯣ ꯔꯤꯁꯤꯔꯥꯖꯂꯣ ꯑꯥ ꯂꯥꯏꯐ ꯍꯥꯏꯕꯁꯤꯗꯤ ꯑꯣꯞꯁꯇꯦꯀꯜꯁꯦ ꯑꯗꯨꯝ ꯂꯥꯛꯇꯥꯕꯅꯤ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯀꯔꯝꯕ ꯃꯈꯜꯒꯤ ꯑꯣꯞꯁꯇꯦꯀꯜꯅꯣ ꯍꯧꯖꯤꯛ ꯊꯦꯡꯅꯔꯤꯁꯦ ꯍꯥꯏꯐꯦꯠ ꯁꯤꯌꯔ ꯇꯧꯔꯨꯅꯦ ꯑꯩꯉꯣꯟꯗ ꯐꯦꯃꯤꯂꯤꯒꯤꯔ ꯑꯞꯁ ꯑꯦꯟ ꯗꯥꯎꯟꯂ ꯅꯪ ꯅꯁꯥꯒꯤ ꯄꯔꯁꯅꯦꯜꯂ ꯑꯦꯅꯤꯊꯤꯡ ꯀꯩꯝ ꯍꯥꯏꯔꯛꯀꯅꯨ ꯑꯃꯇꯪ ꯍꯥꯏꯔꯛꯑꯣ
ꯍꯣꯏ ꯐꯦꯃꯤꯂꯤꯒꯤꯁꯨ ꯑꯣꯏꯔꯦ ꯑꯗꯨꯒ ꯑꯩ ꯏꯁꯥꯒꯤꯁꯨ ꯈꯔ ꯊꯦꯡꯅꯩ ꯑꯩ ꯍꯥꯏꯔꯛꯀꯦ ꯑꯗꯨꯅꯅꯦ ꯉꯁꯥꯏ ꯍꯥꯏꯔꯤ ꯃꯌꯥꯝꯁꯤꯡꯁꯦ ꯍꯥꯏ ꯑꯆꯤꯚꯔꯁꯀꯤꯗ ꯄꯣꯠ ꯇꯥꯛꯏ ꯃꯌꯥꯝꯁꯦ ꯁꯤ ꯃꯌꯥꯝꯁꯤꯡꯁꯤꯅꯦ ꯑꯣꯕꯁꯇꯦꯀꯜ ꯊꯦꯡꯅꯕꯁꯦ ꯑꯩ ꯅꯉꯣꯟꯗ ꯇꯥꯛꯏ ꯃꯌꯥꯝꯁꯤꯡꯁꯦ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯍꯥꯏꯕ ꯄꯣꯠꯁꯤꯗꯤ ꯅꯪ ꯆꯦꯟꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯑꯣꯕꯁꯇꯦꯀꯜ ꯍꯥꯏꯕ ꯅꯪ ꯆꯦꯟꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯑꯗꯨꯕꯨ ꯅꯪ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏꯕ ꯗꯔꯀꯥꯔ ꯑꯣꯏꯌꯦꯕꯀꯣ ꯅꯪ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏꯗ꯭ꯔꯒꯗꯤ ꯊꯦꯡꯅꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏꯕ ꯐꯦꯃꯤꯂꯤꯒꯤ ꯑꯣꯏꯁꯅꯨ ꯅꯪꯒꯤ ꯐ꯭ꯔꯦꯟꯁꯀꯤ ꯑꯣꯏꯁꯅꯨ ꯅꯁꯥꯒꯤ ꯄꯔꯁꯅꯦꯜ ꯑꯣꯏꯁꯅꯨ ꯁꯤ ꯃꯌꯥꯝꯁꯤꯡꯁꯦ ꯑꯣꯚꯔꯀꯝ ꯇꯧꯗꯣꯏꯁꯦ ꯅꯪ ꯅꯁꯥꯅ ꯂꯦꯞꯄ ꯉꯝꯃꯀꯥꯟꯗ ꯅꯁꯥꯅ ꯁꯤꯁꯦ ꯊꯦꯡꯅꯕ ꯉꯝꯃꯀꯥꯟꯗ ꯑꯣꯚꯔꯀꯝ ꯇꯧꯒꯗꯕꯅꯦꯕ ꯑꯗꯨꯕꯨ ꯐꯩꯖꯨꯞ ꯃꯅꯨꯡꯗ ꯐꯩꯖꯨꯞ ꯆꯤꯡꯈꯠꯂꯒ ꯑꯣꯕꯁꯇꯦꯀꯜ ꯂꯥꯛꯑꯦ ꯍꯥꯏꯔ ꯂꯩꯇꯥꯔꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯝꯇ ꯁꯣꯜꯕ ꯇꯧꯕ ꯉꯝꯃꯣꯏꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯁꯣꯜꯕ ꯇꯧꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯈ꯭ꯋꯥꯏ ꯐꯥꯔꯁꯇꯗꯤ ꯐꯦꯁ ꯇꯧꯕ ꯇꯝꯃꯨ ꯁꯣꯂꯨꯁꯟ ꯊꯤꯕ ꯊꯝꯃꯨ ꯄ꯭ꯔꯣꯕ꯭ꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯅꯥꯟꯕ ꯄꯣꯠꯁꯦ ꯑꯣꯕꯁꯇꯦꯀꯜꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯏꯖꯤ ꯑꯣꯏꯕ ꯄꯣꯠꯁꯦ ꯁꯣꯜꯕ ꯇꯧꯅꯕ ꯊꯤꯕ ꯁꯤꯁꯤꯅ ꯂꯨꯁꯜꯂꯛ ꯇꯥꯔꯗꯤ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯀꯃꯥꯏꯅ ꯅꯥꯟꯊꯣꯛꯀꯗꯒꯦ ꯁꯤꯗꯩ ꯀꯃꯥꯏꯅ ꯀꯥꯈꯠꯀꯗꯒꯦ ꯍꯥꯏꯕ ꯄꯣꯠꯁꯦ ꯗꯦꯠꯁ ꯗ ꯐꯥꯔꯁ ꯊꯤꯡ ꯑꯗꯨ ꯍꯥꯟꯅ ꯈꯟꯒ ꯑꯗꯨ ꯄꯣꯠꯁꯦ ꯀꯔꯝ ꯀꯥꯟꯗ ꯈꯟꯕ ꯉꯝꯗꯣꯏꯅꯣ ꯍꯥꯏꯔꯒꯗꯤ ꯅꯪꯒꯤ ꯃꯥꯏꯟꯁꯦ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏꯔꯀꯥꯟꯗ ꯋꯤꯛ ꯃꯥꯏꯟꯗꯗꯤ ꯂꯥꯏꯐꯁꯦ ꯂꯥꯏꯗꯕꯅꯦ ꯂꯥꯏꯐꯁꯦ ꯄꯨꯟꯁꯤꯁꯦ ꯁꯨꯡꯂꯥꯏ ꯂꯥꯏꯗꯕꯅꯤ ꯄꯨꯟꯁꯤ ꯁꯨꯡꯂꯥꯏ ꯂꯥꯏꯗꯕꯅꯤ ꯅꯣꯏ ꯅꯪ ꯍꯧꯖꯤꯛ ꯆꯍꯤ ꯀꯌꯥ ꯁꯨꯔꯦ 25 25 years old 25 years old ꯍꯥꯏꯁꯦ ꯃꯦꯆ꯭ꯌꯣꯔ ꯑꯣꯏꯔꯛꯑꯕꯅꯦ ꯍꯧꯖꯤꯛꯀꯣ 20 ꯍꯥꯏꯕ ꯁꯥꯔ 20 ꯍꯥꯏꯅꯦꯕ 20 ꯑꯣꯀꯦ 20 years ꯍꯥꯏꯁꯦ ꯅꯪ ꯁ꯭ꯇꯤꯜ ꯌꯪ ꯑꯣꯏꯔꯤ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯈꯪꯍꯧꯔꯣꯏ ꯕ꯭ꯂꯤꯡꯛ ꯑꯣꯐ ꯑꯦꯟ ꯑꯥꯏꯗ ꯅꯪ 25 ꯌꯧ ꯂꯩꯔꯝꯃꯅꯤ 30 ꯌꯧ ꯂꯩꯔꯝꯃꯅꯦꯕ ꯕꯠ ꯑꯩꯅ ꯅꯉꯣꯟꯗ ꯍꯧꯖꯤꯛ ꯍꯥꯏꯗꯣꯏꯁꯦ ꯑꯦꯅꯤꯊꯤꯡ ꯂꯥꯏꯐꯁꯤꯗ ꯅꯪꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯍꯧꯖꯤꯛꯇꯤ ꯅꯪ 20 ꯂꯥꯜꯂꯝꯗꯥꯏꯒꯤ 20 ꯌꯧꯕꯒꯤ ꯈꯔ ꯑꯗꯨꯝ ꯈꯛꯇꯪꯈꯛ ꯅꯪꯒꯤ ꯂꯥꯏꯐꯇ ꯈꯤꯇꯪ ꯈꯛꯇꯪ ꯑꯗꯨꯝ ꯂꯥꯏꯔꯁꯨ ꯑꯗꯨꯝ ꯂꯩꯔꯝꯒꯅꯤꯕ ꯑꯗꯨꯕꯨ 5 years ꯃꯇꯨꯡꯗ ꯅꯪꯒꯤ ꯂꯥꯏꯐꯁꯦ ꯑꯃꯨꯛ ꯍꯟꯅ ꯂꯥꯏꯔꯣꯏꯕ ꯑꯩꯉꯣꯟꯗ ꯊꯦꯡꯅꯔꯛꯄ ꯄꯣꯠꯇꯨꯗ ꯑꯩ ꯅꯉꯣꯟꯗ ꯍꯥꯏꯁꯦ ꯂꯨꯁꯜꯂꯛꯀꯅꯤ ꯂꯥꯏꯐꯁꯦ ꯁꯨꯝ ꯂꯨꯁꯜꯂꯛꯀꯅꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯋꯥꯡꯈꯠꯂꯛꯀꯅꯤ ꯑꯣꯕꯁꯇꯦꯀꯜ ꯍꯦꯟꯒꯠꯂꯛꯀꯅꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯆꯧ ꯑꯆꯧ ꯂꯥꯛꯀꯅꯤ ꯃꯌꯥꯝ ꯂꯥꯛꯀꯅꯤꯕ ꯑꯗꯨ ꯀꯩꯒꯤ ꯂꯥꯛꯏꯅꯣ ꯅꯪꯁꯦ ꯃꯦꯆ꯭ꯌꯣꯔ ꯃꯦꯟ ꯑꯃ ꯑꯣꯏꯅꯕ ꯅꯪꯁꯦ ꯍꯥꯏ ꯀ꯭ꯋꯥꯂꯤꯇꯤ ꯃꯦꯟ ꯑꯃ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯅꯪꯅ ꯑꯗꯨꯒꯤ ꯃꯌꯥꯝꯁꯤꯡꯗꯣ ꯂꯥꯛꯏꯅꯦꯕ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯛ ꯇꯥꯔꯗꯤ ꯁꯣꯏꯗꯣꯏꯁꯦ ꯅꯪ ꯈꯛꯇꯅꯦ ꯒꯤꯞ ꯑꯞ ꯇꯧ ꯇꯥꯔꯗꯤ ꯅꯪ ꯈꯛꯇꯅꯦꯕ ꯁꯣꯏꯗꯣꯏꯁꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩ ꯅꯉꯣꯟꯗ ꯍꯥꯏꯗꯣꯏꯁꯦ ꯃꯥꯏꯟꯁꯤꯗ ꯋꯤꯛ ꯇꯧꯔꯣ ꯅꯁꯥꯅ ꯍꯥꯏꯖꯔ ꯊꯝꯃꯣ ꯑꯗꯨꯝ ꯍꯥꯏꯕꯗꯤꯀꯣ ꯁꯤꯒꯨꯝꯕ ꯄꯣꯠꯁꯤ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯕꯠ ꯋꯥꯠ ꯑꯥꯏ ꯍꯦꯞ ꯇꯨ ꯗꯨ ꯑꯩꯅ ꯇꯧꯗꯣꯏ ꯄꯣꯠꯁꯦ ꯀꯩꯅꯣ ꯍꯥꯏꯔꯒꯗꯤ ꯁꯤꯁꯦ ꯐꯦꯁ ꯇꯧꯕ ꯐꯦꯁ ꯇꯧꯔꯒ ꯁꯤ ꯁꯣꯂꯨꯁꯟ ꯊꯤꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯁꯣꯂꯨꯁꯟ ꯊꯤꯕ ꯉꯝꯅ ꯉꯥꯛꯇꯪ ꯃꯇꯝ ꯆꯪ ꯇꯥꯔꯁꯨ ꯑꯗꯨꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯣ ꯑꯣꯚꯔꯀꯝ ꯇꯧ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯑꯣꯚꯔꯀꯝ ꯇꯧꯕ ꯉꯝꯃꯛꯄ ꯍꯥꯏꯕꯁꯦ ꯅꯪꯉꯣꯟꯗ ꯀꯣꯟꯐꯤꯗꯦꯟꯁ ꯀꯌꯥꯝ ꯋꯥꯡꯉꯛꯀꯦ ꯌꯦꯡꯉꯨ ꯅꯪꯒꯤ ꯃꯥꯏꯟꯁꯦ ꯀꯃꯥꯏꯅ ꯇꯧꯔꯛꯀꯦ ꯌꯦꯡꯉꯨ ꯀꯃꯥꯏꯅ ꯇꯧꯔꯤ ꯅꯨꯄꯥ ꯀꯌꯥꯝ ꯊꯣꯛꯂꯛꯀꯦ ꯌꯦꯡꯉꯨ ꯅꯪꯒꯤ ꯃꯥꯏꯟꯗ ꯅꯨꯄꯥ ꯀꯌꯥꯝ ꯊꯣꯛꯂꯛꯀꯦ ꯌꯦꯡꯉꯨ ꯑꯗꯨ ꯈꯪꯉꯨ ꯑꯗꯨꯅ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯒꯤ ꯅꯪ ꯆꯦꯟꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯕꯠ ꯅꯪ ꯆꯪꯉꯒ ꯊꯦꯡꯅꯗꯕ ꯁꯨꯡꯌꯥ ꯋꯥꯔ ꯊꯦꯡꯅ ꯇꯥꯕꯅ ꯅꯪ ꯍꯧꯖꯤꯛ ꯑꯦꯛꯖꯥꯝꯄꯜ ꯑꯃ ꯄꯤꯒꯦꯕ ꯅꯣꯏ ꯏꯃꯨꯡꯗ ꯃꯤꯅ ꯅꯨꯡ ꯀꯟꯅ ꯊꯥꯖꯤꯜꯂꯛꯑꯦꯕ ꯅꯨꯡ ꯀꯟꯅ ꯊꯥꯖꯤꯜꯂꯛꯄꯁꯦ ꯅꯪ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯀꯃꯥꯏꯅ ꯗꯤꯜ ꯇꯧꯒꯗꯒꯦꯕ ꯅꯪ ꯁꯤꯁꯨ ꯑꯣꯕꯁꯇꯦꯀꯜꯅꯦꯕ ꯅꯪ ꯅꯨꯡ ꯀꯟꯅ ꯊꯥꯖꯜꯂꯛꯑꯦꯕ ꯅꯪ ꯀꯩꯗꯧꯒꯗꯒꯦ ꯑꯗꯨꯒꯤ ꯁ꯭ꯇꯦꯞꯁꯦ ꯅꯪꯒꯤ ꯁ꯭ꯇꯦꯞꯁꯦ ꯀꯩꯅꯣ ꯅꯪ ꯂꯧꯗꯣꯏꯁꯦ ꯃꯅꯤꯡ ꯐꯥꯎꯗꯣꯛꯑ ꯆꯦꯟꯈꯤꯗꯣꯏꯔꯕ ꯅꯪ ꯆꯦꯜꯂꯣꯏ ꯊꯣꯃꯛꯀꯅꯨ ꯈꯣꯠꯀꯅꯨ ꯐꯖꯅ ꯍꯥꯏꯅꯤ ꯑꯗꯨ ꯁꯣꯂꯨꯁꯟ ꯑꯃꯅꯦ ꯅꯪꯉꯣꯟꯗ ꯁꯣꯂꯨꯁꯟ ꯑꯃ ꯂꯩꯔꯤꯅꯦꯕ ꯑꯗꯨ ꯄꯣꯠꯇꯣ ꯀꯣ ꯁꯣꯂꯨꯁꯟ ꯑꯃ ꯂꯩ ꯅꯪ ꯉꯥꯛꯇꯪ ꯆꯦꯟꯈꯤ ꯇꯥꯔꯁꯨ ꯅꯨꯡꯗꯨꯅ ꯄꯥꯟꯗꯅ ꯉꯥꯛꯇꯪ ꯆꯦꯟꯊꯣꯛ ꯇꯥꯔꯁꯨ ꯉꯥꯛꯇꯪ ꯂꯩꯔꯗꯤ ꯅꯪ ꯂꯥꯛꯇꯣꯏꯅꯦꯕ ꯁꯤ ꯁꯣꯂꯨꯁꯟ ꯃꯈꯜ ꯑꯃꯅꯦꯕ ꯁꯣ ꯑꯦꯚ꯭ꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯄꯨꯝꯅꯃꯛꯀꯤ ꯁꯣꯂꯨꯁꯟ ꯑꯃꯃꯝ ꯂꯣꯏ ꯂꯩꯌꯦꯕ ꯕꯠ ꯑꯗꯨ ꯁꯣꯂꯨꯁꯟꯗꯣ ꯀꯃꯥꯏꯅ ꯄꯨꯊꯣꯛꯀꯗꯒꯦ ꯍꯥꯏꯕꯁꯤꯗꯤ ꯅꯪꯅ ꯈꯪꯉꯦꯕ ꯑꯩꯅ ꯅꯪꯅ ꯍꯧꯖꯤꯛ ꯅꯨꯡ ꯊꯥꯖꯤꯜꯂꯛꯄ ꯄꯣꯠꯇꯣ ꯅꯪꯅ ꯗꯤꯜ ꯇꯧꯕꯗꯣ ꯑꯗꯨꯃꯥꯏꯅ ꯗꯤꯜ ꯇꯧꯕ ꯌꯥꯏꯑꯕ ꯑꯩꯒꯤ ꯗꯤꯜ ꯇꯧꯕ ꯈꯨꯇꯧꯅ ꯑꯃꯨꯛ ꯇꯣꯉꯥꯜꯂꯝꯕ ꯌꯥꯏꯑꯕ ꯁꯣꯂꯨꯁꯟꯗꯤ ꯑꯟꯂꯤꯃꯤꯇꯦꯠ ꯁꯣꯂꯨꯁꯟꯅꯦꯕ ꯂꯩꯔꯤꯁꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩ ꯅꯉꯣꯟꯗ ꯍꯥꯏꯗꯣꯏꯁꯦ ꯍꯥꯏꯠ ꯇꯧꯒꯅꯨ ꯍꯥꯏꯕꯗꯤ ꯅꯪꯅ ꯇꯧꯅꯤꯡꯉꯤ ꯄꯣꯠꯇꯨꯗ ꯃꯥꯏꯟꯁꯦ ꯀꯥꯝ ꯑꯣꯏ ꯃꯥꯏꯟ ꯁꯥꯎꯒꯠꯀꯅꯨ ꯀꯥꯝ ꯑꯣꯏꯔꯣ ꯀꯃꯥꯏꯅ ꯇꯧꯅ ꯑꯩ ꯁꯣꯜꯕ ꯇꯧꯕꯗꯩ ꯀꯃꯥꯏꯅ ꯁꯤꯗꯒꯤ ꯑꯩ ꯅꯥꯟꯊꯣꯛꯄ ꯌꯥꯒꯦ ꯁꯄꯣꯁ ꯐꯦꯃꯤꯂꯤꯒꯤ ꯏꯁꯨ ꯂꯩꯔꯦ ꯍꯥꯏꯔꯦ ꯐꯦꯃꯤꯂꯤ ꯏꯁꯨꯁꯦ ꯀꯥꯏꯗꯅꯣ ꯂꯩꯔꯤꯁꯦ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯏꯁꯨꯔ ꯍꯦꯜꯊ ꯏꯁꯨꯔ ꯀꯩ ꯏꯁꯨꯅꯣ ꯀꯃꯥꯏꯅ ꯑꯣꯚꯔꯀꯝ ꯇꯧ ꯌꯥꯒꯦ ꯀꯃꯥꯏꯅ ꯇꯧ ꯌꯥꯒꯦ ꯈ꯭ꯋꯥꯏ ꯐꯥꯔꯁꯇꯗꯤ ꯃꯤꯒꯤ ꯈꯟꯗ꯭ꯔꯤꯒ ꯅꯁꯥꯒꯤ ꯍꯥꯟꯅ ꯈꯜꯂꯣ ꯁꯦꯜꯐꯤꯁ ꯑꯣꯏꯗꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯃꯤꯒꯤ ꯈꯟꯗ꯭ꯔꯤꯒ ꯅꯁꯥ ꯍꯥꯟꯅ ꯈꯜꯂꯣ ꯅꯁꯥ ꯍꯥꯟꯅ ꯈꯜꯂꯣ ꯅꯁꯥ ꯍꯥꯟꯅ ꯆꯥꯎꯈꯠꯍꯜꯂꯣ ꯅꯁꯥ ꯍꯥꯟꯅ ꯅꯁꯥꯒꯤ ꯍꯥꯟꯅ ꯀꯦꯌꯔ ꯂꯧꯖꯔꯣ ꯑꯗꯨ ꯃꯇꯨꯡꯗ ꯀꯣꯟꯅ ꯃꯤꯒꯤ ꯀꯦꯌꯔ ꯂꯧ ꯗꯦꯠꯁ ꯗ ꯋꯦ ꯇꯨ ꯗꯤꯜ ꯋꯤꯠ ꯏꯠ ꯌꯥꯔꯕꯣ ꯌꯥꯔꯦ ꯁꯥꯔ ꯍꯥꯎ ꯋꯥꯖ ꯗ ꯀ꯭ꯂꯥꯁ ꯉꯁꯤꯒꯤ ꯀ꯭ꯂꯥꯁꯁꯦ ꯀꯃꯥꯏꯅ ꯆꯠꯀꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯉꯁꯤꯒꯤ ꯋꯦꯕꯤꯅꯥꯔꯁꯦ ꯍꯥꯎ ꯗꯨ ꯌꯨ ꯐꯤꯜ ꯐꯖꯅ ꯑꯝꯇ ꯍꯥꯏꯔꯣ ꯑꯩꯉꯣꯟꯗ ꯏꯖ ꯏꯠ ꯚꯦꯜꯌꯨꯑꯦꯕꯜ ꯑꯣꯔ ꯀꯩꯅꯣꯝ ꯑꯣꯏꯕ꯭ꯔꯥ ꯇꯣꯉꯥꯟꯕ ꯑꯃ ꯑꯣꯏꯕ꯭ꯔꯥ ꯋꯥꯠ ꯗꯨ ꯌꯨ ꯐꯤꯜ ꯚꯦꯂꯨꯑꯦꯕꯜꯁꯨ ꯁꯥꯔ ꯑꯣꯏꯔꯦ ꯉꯁꯤ ꯊꯣꯠ ꯄ꯭ꯔꯣꯚꯣꯀꯤꯡ ꯌꯥꯝ ꯑꯣꯏꯔꯦ ꯁꯤꯅ ꯍꯥꯏ ꯁꯥꯔ ꯑꯆꯤꯚꯔꯁ ꯉꯁꯤꯒꯤ ꯑꯣꯏꯗꯣꯔꯕꯅꯦ ꯀ꯭ꯂꯥꯁꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ
ꯍꯥꯏꯔꯣ ꯁꯥꯔ ꯉꯁꯤ ꯀ꯭ꯂꯥꯁꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯒꯤ ꯋꯥꯈꯜꯗꯁꯨ ꯍꯥꯏꯗꯤ ꯗꯤꯁꯤꯄ꯭ꯂꯤꯟ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯗꯤ ꯃꯃꯥꯡꯗ ꯑꯩꯅ ꯆꯠꯂꯒꯁꯨ ꯍꯥꯏꯗꯤ ꯕ꯭ꯔꯣꯛ ꯇꯧꯈꯤꯕ ꯌꯥꯎꯋꯦꯕ ꯑꯗꯣ ꯉꯁꯤꯗꯒꯤ ꯗꯤꯁꯤꯄ꯭ꯂꯤꯟ ꯑꯃꯒ ꯂꯣꯏꯅꯅ ꯆꯠꯀꯦ ꯍꯥꯏꯕ ꯋꯥꯈꯜꯁꯦ ꯑꯩꯉꯣꯟꯗ ꯆꯞ ꯌꯨꯝꯅ ꯈꯜꯂꯦ ꯉꯁꯤ ꯈꯤꯇꯪꯒꯤ ꯅꯠꯇꯦꯀꯣ ꯍꯌꯦꯡ ꯇꯨꯝ ꯍꯧꯒꯠꯂꯒ ꯑꯃꯨꯛ ꯑꯗꯨꯒꯤ ꯏꯟꯁꯄꯤꯔꯦꯁꯟ ꯃꯥꯡꯍꯟꯈꯤꯕ ꯇꯧꯒꯅꯨ ꯑꯗꯨ ꯇꯧꯕꯤꯒꯅꯨ ꯍꯣꯏ ꯁꯥꯔ ꯐꯖꯅ ꯆꯠꯁꯦ ꯐꯖꯅ ꯆꯠꯁꯦ ꯆꯍꯤ ꯑꯃ 365 ꯗꯦꯖ ꯑꯩ ꯀꯣꯃꯦꯟ ꯊꯦꯡꯅꯔꯦ 366 ꯗꯦꯅꯦ ꯍꯥꯏꯕꯁꯨ ꯍꯥꯏꯔꯛꯄ ꯌꯥꯎꯋꯦ ꯍꯟꯗꯛꯇꯤꯀꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯁꯨ ꯌꯥꯎꯋꯦꯕ ꯕꯠ ꯅꯦꯆꯔꯦꯜꯅꯤ ꯑꯩꯅ ꯍꯥꯏꯁꯦꯀꯣ 365 ꯗꯦꯖ ꯍꯥꯏꯕꯁꯦꯀꯣ ꯁꯣ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯁꯤꯒꯤ ꯆꯍꯤꯁꯦ ꯅꯪꯅ ꯆꯍꯤ ꯑꯃꯈꯛꯇꯪꯀꯣ ꯅꯣꯏꯗ ꯑꯩ ꯉꯁꯤ ꯍꯥꯏꯒꯦ ꯑꯇꯣꯞꯄ ꯂꯣꯏ ꯀꯥꯎꯊꯣꯛꯑꯣ ꯆꯍꯤ ꯑꯃꯈꯛꯇꯪ ꯅꯣꯏꯅ ꯄꯥꯝꯖꯔꯤꯕ ꯒꯣꯜꯗꯨꯗ ꯆꯍꯤ ꯑꯃꯈꯛꯇꯪꯁꯦ ꯄꯨꯔꯥ ꯑꯦꯅꯔꯖꯤ ꯊꯥꯗꯧꯕ ꯅꯣꯏꯅ ꯄꯥꯝꯃꯤ ꯄꯣꯠꯇꯣ ꯌꯧꯗ꯭ꯔꯁꯨ ꯀꯃꯥꯏꯅ ꯇꯧꯒꯦ ꯅꯣꯏ ꯆꯍꯤ ꯃꯇꯨꯡꯗ ꯀꯃꯥꯏꯅ ꯂꯩꯒꯦ ꯍꯥꯏꯕꯁꯦ ꯅꯣꯏ ꯑꯝꯇꯪ ꯌꯦꯡꯉꯨ ꯑꯗꯨ ꯐꯖꯅ ꯍꯣꯠꯅꯗꯕꯗꯤ ꯌꯥꯔꯣꯏꯀꯣ ꯍꯣꯠꯅꯕ ꯅꯁꯥꯅ ꯆꯤꯟ ꯊꯤꯗꯕ ꯐꯖꯅ ꯇꯧꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯅꯣꯏꯒꯤ 1 ꯏꯌꯔ ꯃꯇꯨꯡꯗ ꯅꯣꯏꯒꯤ ꯂꯥꯏꯐꯁꯦ ꯀꯃꯥꯏꯅ ꯂꯩꯒꯦ ꯍꯥꯏꯕꯁꯦ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯈꯤꯇꯪꯗ ꯍꯦꯟꯒꯠꯂꯛ ꯇꯥꯔꯁꯨ ꯅꯣꯏꯒꯤ ꯃꯥꯏꯟꯁꯦ ꯅꯣꯏꯒꯤ ꯕꯣꯗꯤꯁꯦ ꯅꯣꯏꯒꯤ ꯇꯧꯅꯤꯡꯉꯤ ꯄꯣꯠ ꯃꯌꯥꯝꯁꯦ ꯀꯃꯥꯏꯅ ꯇꯧꯔꯛꯀꯦ ꯍꯥꯏꯗꯣ ꯑꯝꯇꯪ ꯌꯦꯡꯉꯨ ꯑꯝꯇ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯇꯥꯏ ꯁꯥꯔ ꯁꯣ ꯑꯗꯨꯅ ꯕ꯭ꯔꯤꯛ ꯕꯥꯏ ꯕ꯭ꯔꯤꯛ ꯑꯩꯅ ꯊꯥꯗꯔꯛꯀꯗꯧꯔꯤꯕ ꯀꯣꯔꯁꯦꯁ ꯑꯦꯚ꯭ꯔꯤꯊꯤꯡ ꯃꯌꯥꯝꯁꯤꯡꯁꯦ ꯐꯖꯅ ꯐꯣꯂꯣ ꯇꯧ ꯀꯣ ꯐꯣꯂꯣ ꯇꯧꯔ ꯃꯇꯨꯡꯗ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯪꯗꯕꯁꯤꯡꯗꯣ ꯋꯤꯛꯂꯤ ꯋꯦꯕꯤꯅꯥꯔꯗ ꯂꯣꯏ ꯄꯨꯈꯠꯂꯣ ꯀꯣꯏꯁꯟꯅꯤꯌꯔ ꯃꯌꯥꯝꯁꯦ ꯀꯣꯏꯁꯟ ꯊꯥꯗꯔꯝꯃꯣ ꯃꯊꯪ ꯑꯩꯅ ꯂꯣꯏꯅ ꯑꯉꯝꯕꯉꯩ ꯂꯣꯏ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯁꯣꯜꯕ ꯇꯧꯔꯛꯀꯦ ꯑꯗꯨꯒ ꯍꯥꯟꯅ ꯉꯟꯅ ꯁꯣꯜꯕ ꯇꯧꯁꯦ ꯇꯧꯅꯕ ꯇꯧꯁꯤ ꯑꯗꯨꯒ ꯑꯦꯛꯇꯤꯞ ꯑꯣꯏꯔꯣ ꯑꯦꯅꯔꯖꯤ ꯋꯥꯡꯈꯠꯂꯣ ꯃꯤ ꯀꯤꯕ ꯂꯦꯞꯄꯣ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯉꯁꯤ ꯂꯩꯔꯤꯕ ꯑꯦꯅꯔꯖꯤꯁꯦ ꯁꯤꯗꯒꯤ ꯍꯦꯟꯒꯠꯂꯣ ꯅꯦꯛꯁ ꯀ꯭ꯂꯥꯁꯇ ꯅꯦꯛꯁꯀꯤ ꯋꯦꯕꯤꯅꯥꯔꯗ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯉꯁꯤ ꯂꯩꯔꯤꯕ ꯄꯣꯖꯤꯁꯟꯗꯨꯗꯒꯤ ꯍꯦꯟꯒꯠꯂꯝꯃꯦ ꯍꯥꯏꯕ ꯄꯣꯖꯤꯁꯟꯗꯣ ꯑꯩ ꯄꯥꯝꯃꯦ ꯑꯗꯨ ꯌꯥꯅꯁꯦ ꯌꯥꯕ꯭ꯔꯥ ꯌꯥꯗꯕ꯭ꯔꯥ ꯌꯥꯏ ꯌꯥꯏ ꯁꯥꯔ ꯌꯥꯏ ꯁꯥꯔ ꯑꯗꯨꯅ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯉꯥꯏꯈꯣꯀꯣ ꯑꯗꯨꯅ ꯂꯦꯠꯁ ꯒ꯭ꯔꯣ ꯇꯨꯒꯦꯗꯔ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯔꯨꯖꯗꯥꯟ ꯔꯥꯍꯨꯜ ꯇꯨꯝꯕꯗꯤ ꯅꯨꯡꯉꯥꯏꯔꯅꯤ ꯍꯥꯏ ꯑꯗꯨꯕꯨ ꯇꯨꯝꯕ ꯅꯨꯡꯉꯥꯏꯕꯁꯦ ꯉꯁꯤ ꯈꯤꯇꯪ ꯇꯨꯝꯕ ꯅꯨꯡꯉꯥꯏꯍꯟꯒꯅꯨꯀꯣ ꯑꯩꯅ ꯉꯁꯤ ꯅꯉꯣꯟꯗ ꯍꯥꯏꯗꯣꯏꯁꯦ ꯐꯖꯅ ꯇꯧꯁꯤ ꯑꯦꯚ꯭ꯔꯤ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯑꯩꯒꯤꯗꯃꯛꯇ ꯑꯩ ꯊꯃꯣꯏ ꯁꯦꯡꯅ ꯉꯁꯤ ꯅꯣꯏꯗ ꯍꯥꯏꯁꯤꯅꯤꯀꯣ ꯑꯩ ꯊꯃꯣꯏ ꯁꯦꯡꯅ ꯅꯣꯏꯗ ꯉꯁꯤ ꯍꯥꯏꯒꯦ ꯑꯩ ꯌꯥꯝ ꯏꯃꯣꯁꯅꯦꯜ ꯑꯣꯏꯅ ꯉꯁꯤ ꯍꯥꯏꯔꯛꯀꯗꯣꯏ ꯋꯥꯁꯦ ꯑꯦꯚ꯭ꯔꯤ ꯋꯥꯟ ꯅꯣꯏꯅ ꯉꯁꯤ ꯑꯩ ꯅꯥꯛꯇ ꯂꯥꯛꯄ ꯍꯥꯏꯕꯁꯦ ꯅꯣꯏꯁꯦ ꯉꯁꯤ ꯑꯩꯒ ꯃꯔꯤ ꯂꯩꯅꯔꯕꯅꯤ ꯁꯣ ꯅꯣꯏꯅ ꯒ꯭ꯔꯣ ꯇꯧꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯃꯥꯏꯟ ꯑꯩꯒꯤ ꯏꯃꯣꯁꯟꯅꯦꯀꯣ ꯃꯣꯏꯗ ꯍꯪꯉꯣ ꯅꯣꯏꯅ ꯊꯥꯖꯗ꯭ꯔꯒ ꯀꯩꯅꯣꯗ ꯍꯪꯉꯨ ꯅꯤꯂꯀꯥꯟꯇꯗ ꯍꯪꯉꯨ ꯑꯜꯄꯦꯁꯇ ꯍꯪꯉꯨ ꯀꯦꯕꯗ ꯍꯪꯉꯨ ꯑꯩ ꯀꯃꯥꯏꯅ ꯇꯧꯕ ꯃꯤꯅꯣ ꯍꯪꯉꯨ ꯃꯣꯏꯒ ꯑꯩꯒ ꯂꯣꯏꯅꯕꯁꯦ ꯇ꯭ꯔꯦꯅꯤꯡ ꯇꯧꯕ ꯃꯇꯝꯗ ꯑꯗꯨꯝ ꯔꯤꯆ ꯑꯥꯎꯠ ꯇꯧꯔꯣ ꯍꯪꯉꯨ ꯅꯁꯥ ꯅꯣꯏꯅ ꯈꯪꯅꯔꯤꯕ ꯅꯤꯂꯀꯥꯟꯇꯗꯕꯨ ꯍꯪꯉꯨ ꯑꯩꯁꯦ ꯀꯃꯥꯏꯅ ꯇꯧꯕ ꯃꯤꯅꯣ ꯍꯥꯏꯕꯁꯦꯀꯣ ꯍꯥꯏꯕꯗꯤ ꯑꯩꯅ ꯃꯥꯁꯦ ꯑꯦꯁ ꯑ ꯕ꯭ꯔꯗꯔ ꯄꯨꯔꯥ ꯇ꯭ꯔꯤꯠ ꯇꯧꯕꯅꯦ ꯃꯥꯁꯦ ꯑꯦꯚ꯭ꯔꯤꯊꯤꯡ ꯃꯥꯅ ꯍꯪꯉꯛꯄ ꯀꯣꯏꯁꯟ ꯑꯦꯚ꯭ꯔꯤꯊꯤꯡ ꯑꯩꯈꯣꯏ ꯇꯧꯔꯤ ꯃꯌꯥꯝꯁꯤꯡꯁꯦ ꯑꯗꯨꯅ ꯅꯣꯏꯁꯨ ꯆꯞ ꯃꯥꯟꯅꯩ ꯑꯦꯚ꯭ꯔꯤ ꯋꯥꯟ ꯑꯩꯅ ꯂꯣꯏ ꯋꯦꯜꯀꯝ ꯇꯧꯏ ꯑꯗꯨꯅ ꯅꯣꯏꯅ ꯁꯥꯅ ꯇꯧꯅꯤꯡꯉꯤ ꯄꯣꯠꯁꯦ ꯐꯖꯅ ꯇꯧꯁꯤ ꯑꯩꯒꯤ ꯏꯃꯣꯁꯟ ꯑꯩ ꯂꯣꯏ ꯊꯥꯗꯔꯛꯏꯅꯤ ꯑꯩꯒꯤ ꯊꯃꯣꯏ ꯀꯥꯏꯍꯜꯂꯛꯀꯅꯨ ꯅꯣꯏꯒꯤꯁꯨ ꯑꯩꯅ ꯊꯃꯣꯏ ꯀꯥꯏꯍꯜꯂꯣꯏ ꯑꯩꯒꯤ ꯃꯇꯝ ꯃꯥꯡꯍꯜꯂꯛꯀꯅꯨ ꯑꯩꯅ ꯅꯣꯏꯒꯤꯁꯨ ꯃꯇꯝ ꯁꯨꯃꯥꯡ ꯃꯥꯡꯍꯜꯂꯣꯏ ꯗꯦꯠꯁ ꯃꯥꯏ ꯄ꯭ꯔꯣꯃꯤꯁ ꯉꯁꯤ ꯂꯩꯍꯧꯔꯤꯕ ꯚꯤꯗꯤꯑꯣꯁꯦ ꯁꯤꯁꯤꯅ ꯃꯇꯝ ꯆꯨꯞꯇ ꯂꯩꯍꯧꯁꯨꯅ ꯑꯩꯅ ꯍꯥꯏꯔꯤ ꯄꯣꯠꯁꯦ ꯑꯩꯒꯤ ꯍꯩꯖꯕꯤ ꯑꯩꯒꯤ ꯈꯪꯖꯕꯤꯉꯩꯁꯦ ꯅꯣꯏꯗ ꯂꯣꯏ ꯄꯤꯊꯣꯛꯀꯦ ꯑꯗꯨꯒ ꯅꯣꯏꯅ ꯈꯪꯕꯉꯩꯁꯨ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯔꯛꯎ ꯑꯗꯨ ꯑꯩꯈꯣꯏ ꯄꯨꯔꯥ ꯃꯥꯟꯅꯔꯒ ꯒ꯭ꯔꯣ ꯇꯧꯃꯤꯟꯅ ꯁꯣꯁꯥꯏꯇꯤꯗ ꯆꯦꯟꯖ ꯑꯃ ꯄꯣꯔꯛꯁꯤ ꯑꯗꯨꯒꯤꯗꯃꯛꯇꯅꯦ ꯑꯩꯅ ꯉꯁꯤ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯁꯤꯒꯤ ꯃꯌꯥꯝꯁꯤꯡꯁꯦ ꯑꯗꯨꯅ ꯑꯩꯅ ꯇꯝꯃꯤꯕ ꯅꯣꯏ ꯊꯥꯗꯔꯛꯀꯗꯧꯔꯤꯕ ꯅꯣꯏ ꯇꯧꯗꯣꯔꯤ ꯃꯌꯥꯝꯁꯤꯡꯁꯦ ꯂꯣꯏ ꯇꯧꯃꯤꯟꯅꯁꯤ ꯆꯤꯟ ꯊꯤꯔꯛꯀꯅꯨ ꯍꯥꯏꯖꯜꯂꯛꯀꯅꯨ ꯑꯦꯚ꯭ꯔꯤꯊꯤꯡ ꯑꯩꯅ ꯀꯩꯅꯣꯝ ꯇꯧꯁꯦ ꯍꯥꯏꯕ ꯃꯇꯝꯗ ꯌꯦꯁ ꯇꯧꯁꯦ ꯊꯣꯛꯂꯛꯑꯣ ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯧꯁꯤ ꯁꯤ ꯇꯧꯁꯤ ꯁꯨꯃꯥꯏꯅ ꯑꯅꯧꯕ ꯇꯧꯁꯤ ꯁꯨꯃꯥꯏꯅ ꯇꯧꯁꯤ ꯊꯥꯒꯠꯁꯤ ꯁꯨꯃꯥꯏꯅ ꯇꯧꯁꯤ ꯍꯥꯏꯕ ꯃꯇꯝꯗ ꯑꯦꯛꯇꯤꯚ ꯑꯣꯏꯔꯣ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯍꯪꯅꯤꯡꯕ ꯀꯣꯏꯁꯟ ꯂꯩꯇꯥꯔꯁꯨ ꯑꯩꯅ ꯃꯦꯁꯦꯖ ꯍꯟꯗꯕꯗ ꯔꯥꯍꯨꯜ ꯑꯩꯅ ꯃꯦꯁꯦꯖ ꯃꯇꯝ ꯆꯥꯅ ꯍꯟꯗꯕꯗ ꯅꯣꯏ ꯁꯥꯎꯕ ꯌꯥꯗꯦ ꯀꯩꯅꯣ ꯍꯥꯏꯕꯗ ꯑꯩ ꯃꯦꯁꯦꯖ ꯐꯅꯌꯥꯝ ꯂꯥꯛꯑꯦ ꯑꯩꯉꯣꯟꯗ ꯃꯦꯁꯦꯖ ꯐꯅꯌꯥꯝ ꯂꯥꯛꯄꯅꯤꯅ ꯑꯩ ꯏꯆ ꯑꯦꯟ ꯑꯦꯚ꯭ꯔꯤ ꯋꯥꯟꯗ ꯑꯩ ꯃꯦꯁꯦꯖ ꯔꯤꯄ꯭ꯂꯥꯏ ꯍꯟꯕ ꯉꯝꯗꯦ ꯑꯗꯨꯕꯨ ꯅꯣꯏꯅ ꯊꯥꯔꯛꯄ ꯄꯣꯠꯇꯣ ꯑꯩ ꯁꯣꯏꯗꯅ ꯑꯩꯅ ꯄꯥꯔꯒ ꯑꯩꯅ ꯍꯟꯁꯨ ꯍꯜꯂꯛꯀꯅꯤ ꯑꯩ ꯗꯤꯁꯀꯣꯔꯠ ꯂꯩꯔꯤꯗꯅ ꯗꯤꯁꯀꯣꯔꯠ ꯑꯩꯅ ꯃꯐꯝ ꯈꯪꯅ ꯂꯣꯏ ꯍꯜꯂꯛꯀꯅꯤ ꯃꯇꯝ ꯆꯥꯅ ꯇꯧꯕꯇꯕꯨ ꯒ꯭ꯔꯣ ꯇꯧꯃꯤꯟꯅꯁꯤ ꯃꯇꯝ ꯃꯥꯡꯍꯟꯅꯔꯣꯏꯁꯤ ꯌꯥꯏꯀꯣ ꯕꯤꯗ꯭ꯌꯥꯅꯟꯗ ꯑꯩꯅ ꯍꯥꯏꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯇꯥꯏꯌꯦ ꯁꯥꯔ ꯑꯣꯀꯦ ꯑꯣꯄꯦꯟꯗ꯭ꯔꯖꯤꯠ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯑꯧ ꯇꯥꯔꯦ ꯁꯥꯔ ꯁꯖꯤꯠ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯇꯥꯔꯦ ꯁꯥꯔ ꯁꯤꯔꯥꯖ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯇꯥꯔꯦ ꯁꯥꯔ ꯔꯥꯍꯨꯜ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯇꯥꯔꯦ ꯁꯥꯔ ꯑꯔꯖꯨꯟ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯇꯥꯔꯦ ꯁꯥꯔ ꯔꯤꯗꯝ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯇꯥꯔꯦ ꯁꯥꯔ ꯔꯣꯕꯔꯠ ꯒ꯭ꯌꯥꯟ ꯇꯥꯔꯦ
Robert kai chakage sida lemdo Alpesh gyan tare ꯇꯥꯔꯦ ꯁꯥꯔ Eba gyan tare ꯍꯣꯏ ꯇꯥꯏ ꯁꯥꯔ Sunil kai lega Sunil gyan tare Bishwajit gyan tare Yes, sir. Tare, sir. Sunil gyan tare Tare, sir. Nilakanta gyan tare Yes, sir. ai hujik Nilakanta da adu tare aina hai mem du gyan taw Nilakanta da hujik Nilakanta nang kayo taw do sila pa conclusion do nang hiding basing do hayo mayam da Okay. Hi everyone. ꯑꯩꯒꯤꯁꯦ ꯎꯗ꯭ꯔꯕ uini ꯎꯏ mayek sing ꯎꯏꯌꯦ ꯁꯤꯗ ꯄꯨꯟꯅ ꯂꯔꯟ ꯇꯧꯃꯤꯟꯅꯔꯁꯦ ꯑꯩꯈꯣꯏ ꯑꯗꯨꯗꯨꯒ ꯒ꯭ꯔꯣ ꯇꯧꯃꯤꯟꯅꯔꯁꯦ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯂꯤ ꯁ꯭ꯄꯤꯔꯤꯆꯨꯋꯦꯜꯂꯤ ꯃꯦꯟꯇꯦꯜꯂꯤ ꯑꯦꯟ ꯏꯃꯣꯁꯅꯦꯜꯂꯤ ꯁꯤꯗ ꯄꯨꯟꯅ ꯒ꯭ꯔꯣ ꯇꯧꯃꯤꯟꯅꯔꯁꯦꯅ ꯍꯥꯏꯅꯤꯡꯉꯤ ꯑꯦꯟ ꯁꯞꯄꯣꯔꯠ ꯑꯩꯈꯣꯏ ꯄꯨꯟꯅ ꯁꯞꯄꯣꯔꯠ ꯇꯧꯅꯁꯦ ꯑꯃꯅ ꯑꯃ ꯁꯞꯄꯣꯔꯠ ꯇꯧꯅꯁꯦ ꯆꯤꯡꯊꯅꯗꯕꯤ ꯑꯩꯈꯣꯏ ꯁꯤꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯑꯣꯏꯅ ꯍꯥꯏꯅꯤꯡꯉꯤ sidi truth niko support yare ko ꯌꯥꯔꯦ ꯁꯥꯔ akoi sida finish tawba yarbo ꯌꯥꯔꯦ ꯁꯥꯔ chak lamba Yes, yawnera sir. male ꯌꯥꯔꯦ ꯁꯥꯔ Tare, sir. chak lamba Okay. yawnera male Yawne. chak to nungdang nang chak chawdu ju kem tor si sacrifice nungdang nang chak chawdu da heng hogolak da dum heng hogolak char ju kem kai blate but chawro phagi tong Okay, but okay. anyway guys thank you very much mayam na fazana attend tawbai damakta adagidi aigi time bu appreciate tawbai damakta thagat chari mayam bu aina life ta pura grow tawminasi you know anouba manipur mo henji anouba north east mo henji noi contribution am darka lai egi contribution darka lai mayam punan tawminasi noi mayam sing loi achievers ngatane noi mayam gi mind kitang transform tawda loi grow tawda ngatane so guys see you soon And sir, YouTube ki Thank you, kainon sir. aina akoy comment YouTube tadi Thank you, comment sir. live reply tawde comment do bro ado if my inquiry fazana YouTube ki isin naw mayam da inquiry laying tardi Insta da DM tawpiro aduduga paw faunarase matung haini yeah yeah nang na high kai high da ju nang high ado fazana high da kai high dinu nile kan da high du mo tawbiro mayam na any doubt leba sing do aigi Instagram nun changbirak pa yagani dum aigi Denil Moirangthem haiba maigi original account da aigi page deeper with Denil laibani sidem changbira dum hangbirak pa yagani du mangai gaino hangning mo question hangbiro sijina university ki special oibana zoom link se mayam da loi pbi adabagi ni adubu YouTube ki team mayam ju thaga chari mayam boina so see you guys soon thengnarasi yare du dei thoge yaram tro Yeah. Yes, sir. okay man Thank you.